ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯍꯥꯃꯣꯡ ꯄ꯭ꯔꯃꯣꯗ ꯃꯅꯤꯄꯨꯔ ꯃꯤꯔꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯦꯡꯕꯤꯔꯤꯕ ꯑꯃꯁꯨꯡ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯑꯃꯁꯨꯡ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯠꯐꯣꯝꯁꯤꯗ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯖꯔꯦ ꯑꯣꯖꯥ ꯃꯦꯝꯆꯧꯕꯤ ꯑꯔꯥꯝꯕꯝ ꯑꯣꯡꯕꯤ ꯃꯦꯝꯆꯧꯕꯤ ꯑꯩꯈꯣꯏ ꯁꯨꯝ ꯄꯦꯟ ꯅꯦꯝ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯑꯗꯨꯒ ꯇꯁꯦꯡ ꯃꯃꯤꯡꯗꯤ ꯊꯧꯅꯥꯖꯝ ꯆꯅꯨ ꯏꯕꯦꯝꯍꯜ ꯑꯣꯖꯥꯕꯨ ꯑꯩꯅ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥ ꯈꯨꯔꯨꯝꯖꯔꯤ ꯏꯕꯨꯡꯉꯣ ꯑꯣꯖꯥ ꯀꯩꯅꯣꯁꯦ ꯑꯩꯅ ꯄꯥꯎꯉꯥ ꯋꯥꯍꯜꯂꯦ ꯑꯣꯖꯥꯒꯤ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕ ꯃꯇꯝꯁꯨ ꯑꯣꯏꯕ ꯑꯗꯨꯒ ꯑꯩꯅꯁꯨ ꯀꯥꯏꯗꯒꯤꯅꯣ ꯑꯩꯅ ꯇꯧꯒꯦ ꯑꯩꯅ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤ ꯅꯤꯡꯉꯛꯄꯗꯤ ꯀꯨꯏꯔꯕꯅꯤ ꯑꯣꯖꯥꯒꯤ ꯀꯣꯇ꯭ꯋꯥꯒꯤ ꯇꯣꯔꯕꯥꯟꯗꯨ ꯍꯦꯛ ꯐꯣꯡ ꯃꯇꯨꯡꯗꯒꯤ ꯑꯗꯨꯅ ꯑꯣꯖꯥꯁꯦ ꯑꯩꯅ ꯇꯥꯟꯅꯒꯦ ꯈꯜꯂꯒ ꯑꯩꯅꯁꯨ ꯄꯥꯗ꯭ꯔꯒꯁꯨ ꯑꯩꯅ ꯑꯣꯖꯥꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯍꯥꯟꯅꯁꯨ ꯊꯦꯡꯅꯖꯔꯦ ꯕꯪꯒ꯭ꯂꯥꯗꯦꯁꯇꯁꯨ ꯑꯣꯖꯥꯁꯨ ꯂꯥꯛꯑꯝꯃꯕꯅꯤꯅ ꯑꯣꯖꯥꯒꯤ ꯂꯥꯏꯔꯤꯛ ꯈꯔꯁꯨ ꯑꯩꯅ ꯗꯤꯖꯤꯇꯦꯜ ꯃꯤꯗꯤꯌꯥꯗ ꯐꯪꯅ ꯑꯗꯨꯒꯤ ꯀꯩꯅꯣꯁꯤꯡꯗꯣ ꯑꯩꯅ ꯁꯨꯝ ꯄꯥꯖꯈꯤꯕ ꯃꯃꯥꯡꯉꯩꯗꯒꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯕꯪꯒ꯭ꯂꯥꯗꯦꯁꯇꯗꯤ ꯀꯌꯥ ꯐꯪꯗꯦ ꯑꯗꯨꯒ ꯏꯟꯗꯤꯌꯥꯗ ꯑꯣꯏꯅ ꯕꯦꯡꯒꯣꯂꯤꯗꯁꯨ ꯍꯟꯗꯣꯛꯄ ꯑꯣꯖꯥꯒꯤ ꯁꯩꯔꯦꯡꯁꯤꯡ ꯃꯔꯨꯑꯣꯏꯅ ꯑꯗꯨꯒꯤ ꯀꯩꯅꯣꯁꯤꯡꯗꯣ ꯑꯩꯅ ꯁꯨꯝ ꯑꯃꯅꯤ ꯄꯥꯈꯤꯕ ꯏꯪꯂꯤꯁꯇꯁꯨ ꯄꯥꯈꯤꯕ ꯂꯩꯔꯦ ꯑꯗꯨꯒ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯇꯤꯛ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯏꯕꯤꯁꯤꯡ ꯅꯠꯇ꯭ꯔꯒ ꯑꯏꯕꯁꯤꯡꯅꯁꯨ ꯁꯣꯃꯥꯂꯣꯆꯅꯥ ꯇꯧꯕ ꯑꯩꯈꯣꯏ ꯄ꯭ꯔꯕꯟꯙꯀꯥꯔ ꯍꯥꯏꯇꯥꯔꯦ ꯑꯦꯁꯦꯏꯁꯁꯤꯡꯅꯁꯨ ꯑꯣꯖꯥꯒꯤ ꯃꯇꯥꯡꯗꯁꯨ ꯀꯌꯥ ꯏꯕ ꯊꯦꯡꯅꯕ ꯑꯗꯨꯒꯤ ꯃꯔꯝꯗꯒꯤꯁꯨ ꯑꯩꯅ ꯁꯨꯝ ꯊꯤꯒꯠꯆꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥꯕꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯠꯐꯣꯝꯁꯤꯗ ꯐꯪꯖꯕꯁꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯃꯨꯛꯀꯁꯨ ꯑꯣꯖꯥꯒꯤꯕꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯇꯧꯏꯃꯜ ꯈꯪꯕ ꯎꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯍꯥꯟꯕꯗ ꯑꯣꯖꯥ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯉꯁꯤꯒꯤꯁꯦ ꯑꯩꯅ ꯃꯅꯨꯡ ꯆꯪꯁꯤꯟꯗ꯭ꯔꯤꯉꯩꯗ ꯈꯖꯤꯛꯇꯪ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯈꯖꯤꯛꯇꯪ ꯁꯦꯃꯤ ꯐꯣꯔꯃꯦꯜ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯀꯩꯅꯣ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯏꯆꯝ ꯆꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯝ ꯑꯦꯀꯥꯗꯦꯃꯤꯛ ꯅꯠꯇꯕ ꯌꯥꯝꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯏꯆꯝ ꯆꯝꯅ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗꯣꯝꯗ ꯑꯣꯏꯅ ꯆꯪꯁꯤꯟꯖꯒꯦ ꯑꯣꯖꯥ ꯑꯗꯨ ꯑꯍꯥꯟꯕꯗ ꯑꯣꯖꯥꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯆꯤꯟꯕ ꯃꯔꯛꯁꯤꯗꯁꯨ ꯑꯣꯖꯥꯅ ꯊꯕꯛ ꯀꯌꯥꯁꯨ ꯇꯧꯔꯤ ꯑꯁꯣꯝꯗ ꯊꯕꯛ ꯍꯥꯏꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯅꯠꯇꯕ ꯑꯩꯈꯣই ꯂꯥꯏꯔꯤꯛꯀꯤ ꯑꯣꯏꯕ ꯀꯩꯅꯣꯁꯤꯡ ꯆꯠꯊꯖꯔꯤ ꯑꯗꯨꯒꯤ ꯀꯩꯅꯣ ꯇꯧꯔꯤ ꯍꯥꯏꯅꯁꯨ ꯇꯥꯏ ꯑꯗꯨꯒ ꯑꯣꯖꯥꯅꯁꯨ ꯈꯔꯅꯤ ꯃꯃꯥꯡꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯑꯣꯖꯥꯅꯁꯨ ꯄꯜꯂꯤ ꯑꯆꯧꯕ ꯊꯕꯛ ꯑꯃ ꯇꯧ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯃꯇꯥꯡꯗ ꯍꯥꯏꯅ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯆꯪꯁꯤꯟꯗ꯭ꯔꯤꯉꯩꯗ ꯑꯣꯖꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯁꯤ ꯍꯧꯗꯣꯛꯇ꯭ꯔꯤꯉꯩꯗ ꯈꯖꯤꯛꯇꯪ ꯁꯝꯂꯞꯅ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯒꯤ ꯁꯦꯜꯐ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯑꯩꯅ ꯍꯥꯏꯕꯗꯤ ꯌꯥꯝ ꯁꯥꯡꯈ꯭ꯔꯅꯤ ꯑꯣꯖꯥ ꯑꯗꯨꯅꯅꯤ ꯌꯥꯝꯅ ꯑꯣꯖꯥꯅꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯑꯣꯖꯥꯅꯁꯨ ꯍꯥꯏꯔꯛꯄ ꯂꯩꯔꯦ ꯃꯃꯥꯡꯉꯩꯗ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯂꯥꯏꯔꯤꯛ 8-9ꯇꯪ ꯄꯟꯗ꯭ꯔꯁꯨ ꯌꯥꯏꯗ ꯑꯗꯨꯅꯦ ꯑꯗꯨ ꯍꯩꯅꯗꯦꯕ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯕ ꯃꯤꯅ ꯑꯩ ꯊꯦꯡꯅꯖꯅꯤ ꯈꯪꯕꯨ ꯈꯪꯕꯤꯅꯤꯡꯉꯗꯤꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩ ꯏꯁꯝ ꯁꯝꯅ ꯁꯨꯝ ꯍꯥꯏꯕꯗ ꯑꯣꯖꯥꯒꯤ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ 9 ꯑꯗꯨꯒꯩꯗꯤ ꯇ꯭ꯔꯥꯚꯦꯂꯣꯛ 2 ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯕꯟꯙꯣ ꯑꯩꯈꯣꯏ ꯋꯥꯔꯦꯡ ꯑꯣꯏꯅ ꯑꯗꯩꯗꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯏꯕ ꯑꯣꯏꯅꯁꯨ ꯀꯩꯅꯣ ꯐꯪꯅꯩ ꯑꯩꯈꯣꯏꯒꯤ ꯂꯝꯌꯥꯟꯕ ꯑꯣꯖꯥ ꯏꯔꯥꯕꯣꯠꯀꯤ ꯃꯇꯥꯡꯗ ꯑꯗꯨꯗꯒꯤꯗꯤ ꯀꯩꯅꯣ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯧ ꯆꯔꯣꯡ ꯍꯥꯏꯅ ꯅꯨꯄꯤꯁꯤꯡꯒꯤ ꯃꯅꯤꯄꯨꯔꯗ ꯀꯩꯅꯣꯁꯤꯡ ꯑꯐꯥꯎꯕꯒ ꯍꯥꯏꯖꯔꯔꯣꯏꯒꯦ ꯑꯩꯈꯣꯏ ꯏꯆꯝ ꯆꯝꯅ ꯂꯩꯕ ꯑꯃꯅꯤꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯣꯏꯕ ꯐꯧ ꯆꯔꯣꯡ ꯍꯥꯏꯅ ꯑꯗꯨꯒꯤꯁꯨ ꯄꯥꯖꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯝꯀꯣꯏ ꯋꯥꯔꯤ ꯌꯨꯔꯣꯄꯥꯒꯤ ꯄꯥꯎ ꯑꯗꯨꯁꯨ ꯄꯥꯖꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯋꯥꯛꯃ ꯃꯥꯏꯕꯤꯒꯤ ꯈꯔꯁꯨ ꯄꯥꯔꯦ ꯇꯧꯕꯇꯕꯨ ꯑꯩꯅ ꯉꯁꯥꯏꯁꯨ ꯍꯥꯏꯖꯕꯗꯨꯅ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯂꯩꯔꯛꯄꯅꯤꯅ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯋꯥꯠꯂꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯈꯖꯤꯛꯇꯤ ꯆꯪꯁꯤꯟꯖꯤ ꯑꯗꯨꯅ ꯁꯝꯂꯞꯅ ꯑꯣꯖꯥꯅ ꯄꯥꯝꯖꯕ ꯃꯑꯣꯡꯗ ꯏꯁꯥꯒꯤ ꯁꯦꯜꯐ ꯏꯟꯇ꯭ꯔꯣꯗꯛꯁꯟꯁꯦ ꯃꯤꯅꯤꯠ 3 ꯅꯠꯇ꯭ꯔꯒ 4 ꯈꯖꯤꯛꯇꯪ ꯄꯤꯌꯨ ꯈꯖꯤꯛꯇꯪ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯈꯪꯅꯕ ꯐꯅꯤ ꯑꯩꯅ ꯉꯝꯖꯕ ꯃꯑꯣꯡꯗ ꯈꯖꯤꯛꯇꯪ ꯁꯝꯖꯜꯂꯒ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯗ ꯏꯁꯥꯅ ꯏꯁꯥꯕꯨ ꯊꯥꯒꯠꯆꯕꯁꯦ ꯑꯩꯈꯣꯏꯗꯤ ꯌꯥꯎꯔꯛꯇꯦ ꯑꯗꯨ ꯃꯁꯦ ꯑꯃ ꯍꯩꯅꯗꯕ ꯌꯥꯝꯅ ꯑꯗꯨꯅ ꯃꯤꯅ ꯍꯥꯏꯔꯒꯁꯨ ꯑꯁ ꯂꯣꯏꯁꯤꯜꯂꯁꯤ ꯀꯥꯏꯗ ꯏꯔꯥꯏ ꯂꯥꯏꯅꯒ ꯍꯥꯏꯔꯨꯕꯗꯣ ꯑꯩꯁꯦ ꯌꯥꯝꯅ ꯍꯩꯖꯗꯕ ꯍꯥꯏꯇꯥꯔꯦ ꯋꯥ ꯉꯥꯡꯕꯁꯤꯁꯨ ꯑꯗꯣ ꯑꯩꯁꯦ ꯀꯩꯅꯣꯅꯤ ꯑꯩꯁꯦ ꯊꯧꯅꯥꯎꯖꯝ ꯆꯅꯨ ꯏꯕꯦꯝꯃꯜꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯩꯁꯦ ꯏꯕꯦꯟꯅ ꯌꯣꯛꯂꯛꯑꯦ ꯑꯩꯈꯣꯏꯒꯤ ꯏꯕꯦꯟꯅ ꯀꯩꯅꯣꯁꯤ ꯃꯆꯥ ꯅꯤꯉꯣꯜ ꯑꯝꯇ ꯌꯥꯎꯖꯗꯕ ꯑꯗ ꯃꯁꯨ ꯅꯨꯄꯤ ꯑꯍꯥꯟꯕ ꯄꯣꯛꯄꯁꯦ ꯃꯥ ꯅꯨꯡꯁꯤꯃꯟꯈ꯭ꯔꯗꯅ ꯏꯕꯦꯝꯃꯜ ꯀꯥꯏ ꯊꯣꯟꯕꯤꯕꯅꯦ ꯑꯗ ꯑꯩꯅ ꯐꯥꯔꯁ ꯒꯔꯜ ꯑꯣꯏꯕꯗꯨꯗ ꯃꯌꯥꯝꯅ ꯌꯨꯝꯗ ꯃꯦꯝꯃꯗꯒꯤ ꯏꯈꯥꯗ ꯏꯅꯥꯎ ꯃꯌꯥꯝ ꯄꯣꯛꯂꯛꯄꯗꯒꯤ ꯃꯦꯝꯆꯧꯕꯤ ꯑꯃꯨꯛ ꯑꯣꯟꯈꯤꯕ ꯁꯤꯅꯤ ꯑꯗꯣ ꯑꯩꯅ ꯄꯥꯝꯖꯕꯗꯒꯤ ꯑꯩ ꯁꯣꯁꯦꯜ ꯑꯦꯛꯇꯤꯚꯤꯁ ꯑꯣꯏꯅ ꯍꯧꯖꯔꯛꯏ ꯂꯥꯏꯔꯤꯛ ꯏꯕꯁꯤꯅ ꯑꯩꯅ ꯍꯣꯕꯤ ꯑꯣꯏꯅ ꯏꯔꯒꯁꯨ ꯐꯣꯡꯕꯒꯤ ꯈꯣꯠꯄꯒꯤ ꯂꯥꯏꯔꯤꯛ ꯏꯕꯤ ꯑꯣꯏꯍꯟꯅꯤꯡꯈꯤꯕ ꯀꯔꯤꯝꯇ ꯂꯩꯖꯗꯦ ꯑꯗꯨ ꯁꯨꯝ ꯊꯣꯛꯎꯕ ꯍꯥꯏꯗꯅ ꯑꯩꯁꯦ ꯂꯥꯏꯔꯤꯛ ꯏꯕꯤꯁꯨ ꯑꯣꯏꯖꯔꯨꯔꯦ ꯑꯗ ꯂꯥꯏꯔꯤꯛ ꯈꯔꯁꯨ ꯐꯣꯡꯖꯔꯦ ꯑꯗ ꯑꯦꯋꯥꯔꯗ ꯈꯔꯁꯨ ꯐꯪꯕꯗꯒꯤ ꯃꯌꯥꯝꯅ ꯈꯖꯤꯛꯇꯪ ꯈꯪꯕꯤꯔꯦ ꯑꯁꯤ ꯃꯉꯥꯏꯔꯦ ꯀꯩꯁꯨ ꯌꯥꯝꯅ ꯍꯥꯏꯖꯅꯤꯡꯉꯥꯏ ꯂꯩꯖꯗꯦ ꯑꯣꯀꯦ
ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯌꯥꯝ ꯇꯦꯟꯈ꯭ꯔꯦ ꯌꯥꯝꯅ ꯑꯣꯖꯥꯅ ꯀꯩꯅꯣꯁꯤ ꯌꯥꯝ ꯁꯣꯔꯠꯇ ꯑꯣꯖꯥꯅ ꯇꯧ ꯃꯌꯥꯝꯅꯁꯨ ꯄꯦꯜꯂꯔꯣꯏ ꯑꯗꯨ ꯈꯖꯤꯛꯇꯪ ꯑꯩꯅ ꯍꯥꯏꯖꯕꯗ ꯑꯩꯈꯣꯏꯅ ꯃꯊꯪ ꯑꯣꯖꯥ ꯀꯩꯅꯣꯗꯕꯨꯗꯤ ꯂꯥꯛꯆꯒꯅꯤꯀꯣ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯦꯃꯤ ꯑꯦꯋꯥꯔꯗ ꯑꯃꯁꯨꯡ ꯏꯁꯇꯦꯠ ꯀꯣꯂꯥꯒꯤ ꯐꯪꯕꯗꯨ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯑꯦꯀꯥꯗꯦꯃꯤ ꯑꯦꯋꯥꯔꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯋꯥꯡꯕ ꯅꯠꯇ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯑꯦꯋꯥꯔꯗ ꯀꯌꯥꯁꯨ ꯐꯪꯕꯤꯔꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏ ꯀꯣꯟꯅ ꯄꯟꯖꯔꯛꯀꯦ ꯇꯧꯕꯇꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯂꯝꯀꯣꯏ ꯋꯥꯔꯤ ꯏꯕ ꯍꯟꯗꯛꯀꯤ ꯀꯣꯔꯇꯣꯋꯥꯒꯤ ꯇꯣꯔꯕꯥꯟꯁꯦ ꯀꯣꯔꯇꯣꯋꯥꯒꯤ ꯇꯣꯔꯕꯥꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯂꯝꯀꯣꯏ ꯋꯥꯔꯤ ꯑꯁꯤꯅ ꯑꯅꯤꯁꯨꯕꯅꯤꯀꯣ ꯑꯣꯖꯥ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤ ꯏꯗ꯭ꯔꯤꯉꯩꯗ ꯃꯃꯥꯡꯗ ꯐꯣꯡꯈꯤꯕ ꯏꯔꯨꯞꯄꯒꯤ ꯃꯄꯥꯎꯁꯤꯒꯤ ꯀꯩꯅꯣꯁꯤꯒ ꯑꯩꯅ ꯑꯍꯥꯟꯕꯗ ꯆꯪꯁꯤꯟꯖꯔꯛꯀꯦ ꯑꯩꯅ ꯀꯩꯅꯣ ꯑꯣꯏꯅ ꯄꯥꯔꯨꯕꯗ ꯑꯩ ꯈꯖꯤꯛꯇꯪ ꯑꯣꯖꯥꯗꯁꯨ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯀꯩꯅꯣꯁꯦ ꯁꯤꯒ ꯂꯩꯕ ꯑꯩꯅ ꯏꯔꯨꯞꯄꯥꯒꯤ ꯃꯄꯥꯎꯗꯩꯅꯤꯀꯣ ꯑꯩꯅ ꯈꯖꯤꯛꯇꯪ ꯄꯨꯊꯣꯔꯛꯇꯣꯏꯁꯦ ꯀꯩꯅꯣꯒꯤ ꯑꯩꯅ ꯄꯣꯊꯥꯔꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄꯗ ꯊꯣꯡꯅꯥꯎꯗ ꯁꯍꯔꯒꯤ ꯀꯨꯡꯂꯕ ꯗꯂꯥꯟꯒꯤ ꯎꯃꯪꯗꯒꯤ ꯄꯣꯏꯅꯨꯒꯤ ꯊꯥꯅꯤꯜ ꯊꯥꯖꯅ ꯅꯥꯏꯇꯣꯝ ꯃꯨꯅ ꯌꯦꯡꯗꯨꯅ ꯑꯩꯕꯨ ꯉꯥꯏꯔꯝꯂꯤ ꯑꯁꯨꯝ ꯇꯧꯅ ꯍꯥꯏꯕꯗ ꯑꯩꯒꯤ ꯏꯕꯦꯟꯗꯨ ꯍꯩ ꯂꯩ ꯊꯥꯕ ꯌꯥꯝꯅ ꯄꯥꯝꯕ ꯅꯨꯄꯤꯅꯤ ꯆꯤꯡꯈꯩꯗ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯑꯄꯤ ꯑꯍꯥꯎ ꯑꯃ ꯁꯥꯔꯦꯞ ꯐꯥꯗ꯭ꯔꯤ ꯑꯩꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤ ꯁꯟꯙꯥ ꯑꯃ ꯏꯕꯣꯛꯀꯤ ꯇꯨꯡ ꯏꯟꯗꯨꯅ ꯖꯣꯏ ꯔꯥꯙꯦ ꯁꯛꯄ ꯌꯥꯎꯔꯒ ꯕ꯭ꯔꯤꯟꯗꯥ ꯈꯨꯔꯝꯕ ꯂꯣꯏꯔꯒ ꯁꯤꯠ ꯅꯥꯟꯅ ꯅꯨꯡꯇꯤꯒꯤ ꯋꯥꯏ ꯇꯩꯔꯤꯕ ꯕ꯭ꯔꯤꯟꯗꯥ ꯃꯈꯣꯡ ꯑꯗꯨꯗ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯊꯥꯕꯜꯗ ꯑꯩꯈꯣꯏ ꯑꯅꯤ ꯐꯝꯃꯤꯟꯅꯈꯤ ꯌꯥꯝꯈ꯭ꯔꯕ ꯑꯩꯒꯤ ꯁꯝꯗ ꯏꯕꯣꯛꯀꯤ ꯃꯈꯨꯠꯅ ꯅꯥꯟꯗꯨꯅ ꯂꯩꯍꯥꯎ ꯄꯥꯝꯕꯤ ꯃꯆꯥ ꯑꯗꯨ ꯌꯦꯡꯗꯨꯅ ꯋꯥꯔꯤ ꯂꯤꯈꯤ ꯂꯩꯍꯥꯎ ꯄꯥꯝꯕꯤ ꯑꯁꯤꯗ ꯍꯌꯦꯡ ꯂꯩꯍꯥꯎ ꯃꯌꯥꯝ ꯑꯃ ꯁꯥꯠꯂꯛꯀꯅꯤ ꯂꯩꯍꯥꯎ ꯍꯦꯛ ꯁꯥꯠꯄꯒ ꯂꯥꯡꯊ꯭ꯔꯤꯕꯤꯁꯨ ꯄꯥꯏꯔꯛꯀꯅꯤ ꯂꯥꯡꯊ꯭ꯔꯨꯕꯤꯅ ꯂꯩꯍꯥꯎꯇꯕꯨ ꯄꯥꯝꯖꯩ ꯇꯣ ꯉꯁꯥꯏꯒꯤ ꯑꯁꯤꯒꯩꯁꯤꯒ ꯑꯩꯅ ꯏꯃꯦꯖ ꯑꯁꯤ ꯎꯔꯨꯕꯗ ꯑꯣꯖꯥ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯖꯣꯏ ꯔꯥꯙꯦ ꯁꯛꯄ ꯕ꯭ꯔꯤꯟꯗꯥ ꯈꯨꯔꯝꯕ ꯑꯃ ꯑꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤꯁꯤ ꯍꯧꯔꯒ ꯀꯃꯥꯏꯅ ꯉꯁꯥꯏꯒꯤ ꯗꯦꯕꯤ ꯄꯟꯕ ꯌꯥꯗꯕ ꯅꯠꯇ꯭ꯔꯒ ꯗꯦꯕꯤ ꯂꯧꯊꯣꯛꯈꯤꯕ ꯑꯗꯨ ꯀꯩꯅꯣ ꯑꯁꯤꯒꯤ ꯃꯇꯥꯡꯁꯦ ꯀꯃꯥꯏꯅ ꯑꯁꯤꯒꯤ ꯐꯤꯕꯝꯁꯤ ꯌꯧꯔꯛꯈꯤꯕꯅꯣ ꯁꯝꯂꯞꯅ ꯑꯣꯖꯥ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣ ꯃꯇꯥꯡ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯑꯩꯁꯦ ꯂꯥꯏꯕꯛ ꯊꯤꯕ ꯂꯥꯏꯕꯛ ꯐꯕ ꯑꯅꯤꯃꯛ ꯍꯦꯛꯇ ꯑꯦꯛꯁꯇ꯭रीꯝꯗ ꯂꯣꯏ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ ꯊꯤꯔꯒꯁꯨ ꯆꯪ ꯌꯧꯒꯩ ꯊꯤꯕ ꯑꯗꯒꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯔꯒꯁꯨ ꯌꯥꯝ ꯐꯕ ꯑꯩ ꯊꯥ 9 ꯁꯨꯔꯛꯄ ꯃꯇꯝꯗ ꯏꯃꯥꯒ ꯕꯕꯥꯒꯁꯦ ꯈꯥꯏꯅꯈꯤꯕ ꯈꯥꯏꯅꯈꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯄꯨꯕꯣꯛꯁꯤꯁꯨ ꯃꯆꯥ ꯅꯤꯉꯣꯜ ꯑꯝꯇ ꯄꯣꯛꯆꯗꯕꯒꯤ ꯃꯃꯥꯁꯨ ꯂꯩꯇꯕꯒ ꯃꯣꯏ ꯑꯅꯤ ꯆꯪꯗꯅ ꯑꯩꯁꯦ ꯌꯣꯛꯂꯛꯄ ꯏꯕꯣꯛ ꯑꯗꯨꯅꯦ ꯑꯩ ꯅꯝꯕꯣꯟꯗ ꯂꯩꯔꯛꯄꯩ ꯋꯥꯔꯤꯁꯤꯗ ꯁꯝꯖꯜꯂꯛꯀꯗꯣꯏꯅꯤ ꯏꯄꯨꯕꯣꯛꯁꯤꯅ ꯂꯂꯣꯟꯕꯒꯤ ꯀꯣꯏꯆꯠ ꯆꯠꯄꯗ ꯅꯝꯕꯣꯟꯁꯤꯗ ꯃꯤꯒꯤ ꯌꯨꯝꯗ ꯈꯔ ꯃꯔꯨꯞ ꯃꯄꯥꯡꯂꯣꯝꯗ ꯂꯩꯔꯝꯃꯒ ꯀꯣꯟꯅ ꯄꯨꯔꯥ ꯅꯝꯕꯣꯟꯁꯦ ꯍꯤꯡꯒꯣꯜ ꯂꯩꯔꯒ ꯏꯄꯨꯕꯣꯛꯁꯤ ꯂꯩꯈꯤꯕ ꯑꯗ ꯃꯕꯥꯅꯤꯅ ꯑꯗꯨꯝ ꯌꯣꯛꯄ ꯑꯗ ꯏꯄꯨꯕꯣꯛꯁꯦ ꯍꯦꯛꯇ ꯑꯦꯛꯁꯇ꯭ꯔꯤꯝꯂꯤ ꯗꯤꯚꯣꯇꯦꯠ ꯕꯩꯁꯅꯞꯅꯦ ꯏꯄꯨꯕꯣꯛꯁꯦ ꯉꯥ ꯆꯥꯗꯦ ꯃꯥ ꯑꯩꯅ ꯈꯪꯕꯗ ꯃꯥ ꯉꯥ ꯆꯥꯔꯝꯗ꯭ꯔꯦ ꯈꯔ ꯆꯥꯔꯝꯃꯤ ꯍꯥꯏꯌꯦ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯏꯄꯨꯕꯣꯛꯁꯦ ꯑꯗꯨꯒ ꯃꯥꯅ ꯉꯥ ꯂꯩꯔꯛꯄꯁꯦ ꯑꯍꯤꯡꯕ ꯁꯨꯛꯂꯩ ꯂꯩꯔꯛꯇꯦ ꯍꯥꯏꯌꯦ ꯑꯁꯤꯕꯇ ꯂꯩꯔꯛꯏ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯑꯩ ꯄꯣꯛꯄ ꯑꯩꯈꯣꯏ ꯕꯕꯥꯁꯤꯅꯅꯦ ꯉꯥꯁꯦ ꯌꯥꯝ ꯄꯥꯝꯕ ꯑꯩꯈꯣꯏ ꯕꯕꯥꯁꯦ ꯍꯧꯗꯣꯡꯅꯦ ꯍꯥꯏꯕ ꯉꯥ ꯄꯥꯝꯕ ꯏꯆꯥꯁꯦ ꯑꯗ ꯉꯥꯁꯦ ꯑꯗꯨꯝ ꯃꯥꯅ ꯄꯨꯛꯆꯥꯎꯗ ꯆꯥꯎꯋꯤ ꯍꯥꯏ ꯏꯄꯨꯕꯣꯛꯅ ꯉꯥ ꯑꯁꯤꯕ ꯂꯩꯔꯛꯑꯦꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯏꯕꯨꯡꯉꯣꯅ ꯄꯥꯕꯗꯁꯨ ꯌꯥꯎꯈ꯭ꯔꯦ ꯆꯤꯡꯈꯩꯗ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯗ ꯑꯩꯈꯣꯏꯗꯤ ꯆꯤꯡꯈꯩꯁꯦ ꯃꯩꯇꯩꯒꯤꯗꯤ ꯄꯨꯈ꯭ꯔꯤ ꯑꯃ ꯊꯝꯒꯗꯕꯅꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯌꯨꯝꯕꯥꯜꯂꯣꯟ ꯆꯨꯝꯅ ꯏꯪꯈꯣꯜ ꯆꯥꯎꯅ ꯐꯖꯅ ꯂꯩꯕ ꯃꯇꯝ ꯑꯃꯒꯤ ꯌꯨꯝ ꯈꯨꯗꯤꯡꯗ ꯆꯤꯡꯈꯩꯗ ꯄꯨꯈ꯭ꯔꯤ ꯂꯩꯕꯅꯤ ꯑꯗ ꯍꯧꯖꯤꯛꯀꯤ ꯄꯨꯈ꯭ꯔꯤꯁꯤꯗ ꯑꯩꯈꯣꯏ ꯑꯌꯣꯛ ꯉꯥꯒ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯇꯥꯡꯅ ꯑꯩꯈꯣꯏ ꯔꯧꯒꯥꯁꯦ ꯔꯧ ꯑꯗꯒꯤ ꯃꯤꯔꯒꯜꯒꯨꯝꯕ ꯑꯉꯧꯕ ꯉꯥꯁꯦ ꯂꯩꯔꯝꯗꯦ ꯑꯗꯨ ꯉꯥ ꯌꯣꯛꯄꯒꯤ ꯀꯜꯆꯔꯁꯦ ꯉꯟꯇꯥꯅ ꯑꯩꯈꯣꯏ ꯕꯕꯥꯅ ꯇꯧꯔꯒ ꯄꯨꯈ꯭ꯔꯤꯁꯦ ꯆꯣꯡꯊꯔ ꯑꯩꯈꯣꯏ ꯕꯕꯥꯁꯦ ꯉꯥ ꯐꯥꯅꯤ ꯑꯗꯒꯤ WT ꯊꯥꯅꯤ ꯇꯧꯔꯒ ꯃꯥꯏ ꯉꯥꯗꯣ ꯑꯗꯨꯝ ꯉꯥꯎꯖꯕ ꯑꯩꯒꯤ ꯏꯄꯥꯁꯤꯅ ꯑꯗ ꯏꯄꯨꯕꯣꯛꯁꯤꯅ ꯍꯦꯛꯇ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯃꯥ ꯅꯝꯕꯣꯟꯗ ꯂꯩꯖꯔꯁꯨ ꯅꯝꯕꯣꯟꯗꯨꯗ ꯑꯩꯈꯣꯏ ꯈꯨꯟꯅꯤꯅ ꯂꯥꯏ ꯍꯔꯥꯎꯏ ꯂꯥꯏꯅꯤꯡꯊꯧ ꯈꯣꯔꯤ ꯐꯥꯕꯗꯤ ꯏꯅꯛ ꯅꯛꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯤꯅ ꯅꯝꯕꯣꯟ ꯀꯩꯊꯦꯜ ꯃꯄꯥꯟ ꯑꯣꯏꯔꯒꯁꯨ ꯀꯣꯡꯈꯥꯝꯒꯤꯅ ꯂꯥꯁ ꯑꯣꯏꯕꯖꯥꯠꯅꯤ ꯑꯩꯈꯣꯏ ꯀꯣꯡꯈꯥꯝꯒꯤ ꯂꯥꯏꯁꯦ ꯑꯩꯅ ꯇꯥꯕꯗ ꯈꯔ ꯃꯅꯨꯡ ꯆꯪꯁꯤꯜꯂꯒ ꯂꯩ ꯍꯥꯏꯌꯦ ꯑꯗꯨ ꯏꯄꯨꯕꯣꯛꯁꯦ ꯑꯃꯨꯛꯇ ꯂꯥꯏ ꯍꯔꯥꯎꯕ ꯌꯥꯎꯗꯦ ꯑꯗꯒꯤ ꯂꯩꯀꯥꯏꯒꯤ ꯀꯩꯅꯣꯒꯤ ꯄꯥꯂꯤ ꯇꯥꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯏꯃꯨꯡ ꯁꯨꯡꯆꯠ ꯆꯠꯇꯦ ꯑꯩꯅ ꯈꯪꯕꯗ ꯑꯗ ꯏꯄꯨꯕꯣꯛꯁꯤꯅ ꯕꯥꯃꯣꯟ ꯂꯥꯏꯁꯦ ꯌꯥꯝꯅ ꯅꯤꯡꯗꯅ ꯃꯥ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯕꯤꯟꯗꯥꯕꯣꯟ ꯆꯠꯂꯤ ꯑꯃ ꯇꯧꯏ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯌꯥꯝ ꯄꯤꯛꯅ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯏ ꯂꯥꯏ ꯍꯔꯥꯎꯕꯁꯦ
Namboonda lekai khawangi ine iton sing matung ilaga khori phabada lai harawum je edum chatkan ai punsida in amba khangba lai si khori phabana umang lai si jagoi ga se saba yauri mayam oida leire aina yeta leiba mayam den nokla kanne ba pik pasani da sahi tara sudriba angang muchani aduda amain tawraga adu ai lai sairing lai amuchu lai sang ngai na tholi se khewai ji lai sang khewai ji pandre aina lai sang dang pa chamjang gare adu lai thau khori phabada imbam oiba sairing ama yawbane adu amain tawraga penagi makhonse yam nungsiba karino khangdi adu akhoi gi lai harawgi isai taabase adagi amu mase aina pisak bingai da bhab tadringa de lei hobu nataba aina chahi tariat mapung nipan har pasida akhoi baba se thaine gi duni yum ngan panba akhoi gi ipa se aduga yum de palaga se baba se ai po matung da ma je BA thaba ani MA tamba DPT training akhoi baba se MA mai gi kanu se tambagi kasida baba se chat chahi ani lei besida pura akhoi imaga akhoi isinau akhoi manga se akhoi kaino sure akhoi mari khaktani akhoi pulap che nambon da mu ibubok mana ka thanam adugi matang du dini wari se adui mamangi live ti ai thoina ningsingdre adu da pura lei bese bhab to khala tarangina adu main torga lai adagi akhoi gi manaki ega pa bi mando sida khongjong praba mayam na hainariba haisnam mangun jaw haise ai mai masaksu ningsingdre yang kanna budolo ama taraga aina mamangi da phammaga tahubasida moirang thoibina fi sabagi matang-sida lang sambasida mana lang marakuda changaga sambasida pukri oina mana lang du pukhi gi ipa oina saaga moirang thoibigi mamai sina thambal oina sapu oina haisnam bangon jang sai thaba ai karino khangprek khangi khangde aingon karino ma enlighten tawbadong hojik enlighten ngaise karino khangde aingon karino ma aingon feel tawgiba yam sibase kaino ma phawe aduk nau khraba ai adu zamana na gaure lela yeng basidasu gaure lela di am tawre na bonse koigi second world war da imphal gi like lai su haiba koidi komai harau basno ki matam de popular mayam ni am pamna banina moina tawraga sangkit na tat mandir haiba drama honje lingkhalami hai kona sum aina tizan zabada thenarapani sigi hall sida lila yam tawram mane aidi yam lila di yam kanda yenghode aduga akoiba sideida maru oina kano se gore lila se rajagoi ras yengba chatle koi ai cousin sing samur go hunda go pisaina aduga aina aidi dum tungraba aduga tumaga yumda lerame makeup tholpara adu maino jagoi rasima ai bhab ta de thengna su tawre aduga kaino se akoi gore lila sigi adu je thenga ga na tawduine ba kaino Gauranga Mahaprabhu si pokpade haure ko gore lila se tawri se aduga mayai chalakpa loiramda ahing yaura kandane ba mana hi lanbagi matangsi kani tubagi mana sainas dharma chalumdai de hi lanbagi matangsida hiraman piyo haina tawbadada tara sabi ya tara edi mana haiba aidi paisa ayam pibane isi sahi mapamduda mapan suramadra mapan gadi suramdong male adu paisa ji hiraman piyo hai de kaino sina Mahaprabhu na Chaitanya Mahaprabhu sina aidi paisa leite adu nangi aroiba matamdadi aina nangu hiraman yaudana hi lanbigani haibase kari haino khangde aina kapasi piece ta gaina adu akhoi lam chaminariba aina matung ilaga chaliba lakai gi kaino mayam di khoi khawangi ine hoi indona mamang ikaidana aina moi uroidaba jaga amdane chielaga tuminna phamaga elaje yengba khudingi masi matang aina kapkadorine kari no khangde nangi aroiba matamda aina nangbu hiraman yaudra lanbigani ai lanbiyuna haibase masi matangsida aina pise karai dino khangde adum targa kappane adumadi oiraga aise chahi ahumgumba leramaga kogathen da mung lae baba master tamalora halae ima hoi khomyam je pulak ang imphal kara ganda sideida ai cousin nama leba akoi baba gi ibuboki mayamba ama koi ithau ama nganta lei hidraga moi ithau sigi macha nupa ama koi ibok tu su kaino madu matamdu da TV gumba nabra khangde karino moi singa ta na sigraga macha nupa ama koi baji hanse
바지현지기 마찬 바 이건데 이사히 어묵 한바 아이 이분 mamale고 cousinse 마지 khara kitang radical thinker oin tawraga class khomde ai laiba phabamna ipana ise matamdugi LP school di akoina aina tabda bora puraga satli hai fun ngakta ngaiba ada aina imana ise nongno hundo amagi khara sikli oina nari sari toro isa se ka school ga horopasida koi ai baba asina na ni haidana aise keno toroga home tutoring da ise yumda oja thamaga mayek adum chatkhre aduna yam nauna idi sahi aigi sahi mapanda larik maiteron larik ai afang adum pawa hore amaina tawbachida ai cousin sin aina class 7 bu yawrabra khangdre class 1989 je ai class kaino tamme 8 tamme adugi mama class 7 ga swai sidagi kaino bore Nandalan saramagi maitrabak pore adagi 89 sidi Manipur da di pikne lamyam bokong ba matamne adu khoi baba sina kari haiduin wari si amangare ai ipa si communist minded left minded oiba habi wala khoi baba se khoi baba gi makuta larik yam phange khoi baba gi left minded oiba baba sina iraboti matamda sanai memma binodinina kana troga edit toraga Pran Gaura haiba amakhakna angangi rajniti si kanu magi ai kaure aduna iba larik se sarkar pulak mutkraba manipur da copy amatta lehodrba larik se koi baba na thanme yam nungai jani wari se ado yam tangba yam tangba only one copy se ai imung da lerame koi baba sina ai khangakpada baba se koi kari haido wari se ai family se yam chawmangi da somda no habi wa jam thang kene ta adu mathau lei hoi ai se laibak yam phaba hai tare adu ai gi ipa sina kari haidoino ai se nongna lai pa ngare sida lamyam ba hek first copy de khoi baba dum leire ritu gi kano se phong ji book sai se phongame ritu gi phongi ba party yamung manisna se khoi baba ga am tinarapa aduna every copy khoi da pore adum pare ngamamnina adu yamung manisna na napado aigane phamamda phamin nang nai ngon yamung kori khangde mayam ko wen ko bun haga adum ko yamung ja ado yamluna sina tawbido ipa dugi masa ba mo boitinare du tabraga du amaina tawraga kari haiduino manipur sidi aya mari yumda like se kya thamna dabane ba aina khangapda ko yumda ko almari chawama babana master tamba yini ama khangdala gi pek thalame adu mayam du paraga isum chawre ade pa bu thokta english ke lecture dana la yaw ba man bu yeng de yeng gani de imana ba la ga memchoubi ka kai chakre na koi imana phagi do o mai eme tha dori lai urai ri na baba eme lai mam pa bi karai de atha khamponte ba to bu la yaw ba mayam du adu si ang kanare ko na Tajmal Kutub Minar adagi wari bu hairi ba ko ani kano gi ariba kano mayam se monument hairo road red fort hairo adagi South India gi so temple maya adu world gi so ba kai mayam je ai lai khara ga yaw bu da almost adagi khange ba hai ba yai ai lai sing du kam ti khangja kare ba tai mak pa ngam dra su ade khoi ima gi mopa atomba se lalamani si Naharon Sahitya Sabha na Naharon Sahitya Premi Cultural Forum the Sahitya Parisat nataba atopa ama asi lingkappada koi mama se phangdaroi ni yaurpane ba the mama sina mu classic la yam legan ba koi mama si so illustrated classics mayam si di classics haire dra koi bungo koi world gi masak ngai ba Alexander Dumas hairo adegi Victor Hugo hairo Shakespeare hairo Charles keno hairo Dickens hairo ai pronunciation ji lalum dam du male do khangjadre adi herit ki uncle storms Kevin hairo ado adegi kana writer di kawre ko akogi King Solomon's treasure do adegi Homer gi kana Odyssey hairo ha angang oinga ai loina yeng khara picture book oina ada zawraga na ma ji de ai khangre na ai ji ugre na si ugre na ina tawraga aingon nungai do ai mama do mam hongdana mayum bandana dum si ado ai je khoi baba sina amuksu ai jam pi nga do khoi baba se lai tam bane na mapan buk chat chale ado
ꯑꯩꯈꯣꯏ ꯃꯥꯝꯃꯁꯤꯅ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯍꯧꯕ ꯑꯩꯈꯣꯏ ꯁꯪꯕꯒꯤ ꯑꯗ ꯃꯥ ꯑꯩꯁꯦ ꯅꯝꯕꯣꯜ ꯆꯠꯇ꯭ꯔꯤꯉꯩ ꯋꯥꯅꯤꯀꯣ ꯌꯥꯝ ꯄꯤꯛꯏꯉꯩꯒꯤ ꯑꯗ ꯃꯥꯝꯃꯁꯤꯒꯤ ꯇꯝꯄꯥꯛꯇ ꯑꯩꯁꯦ ꯆꯥꯎꯔꯛꯑꯦ ꯑꯗꯣ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯃꯌꯥꯝꯁꯦ ꯃꯥꯅ ꯆꯦꯛꯁꯤꯟꯕ ꯃꯁꯥ ꯅꯥꯟꯕꯁꯤꯗꯤꯕ ꯄ꯭ꯔꯦꯁꯇꯒꯤ ꯄꯨꯊꯣꯛꯄꯗ ꯉꯥꯏꯕꯗꯧꯅ ꯊꯝꯃꯦꯕ ꯃꯥꯏ ꯂꯥꯏꯔꯤꯛꯁꯦ ꯃꯁꯤ ꯑꯩꯅ ꯐꯖꯅ ꯆꯈꯥꯏꯔ ꯐꯖꯅ ꯁꯦꯒꯥꯏꯈ꯭ꯔꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯝꯃꯁꯦ ꯀꯔꯤꯝꯇ ꯍꯥꯏꯗꯕ ꯑꯗꯣ ꯀꯣꯟꯅ ꯑꯩꯁꯦ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯥꯝꯃꯒꯤ ꯆꯦ ꯂꯥꯏꯔꯤꯛꯁꯦ ꯑꯩꯅ ꯐꯖꯅ ꯑꯗꯨ ꯀꯔꯤꯝ ꯍꯥꯏꯗꯕ ꯑꯩꯁꯦ ꯃꯥꯒꯤ ꯑꯣꯟ ꯕꯦꯕꯤꯗꯐꯥꯎꯗ ꯑꯗꯨꯃꯥꯏꯅ ꯂꯨꯅ ꯇꯧꯒꯗ꯭ꯔꯥ ꯑꯩ ꯏꯊꯟꯇ ꯉꯛꯑꯦ ꯍꯥꯏꯁꯦ ꯑꯗꯣ ꯃꯥꯁꯦ ꯑꯩꯈꯣꯏ ꯃꯥꯝꯃꯁꯤꯅꯤꯁꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯕꯁꯦ ꯑꯗꯣ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯗꯣ ꯃꯥꯝꯃꯗꯨꯃꯛ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯕꯕꯥꯁꯤꯁꯨ ꯖꯔꯅꯦꯜꯁꯦ ꯑꯩꯒꯤꯅꯤ ꯀꯥꯏꯅ ꯐꯦꯃꯤꯅꯥꯒꯁꯦ ꯂꯧꯕꯤꯌꯦꯕ ꯑꯩꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄꯗ ꯐꯦꯃꯤꯅꯥ ꯖꯔꯅꯦꯜꯁꯦ ꯑꯩꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏ ꯕꯕꯥꯅ ꯂꯧꯕꯤꯔꯤꯁꯦ ꯑꯗꯩ ꯂꯝꯌꯥꯝꯕꯁꯦ ꯑꯩ ꯍꯦꯛ ꯐꯣꯡꯕꯗꯩ ꯄꯥꯔꯦ ꯐꯦꯃꯤꯅꯥ ꯖꯔꯅꯦꯜ ꯑꯗꯩ ꯏꯂꯨꯁꯇ꯭ꯔꯦꯇꯦꯗ ꯂꯣ ꯑꯣꯐ ꯏꯟꯗꯤꯌꯥ ꯈꯨꯠꯁꯝꯁꯤꯡꯅ ꯏꯗꯤꯇꯔꯒ ꯑꯣꯏꯔꯝꯕꯗꯣ ꯑꯗꯒꯤ ꯏꯁꯄꯥꯟ ꯂꯧꯋꯦ ꯑꯗꯒꯤ ꯁꯣꯚꯤꯌꯦꯠ ꯂꯦꯟ ꯏꯁꯄꯥꯟꯁꯤꯅ ꯑꯃꯦꯔꯤꯀꯥꯒꯤꯅꯤꯗꯅ ꯁꯣꯚꯤꯌꯦꯠ ꯂꯦꯟ ꯑꯩꯈꯣꯏꯒꯤ ꯁꯣꯚꯤꯌꯦꯠꯀꯤ ꯐꯣꯡꯕ ꯖꯔꯅꯦꯜꯗꯣ ꯑꯗꯨꯃꯁꯨ ꯈꯪꯕꯤꯔꯝꯒꯅꯤ ꯑꯗꯒꯤ ꯑꯩꯅ ꯚꯥꯕ ꯈꯣꯔꯒ ꯇꯧꯔꯛꯄꯗ ꯑꯩꯈꯣꯏ ꯇꯥꯏꯝ ꯍꯥꯏꯅ ꯅ꯭ꯌꯨ ꯌꯣꯔꯛꯀꯤꯔ ꯀꯩꯅꯣ ꯑꯃ ꯑꯩ ꯀꯣꯚꯔꯁꯦ ꯑꯩ ꯅꯤꯡꯁꯤꯡꯉꯦꯕ ꯑꯐꯥꯎꯕ ꯀꯩꯅꯣꯅꯤ ꯖꯔꯅꯦꯜ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯔꯝꯃꯦꯕ ꯑꯩꯅ ꯈꯪꯉꯛꯄꯗ ꯑꯗꯒꯤꯗꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯁꯝꯇꯥꯏꯝꯁ ꯃꯣꯏꯗꯤ ꯋꯦꯁꯇꯔꯟꯒꯤꯗꯤ ꯅꯨꯠꯀꯥꯁꯦ ꯑꯗꯨꯝ ꯌꯥꯎꯏꯗꯅ ꯁꯝꯇꯥꯏꯝꯁ ꯑꯩꯅ ꯐꯥ ꯌꯦꯡꯉꯦ ꯀꯅꯥ ꯑꯩꯈꯣꯏꯒꯤ ꯑꯪꯀꯜ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯍꯥꯏꯅ ꯈꯪꯕꯤꯔꯤꯕ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯀꯀꯥ ꯆꯥꯎꯕꯁꯦ ꯑꯩꯗꯤ ꯑꯪꯀꯜꯅꯦꯕ ꯍꯦꯛ ꯀꯩꯅꯣꯗꯤ ꯅꯠꯇꯕ ꯑꯩꯒꯤ ꯕꯕꯥꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕꯗꯤ ꯅꯠꯇꯕ ꯑꯗꯣ ꯃꯣꯏ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯗ ꯂꯣꯏ ꯂꯩꯌꯦꯕ ꯀꯩꯅꯣ ꯑꯉꯥꯡꯁꯤꯡ ꯇꯧꯔꯤꯁꯦ ꯀꯥꯔꯒ ꯂꯥꯏꯔꯤꯛꯀꯥꯗꯣ ꯖꯔꯅꯦꯜꯒꯥꯗꯣ ꯄ꯭ꯔꯣꯕ ꯄꯨꯁꯟꯈꯤꯕꯗꯣ ꯀꯣꯟꯅ ꯚꯥꯞ ꯇꯥꯔꯛꯑꯦꯕ ꯑꯉꯥꯡꯅꯤꯅ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯃꯤꯒꯤ ꯀꯔꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯕ ꯖꯥꯠ ꯅꯠꯇꯦꯕ ꯂꯥꯏꯔꯤꯛꯅꯕꯨ ꯍꯥꯏꯔꯗꯤ ꯑꯩ ꯐꯥꯛꯇꯕ ꯌꯥꯔꯣꯏ ꯌꯦꯡꯗꯕ ꯌꯥꯔꯣꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯐꯥꯔꯁ ꯒꯔꯜꯁꯨ ꯑꯣꯏꯔꯦ ꯏꯃꯥꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯩ ꯏꯕꯣꯛꯁꯨ ꯑꯩ ꯆꯍꯤ 3ꯗ ꯁꯤꯗꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯑꯪꯀꯜ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ 5 ꯂꯩꯔꯦ ꯑꯗꯒꯤ ꯃꯃꯥꯡꯒꯤ ꯏꯕꯨꯕꯣꯛꯀꯤ ꯅꯤꯉꯣꯜꯁꯤꯡꯒꯤ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯑꯪꯀꯜ 2 ꯑꯩꯅ ꯄꯥꯕꯨꯡ ꯀꯧꯋꯦ ꯄꯥꯕꯨꯡ ꯑꯅꯤꯁꯨ ꯂꯩꯔꯦ ꯑꯩꯈꯣꯏ ꯕꯥꯖꯦꯟꯁꯨ ꯂꯩꯔꯦ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯎꯂꯧꯒꯤ ꯑꯩꯈꯣꯏ ꯀꯀꯥ ꯆꯥꯎꯕꯅꯦ ꯑꯗꯩ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯄꯤꯔ ꯀꯩꯅꯣꯒꯤ ꯏꯖꯨꯀꯦꯁꯟ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯔꯝꯕ ꯃꯥꯁꯨ ꯚꯣꯠ ꯀꯥꯒꯤ ꯎꯂꯧꯗꯒꯤ ꯑꯗꯣ ꯃꯣꯏ ꯃꯌꯥꯝꯁꯤꯒꯤ ꯃꯅꯒꯟꯗ ꯑꯩꯁꯦ ꯆꯥꯎꯔꯛꯄꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯑꯩꯁꯦ ꯅꯨꯄꯤꯗꯧꯅ ꯂꯤꯔꯤ ꯈꯣꯏꯔꯤꯗꯅ ꯅꯧꯊꯗꯅ ꯉꯥꯡꯕꯁꯨ ꯑꯩ ꯍꯩꯇꯦ ꯑꯗꯣ ꯃꯁꯤ ꯀꯔꯤꯅꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯂꯥꯏꯕꯛꯅ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯇꯝꯈ꯭ꯔ ꯃꯥꯅꯦꯕ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯑꯩꯁꯦ No, that's the beauty. That's the beauty. ꯍꯣꯏ ꯑꯗꯨꯅꯅꯦ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯣꯏ ꯑꯁꯨꯝ ꯀꯩꯅꯣꯒꯤ ꯏꯔꯨꯄꯥꯒꯤ ꯄꯥꯎ ꯍꯣꯏ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤ ꯁꯨꯝ ꯂꯣꯏꯁꯤꯟꯒꯦ ꯑꯁꯤꯒꯤꯁꯨ ꯍꯣꯏ ꯑꯁꯤꯅ ꯃꯇꯥꯡ ꯑꯃꯗ ꯃꯈꯣꯏꯅꯁꯨ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯍꯣꯏ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯃꯩꯇꯩ ꯈꯛꯇ ꯅꯠꯇꯕ ꯃꯩꯇꯩꯂꯣꯟ ꯉꯥꯡꯕ ꯅꯠꯇ꯭ꯔꯒ ꯃꯩꯇꯩꯂꯣꯟꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯈꯛꯇ ꯅꯠꯇꯕ ꯅꯠꯇ꯭ꯔꯒꯅ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯂꯩꯕ ꯈꯛꯇ ꯅꯠꯇꯕ ꯃꯄꯥꯟꯗ ꯂꯩꯕ ꯑꯣꯖꯥꯒꯤ ꯎꯝ ꯅꯨꯃꯤꯠ ꯈꯔꯇꯪꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯑꯗꯨꯗ ꯃꯈꯣꯏꯅ ꯍꯥꯏꯔꯛꯄꯗ Why? For being Memchoubi is only one. So that is how Memchoubi is only one become. ꯅꯠꯇ꯭ꯔꯣ ꯑꯣꯖꯥ ꯍꯣꯏ ꯍꯣꯏ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯀꯣꯏꯔꯧ ꯃꯌꯥꯝꯗꯣ ꯍꯣꯏ ꯁꯣ ꯍꯣꯏ ꯅꯤꯡꯁꯤꯡꯕ꯭ꯔꯥ ꯑꯣꯖꯥ ꯑꯩꯈꯣꯏ ꯄꯦꯖ 215 ꯑꯩꯈꯣꯏ ꯀꯩꯅꯣꯒꯤꯅ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯚꯤꯌꯦꯅꯥꯗ ꯂꯩꯔꯤꯉꯩꯗ ꯍꯣꯏ ꯑꯣꯖꯥꯕꯨ ꯀꯩꯅꯣ ꯇꯧꯔꯒ ꯃꯣꯏꯅ ꯁꯨꯝ ꯑꯣꯖꯥꯒꯤ ꯍꯣꯏ ꯀꯣꯠꯇꯩꯅꯤꯀꯣ ꯑꯩ ꯌꯥꯝ ꯀꯥꯎꯈ꯭ꯔꯦꯗ ꯃꯇꯝ ꯁꯥꯡꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯣꯖꯥꯒꯤ ꯀꯩꯅꯣꯁꯦ ꯑꯩ ꯉꯁꯤꯗꯤ ꯌꯥꯝꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈꯤꯗꯨꯅꯤ ꯁꯩꯔꯦꯡ ꯂꯣꯝꯗꯗꯤ ꯌꯥꯝ ꯆꯪꯁꯤꯟꯖꯔꯣꯏꯒꯦ ꯁꯩꯔꯦꯡꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥꯅꯁꯨ ꯃꯃꯥꯡꯉꯩꯗ ꯃꯌꯥꯝ ꯑꯃ ꯍꯥꯏꯕꯤꯔꯦ ꯑꯩꯈꯣꯏ ꯏꯟꯇꯔꯚ꯭ꯌꯨꯗ ꯑꯗꯩꯗꯤ ꯀ꯭ꯔꯤꯇꯤꯛꯁꯤꯡꯅ ꯂꯥꯏꯔꯤꯛ ꯏꯕꯤꯕꯗ ꯅꯩꯅꯕꯗ ꯑꯗꯨꯗꯩꯗꯤ ꯕꯦꯡꯒꯣꯂꯤ ꯀꯥꯡꯕꯨꯅꯁꯨ ꯕꯦꯡꯒꯣꯂꯤ ꯑꯏꯕꯁꯤꯡꯅꯁꯨ ꯑꯗꯨꯗꯩꯗꯤ ꯍꯤꯟꯗꯤꯗꯁꯨ ꯑꯇꯩ ꯑꯇꯩ ꯀꯩꯅꯣꯗꯁꯨ ꯃꯌꯥꯝ ꯑꯃ ꯐꯪꯉꯦ ꯑꯗꯨꯅ ꯁꯩꯔꯦꯡꯒꯤꯁꯤꯗꯤ ꯃꯌꯥꯝꯅ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯂꯧꯖꯔꯒꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩ ꯈꯔ ꯑꯩꯈꯣꯏꯒꯤ ꯑꯥꯔ.ꯖꯦ ꯃꯤꯇꯩꯒꯤ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯀꯩꯅꯣꯅ ꯑꯣꯔꯨꯅꯥ ꯅꯍꯥꯛꯄꯨꯝ ꯑꯣꯔꯨꯅꯥꯅ ꯏꯕꯗꯨꯒ ꯑꯩ ꯀꯣꯟꯅ ꯂꯥꯛꯆꯒꯦ ꯐꯦꯃꯤꯅꯤꯖꯝꯒꯤ ꯃꯇꯥꯡꯗ ꯑꯗꯨꯒꯩꯗꯣ ꯉꯁꯥꯏꯒꯤ ꯑꯣꯟꯂꯤ ꯋꯥꯟ ꯃꯦꯝꯆꯧꯕꯤ ꯏꯁ ꯑꯣꯟꯂꯤ ꯋꯥꯟ ꯑꯣꯏꯔꯛꯄꯒꯤ ꯃꯇꯥꯡꯁꯦ ꯁꯣ you were born in before 60 1960 ꯑꯗꯨꯒꯩꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯌꯪ ꯂꯥꯎꯕ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯏꯟꯁꯇꯦꯕꯜ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯜꯒꯤ 80ꯒꯤ 70ꯒꯤ ꯃꯔꯛꯁꯤꯒꯩꯁꯤꯒ ꯆꯥꯎꯔꯛꯏꯉꯩ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯄꯥꯟꯗꯅꯤ ꯂꯩꯕꯁꯤ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯆꯥꯎꯖꯔꯛꯄꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯁꯩꯔꯦꯡꯗꯁꯨ ꯇꯥꯏ ꯃꯅꯤꯄꯨꯔꯒꯤ ꯏꯒꯤ ꯀꯩꯅꯣꯁꯤꯁꯨ ꯕꯪꯒ꯭ꯂꯥꯗꯦꯁꯇꯁꯨ ꯐꯥꯎꯗꯣꯔꯛꯏ ꯃꯆꯨꯝ ꯑꯣꯏꯅ ꯂꯥꯛꯄ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯕꯣꯔꯥꯛꯀꯤ ꯇꯨꯔꯦꯜꯒꯤ ꯀꯩꯅꯣꯗ ꯑꯣꯏꯅ ꯂꯥꯛꯈꯤꯕ ꯌꯥꯏ ꯕꯠ ꯁꯝ ꯕ꯭ꯂꯥꯗꯁ ꯑꯥꯔ ꯏꯟ ꯕꯪꯒ꯭ꯂꯥꯗꯦꯁꯇꯁꯨ ꯂꯥꯛꯈꯤ ꯏꯒꯤ ꯀꯩꯅꯣ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏ ꯏ ꯇꯥꯕꯒꯤ ꯋꯥꯔꯤꯁꯦ ꯇꯣ ꯑꯁꯤꯒꯤ ꯃꯔꯛꯁꯤꯗ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯑꯣꯖꯥ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯦꯛꯇꯤꯚꯤꯁ ꯑꯃꯁꯨ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯆꯥ ꯂꯩꯃꯒꯤ ꯊꯧ ꯄꯨꯗꯨꯅ ꯑꯗꯨꯒꯗꯤ ꯑꯦज ꯑꯦ ꯖꯔꯅꯦꯂꯤꯁ ꯑꯣꯏꯅ ꯑꯗꯨꯒꯤ ꯃꯇꯥꯡꯁꯨ ꯑꯩ ꯈꯔ ꯊꯦꯡꯅꯖꯈ꯭ꯔꯦ ꯑꯁꯤꯒꯤ ꯀꯩꯅꯣ ꯖꯔꯅꯤꯁꯦ
ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯀꯩꯅꯣꯒꯤ ꯑꯗꯣ ꯑꯗꯨꯝ ꯂꯩ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩ ꯃꯔꯛ ꯑꯝꯇ ꯊꯠꯆꯒꯦꯀꯣ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ ꯀꯃꯥꯏꯅ ꯇꯧꯗꯅ ꯗꯦꯕꯤ ꯂꯧꯊꯣꯛꯈꯤꯕꯅꯣꯗ ꯑꯩ ꯑꯗꯨ ꯌꯧꯖꯔꯛꯑꯒꯦꯕꯀꯣ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯤꯌꯨ ꯑꯗ ꯑꯩꯅ ꯍꯧꯖꯤꯛ ꯉꯁꯥꯏ ꯀꯖꯤꯟ ꯑꯃ ꯄꯟꯖꯈꯤꯕꯗꯣ ꯑꯥ ꯑꯩꯒꯤ ꯏꯕꯨꯡ ꯀꯖꯤꯟꯁꯦ ꯃꯥꯏ ꯃꯃꯤꯡ ꯁꯔꯠꯆꯟꯗ꯭ꯔ ꯀꯧꯋꯦ ꯑꯗꯣ ꯃꯥꯁꯤꯒ ꯑꯩꯁꯦ ꯅꯨꯄꯥ ꯃꯆꯥ ꯃꯥꯏ ꯃꯇꯨꯡ ꯀꯣꯏꯟ ꯃꯥꯅ ꯇꯧꯔꯤꯅꯤ ꯍꯦꯛ ꯇꯧꯅꯤ ꯃꯥꯅ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯔꯦ ꯑꯩ ꯄꯥꯅꯤ ꯃꯥꯅ ꯍꯦꯛ ꯇꯧꯕꯁꯦ ꯑꯩ ꯌꯥꯎꯗꯕ ꯌꯥꯔꯣꯏꯕ ꯑꯗ ꯃꯥꯅ ꯀꯩꯅꯣ ꯇꯧꯔꯤ ꯀ꯭ꯂꯥꯁ 7ꯗ ꯀꯥꯔꯤꯉꯩꯗ ꯅꯟꯗꯂꯥꯟ ꯔꯣꯏꯒꯤ ꯃꯩꯇ꯭ꯔꯕꯥꯛ ꯄꯣꯔꯛꯑꯦ ꯑꯗꯒꯤ ꯀꯔꯤ ꯂꯥꯏꯔꯤꯛꯁꯦ ꯃꯥꯅ ꯄꯨꯄꯨꯗ ꯄꯣꯔꯛꯑꯦ ꯑꯗꯨꯝ ꯄꯨꯄꯥꯗ ꯄꯥꯕ ꯑꯗ ꯄꯥꯕꯁꯤꯗ ꯁꯨꯝ ꯊꯣꯛꯎꯗꯅ ꯅꯧꯔꯤꯌꯥ ꯐꯨꯂꯣꯒꯤ ꯑꯩꯒꯤ ꯋꯥꯔꯦꯡꯁꯤ ꯌꯧꯔꯛꯑꯕ ꯑꯁꯤꯅꯤꯁꯦ ꯑꯩꯉꯣꯟꯗ ꯁꯥꯊꯤꯅ ꯑꯩꯉꯣꯟꯗ ꯆꯦꯟꯖ ꯇꯧꯈꯤꯕꯁꯦ ꯑꯗ ꯅꯧꯔꯤꯌꯥ ꯐꯨꯂꯣꯁꯤ ꯄꯥꯔꯦ ꯅꯧꯔꯤꯌꯥ ꯐꯨꯂꯣꯁꯤ ꯄꯥꯔꯛꯄꯗꯒꯤꯗꯤ ꯃꯥꯏ ꯂꯥꯏꯔꯤꯛꯁꯦ ꯑꯩꯅ ꯏꯖꯕꯅꯦ ꯑꯩ ꯃꯃꯥꯡꯒꯤ ꯆꯍꯤ 2-3 ꯀꯣꯔꯣꯅꯥ ꯃꯃꯥꯡꯗꯅꯤ ꯑꯩꯈꯣꯏꯒꯤ ꯅꯧꯔꯤꯌꯥ ꯐꯨꯂꯣꯒꯤ ꯑꯍꯥꯟꯕ ꯇꯧꯔꯒ ꯃꯗꯨꯁꯨ ꯑꯩꯈꯣꯏ ꯑꯁꯩ ꯂꯨꯝꯅ ꯑꯌꯥꯝꯕ ꯇꯧꯕꯅꯦ ꯐꯨꯂꯣꯁꯦ ꯃꯥꯁꯦ ꯀꯕꯤ ꯑꯣꯏꯅ ꯑꯗꯨꯒ ꯊꯤꯡꯀꯔ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏꯅ ꯄꯨꯈꯠꯀꯗꯕꯅꯤ ꯅꯣꯏ ꯙꯔꯃꯒꯤ ꯀꯔꯃꯒꯤ ꯂꯥꯏꯅꯤꯡꯍꯜ ꯑꯣꯏꯅ ꯁꯨꯝ ꯊꯝꯃꯒꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯅ ꯃꯔꯨ ꯑꯣꯏꯅ ꯑꯩꯒꯤ ꯃꯔꯨ ꯗꯤꯂꯤꯞ ꯃꯌꯦꯡꯕꯝꯅꯅꯦ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯀꯕꯤ ꯑꯣꯏꯅꯁꯨ ꯔꯤꯒꯥꯔꯠ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯇꯧꯔꯒ ꯃꯣꯏꯒꯤ ꯀꯩꯅꯣꯗ ꯂꯩꯕ ꯀꯔꯤ ꯑꯩ ꯃꯃꯤꯡꯁꯦ ꯍꯥꯏꯕ ꯊꯣꯛꯇ꯭ꯔꯦꯅꯦ ꯁꯨꯝ ꯐꯦꯃꯤꯂꯔ ꯑꯣꯏꯗꯗꯅ ꯀꯁꯥꯗ ꯂꯩꯕ ꯑꯩ ꯆꯠꯂꯨꯔꯕꯅꯤꯅ ꯏꯕꯨꯡꯉꯣ ꯕꯤꯁꯅꯥꯠꯇꯣ ꯃꯣꯏꯒꯤ ꯂꯩꯀꯥꯏ ꯑꯃꯒ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯐꯨꯂꯣꯒꯤ ꯍꯣꯏꯒꯤ ꯂꯩꯔꯤꯕ ꯀꯩꯅꯣꯗꯨꯒ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗꯨꯒ ꯑꯩꯈꯣꯏ ꯑꯁꯦꯂꯨꯛꯀ ꯀꯣꯂꯥꯕꯣꯔꯦꯠ ꯇꯧꯔꯒ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤꯗ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯁꯦꯃꯤꯅꯥꯔ ꯑꯃ ꯑꯍꯥꯟꯕꯅꯦ ꯁꯦꯃꯤꯅꯥꯔ ꯑꯃ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯇꯧꯔꯨꯔꯦꯕ ꯑꯩ ꯉꯥꯏꯍꯥꯛ ꯅꯤꯡꯁꯤꯡꯉꯛꯀꯅꯤ ꯇꯥꯎꯟ ꯃꯃꯤꯡꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯨꯕꯅꯦꯕ ꯑꯗꯨꯅ ꯑꯗꯨꯗꯒꯤ ꯑꯩꯅ ꯈꯪꯉꯛꯄꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯐꯨꯂꯣꯒꯤ ꯑꯗꯨꯁꯨ ꯑꯩꯅ ꯄꯟꯖꯕꯅꯦꯕ ꯃꯅꯤꯄꯨꯔꯗ 19 ꯀꯩꯅꯣꯒꯤ ꯃꯇꯝꯗ ꯕꯦꯁ ꯀꯩꯅꯣꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯄꯥꯕ ꯃꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯕ ꯂꯥꯏꯔꯤꯛꯁꯦ ꯀꯩꯅꯣ ꯀꯣꯃꯣꯜꯒꯤ ꯃꯥꯙꯕꯤꯒ ꯑꯩꯒꯤ ꯋꯥꯔꯦꯡꯒꯅꯦꯅ ꯃꯥꯙꯕꯤꯁꯤꯒ ꯑꯩꯒꯤ ꯋꯥꯔꯦꯡꯒꯁꯦ ꯇꯠꯇꯅ ꯄꯥꯕꯅꯦꯕ ꯑꯩꯈꯣꯏ ꯍꯦꯛ ꯂꯥꯏꯔꯤꯛ ꯄꯥꯕ ꯉꯝꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯗꯨꯒꯤ ꯃꯊꯪꯗ ꯖꯥꯠ ꯑꯣꯟꯕ ꯍꯥꯏꯗꯅ ꯂꯩꯇꯥꯟꯊꯦꯝ ꯔꯥꯝ ꯊꯧꯕꯥꯜꯒꯤ ꯁꯤꯅꯦꯕ ꯑꯉꯛ ꯌꯥꯝ ꯊꯤꯅ ꯄꯣꯄꯨꯂꯔ ꯑꯣꯏꯈꯤꯕꯁꯦ ꯑꯗ ꯑꯩꯒꯤ ꯋꯥꯔꯦꯡꯁꯤ ꯄꯥꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡꯅ ꯑꯩꯈꯣꯏꯁꯤꯕꯨ ꯂꯥꯟꯅ ꯄꯨꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯪꯖꯕꯅꯤꯅ ꯃꯤꯒꯤ ꯃꯔꯣꯟꯗ ꯁꯪꯁꯀ꯭ꯔꯤꯠꯇ ꯑꯩꯈꯣꯏꯅ ꯇꯥꯡꯉꯒ ꯔꯤꯆꯨꯋꯦꯜꯁꯤ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯕ꯭ꯔꯥꯍ꯭ꯃꯤꯟꯒꯤ ꯀꯜꯆꯔ ꯑꯃ ꯑꯩꯅ ꯑꯄꯥꯅꯅ ꯕ꯭ꯔꯥꯍ꯭ꯃꯤꯟꯁꯤꯡꯕꯨ ꯆꯩꯖꯕꯁꯨ ꯅꯠꯇꯦ ꯊꯥꯒꯠꯆꯕꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯁꯤꯗꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯅꯤ ꯆꯔꯆ ꯀꯩꯅꯣꯗꯁꯨ ꯈ꯭ꯔꯤꯁꯇꯤꯌꯥꯟꯒꯤ ꯆꯔꯆ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯔꯤꯂꯤꯖꯁ ꯂꯤꯗꯔꯁꯤꯡꯁꯤꯒ ꯅꯤꯡꯊꯧꯒ ꯑꯗꯨꯝ ꯃꯨꯛꯅꯔꯦ ꯋꯥꯔꯤꯕꯨ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧꯁꯨ ꯉꯥꯏ ꯀꯃꯟꯅꯔꯁꯤꯡꯒꯤ ꯑꯗꯨꯒ ꯆꯔꯆꯁꯨ ꯉꯥꯏ ꯀꯃꯟꯅꯔꯁꯤꯡꯒꯤ ꯃꯣꯏꯒꯤ ꯃꯔꯟ ꯑꯣꯏꯅ ꯂꯧꯁꯟꯅꯕ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯍꯥꯏꯗꯤ ꯄꯋꯥꯔ ꯍꯥꯏꯁꯤꯃꯛꯇꯕꯨ ꯃꯤꯑꯣꯏꯕꯅ ꯃꯤꯑꯣꯏꯕꯕꯨ ꯉꯥꯛꯆꯅꯕ ꯍꯤꯡꯖꯅꯕ ꯑꯩꯅ ꯁꯦꯝꯈ꯭ꯔꯒ ꯂꯥꯁꯇꯗꯤ ꯄꯋꯥꯔ ꯈꯨꯗꯤꯡꯃꯛ ꯀꯃꯟꯅꯔꯗ ꯑꯣꯟꯁꯤꯜꯂꯒ ꯆꯥꯗꯕ ꯄꯋꯥꯔ ꯒ꯭ꯔꯨꯞꯁꯦ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯈꯜꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯁꯪꯁꯀ꯭ꯔꯤꯠꯇ ꯇꯥꯡꯉꯨꯕꯗꯒꯤ ꯂꯥꯏꯅꯤꯡꯗꯒꯤ ꯑꯗꯩ ꯕ꯭ꯔꯥꯍ꯭ꯃꯟꯁꯤꯡꯅ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯈꯔ ꯑꯗꯒꯤ ꯃꯥꯡꯕ ꯑꯗꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯏꯔꯥꯕꯣꯠꯀꯤ ꯃꯇꯝꯗ ꯏꯔꯥꯕꯣꯠꯃꯛꯅ ꯍꯧꯈ꯭ꯔꯤꯗꯨꯅꯤ ꯆꯟꯗꯣꯟ ꯁꯦꯟꯈꯥꯏ ꯍꯥꯏꯔꯣ ꯑꯗꯒꯤꯗꯤ ꯑꯃ ꯍꯥꯏꯔꯣ ꯑꯃꯒꯤ ꯍꯥꯏꯔꯣ ꯑꯗꯒꯤ ꯑꯃꯥꯡ ꯑꯁꯦꯡ ꯍꯥꯏꯔꯣ ꯙꯔꯃꯒꯤ ꯃꯤꯡꯗ ꯑꯩꯈꯣꯏꯗ ꯂꯧꯔꯝꯕ ꯇꯦꯛꯁ ꯃꯌꯥꯝ ꯑꯃ ꯏꯔꯥꯕꯣꯠꯃꯛꯅ ꯈꯥꯡꯕ ꯉꯝꯗꯗꯅ ꯍꯧꯔꯛꯈ꯭ꯔꯒ ꯑꯗꯩ ꯕ꯭ꯔꯍ꯭ꯃ ꯁꯚꯥꯒ ꯏꯔꯥꯕꯣꯠꯀꯒꯤ ꯇꯧꯅꯕ ꯂꯥꯟꯁꯤꯗ ꯂꯥꯁꯇ ꯍꯥꯏ ꯀꯣꯔꯠꯇ ꯀꯨꯀꯨꯝꯃꯅ ꯆꯩꯔꯥꯞ ꯌꯧꯅ ꯇꯧꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣꯅ ꯏꯔꯥꯕꯣꯠꯅ ꯉꯝꯃꯦꯅ ꯆꯩꯊꯔꯝ ꯀꯨꯝꯃꯥꯔꯗ ꯌꯥꯎꯕꯅꯤ ꯏꯔꯥꯕꯣꯠ ꯑꯩꯈꯣꯏꯅ ꯄꯨꯈꯠꯂꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗꯗꯤ ꯑꯃꯥꯡ ꯑꯁꯦꯡ ꯍꯥꯏꯔꯣ ꯀꯌꯥ ꯁꯥꯊꯤꯈ꯭ꯔꯒꯦ ꯏꯕꯨꯡꯉꯣ ꯌꯦꯡꯕꯤꯌꯨꯅꯦ ꯃꯤ ꯑꯁꯤꯕꯗꯨꯕꯨ ꯄꯣꯠꯂꯣꯏꯗꯅ ꯐꯨꯝꯕ ꯌꯧꯈ꯭ꯔꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯁꯤꯗꯤ ꯑꯔꯣꯏꯕꯤꯅꯦꯕ ꯑꯗꯨꯛ ꯌꯧꯅ ꯄ꯭ꯔꯖꯥꯅ ꯋꯥꯕꯗꯣ ꯂꯤꯗꯔ ꯂꯩꯇꯕꯅꯤꯅ ꯏꯔꯥꯕꯣꯠ ꯈꯛ ꯊꯣꯛꯂꯛꯑꯀꯥꯟꯗ ꯇꯧꯔꯝꯕꯩ ꯋꯥꯅꯦꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯍꯣꯏ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯛꯄꯗꯒꯤ ꯑꯍꯣꯡꯕꯕꯨꯗꯤ ꯂꯥꯛꯄ ꯌꯥꯏꯀꯣ ꯑꯩꯈꯣꯏꯁꯦ ꯙꯔꯃꯁꯤꯗ ꯙꯔꯃꯗꯨꯒꯤ ꯑꯋꯥꯡꯕ ꯐꯖꯕ ꯐꯤꯂꯣꯁꯣꯐꯤꯗꯨ ꯅꯠꯇꯕꯗ ꯃꯇꯦꯛ ꯃꯌꯥꯗ ꯑꯩꯈꯣꯏꯁꯦ ꯕ꯭ꯔꯍ꯭ꯃ ꯁꯚꯥꯁꯤꯅ ꯄꯋꯥꯔ ꯌꯥꯝꯅ ꯄꯥꯝꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯋꯥꯔꯨꯕ ꯑꯗꯨꯒꯨꯝꯕ ꯃꯇꯝꯗꯨꯒꯤ ꯀꯩꯅꯣꯗꯨꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯨꯗ ꯑꯩꯁꯦ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯑꯣꯏꯅ ꯌꯥꯎꯖꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯑꯗꯨꯗꯅꯦ ꯑꯩꯅ ꯀ꯭ꯂꯥꯁ 1969 ꯑꯩꯅ ꯀ꯭ꯂꯥꯁ 8 ꯀꯥꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩ ꯏꯊꯟꯇ ꯃꯇꯝ ꯆꯅꯨ ꯏꯕꯦꯝꯃ ꯂꯩꯅ ꯏꯊꯟꯇ ꯊꯣꯟꯖꯩ ꯍꯥꯏꯖꯔꯤꯁꯦ ꯃꯇꯝꯗꯨꯗ ꯑꯩ ꯊꯣꯏꯅ ꯊꯦꯡꯅꯗ꯭ꯔꯤ ꯊꯦꯡꯅꯗ꯭ꯔꯤ ꯂꯩꯇꯦ ꯃꯇꯝꯗꯨ ꯂꯩꯇꯦ
ꯃꯥꯟꯗꯦ ꯑꯩ ꯌꯥꯝ ꯊꯨꯅ ꯀꯩꯅꯣ ꯃꯦꯆꯨꯔ ꯑꯣꯏꯖꯈ꯭ꯔꯦ ꯃꯦꯆꯨꯔ ꯋꯥꯔꯤ ꯑꯃꯅꯤꯀꯣ ꯀꯩꯅꯣꯝ ꯂꯥꯏꯔꯤꯛꯇꯨ ꯌꯥꯝ ꯄꯥꯔꯨꯕꯅꯤꯅ ꯍꯥꯏꯕ ꯃꯇꯝꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯀꯩꯅꯣ ꯑꯣꯏꯔꯣ ꯔꯤꯚꯥꯏꯕꯦꯂꯤꯖꯝꯒꯤ ꯏꯍꯧ ꯑꯣꯏꯔꯣ ꯑꯗꯩ ꯄꯣꯂꯤꯇꯤꯀꯦꯜ ꯑꯣꯏꯔꯣ ꯑꯗ ꯃꯌꯦꯛꯀꯤ ꯏꯍꯧꯒꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯃꯤꯅꯀꯦꯇꯟ ꯍꯣꯏꯅꯒ ꯇꯧꯕ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯩꯅꯣꯗ ꯖꯦꯝ ꯍꯣꯜꯗ ꯃꯌꯦꯛꯀꯤ ꯃꯌꯥꯝ ꯅꯩꯅꯕꯒꯁꯦ ꯏꯄꯤꯛ ꯄꯤꯛꯈꯩ ꯑꯩꯁꯦ ꯌꯥꯎꯖꯔꯛꯏ ꯑꯗꯩ ꯗꯥꯡꯒꯦ ꯍꯥꯏꯅ ꯀꯝꯃꯨꯅꯤꯁꯀꯤ ꯄꯥꯔꯇꯤ ꯏꯟꯗꯤꯌꯥꯗ ꯃꯣꯏ ꯗꯥꯡꯒꯦ ꯍꯥꯏꯔꯗꯤ ꯂꯣꯏꯔꯦ ꯑꯗ ꯃꯅꯤꯄꯨꯔꯗꯒ ꯂꯥꯛꯑ ꯃꯤꯇꯤꯡ ꯇꯧꯕ ꯂꯝꯐꯦꯜꯗ ꯇꯧ ꯃꯤꯅ ꯄꯨꯡꯃꯨ ꯃꯨꯏꯌꯦ ꯑꯩꯁꯦ ꯑꯩ ꯎꯖꯔꯦ ꯃꯤꯁꯦ ꯌꯥꯝ झꯜꯂꯛꯑꯗꯤꯀꯣ ꯏꯕꯨꯡꯉꯣ ꯄꯨꯡꯃꯨ ꯍꯦꯛ ꯃꯨꯖꯥꯠꯅꯤꯀꯣ ꯃꯤ ꯃꯀꯣꯛ ꯃꯌꯥꯝꯁꯦ ꯀ꯭ꯔꯥꯎꯗꯁꯦ ꯑꯩ ꯌꯥꯝ ꯄꯤꯛꯏꯕꯅꯦꯕ ꯀ꯭ꯂꯥꯁ 7ꯗꯩ ꯎꯔꯛꯑꯦꯕ ꯑꯗꯣ ꯑꯩꯒꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃꯁꯤꯅ ꯑꯩꯁꯦ ꯉꯁꯥꯏꯒꯤ ꯑꯗꯨꯅꯦ ꯕꯩꯁꯅꯣ ꯏꯕꯣꯛꯅ ꯕꯩꯁꯅꯣ ꯑꯣꯏꯔꯒ ꯑꯩ ꯊꯣꯛꯄ ꯑꯃ ꯇꯧꯖꯗꯅ ꯏꯊꯟꯇ ꯊꯅꯥꯎꯖꯝ ꯆꯅꯨ ꯏꯕꯦꯝꯍꯜ ꯍꯥꯏꯅ ꯉꯁꯥꯏ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯁꯦꯜꯐ ꯔꯤꯌꯦꯂꯥꯏꯖꯦꯁꯟ ꯍꯥꯏꯒ ꯇꯥꯔꯦ ꯉꯁꯥꯏꯒꯤ ꯀꯣꯟꯁꯤꯌꯁꯅꯦꯁ ꯑꯃ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯔꯨꯕ ꯑꯗꯨꯗꯩꯗꯤ ꯇꯁꯦꯡꯅꯗꯤ ꯑꯩꯈꯣꯏ ꯁꯦꯜꯐ ꯀꯣꯟꯁꯤꯌꯁ ꯅꯠꯇ꯭ꯔꯒꯅ ꯏꯅꯔ ꯀꯩꯅꯣꯁꯤꯗꯤ ꯂꯥꯏꯔꯤꯛ ꯄꯥꯕꯗꯒꯤ ꯊꯣꯛꯂꯛꯏꯅ ꯀꯩꯅꯣꯁꯦ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯇꯣꯞꯄ ꯂꯥꯏꯅꯤꯡ ꯆꯠꯂꯒ ꯑꯇꯣꯞꯄ ꯂꯥꯏꯅꯤꯡ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯀꯩꯅꯣꯗ ꯂꯨꯞꯆꯔꯒꯁꯨ ꯑꯣꯖꯥꯅ ꯈꯪꯖꯤꯜꯂꯨꯕ ꯅꯠꯇ꯭ꯔꯒ ꯇꯤꯟꯅꯔꯨꯕ ꯅꯠꯇ꯭ꯔꯒ ꯄꯥꯝꯃꯨꯕ ꯃꯌꯥꯝꯗꯨꯗꯒꯤ ꯑꯗꯨꯗꯅꯤ ꯑꯩꯅ ꯑꯣꯖꯥ ꯉꯁꯥꯏꯒꯤ ꯍꯥꯏꯔꯛꯏꯕ ꯀꯩꯅꯣꯁꯦ ꯉꯁꯥꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯤ ꯄꯥꯝꯃꯛꯄꯗꯒꯤ ꯍꯧꯖꯤꯛ ꯃꯊꯪ ꯏꯅꯔꯛꯄꯗꯣ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯖꯔꯅꯦꯂꯤꯖꯝ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯑꯦꯛꯇꯤꯚꯤꯁꯀꯤ ꯂꯝꯗ ꯂꯥꯛꯄꯁꯦ ꯉꯁꯥꯏꯒꯤ ꯁꯨꯃꯥꯏ ꯁꯨꯝ ꯆꯠꯄꯗꯒꯤ ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯇꯥꯡꯐꯝꯗ ꯀꯔꯝꯕ ꯈꯦꯟꯐꯝꯗ ꯑꯁꯨꯃꯥꯏꯅ ꯌꯥꯎꯈꯤꯕꯅꯣ ꯉꯁꯥꯏꯒꯤ ꯃꯆꯥ ꯂꯩꯃꯗ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯊꯤꯒꯠꯄ ꯈꯣꯠꯀꯠꯄ ꯑꯗꯩꯗꯤ ꯃꯌꯥꯝꯒꯤ ꯀꯩꯅꯣꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯕꯗꯁꯨ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯕꯗ ꯌꯥꯎꯁꯟꯕꯒꯤ ꯀꯩꯅꯣꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯀꯩꯅꯣꯝꯒ ꯍꯥꯏꯖꯍꯧꯒꯦꯀꯣ ꯑꯩꯅ ꯉꯁꯥꯏꯒꯤ ꯅꯥꯎꯔꯤꯌꯥ ꯐꯨꯂꯣꯗꯨ ꯄꯥꯔꯨꯔꯦ ꯑꯗꯩ ꯏꯃꯤꯡ ꯑꯣꯟꯊꯣꯛꯆꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯑꯌꯥꯝꯕ ꯍꯧꯖꯤꯛ ꯐꯥꯎꯕꯅꯤꯗ ꯅꯨꯄꯥꯁꯤꯡꯁꯤꯅ ꯅꯨꯄꯤꯗ ꯁꯝꯊꯤꯡ ꯇꯧꯕꯁꯦ ꯀꯅꯥꯅꯣꯝꯅ ꯍꯥꯏꯔꯝꯃꯒ ꯀꯅꯥꯅꯣꯝ ꯏꯟꯁꯤꯜꯂꯒ ꯇꯧꯕ ꯑꯣꯏꯅ ꯑꯗꯨꯝ ꯂꯧꯋꯦꯕ ꯑꯩꯈꯣꯏꯒꯤ ꯑꯌꯥꯝꯕ ꯃꯦꯜꯁꯤꯡꯁꯤ ꯀꯣꯛꯁꯤꯗ ꯅꯨꯄꯤ ꯑꯩꯁꯦ ꯌꯥꯝ ꯄꯪꯕ ꯀꯔꯤꯝꯇ ꯍꯦꯛ ꯑꯐ ꯐꯠꯇ ꯃꯁꯥꯒꯤ ꯋꯥꯔꯦꯞꯀ ꯂꯧꯖꯕ ꯉꯝꯗꯕ ꯑꯣꯏꯅ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯔꯤꯁꯤꯅꯤ ꯑꯩ ꯏꯁꯥꯅ ꯂꯥꯏꯔꯤꯛꯇꯨ ꯄꯥꯖꯔꯒ ꯑꯗꯒꯤ ꯑꯩꯒꯤ ꯇꯨꯡꯗ ꯂꯥꯛꯄ ꯀꯩꯅꯣ ꯃꯌꯥꯝꯗꯁꯨ ꯂꯣꯏꯅꯃꯛꯅꯤ ꯑꯩꯅ ꯏꯁꯥꯅ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯟꯖꯈ꯭ꯔꯕ ꯆꯨꯝꯃꯤ ꯍꯥꯏꯅ ꯂꯧꯖꯈ꯭ꯔꯒꯗꯤ ꯑꯩ ꯍꯣꯡꯗꯣꯛꯅꯕ ꯍꯣꯠꯅꯖꯩ ꯑꯗꯨ ꯍꯣꯡꯗꯣꯛꯏ ꯂꯥꯜꯂꯤ ꯈꯪꯉꯕꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕ ꯃꯤ ꯑꯃꯅ ꯍꯥꯏꯔꯒ ꯇꯧꯕ ꯅꯠꯇꯦ ꯍꯥꯏꯕ ꯃꯁꯤ ꯃꯇꯝꯗ ꯑꯩ ꯑꯃꯨꯛꯇꯪꯒ ꯃꯌꯥꯝꯒꯤ ꯐꯣꯔꯝꯁꯦ ꯑꯝꯇ ꯁꯦꯡꯗꯣꯛꯆꯍꯧꯒꯦ ꯑꯗꯒꯤ ꯃꯆꯥ ꯂꯩꯃꯒ ꯌꯥꯎꯔꯛꯄꯁꯤꯗꯤ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯁꯤ ꯆꯞ ꯆꯥꯅ ꯑꯩꯅ 1969ꯒꯤ ꯉꯁꯥꯏꯒꯤ ꯂꯝꯌꯥꯝꯕꯒꯤ ꯃꯨꯞꯃꯦꯟ ꯑꯗꯒꯤ ꯃꯅꯤꯄꯨꯔꯁꯤꯗꯩꯗ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯛꯄ ꯄꯣꯂꯤꯇꯤꯀꯦꯜ ꯆꯦꯟꯖꯀꯤ ꯀꯔꯤꯒꯤ ꯑꯗꯒꯤ ꯆꯥꯛꯇꯥꯡꯕꯒꯤ ꯏꯍꯧ 1965ꯗ ꯑꯦꯝꯁꯨ ꯊꯣꯛꯂꯛꯄ ꯑꯍꯥꯟꯕ ꯑꯗꯒꯤ ꯆꯥꯛꯇꯥꯡꯕꯒꯤ ꯃꯤ 4ꯒ ꯁꯤꯕ ꯃꯁꯤ ꯂꯣꯏꯅ ꯑꯩ ꯌꯨꯝꯗ ꯈꯣꯜꯂꯥꯎꯁꯤꯃ ꯑꯗꯨꯝ ꯂꯧꯔꯕꯅꯤꯅ ꯈꯕꯔꯁꯦ ꯃꯣꯏꯒꯤ CPIꯒꯤ ꯈꯣꯜꯂꯥꯎꯁꯦ ꯂꯧꯋꯦꯕ ꯑꯩꯈꯣꯏ ꯕꯕꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯁꯨꯝ ꯌꯥꯎꯔꯛꯄꯁꯤꯗꯩꯗ ꯃꯆꯥ ꯂꯩꯃꯁꯤꯒꯤ ꯑꯍꯥꯟꯕ ꯃꯣꯏꯒꯤ ꯔꯦꯗꯤꯑꯣ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯑꯩꯅ ꯇꯥꯖꯕ ꯔꯦꯗꯤꯑꯣꯁꯤ 1964ꯔ ꯈꯪꯗ꯭ꯔꯦ ꯏꯍꯥꯟ ꯍꯥꯟꯅ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯔꯦꯗꯤꯑꯣꯗ ꯍꯦꯛ ꯁꯟꯗꯣꯛꯄꯗꯒꯤ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯔꯦꯗꯤꯑꯣꯁꯦ ꯑꯩꯈꯣꯏ ꯕꯕꯥꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯕꯕꯥꯁꯦ ꯔꯦꯗꯤꯑꯣ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯦꯕ ꯔꯦꯗꯤꯑꯣꯁꯦ ꯑꯍꯤꯡ ꯃꯤꯀꯞ ꯊꯣꯛꯂꯛꯄꯁꯦ ꯍꯤꯟꯗꯤ ꯏꯁꯩ ꯅꯨꯡꯁꯤꯕ ꯃꯨꯈꯦꯁꯇꯒ ꯁꯛꯄ ꯂꯣꯏꯅ ꯁꯛꯑ ꯂꯩꯔꯝꯗꯣꯏꯅꯦꯕ ꯑꯗꯨꯝ ꯑꯩꯈꯣꯏꯁꯦ ꯔꯦꯗꯤꯑꯣ ꯊꯥꯕ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯔꯦꯗꯤꯑꯣꯁꯦ ꯂꯩꯈꯠꯂꯒ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯕ ꯑꯗꯨꯝ ꯉꯝꯃꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯔꯦꯗꯤꯑꯣꯁꯤꯗꯤ ꯑꯉꯛꯄ ꯐꯪꯅ ꯀꯥꯟꯅꯕ ꯀꯩꯅꯣꯅꯤ ꯂꯥꯏꯔꯤꯛꯇꯒꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯔꯦꯗꯤꯑꯣꯁꯤꯗꯩꯗ ꯀꯩꯅꯣ ꯇꯧꯕ ꯃꯆꯥ ꯂꯩꯃꯒꯤꯅꯤ ꯍꯥꯏꯗꯅ ꯃꯣꯏꯒꯤ ꯈꯟꯅ ꯅꯩꯅꯕ ꯑꯃ ꯃꯣꯏꯅ ꯉꯥꯡꯅꯕꯁꯦ ꯇꯥꯖꯕ ꯑꯩꯅ ꯇꯥꯖꯈꯤꯕꯁꯤꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦꯕ ꯑꯗꯨꯗ ꯑꯩꯅ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯅ ꯀꯣꯂꯦꯖ ꯍꯦꯛ ꯀꯥꯕꯒ ꯑꯩ ꯃꯆꯥ ꯂꯩꯃ ꯌꯥꯎꯅꯤ ꯍꯥꯏꯅ ꯑꯩꯅ ꯋꯥꯔꯦꯞ ꯂꯧꯖꯈ꯭ꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯑꯣꯖꯥ ꯊꯣꯏꯕꯤꯅ ꯏꯕ ꯑꯩ ꯅꯨꯡꯁꯤ ꯏꯆꯦꯜ ꯍꯥꯏꯕ ꯂꯥꯏꯔꯤꯛꯁꯦ ꯄꯥꯔꯦ ꯑꯩꯈꯣꯏ ꯕꯕꯥꯅ ꯑꯣꯖꯥ ꯊꯣꯏꯕꯤꯅ ꯏꯕ ꯂꯥꯏꯔꯤꯛꯁꯦ ꯐꯣꯡꯕ ꯂꯣꯏ ꯄꯣꯔꯛꯑꯦ ꯔꯥꯙꯥ ꯑꯍꯥꯟꯕ ꯀꯣꯄꯤ ꯐꯣꯡꯕꯒꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯆꯦꯛꯈꯨꯝ ꯌꯥꯝ ꯐꯖꯕ ꯑꯃ ꯑꯣꯏꯔꯝꯕꯅꯦ ꯑꯍꯥꯟꯕꯗ ꯑꯗꯨ ꯑꯩ ꯎꯔꯛꯑꯦ ꯑꯗꯩ ꯔꯥꯙꯥꯁꯤ ꯄꯥꯕ ꯀꯥꯟꯗ ꯅꯠꯇꯦ ꯅꯨꯡꯁꯤ ꯏꯆꯦꯜꯁꯤ ꯄꯥꯕ ꯀꯥꯟꯗ ꯔꯤꯅꯥ ꯍꯥꯏꯔꯤꯕ ꯆꯔꯤꯇ꯭ꯔꯁꯤꯅ ꯀꯦꯔꯦꯛꯇꯔꯁꯤꯅ ꯅꯨꯄꯤꯒꯤꯗꯃꯛꯇ ꯐꯥꯏꯠ ꯇꯧꯅꯤꯒ ꯍꯥꯏꯔꯒ ꯃꯥꯁꯤ ꯑꯣꯖꯥꯅ ꯃꯁꯤ ꯈꯪꯕ ꯋꯥꯠꯈꯤꯕꯖꯥꯠꯅꯤ ꯃꯥꯅ ꯂꯣꯌꯔ ꯑꯣꯏꯅꯤ ꯍꯥꯏꯅ ꯂꯧꯔꯤꯕ ꯔꯤꯅꯥꯁꯤꯅ ꯂꯣ ꯇꯝꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯅꯠꯇ꯭ꯔꯒ ꯂꯣ ꯇꯝꯃꯤ ꯍꯥꯏꯒꯗꯕꯗ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯅ ꯂꯣꯖꯤꯛ ꯂꯧꯋꯦ ꯀꯣꯂꯦꯖꯇ ꯂꯣꯖꯤꯛ ꯂꯧꯋꯦꯅ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏ ꯑꯣꯖꯥ ꯊꯣꯏꯕꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯗ
adagi aidi khangpote aduna ngasai like se parbi rina gi characters ani yam pamjabado adagi di aina SIU college ka kana logic ni adagi ai machalai ma yaudoi masi ai gi warip ni masi gi amana radio taru dagi amana koi oja thoibi gi keno si paru dagi keno mai nungsi isel se amai toroganda college si kara ganda keno si machalai ma ahamba phongba se phong la ani subu eram tai akoi hojik mayam na khangna bi ba hobum setabati haina napi lari ibi ama ai ma je phajani ibani wari macha adai sering ama asang bam su ire ado narrative poem sam su ire bani koi ise mase ado ma gi manang bi ise promotion matam du miga ise ti se ni sang ema magazine secretary oirame ada magazine phunga tawbugi dum bai tawnomar ta koi ise kan manang nu ise promotion moise machale mi matam nu moise executive pu high court moi member ngatane ada machale ma journey si second career hapaga college purpose aina uraba moise wari saraga sum chang aina tanaraga kenogi akogi principal leibudigi mamangi churi dai da moi ngatangi ken laaga sakhi ga thobu jani second ju moi second set ta pudre ko etu da thamaga aina career dugi machale ma si machale ma sibu copy intel yabra hangi ade yaine leihoi ade sumaina ko journey je para matu aidi like pa maningom de yam hogalle maninge smai thoklum othop kada maning sidi batai jam yawram meba masale me yawbi yoina andi aina am tanare ise ma wam ta hangje hogi si masale ma sibu kano sidi yawbi yoini yawre do masale ma sibu ai hita yawje ge yawra hang ade moi ko ise ma kamla ni la moi ani ja haphel ying na ki ba akoi hauji satla dong ni ado ko hauji masale me meeting am lei ado nang na yawge haragadi ibani satpa yawba yani haire matam da ai class loiraga ai imanaba ngaibra karino ama ai hangaga lei aduga numita da mui ani matung ilaga ai se cycle tongaga jamastan da akoi isema khangde madu jamastan ma top la ikoi isema nemala gi yum la khangdi ni da meeting ji yawra hama meeting ada ai di pu pitru pinga di lari pulum ji par hore ani malam yam par sawra amnina ada matam du da kari haini CPI siga akogi masale masi ai tam na khange konung da lai konung lampak da lai lamyam bagi akoi human group oina lei bazani masi gari haida ai si haijara kadra khangde da sengna haibase ta hining e di haibi waja aduni seng haibi na kone pam se tajaning mi CPI sini ba matam da koi communism marxism da phasana train tawdi manipur da tai di da si ka su kaino tongna da bane ba ai di akoi baba siga tawraga da pisak pinga gi kaino pa kholau paraga chawre da yum da dum pupa da pare haije batare akoi gi telai khumbina thamna sa ba hai do natraga aingon na khangning bagi hangar am di hawe mai na apang sak podo ma akoi ipa dun ai pa na lei ba nate ba like ti ai ima se la yam pa ba ai ima se yam maru ba chari character ne ai punsi da ko ima se like abu hai ko matam da abu si yam pa ba ima gi porapane ba ko ba pore isa yam mai tero like men sidi aduna moi haina se CPI gi member ni akoi da thajal ini sini ai se adu mai ne ama ai ko na tajar poi wani ko ha ba khang de ba adu mai CPI thajal ini na moi khanar ba jani ba ise ngang ba je leto je ham seng man gar ba ne ba adu gi khar le ra kan di khang na ra ba adu machale me gi executive yaw ba si di sahi ani gumba phajana luina ra kan da yaw na ma ne adu within some months ai je moina aije ubda pam nungsibira ba ado young members sing ji pam ba gi moina aije organization secretary hapaga executive ta dum yawgre ba ise aduga haina aina nangna organization member oirabanina na organize tawgadabani nang naro na mana ba kar porkadabani sine hoi porak hai adu main tawraga hoji phauri ba koi aruna hairo koi subadani hairo adigi silaramani ji lebak na masak khangi ba mayam ai imana ba mo myam aina loina khomaga masale me do pore ba adu masale magi kaino makha da ne akoi mayam je ai bena masale be adina loin je loina masak nai ba nupi oye ba ai marup mapang me adu ni se main tawraga aina he bhab tar pada kaino se belly rose ki
ꯀꯩꯅꯣꯁꯦ ꯁꯣꯔꯤ ꯚꯦꯂꯤ ꯔꯣꯁ ꯍꯥꯏꯕ ꯅꯠꯇꯦ ꯎꯈ꯭ꯔꯨꯜꯒꯤ ꯀꯩꯅꯣ ꯔꯣꯁꯀꯤ ꯔꯦꯞ ꯀꯦꯁꯀꯤ ꯃꯥꯅ ꯍꯦꯡ ꯇꯧꯔ ꯁꯤꯈꯤꯕꯒꯤ ꯀꯦꯁꯁꯦ ꯑꯩ ꯃꯆꯥꯅꯨꯄꯤ ꯍꯦꯛ ꯌꯥꯎꯕꯒ ꯐꯣꯡ ꯁꯥꯗꯨꯅ ꯂꯩꯕ ꯋꯥꯊꯣꯛꯅꯦꯕ ꯑꯗꯨ ꯃꯁꯤꯒꯤ ꯐꯥꯏꯠ ꯇꯧꯕ ꯀꯦꯁꯁꯦ ꯑꯩ ꯑꯗꯨꯝ ꯌꯥꯎꯕ ꯍꯧꯈ꯭ꯔꯦꯕ ꯑꯗꯨꯗꯒꯤ ꯑꯗꯨ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯄꯃꯛꯇꯤ ꯑꯩꯁꯤ ꯄꯨꯕꯤꯗꯦ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯑꯗꯒꯤ ꯅꯨꯄꯤ ꯂꯥꯟꯁꯤ ꯏꯍꯥꯟ ꯍꯥꯟꯅ ꯑꯣꯕꯖꯥꯔꯕ ꯇꯧꯕ ꯋꯨꯃꯟꯁ ꯗꯦ ꯑꯁꯤ ꯅꯤꯖꯥꯃꯤꯁꯇꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯄ꯭ꯔꯁꯤꯗꯦꯟ ꯏꯁꯦꯝ ꯎꯁꯥꯒꯤ ꯃꯌꯨꯝꯗ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯀꯣꯂꯦꯖꯀꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯏꯔꯝꯕ ꯆꯤꯡꯉꯥꯈꯝ ꯄꯤꯁꯛꯀꯤ ꯃꯆꯥꯅꯨꯄꯤꯅꯤ ꯑꯩꯈꯣꯏ ꯏꯁꯦꯝ ꯎꯁꯥꯁꯦ ꯑꯗ ꯃꯣꯏꯒꯤꯗ ꯑꯩꯈꯣꯏ ꯃꯆꯥꯂꯩꯃ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯀꯩꯅꯣꯁꯦ ꯅꯨꯄꯤ ꯂꯥꯟ ꯇꯧꯕꯒꯤ ꯑꯍꯥꯟꯕ ꯑꯣꯕꯖꯥꯔꯕꯦꯁꯟ ꯃꯆꯥꯂꯩꯃꯅ ꯍꯧꯗꯣꯛꯄ ꯑꯩ ꯌꯥꯎꯔꯛꯏ ꯑꯗꯨꯒ ꯔꯣꯁꯀꯤ ꯀꯦꯁꯀꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯗꯒꯤ ꯃꯣꯏꯒꯤ ꯇ꯭ꯔꯥꯏꯕꯦꯜ ꯇꯥꯡꯈꯨꯜ ꯑꯩꯈꯣꯏꯒꯤ ꯏꯆꯦꯁꯤꯡ ꯎꯅꯕ ꯑꯃ ꯇꯧꯕ ꯑꯩ ꯌꯥꯎꯖꯔꯛꯏ ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯈꯣꯡꯖꯣꯝ ꯂꯥꯟ ꯏꯍꯥꯟ ꯍꯥꯟꯅ ꯀꯩꯅꯣꯗ ꯈꯣꯡꯖꯣꯝꯗ ꯑꯣꯕꯖꯥꯔꯕ ꯇꯧꯕ ꯑꯩ ꯌꯥꯎꯖꯔꯛꯏ ꯑꯗꯒꯤ ꯒꯝꯚꯤꯔ ꯁꯤꯡꯍꯒꯤ 9 ꯖꯅꯋꯥꯔꯤ ꯑꯣꯕꯖꯥꯔꯕ ꯇꯧꯕꯁꯤ ꯑꯍꯥꯟꯕꯗꯤ ꯑꯩ ꯈꯪꯖꯍꯧꯗ꯭ꯔꯦ ꯑꯅꯤꯁꯨꯕ ꯑꯩ ꯌꯥꯎꯔꯛꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯅꯤꯄꯨꯔꯒꯤ ꯌꯥꯋꯣꯟ ꯏꯍꯧ ꯃꯌꯥꯝꯁꯦ ꯑꯁꯤꯒꯤ ꯑꯗꯨꯝ ꯑꯩꯅ ꯌꯥꯎꯗꯕꯁꯤ ꯑꯃꯠꯇꯕꯨ ꯌꯥꯎꯗ꯭ꯔꯦꯕ ꯍꯥꯏꯕ ꯑꯩ ꯂꯣꯏꯅ ꯑꯣꯜꯃꯣꯁ ꯌꯥꯎꯖꯔꯛꯑꯦ almost every event ꯍꯥꯏꯇꯥꯔꯦ ꯑꯦꯕ꯭ꯔꯤ ꯑꯩ ꯂꯣꯏꯅ most of ꯌꯥꯎꯔꯛꯑꯦ the most of the event ꯍꯥꯏꯕ ꯇꯥꯔꯦ ꯍꯣꯏ ꯂꯣꯏꯅꯃꯛ ꯍꯥꯏꯕꯨ ꯆꯥꯎꯊꯣꯛꯅ ꯍꯥꯏꯖꯒꯦ ꯑꯩ ꯌꯥꯎꯗꯕ ꯑꯝꯇ ꯌꯥꯎꯔꯛꯇꯦ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯁꯤꯗꯩꯁꯤꯗ ꯑꯣꯖꯥꯒꯤ ꯋꯥꯛꯃꯥ ꯃꯥꯏꯕꯤ ꯑꯇꯩ ꯑꯇꯩꯗꯁꯨ ꯃꯌꯥꯝ ꯄꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯁꯤꯗꯩꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯄꯜꯂꯤ ꯑꯁꯤ ꯀꯣꯟꯅ ꯑꯁꯤꯒꯤ ꯑꯩ ꯀꯩꯅꯣꯁꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯤ ꯍꯥꯏꯖꯔꯛꯀꯦꯀꯣ ꯑꯩ ꯏꯕꯨꯡꯉꯣ ꯃꯤꯅꯤꯠ ꯑꯝꯇꯁꯨ ꯍꯧꯒꯠꯆꯒꯦ ꯑꯣꯀꯦ ꯀꯥꯏꯗꯦ ꯑꯣꯖꯥ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯖꯥ ꯃꯦꯝꯆꯧꯕꯤ ꯑꯔꯥꯝꯕꯝ ꯑꯣꯡꯕꯤ ꯃꯦꯝꯆꯧꯕꯤ ꯑꯩꯈꯣꯏꯅ ꯎꯅꯖꯔꯤꯕꯁꯤ ꯑꯗꯨꯒ ꯄꯦꯟ ꯅꯦꯝ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯅꯤ ꯑꯔꯥꯝꯕꯝ ꯑꯣꯡꯕꯤ ꯃꯦꯝꯆꯧꯕꯤ ꯑꯗꯨꯒ ꯇꯁꯦꯡꯅ ꯃꯃꯤꯡ ꯑꯣꯏꯅ ꯍꯥꯏꯔꯒꯅ ꯊꯧꯅꯥꯎꯖꯝ ꯆꯅꯨ ꯏꯕꯦꯝꯍꯜ ꯑꯣꯖꯥ ꯌꯧꯔꯛꯑꯦ ꯐꯦꯟ ꯃꯨꯠꯊꯠꯂꯨꯕ ꯈꯅꯥꯎꯁꯦ ꯀꯥꯏꯗꯦ ꯑꯣꯖꯥꯒꯤ ꯀꯩꯅꯣ ꯇꯧꯕꯗ ꯈꯨꯗꯛꯁꯨ ꯁꯨꯝ ꯍꯥꯏꯕꯤꯌꯨꯀꯣ ꯑꯩꯅ ꯉꯁꯥꯏꯁꯨ ꯍꯥꯏꯖꯈꯤꯕ ꯑꯩꯈꯣꯏ ꯌꯥꯝꯅ ꯐꯣꯔꯃꯥꯜ ꯅꯠꯇꯕ ꯌꯥꯝꯅ ꯀꯩꯅꯣ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯇꯤꯚꯤꯗ ꯔꯦꯗꯤꯑꯣꯗ ꯇꯧꯔꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯃꯛꯀꯤ ꯃꯑꯣꯡꯗꯗꯤ ꯇꯧꯖꯔꯣꯏ ꯑꯗꯨꯅ ꯌꯥꯝ ꯆꯝ ꯆꯝꯕ ꯑꯩꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤꯗꯣ ꯑꯩꯈꯣꯏ ꯃꯥꯅꯦ ꯁꯨꯃꯥꯡꯗ ꯐꯝꯃꯒ ꯃꯥꯡꯒꯣꯟꯗ ꯐꯝꯃꯒ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯂꯩꯃꯨꯡ ꯐꯝꯕꯒꯤ ꯃꯑꯣꯡꯗ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯁꯨꯝ ꯁꯥꯟꯅꯖꯕꯅꯤ ꯃꯥꯅꯦ ꯑꯩꯅ ꯉꯁꯥꯏ ꯌꯨꯝꯗꯁꯨ ꯑꯩ ꯂꯩꯖꯔꯤꯕꯅꯤꯗꯣ ꯑꯩꯒꯤ ꯍꯣꯏ ꯌꯨꯝꯗ ꯑꯗꯨꯒꯤ ꯑꯩꯁꯨ ꯑꯩꯒꯤ ꯌꯨꯝꯗ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯔꯦ ꯑꯩꯅ ꯀꯗꯥꯏꯗ ꯀꯅꯥꯗ ꯑꯣꯖꯥꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗꯁꯨ ꯃꯤ ꯌꯥꯝꯃꯦ ꯑꯩꯈꯣꯏ ꯚꯥꯕꯣꯛ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯑꯣꯗꯤꯌꯦꯟꯁ ꯇꯥꯕꯤꯔꯤꯕ ꯌꯥꯝꯃꯦ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯑꯁꯥꯝꯗꯒꯤ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯁꯨꯔꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯀꯅꯥꯗꯥꯒꯤꯁꯨ ꯌꯥꯎꯔꯤ ꯈꯔ ꯑꯃꯦꯔꯤꯀꯥꯒꯤꯁꯨ ꯑꯃꯅꯤ ꯌꯥꯎꯔꯤ ꯑꯣꯖꯥꯁꯤꯡ ꯃꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯣꯖꯥ ꯁꯜꯆꯥꯟꯊꯤꯌꯥ ꯑꯣꯖꯥ ꯒꯨꯅꯆꯟꯗ꯭ꯔ ꯑꯥꯔ ꯀꯦ ꯑꯣꯖꯥ ꯑꯦ ꯀꯦ ꯁꯦꯔꯥꯝ ꯑꯣꯖꯥ ꯕꯤꯁꯇꯥ ꯁꯦꯟꯖꯕ ꯑꯗꯩꯗꯤ ꯅꯤꯡꯊꯧꯖꯥ ꯌꯥꯝꯃꯦ ꯑꯦꯅꯤꯋꯦ ꯀꯣꯟꯅ ꯃꯁꯤꯒꯤ ꯂꯥꯛꯑꯗꯤ ꯃꯇꯝꯁꯤ ꯌꯥꯝ ꯀꯥꯏꯈ꯭ꯔꯅꯤ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯤ ꯃꯌꯥꯝ ꯅꯤꯡꯁꯤꯡꯗꯅ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯗꯅ ꯇꯥꯕꯤꯔꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯑꯗꯨ ꯑꯣꯖꯥꯒꯤ ꯀꯩꯅꯣꯁꯦ ꯑꯩ ꯈꯖꯤꯛꯇꯪ ꯑꯩꯅ ꯉꯁꯤꯁꯨ ꯍꯥꯏꯖꯕꯗꯨꯅꯦ ꯑꯩꯈꯣꯏ ꯁꯩꯔꯦꯡꯗꯨꯗꯤ ꯌꯥꯝ ꯆꯪꯁꯤꯟꯖꯔꯔꯣꯏꯒꯦ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯣꯖꯥꯒꯤ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯑꯗꯨꯗꯒꯤꯗꯤ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯊꯕꯛ ꯍꯥꯏꯗꯤ ꯋꯥꯛꯁꯤꯡꯁꯦ ꯁꯩꯔꯦꯡꯗꯨ ꯊꯝꯃꯒ ꯁꯩꯔꯦꯡ ꯏꯁ ꯑꯦ ꯚꯦꯔꯤ ꯋꯦꯜ ꯔꯤꯄꯣꯔꯇꯦꯠ ꯑꯦꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯒꯁꯨ ꯌꯥꯔꯦ ꯋꯥꯛꯃꯥ ꯃꯥꯏꯕꯤꯗ ꯄꯟꯕ ꯈꯖꯤꯛꯇꯪꯅꯤꯀꯣ ꯑꯣꯖꯥ ꯖꯁ 2 ꯁꯦꯟꯇꯦꯟꯁ ꯌꯣꯏꯔꯦꯜ ꯂꯣꯏꯁꯪ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯁꯣꯏꯕ ꯌꯥꯎꯔꯁꯨ ꯍꯥꯏꯕꯤꯌꯨ ꯌꯣꯏꯔꯦꯜ ꯂꯣꯏꯁꯪꯅ ꯃꯥꯏꯕꯤꯗ ꯃꯌꯦꯛ ꯑꯃꯁꯨꯡ ꯏꯕꯒꯤ ꯍꯛ ꯄꯤꯈꯤꯗꯦ ꯃꯈꯣꯏꯒꯤ ꯄꯣꯠꯊꯣꯛ ꯄꯨꯝꯅꯃꯛ ꯌꯣꯏꯔꯦꯜ ꯂꯣꯏꯁꯪꯒꯤ ꯑꯌꯥꯗ ꯂꯧꯕ ꯇꯥꯔꯗꯤ ꯃꯁꯤꯅ ꯃꯥꯏꯕꯤꯒꯤ ꯀ꯭ꯔꯤꯌꯦꯇꯤꯕꯤꯇꯤ ꯑꯅꯧ ꯑꯅꯧꯕ ꯀꯂꯥꯒꯤ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯄꯒꯤ ꯏꯆꯦꯜ ꯑꯗꯨꯗ ꯑꯆꯧꯕ ꯑꯄꯟꯕ ꯑꯣꯏꯍꯟꯈꯤ ꯑꯣꯖꯥꯅ ꯑꯁꯤꯗꯇꯁꯨ ꯅꯠꯇꯦꯀꯣ ꯑꯇꯣꯞ ꯑꯇꯣꯞꯄ ꯋꯥꯔꯦꯡꯗꯁꯨ ꯄꯟꯕ ꯌꯥꯎꯋꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯥꯏꯕꯤ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯏꯕꯤ ꯅꯠꯇ꯭ꯔꯒ ꯅꯨꯄꯤꯒꯤ ꯑꯣꯏꯕꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯅꯤꯄꯥꯅ ꯄꯥꯟꯕ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤ ꯀꯩꯅꯣꯁꯤ ꯂꯩꯕꯅꯤꯅ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯍꯥꯏꯇꯥꯔꯦ ꯈꯖꯤꯛꯇꯪ ꯑꯄꯟꯕꯁꯤ ꯂꯩꯈꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣ ꯃꯌꯥꯝ ꯈꯨꯗꯝ ꯄꯤꯔꯒ ꯑꯣꯖꯥꯅ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯔꯛꯈꯤ ꯑꯗꯨꯒ ꯑꯩꯅ ꯑꯣꯖꯥꯗ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤꯕ ꯋꯥꯍꯪꯁꯤꯅ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯁꯣꯁꯥꯏꯇꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯑꯣꯖꯥꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯈꯨꯠ ꯊꯥꯔꯛꯄ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯑꯏꯕꯤ ꯑꯃ ꯑꯣꯏꯅ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯤꯚꯤꯁ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯊꯕꯛ
ꯆꯪꯁꯜꯂꯛꯄ ꯃꯇꯝꯗ ꯑꯋꯥꯕꯗꯤ ꯅꯪꯉꯦ ꯁꯣꯏꯗꯅ ꯑꯗꯨꯗꯤ ꯐꯤꯖꯤꯀꯦꯜꯂꯤ ꯑꯋꯥꯕ ꯏꯃꯨꯡꯒꯤ ꯑꯣꯏꯕ ꯑꯃꯒꯤ ꯑꯣꯏꯕ ꯑꯋꯥꯕ ꯑꯗꯨ ꯅꯠꯇꯅ ꯑꯁꯤꯒꯨꯝꯕ ꯅꯤꯄꯥ ꯃꯔꯛꯇꯒꯤ ꯅꯠꯇ꯭ꯔꯒꯅ ꯁꯣꯁꯥꯏꯇꯤꯗꯒꯤ ꯑꯄꯟꯕ ꯄꯤꯔꯛꯄ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯌꯥꯡꯈꯥꯏ ꯊꯤꯒꯥꯏꯕ ꯀꯌꯥꯁꯨ ꯌꯥꯎꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯀꯌꯥ ꯑꯣꯖꯥꯒꯤ ꯄꯔꯁꯣꯅꯦꯜꯒꯤꯗꯤ ꯀꯌꯥ ꯑꯣꯖꯥꯅꯁꯨ ꯍꯥꯟꯅ ꯍꯥꯏꯖꯩ ꯄꯔꯁꯣꯅꯦꯜꯗꯤ ꯀꯌꯥ ꯄꯟꯖꯗꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯖꯤꯛꯇꯪ ꯊꯦꯡꯅꯕꯤꯕ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯒꯨꯝꯕ ꯇꯥꯡꯐꯝ ꯈꯦꯟꯐꯝ ꯀꯔꯤꯒꯨꯝꯕ ꯂꯩꯔꯁꯨ ꯈꯖꯤꯛꯇꯪ ꯇꯥꯛꯄꯤꯌꯨ ꯐꯅꯤ ꯑꯩꯅ ꯀꯩꯅꯣ ꯇꯧꯕ ꯈꯔ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯑꯗꯨ ꯑꯩꯅ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯃꯥꯝ ꯑꯃ ꯑꯩꯅ ꯄꯟꯖꯈꯤꯕꯗꯣ ꯄꯣꯠꯁꯪꯕꯝ ꯂꯥꯜꯂꯃꯅꯤꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯔꯤꯇꯥꯌꯔ ꯇꯧꯈ꯭ꯔꯕ ꯄ꯭ꯔꯣꯐꯦꯁꯔ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯏꯕꯨꯆꯧꯕ ꯃꯥꯒꯤ ꯃꯃꯥꯟꯅꯕꯅꯤ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯃꯥꯝꯁꯦ ꯑꯗ ꯃꯥꯅ ꯑꯩꯅ ꯁꯩꯔꯦꯡꯁꯦ ꯈꯔ ꯈꯔ ꯁꯨꯝ ꯏꯕꯁꯤꯗ ꯃꯣꯏꯒꯤ ꯅꯍꯥꯔꯣꯟ ꯁꯥꯍꯤꯇ꯭ꯌ ꯁꯚꯥꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯐꯣꯡꯕ ꯃꯤꯠꯌꯦꯡ ꯆꯦꯐꯣꯡꯁꯤꯗ ꯑꯉꯥꯡꯒꯤ ꯂꯃꯥꯏ ꯑꯃꯅ ꯍꯥꯡꯗꯣꯛꯑꯦ ꯑꯩꯈꯣꯏꯒꯤ ꯃꯥꯝꯍꯣꯏꯒꯤ ꯖꯔꯅꯦꯜꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯖꯔꯅꯦꯜꯁꯤꯡꯗꯗꯤ ꯑꯉꯥꯡꯒꯤ ꯂꯃꯥꯏꯁꯤ ꯌꯥꯎꯕ ꯑꯩ ꯊꯣꯏꯅ ꯊꯦꯡꯅꯖꯔꯛꯇꯦ ꯃꯣꯏꯅ ꯑꯍꯥꯟꯕ ꯑꯣꯏꯔꯤꯗ꯭ꯔꯥ ꯑꯗꯨ ꯃꯁꯤꯗꯤ ꯑꯩ ꯌꯥꯝ ꯀꯟꯅ ꯑꯩ ꯀ꯭ꯂꯦꯝ ꯇꯧꯕꯗꯤ ꯉꯝꯖꯔꯔꯣই ꯑꯩꯅ ꯏꯕ ꯑꯃ ꯁꯩꯔꯦꯡ ꯑꯃ ꯍꯥꯞꯄꯤꯕ ꯑꯉꯥꯡꯒꯤ ꯂꯃꯥꯏꯗ ꯑꯗ ꯑꯩꯈꯣꯏ ꯃꯥꯝꯁꯤꯅ ꯌꯨꯝꯗ ꯍꯜꯂꯒ ꯑꯁ ꯅꯪꯒꯤ ꯁꯩꯔꯦꯡꯗꯣ ꯃꯤꯅ ꯌꯥꯝ ꯐꯖꯩ ꯍꯥꯏꯔꯦ ꯀ ꯍꯥꯏ ꯑꯗꯨ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯨꯒ ꯍꯔꯥꯎꯔꯒꯁꯨ ꯑꯩ ꯑꯗꯨꯗ ꯌꯥꯝꯅ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯑꯩ ꯂꯧꯔꯨꯗꯦ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁ ꯑꯣꯏꯅ ꯂꯩꯕꯅꯤꯅ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁ ꯑꯣꯏꯕꯒꯤ ꯃꯇꯥꯡꯁꯦ ꯈꯖꯤꯛꯇꯪꯒ ꯑꯃꯨꯛ ꯑꯩ ꯍꯥꯞꯆꯤꯟꯖꯒꯦ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯅꯨꯄꯤ ꯐꯥꯕ ꯍꯥꯏꯅ ꯌꯥꯝ ꯆꯠꯅꯔꯝꯃꯦ ꯍꯥꯏꯕꯤꯌꯨ ꯃꯅꯤꯄꯨꯔꯁꯦ ꯑꯣꯖꯥ ꯍꯣꯏ ꯅꯨꯄꯤ ꯐꯥꯕꯁꯦ ꯑꯩꯗꯤ ꯅꯍꯥꯟꯗꯁꯨꯅꯦ ꯀꯩꯅꯣꯗ ꯑꯩ ꯐꯪꯁꯟ ꯑꯃꯗꯁꯨ ꯈꯔ ꯍꯥꯏꯖꯔꯝꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯃꯗꯗꯤ ꯃꯆꯥ ꯅꯤꯉꯣꯜ ꯊꯥꯖꯕ ꯌꯣꯟꯖꯕ ꯍꯥꯏꯁꯦ ꯅꯨꯄꯥꯁꯤꯡꯁꯤꯅ ꯃꯥꯡꯒꯣꯟ ꯀꯥꯔꯒ ꯐꯝꯃꯒ ꯍꯤꯗꯥꯛ ꯊꯛꯄꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯩꯔꯝꯃꯦ ꯋꯥꯔꯤꯕꯨ ꯍꯥꯏꯔꯤꯕ ꯍꯣꯏ ꯑꯗꯒꯤ ꯃꯃꯥ ꯃꯄꯥꯅ ꯏꯕꯨꯡꯉꯣꯅ ꯀꯔꯥꯏꯗꯩꯅꯣ ꯀꯔꯤꯗꯩꯅꯣꯅ ꯍꯪꯅꯗꯅ ꯈꯣꯠꯅꯗꯅ ꯑꯗꯒꯤ ꯃꯃꯥ ꯃꯄꯥ ꯂꯥꯛꯑꯒ ꯅꯨꯄꯤ ꯃꯆꯥꯗꯨ ꯌꯦꯡꯉꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯧꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ 1935ꯗ ꯀꯩꯅꯣꯁꯤ ꯇꯝꯐꯥꯁꯅꯥ ꯁ꯭ꯀꯨꯜꯁꯤ ꯂꯤꯡꯈꯠꯈ꯭ꯔꯕ ꯃꯇꯨꯡ ꯑꯗꯨꯒ ꯑꯗꯨꯗꯁꯨ ꯉꯥꯏ ꯅꯨꯄꯤ ꯂꯥꯏꯔꯤꯛ ꯇꯝꯕꯗꯤ ꯌꯥꯝꯅ ꯊꯣꯛꯂꯛꯄ ꯅꯠꯇꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯣꯖꯥ ꯄ꯭ꯔꯃꯣꯗꯤꯅꯤ ꯍꯣꯏ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯋꯥꯔꯤꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯊꯦꯡꯅꯔꯕꯅꯤ ꯅꯨꯄꯤ ꯂꯥꯏꯔꯤꯛ ꯇꯝꯕꯕꯨ ꯇꯨꯀꯠꯆꯩꯗ ꯍꯥꯏꯅ ꯑꯩꯈꯣꯏ ꯇꯤꯟ ꯁꯤꯠꯅꯕ ꯑꯗꯨꯕꯨ ꯑꯅꯤꯁꯨꯕ ꯂꯥꯟꯖꯥꯎ ꯃꯇꯨꯡꯗꯒꯤꯗꯤ ꯅꯨꯄꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯃꯁꯤꯡꯁꯤ ꯌꯥꯝ ꯍꯦꯟꯒꯠꯂꯛꯇꯅ ꯂꯩꯁꯥꯕꯤ ꯑꯃꯇꯪ ꯋꯥ ꯑꯃꯇꯪ ꯉꯥꯡꯖꯅꯕ ꯍꯣꯠꯅꯕꯗ ꯃꯁꯛ ꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝ ꯋꯥꯔꯝꯕ ꯂꯩꯁꯥꯕꯤꯁꯤꯡꯗꯣ ꯆꯕꯨꯟ ꯁꯣꯔꯣꯛꯀ ꯊꯣꯛꯑꯒ ꯁ꯭ꯀꯨꯜ ꯀꯥꯈꯠꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗꯗꯤ ꯅꯨꯄꯤ ꯂꯣꯟꯕ ꯑꯗꯩ ꯅꯨꯄꯤ ꯃꯁꯥꯅ ꯌꯥꯗ꯭ꯔꯒꯁꯨ ꯃꯃꯥ ꯃꯄꯥꯅ ꯑꯗꯨꯝ ꯄꯤꯊꯣꯛꯄ ꯑꯗꯨꯝꯕꯒꯤ ꯆꯠꯅꯕꯤꯗꯨ ꯂꯩꯔꯝꯕꯅꯤꯅ ꯑꯗ ꯅꯨꯄꯥ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯄꯩꯁꯥꯒ ꯄꯥꯏꯕꯁꯤꯡꯁꯤꯅ ꯃꯣꯏꯅ ꯍꯥꯏꯕꯗ ꯌꯥꯔꯛꯇ꯭ꯔꯒ ꯐꯥꯕꯒꯤ ꯀꯜꯆꯔꯁꯦ ꯊꯣꯛꯂꯛꯄꯅꯤ ꯃꯔꯨ ꯑꯣꯏꯅ ꯂꯥꯏꯔꯤꯛ ꯅꯨꯄꯤ ꯃꯆꯥ ꯃꯌꯥꯝ ꯂꯥꯏꯔꯤꯛ ꯇꯝꯕ ꯀꯥꯔꯛꯄꯁꯤꯗ ꯑꯗꯨ ꯅꯨꯄꯤ ꯐꯥꯕꯁꯦ ꯌꯥꯝꯅ ꯊꯦꯡꯅꯔꯛꯑꯦ ꯑꯩ ꯏꯁꯥꯃꯛ ꯐꯥꯎꯕꯗ ꯑꯩꯅ ꯀꯣꯂꯦꯖ ꯀꯨꯝꯃꯛꯄꯗ ꯖꯤꯞꯁꯤꯗ ꯅꯨꯄꯥ ꯃꯌꯥꯝ ꯑꯃꯒ ꯅꯨꯄꯤꯁꯤ ꯈꯨꯕꯣꯝꯁꯦ ꯉꯧꯔꯣꯛꯉꯧꯕ ꯈꯨꯕꯣꯝꯁꯦ ꯖꯤꯞ ꯃꯅꯨꯡꯁꯤ ꯎꯔꯕ ꯑꯩ ꯁꯥꯏꯀꯜ ꯊꯧꯅ ꯃꯣꯏ ꯖꯤꯞꯇꯣ ꯑꯗꯨꯝ ꯊꯧꯈꯤꯕꯗꯣ ꯑꯩ ꯏꯁꯥꯃꯛ ꯎꯔꯦ ꯃꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯩꯉꯣꯟꯗ ꯉꯁꯥꯏ ꯏꯕꯨꯡꯉꯣꯅ ꯍꯪꯈꯤꯕꯗꯣ ꯀꯩꯗꯧꯕꯩ ꯃꯆꯥꯅꯨꯄꯤ ꯌꯥꯎꯔꯤꯅꯣꯗꯣ ꯑꯗꯨꯗꯗꯤ ꯑꯩ ꯃꯁꯤ ꯅꯤꯡꯕꯨ ꯊꯣꯏꯅ ꯅꯤꯡꯁꯤꯡꯍꯧꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯨꯄꯤ ꯂꯣꯟꯕ ꯑꯗꯒꯤ ꯅꯨꯄꯤ ꯐꯥꯕꯁꯦ ꯑꯗꯨꯅ ꯃꯆꯥꯂꯩꯃꯁꯤꯡꯅ ꯇꯧꯔꯤꯁꯤꯅ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯎꯀꯨꯒꯨꯝꯕꯁꯦ ꯎꯀꯨꯗ ꯇꯣꯡꯉꯒ ꯅꯨꯄꯥꯁꯤꯡꯅ ꯆꯄꯨꯟ ꯐꯝꯖꯜꯂꯒ ꯅꯨꯄꯤꯁꯦ ꯆꯠꯂꯒ ꯄꯨꯂꯞꯇ ꯂꯛꯅꯕꯤꯕꯗꯣ ꯃꯇꯨꯡꯗꯒ ꯁ꯭ꯀꯨꯜ ꯈꯣꯡꯂꯒ ꯁ꯭ꯀꯨल ꯀꯥꯕ ꯀꯨꯝꯕꯒꯁꯦ ꯒ꯭ꯔꯨꯞ ꯏꯟꯅꯕ ꯑꯗꯨꯒ ꯐꯖꯅ ꯉꯥꯡꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯐꯖꯗꯅ ꯉꯥꯡꯕꯁꯨ ꯌꯥꯎꯏ ꯑꯗꯒꯤꯗꯤ ꯐꯥꯔꯣ ꯅꯠꯇ꯭ꯔꯒ ꯁꯝꯊꯤꯡ ꯊꯣꯛꯑꯣ ꯅꯨꯄꯤꯅ ꯍꯧꯔꯨ ꯇꯩꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝꯁꯦ ꯅꯨꯄꯤꯅ ꯍꯧꯔꯨꯔꯒ ꯊꯣꯛꯄ ꯉꯥꯛꯇ ꯑꯣꯏꯍꯟꯕꯗꯣ ꯅꯨꯄꯤꯅ ꯑꯔꯥꯟꯕꯗ ꯑꯗꯣ ꯑꯩꯈꯣꯏ ꯃꯆꯥꯂꯩꯃꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯆꯪꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯆꯦꯃꯁꯤꯡꯁꯤꯅ ꯍꯦꯛ ꯂꯛꯅꯔꯛꯄ ꯅꯨꯄꯥꯁꯤꯡꯗ ꯄꯨꯂꯤꯁ ꯇꯥꯛꯑꯦꯕ ꯃꯣꯏꯅ ꯇꯧꯔꯝꯃꯤꯁꯦ ꯑꯩꯅ ꯊꯦꯡꯅꯔꯛꯄꯁꯦ ꯑꯗ ꯄꯨꯂꯤꯁꯁꯤꯡꯁꯦ ꯃꯇꯝꯗꯨꯒꯤ ꯄꯨꯂꯤꯁꯁꯤꯡꯗꯨ ꯌꯥꯝ ꯐꯈ꯭ꯔꯦ ꯃꯣꯏꯅ ꯂꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯦ ꯄꯨꯂꯤꯁꯇ ꯍꯦꯛ ꯇꯥꯛꯎꯕꯒ ꯄꯨꯂꯤꯁꯅ ꯅꯨꯄꯥꯗꯣ ꯐꯥꯔꯒ ꯃꯁꯝꯁꯦ ꯈꯔ ꯆꯞꯊꯠ ꯑꯗꯒꯤ ꯃꯣꯏꯒꯤ ꯈꯣꯡꯒ꯭ꯔꯥꯎꯗꯣ ꯈꯔ ꯀꯥꯇꯤꯅ ꯈꯔ ꯆꯞꯊꯠ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯛꯄꯁꯤꯗ ꯑꯗꯒꯤ ꯑꯩꯈꯣꯏꯁꯦ ꯏꯁꯛ ꯈꯪꯕ ꯌꯥꯎꯔꯗꯤ ꯃꯆꯥꯂꯩꯃ ꯌꯥꯎꯏ ꯂꯛꯅꯒꯅꯨ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯅ ꯃꯣꯏ ꯃꯁꯦꯟꯁꯦ ꯕ꯭ꯔꯦꯛ ꯐꯥꯅꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨꯅ ꯐꯥꯕꯒꯤ ꯀꯦꯁ ꯃꯌꯥꯝꯁꯤ ꯃꯆꯥꯂꯩꯃꯅ ꯃꯅꯤꯄꯨꯔ ꯏꯇꯤꯍꯥꯁꯇꯗꯤ ꯑꯩꯈꯣꯏꯅ ꯏꯍꯥꯟ ꯍꯥꯟꯅ ꯁꯤ ꯐꯥꯏꯠ ꯇꯧꯔꯛꯄꯅꯤ ꯑꯗꯨꯒꯤ ꯁꯤꯒꯤ ꯃꯌꯥꯝ ꯁꯤ ꯑꯩ ꯌꯥꯎꯖꯔꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯩꯅꯣꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁ ꯑꯣꯏꯕꯒꯤ ꯀꯩꯅꯣꯁꯦ ꯑꯗ ꯑꯩꯗꯤ ꯑꯁꯤꯗ ꯑꯣꯏꯅ ꯑꯌꯥꯝꯕ ꯑꯗꯨꯝ ꯂꯩꯈꯔꯦꯕ ꯑꯗꯒꯤ ꯄꯥꯠꯁꯣꯏꯗ ꯑꯩꯈꯣꯏꯒꯤ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ
3 days mapan mi amta changhandaba moigisu amata thoandaba imphal ahamba curfew tawbasi masigi kaino sidaida curfew tawdringaida numi humni se sil tawra thamme pasois adu humni sigi ayu angambasi open tawbasida akogi matamduda Manipur Girls Association na maleram ai imanaba singsi khara yawba moida moi mayamsi pasoi chatne tawle ai ga thengnaruga karai digino ma paw am phangaga matamda ai yum pale isa ga loi leire adu ai moi marko de yawraga pasoi di yanana changbase ai yawjare adeida kainogi Dr. Chandramani lekhidre lesang din Chandramani ma ayamba speaker oina thauju pra mazu koi sil to bose hangdokibada hangba tholpa hangba lakpa koi kana mai mamingdo agriculture officer chauba magi mayumdane ama aina mang thara yawbusu ubada mana machalai mane na loraga haina changraga mana kana nomada haraga machalai magi ibe mama yama pasoigi mayam unaba lai adu khunjigi lesabi de nupi gai loi tholo haina madi phamdo MLA oirimina achaubo speaker gumang oirabanina ma admaina hai rajani sanggo yam chawe ina khunba so bisaram gi mayumne mai mamingse iningsang basu mapum oina ningsang dai mai mamingse kamini bidu haibra kamini imdi yawbane adu yimna kasu kuiramnina kawre adu sanggo chawe pek thale pasoi nupi myamse adu amaduda adu maina tawba dai halakpase lambi sida combing operation nena akodi curfew lakthoena puchik chiaga leramba Imphal shahar se ahanbane curfew laktho puchik chiaga yamna yam hainadaba yam nungaitaba kari haini pasoi gi combing operation manungda khabar da iba khara adegi kaino wari oina taba khara adegi kona chale lamyambana investigation tawraga tholakpa crime mayam siphai sing tuna chatharamba adu mayam du matamdu da public na yamuna khangdragasu ayambana tonga oi awoibo oi asengbo oi tawraga mayam je yamna kaino tongnaba kinaba matamneba adugumba matamdu da combing operation yam tawe matamdo adu khongsang da tawi adegi ama tawi adegi di Imphal kaino se loina mu combing operation tawne tawgandu da kaino se akhoi adudane akhoi Manipur gi nupi myam se loi hauraga hekta akhoi maira baibi gi numit kaina palon tawrise adeda piari haino oinamdagi ma tha mari mangamuki masalum ba nupi ama salan thongda gari de targa sibase siba numit tu de ai sanpa hanse sahi ahum mari gumba surmani numituma de aise chathok treba ai angak pa phang aise restless oi adugi kaino sida nupi si sira hai nongala kanda dead body se nupi myam do na thinni hai adigi adu hai ada hai adigi ai imanaba marup khai lo yawrabne ayu mata se pho hawgalaga aise ai husband so hairam de inem pokto so hairam de kana hai tuminna ai cycle khoi babana aina class 10 kaino to paikha thabada raja numbers ta taba ai je kwa kathen leibani dana ada khoi babana ai sakalam leibi ba adene yum pamada su pu adu thauraga ai je combing kaino ne curfew ne ayu angan bagi kaino khara hangingai sibai ga ju thokpoi thokto marak to da aina ngamna ba thauraga ai je khurai yoraba adu khurai de yoraga khurai sidagi dead body si puba yai hai yadi hai adu the police na loi kuiraga ade moina ngammaga nupi se dead body sigi matung ilaga mayam je loin satni haina na tawmaga ayam le hore thangai sena police yawra mina akhoi khara dangdi gari se tongaga aigi marup mama laisram jamuna ma se matam dugi khoi gi machale ma gi secretary ma je ai yam tinarpa ad moju machale ma yawrpane aina khomjaba aigi marom pangche ad maga aiga aduga ima sakhi na yam phaugi machale magi maira paibi ki da lusingbada phaugi base matamda moi adu amna mara paibi mi yosi country ba ima sakhi yawe di kana no khoi kharaga akhoi sidang chatlaga handa nambon yoga na khoi gari se police no khame khoi ma bulap lokap tom thamme yumdana isa hanu pa pitrum le horin ko adum chatle ra ba se yaw le ra ba dai di amaina tawraga adugi piari sibanu misidi kona de mera pa bi gi numit aina mayam da dum observe tawbare
ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯨꯂꯤꯁꯁꯤꯡꯅ ꯌꯧꯔꯒ ꯉꯥꯡꯗꯅ ꯁꯛꯇꯅ ꯌꯥꯎꯔꯝꯕ ꯅꯨꯄꯤ ꯃꯌꯥꯝꯗꯨ ꯂꯣꯏ ꯂꯩꯍꯧꯔꯒ ꯋꯥ ꯃꯆꯦꯠ ꯑꯝꯇ ꯉꯥꯡꯗꯕ ꯀꯔꯤꯝꯇ ꯌꯥꯎꯗꯅ ꯇꯨꯃꯤꯟꯅ ꯑꯩꯈꯣꯏꯗꯤ ꯃꯆꯤ ꯐꯝꯃ ꯂꯣꯏ ꯌꯦꯡꯕ ꯅꯕꯥꯏꯅꯤꯁꯦ ꯀꯃꯥꯏꯅ ꯌꯥꯎꯔꯛꯏꯅꯣ ꯍꯪꯉꯦ ꯖꯃꯨꯅꯥꯒ ꯑꯩꯒꯁꯦ ꯑꯗ ꯑꯩꯁꯦ ꯏꯁꯥꯒ ꯏꯄꯥ ꯄꯥꯔꯒ ꯏꯋꯥꯡ ꯋꯥꯡꯉꯒ ꯆꯍꯤꯁꯦ ꯌꯥꯝ ꯅꯧꯅ ꯌꯨꯝ ꯄꯥꯟꯕꯒ ꯂꯩꯁꯥꯕꯤ ꯑꯅꯤꯁꯦ ꯀꯔꯝꯗ ꯌꯥꯎꯔꯛꯏꯅꯣ ꯍꯥꯏꯅ ꯃꯣꯏꯅ ꯑꯗꯨꯗ ꯇꯧꯕ ꯃꯤꯁꯤꯡꯁꯤꯒꯤ ꯔꯤꯄꯣꯔꯠꯁꯦ ꯃꯣꯏꯅ ꯂꯣꯏ ꯄꯤꯖꯥꯠꯅꯦꯕ CID ꯔꯤꯄꯣꯔꯠꯇ ꯑꯗ ꯑꯩꯈꯣꯏ ꯑꯅꯤꯁꯤꯅ ꯇꯨꯃꯤꯟꯅ ꯐꯝ ꯂꯩꯕ ꯑꯗꯨꯒ ꯅꯕꯥꯅꯤꯁꯦ ꯀꯃꯥꯏꯅ ꯇꯧ ꯌꯥꯎꯔꯛꯏꯅꯣꯅꯅꯦ ꯂꯝꯕꯤꯗꯩ ꯐꯥꯔꯒ ꯑꯩꯈꯣꯏ ꯑꯅꯤꯒ ꯑꯩꯈꯣꯏꯁꯦ ꯑꯗ ꯏꯃꯥ ꯁꯈꯤ ꯍꯣꯏꯁꯤꯅ ꯏꯕꯥꯅꯤꯗ ꯊꯥꯗꯣꯛꯄꯁꯤ ꯉꯝꯗꯗꯅ ꯌꯥꯎꯔꯛꯄꯅꯦꯅ ꯍꯥꯏ ꯑꯗꯣ ꯀꯣꯟꯅꯕꯨꯗꯤ ꯃꯣꯏꯁꯦ ꯃꯔꯥꯏꯕꯥꯏꯕꯤ ꯑꯆꯧꯕ ꯂꯤꯗꯔꯗꯤ ꯑꯣꯏꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯂꯣꯀꯞꯇ ꯊꯝꯃꯦ ꯂꯣꯀꯞ ꯊꯝꯃꯀꯥꯟꯗ ꯀꯅꯥꯅꯣ ꯍꯪꯅꯔꯀꯥꯟꯗ ꯑꯩꯁꯦ ꯑꯔꯥꯝꯕꯝꯗꯩ ꯊꯣꯛꯂꯛꯄꯅꯦꯁꯦ ꯆꯦꯟꯕꯗꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩ ꯃꯇꯝꯗ ꯑꯩ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦꯕ ꯑꯔꯥꯝꯕꯝ ꯐꯦꯃꯤꯂꯤꯗꯩ ꯂꯨꯍꯣꯡꯉꯦ ꯑꯩ ꯍꯁꯕꯦꯟ ꯁꯨꯡꯍꯥꯏ ꯍꯪꯖꯜꯂꯦ ꯀ꯭ꯋꯥꯀꯩꯊꯦꯜꯗꯒꯤ ꯊꯧꯅꯥꯎꯖꯝ ꯕꯥꯕꯨꯒꯤ ꯃꯆꯥꯅꯨꯄꯤꯅꯦꯅ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯝ ꯇꯟꯗꯅ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯍꯁꯕꯦꯟꯁꯤꯅꯗꯤ ꯃꯌꯥꯝꯅ ꯁꯨꯝ ꯈꯪꯕꯅꯤꯅ ꯑꯩꯁꯨ ꯍꯪꯒꯣꯏꯖꯕ ꯑꯩ ꯄꯟꯕꯗ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯥꯗꯤ ꯑꯗꯨꯅꯤ ꯍꯥꯏꯔꯒ ꯅꯨꯄꯤꯅ ꯄꯣꯡꯕꯁꯤꯗ ꯑꯩ ꯌꯥꯝ ꯌꯥꯅꯤꯡꯗꯦꯕ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯑꯥꯏ ꯑꯦꯝ ꯑꯣꯜꯁꯣ ꯑꯦ ꯍ꯭ꯌꯨꯃꯦꯟ ꯕꯤꯡꯁꯤꯅꯤ ꯑꯩꯁꯨ ꯃꯤꯅꯦ ꯍꯥꯏꯕ ꯍꯨꯏꯗꯧꯅ ꯍꯧꯗꯣꯡꯗꯧꯅ ꯍꯨꯏꯗ ꯍꯧꯗꯣꯡꯗꯕꯨ ꯃꯄꯨ ꯀꯅꯥꯅꯣ ꯀꯅꯥꯏ ꯍꯨꯏꯅꯣ ꯍꯪꯕꯩ ꯋꯥꯅꯤ ꯅꯨꯄꯥ ꯑꯃꯇꯪꯕ ꯃꯥꯏ ꯅꯨꯄꯤ ꯀꯔꯤꯅꯣ ꯃꯥꯏ ꯅꯨꯄꯤꯗꯤ ꯑꯗꯨꯒꯤ ꯅꯨꯄꯥꯅꯤ ꯀꯅꯥꯃꯝꯇ ꯑꯗꯨꯃ ꯍꯥꯏꯗꯦ ꯅꯨꯄꯤꯗꯗꯤ ꯍꯦꯛꯇ ꯈꯪꯗꯦ ꯑꯩꯁꯦ ꯀꯩꯅꯣ ꯅꯤꯡꯉꯥꯏ ꯑꯃ ꯆꯀ꯭ꯔꯤ ꯑꯃ ꯏꯇꯧ ꯇꯧꯖꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯩꯗꯤ ꯌꯥꯗꯩꯗꯤ ꯑꯍꯤꯡ ꯄꯨꯡ 12ꯒ ꯇꯥꯔꯀꯥꯟꯁꯤꯗ ꯅꯨꯄꯤ ꯄꯨꯂꯤꯁ ꯈꯔ ꯒꯥꯔꯤ ꯍꯥꯞꯄ ꯑꯩꯁꯦ ꯌꯨꯝꯗ ꯊꯤꯜꯂꯛꯑꯦꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏ 12 ꯍꯦꯜꯂꯦ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯒꯤ ꯅꯨꯄꯤ ꯄꯨꯂꯤꯁ ꯑꯃ ꯌꯥꯎꯖꯥꯠꯅꯤ ꯑꯩꯈꯣই ꯏꯅꯦꯝꯕꯣꯛꯇ ꯍꯧꯗꯣꯛꯏ ꯏꯅꯝꯕꯦꯝꯃ ꯅꯃꯧ ꯃꯣꯏꯗꯤ ꯔꯣꯌꯦꯜ ꯀꯩꯅꯣꯅꯤꯅ ꯕꯦꯚꯥꯔꯁꯦ ꯌꯥꯝ ꯐꯖꯩ ꯅꯃꯧ ꯏꯕꯦꯝꯃꯁꯦ ꯊꯤꯟꯖꯔꯛꯑꯝꯅꯤ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯑꯕꯣꯏ ꯊꯣꯡ ꯍꯪꯗꯦ ꯑꯌꯨꯛ ꯉꯟꯇꯥꯗꯩ ꯆꯠꯈ꯭ꯔꯦ ꯑꯌꯨꯛꯀꯤ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯦ ꯅꯨꯡꯗꯥꯡ ꯑꯩꯈꯣই ꯑꯕꯣꯏꯕꯦꯝꯁꯦ ꯁꯥꯎꯅꯤꯡꯗꯅ ꯀꯟꯅꯗꯤ ꯍꯥꯏ ꯉꯝꯗ ꯅꯨꯡꯗꯥꯡ ꯑꯩ ꯆꯥꯛꯁꯦ ꯍꯥꯞꯄꯝꯗ꯭ꯔꯦꯕꯀꯣ ꯑꯌꯨꯛꯁꯨ ꯆꯔꯥ ꯍꯦꯜꯂꯕ ꯑꯗꯩ ꯅꯨꯡꯗꯥꯡꯁꯤꯁꯨ ꯆꯥꯛ ꯍꯥꯞꯄꯝꯗ꯭ꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣꯁꯤꯅ ꯑꯩ ꯍꯁꯕꯦꯟꯁꯤꯅ ꯀꯣꯏꯊꯤ ꯊꯤꯔꯒ ꯂꯐꯣꯏ ꯀꯪꯂꯤ ꯇꯧꯕ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ ꯁꯤ ꯆꯥꯎꯔꯣ ꯅꯪ ꯄꯤꯔꯒ ꯂꯐꯣꯏ ꯑꯈꯣꯏꯕ ꯑꯅꯤꯗꯣ ꯆꯥꯔꯒ ꯑꯩꯁꯦ ꯑꯗꯨꯝ ꯏꯆꯥꯗꯣ ꯀꯣꯜꯂꯒ ꯇꯨꯝꯃꯦꯕ ꯋꯥꯔꯤꯕꯨ ꯍꯥꯏꯖꯔꯦꯕ ꯑꯩ ꯑꯁꯨꯃꯥꯏꯅꯅꯦ ꯑꯩꯁꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯤꯗ ꯑꯩꯁꯦ ꯑꯩꯈꯣꯏ ꯅꯨꯄꯥ ꯃꯆꯥ ꯏꯟꯈꯠꯂꯛꯄ ꯌꯥꯝ ꯉꯥꯎꯕꯗꯧꯅ ꯌꯥꯝ ꯋꯥꯔꯕ ꯖꯥꯠꯅꯦꯕ ꯑꯩ ꯍꯁꯕꯦꯟ ꯐꯦꯃꯤꯂꯤꯁꯦ ꯑꯩꯁꯦ ꯍꯣꯠꯅꯕꯁꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧ ꯂꯩꯉꯥꯏꯁꯤꯗ ꯃꯆꯥ ꯂꯩꯕ ꯖꯔꯅꯦꯜꯁꯦ ꯑꯩꯅ ꯏꯗꯤꯇꯔ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯇꯧꯔꯦ ꯍꯥꯟꯅꯩꯗꯨ ꯀꯥꯟꯅꯗ꯭ꯔꯦ ꯑꯗꯨꯅ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯅꯧꯕ ꯆꯦꯟꯖ ꯑꯃ ꯇꯧꯔꯁꯤ ꯒꯥꯏ ꯁꯩꯔꯦꯡ ꯍꯥꯞꯁꯤ ꯒꯥꯏ ꯇꯧꯔꯒ ꯑꯗꯨꯗꯅꯦ ꯑꯩꯒꯤ ꯏꯃꯤꯡꯗꯣ ꯍꯥꯞꯄꯁꯤ ꯏꯀꯥꯏꯗꯅ ꯃꯦꯝꯆꯧꯕꯤ ꯍꯥꯏꯖꯤꯜꯂꯒ ꯑꯩ ꯁꯩꯔꯦꯡ ꯈꯔ ꯍꯥꯞꯄꯨꯕ ꯑꯗꯣ ꯁꯣꯌꯥꯝꯒꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯂꯨꯀꯦꯟꯗ꯭ꯔꯖꯤꯠꯁꯤꯅ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯑꯣꯖꯥ ꯇꯥꯔꯤꯅꯥꯅ ꯂꯣꯖꯤꯛ ꯂꯧꯋꯦ ꯂꯧꯅꯦꯅ ꯉꯁꯥꯏꯒꯤ ꯂꯥꯏꯔꯤꯛꯇ ꯏꯕꯗꯣ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯔ ꯂꯩꯕꯅꯤꯅ ꯑꯩꯁꯦ ꯂꯣꯖꯤꯛ ꯂꯧꯔꯦꯕ ꯂꯣꯖꯤꯛꯁꯤ ꯂꯧꯔꯀꯥꯟꯗꯗꯤ ꯂꯣꯖꯤꯛ ꯑꯁꯤꯗꯤ ꯂꯣꯒꯤ ꯂꯥꯏꯔꯤꯛ ꯑꯣꯏꯔꯝꯗ꯭ꯔꯦꯕ ꯃꯥꯁꯤꯗꯤ ꯃꯔꯩꯒꯤ ꯂꯣꯖꯤꯛ ꯍꯥꯏꯔꯦꯗꯅ ꯑꯗꯨ ꯔꯤꯖꯟ ꯋꯥꯠ ꯏꯁ ꯔꯤꯖꯅꯦꯕꯜ ꯑꯣꯏꯕ ꯊꯤꯡꯀꯤꯡ ꯑꯗꯨ ꯌꯥꯝ ꯂꯥꯏꯕꯛ ꯐꯈ꯭ꯔꯦ ꯑꯩꯅ ꯂꯣꯖꯤꯛ ꯂꯧꯖꯍꯧꯕꯗꯣ ꯂꯣꯖꯤꯛꯁꯤꯗꯤ ꯑꯩꯗꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯦꯚꯦꯜꯗꯒ ꯂꯣꯏ ꯇꯝꯍꯟꯅꯤꯡꯉꯤ ꯔꯤꯖꯟ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯍꯥꯏꯁꯦ ꯂꯣꯖꯤꯛꯁꯤꯗꯩ ꯇꯝꯃꯛꯑꯦꯕ ꯁꯨꯝ ꯃꯔꯥꯟ ꯀꯔꯤꯅꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯋꯥꯔꯤꯗ ꯀꯔꯣꯝꯗꯅꯣ ꯐꯩꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯔ ꯑꯩꯈꯣꯏ ꯂꯣꯖꯤꯛ ꯇꯝꯕꯤꯔꯛꯄ ꯑꯩꯈꯣꯏ ꯑꯣꯖꯥ ꯂꯣꯀꯦꯜ ꯃꯆꯥꯁꯦ ꯍꯣꯏ ꯅꯤꯡꯁꯤꯡꯉꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯂꯣꯀꯦꯜ ꯃꯆꯥꯁꯤꯅ ꯁꯩꯔꯦꯡꯁꯦ ꯄꯥꯔꯕ ꯃꯥꯗꯤ ꯑꯩꯒꯤ ꯏꯅꯛ ꯅꯛꯅꯕꯅꯦꯕ ꯑꯩꯈꯣই ꯃꯦꯅꯨꯋꯦꯜ ꯃꯅꯨꯡ ꯂꯩꯕꯅꯦ ꯑꯩꯅ ꯃꯆꯤꯟ ꯂꯩꯕ ꯑꯗꯣ ꯃꯥꯅ ꯑꯌꯨꯛ ꯉꯟꯇꯥ ꯋꯥꯡꯈꯩ ꯑꯌꯥꯡꯄꯜꯂꯤ ꯇꯥꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯍ꯭ꯌꯨꯃꯦꯅꯤꯇꯤꯁꯀꯤ ꯗꯤꯟ ꯑꯣꯏꯕꯤꯔꯤꯕ ꯄ꯭ꯔꯣꯐꯦꯁꯔ ꯑꯔꯨꯅꯥꯁꯦ ꯃꯥꯁꯨ ꯑꯩ ꯋꯥꯟ ꯑꯣꯐ ꯃꯥꯏ ꯕꯦꯁ ꯐ꯭ꯔꯦꯟ ꯃꯣꯏ ꯇꯥꯟꯅ ꯆꯠꯂꯒ ꯑꯩꯈꯣꯏ ꯑꯣꯖꯥ ꯂꯣꯀꯦꯜꯁꯤꯅ ꯀꯅꯥꯅꯣ ꯁꯤꯗ ꯃꯦꯝꯆꯧꯕꯤ ꯍꯥꯏꯔꯤꯁꯦ ꯁꯩꯔꯦꯡꯁꯤ ꯐꯖꯩ ꯍꯥꯏꯅ ꯍꯪꯕ ꯆꯠꯂꯕ ꯑꯗꯨꯒ ꯑꯩ ꯑꯣꯏ ꯂꯩꯔꯝꯃꯕ ꯏꯅꯛ ꯅꯛꯄ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯩꯔꯦꯡꯁꯤ ꯑꯗꯨ ꯐꯣꯡꯉꯨꯕꯗꯩꯅꯦꯕ ꯑꯩ ꯀꯕꯤꯇꯥ ꯈꯣꯡꯆꯠ ꯍꯧꯗꯣꯏꯁꯦ ꯑꯗꯒꯤ ꯑꯁꯥꯝ ꯐꯖꯅ ꯏꯔꯒ ꯂꯥꯏꯔꯤꯛ ꯐꯣꯡꯕꯤꯗꯦꯅ ꯇꯧꯅ ꯈꯜꯂꯛꯑꯦ ꯑꯃꯨꯛ ꯑꯗꯒꯤꯗꯤ ꯇꯧꯔ ꯑꯗꯒꯤ ꯗꯥꯏꯔꯤꯒꯗꯣ ꯏꯁꯦ ꯁꯦꯒꯥꯏꯔꯒ ꯈꯔ ꯏꯕ ꯏꯆꯥ ꯑꯉꯥꯡꯅꯒ ꯁꯥꯟꯅꯕꯒꯤ ꯑꯩꯈꯣꯏ ꯇꯥꯃꯣꯁꯤꯅ ꯂꯧꯈꯠꯂꯒ ꯊꯥꯡꯀꯠꯂ ꯊꯝꯕꯤꯔꯝꯃꯦꯕ ꯅꯠꯂꯝꯗ꯭ꯔꯕ ꯑꯝꯗ ꯑꯩꯒꯤ ꯅꯣꯡꯉꯧꯕꯤꯒꯤ ꯁꯩꯔꯦꯡꯁꯦ ꯑꯉꯥꯡꯅ ꯁꯦꯒꯥꯏꯔꯒ ꯂꯣꯏ ꯃꯥꯡꯒꯗꯧ ꯖꯥꯠꯅꯤꯗ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯅꯗ꯭ꯔꯦꯗꯅ ꯑꯩꯁꯦ ꯅꯝꯁꯤꯜꯂ ꯊꯝꯃꯤ ꯀꯩꯅꯣ ꯋꯥꯔꯤ ꯑꯃ ꯊꯣꯛꯂꯛꯑꯦꯕ ꯑꯗꯒꯤꯗꯤ ꯅꯣꯡꯉꯧꯕꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯐꯣꯡꯉꯨꯕꯅꯦꯕ ꯑꯗꯨꯁꯨꯅꯦ ꯑꯩꯅ ꯐꯖꯗ꯭ꯔꯦꯅ ꯂꯥꯏꯔꯤꯛ ꯁꯩꯔꯦꯡꯁꯦ ꯂꯣꯏ ꯍꯨꯟꯗꯣꯛꯑꯝꯃꯦ ꯑꯗꯒꯤ ꯑꯔꯨꯅꯥꯅꯦ ꯖꯃꯨꯅꯥꯅꯦ ꯀꯩꯅꯣ ꯅꯪꯕꯨ ꯉꯥꯎꯔꯕ ꯍꯥꯏ ꯃꯕꯥꯅꯤꯅ ꯂꯥꯏꯔꯤꯛꯇꯣ ꯑꯩꯅ ꯍꯨꯟꯗꯣꯛꯄ ꯁꯩꯔꯦꯡ ꯃꯥꯏꯅ ꯃꯕꯥꯅꯤ ꯂꯣꯏꯅꯃꯛ ꯂꯧꯈꯠꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯝ ꯏꯀꯥꯏꯅ ꯌꯥꯝ ꯀꯤꯅ ꯉꯁꯥꯏꯒꯤ ꯅꯣꯡꯉꯧꯕꯤꯁꯦ ꯐꯣꯡꯉꯨꯕꯗ ꯑꯩ ꯂꯥꯏꯐꯁꯦ ꯇ꯭ꯔꯅꯤꯡ ꯑꯃꯗ ꯆꯠꯈꯤꯕꯩ ꯋꯥꯅꯤꯗ ꯑꯗꯒꯤ ꯁꯩꯔꯦꯡ ꯐꯣꯡꯕꯒꯤ ꯕꯥꯇꯣꯟ ꯄꯥꯎꯔ ꯍꯥꯏꯅ ꯕꯥꯇꯣꯟ ꯇꯧꯔꯛꯄꯁꯨ ꯌꯥꯎꯋꯦ ꯇꯧꯔꯛꯇꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ
ꯃꯌꯥꯝꯁꯤꯅ ꯑꯩꯁꯦ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯁꯥꯍꯤꯇ꯭ꯌꯔꯣꯝꯗ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯊꯣꯛꯄꯤꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯦꯡꯅꯖꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯏꯁꯦ ꯑꯏꯕꯤ ꯑꯣꯏꯕ ꯂꯝꯕꯤꯗꯣ ꯅꯣꯡꯒꯣꯡꯕꯤꯁꯤꯅ ꯑꯗꯨꯝ ꯄꯨꯔꯒ ꯑꯗꯨꯝ ꯍꯧꯖꯤꯛꯐꯥꯎ ꯑꯩ ꯃꯌꯥꯝ ꯃꯃꯥꯡꯗ ꯉꯁꯤ ꯑꯏꯕꯤ ꯑꯣꯏꯅ ꯐꯝꯖꯔꯤꯕꯁꯤꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯉꯁꯥꯏꯒꯤ ꯑꯏꯕꯤ ꯑꯃ ꯑꯣꯏꯔꯛꯄꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯍꯣꯏ 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 ꯕꯤꯍꯥꯏꯟ ꯗ ꯁꯤꯟ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯆꯨꯝꯅ ꯍꯣꯏ ꯍꯣꯏ ꯑꯏꯕꯤ ꯑꯣꯏꯔꯛꯄ ꯍꯣꯏ ꯆꯨꯝꯃꯤ ꯑꯣꯖꯥ ꯍꯣꯏ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯑꯩ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯑꯩ ꯉꯁꯥꯏꯁꯨ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯑꯥꯎꯠ ꯑꯣꯐ ꯗ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯆꯪꯉꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯆꯥꯎꯔꯛꯄꯁꯤꯅ ꯕꯦꯡꯒꯣꯂꯤ ꯃꯔꯛꯇ ꯆꯥꯎꯔꯛꯄ ꯑꯗꯩꯗꯤ ꯕꯦꯡꯒꯣꯂꯤ ꯂꯥꯏꯔꯤꯛ ꯄꯥꯅ ꯑꯌꯥꯝꯕ ꯆꯥꯎꯔꯛꯄꯅꯤꯅ ꯃꯩꯇꯩꯂꯣꯟꯒꯤ ꯀꯩꯅꯣꯁꯤ ꯄꯥꯕ ꯐꯪꯖꯗꯕꯒꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯤ ꯏꯀꯥꯏ ꯈꯔ ꯍꯩꯖꯗꯕꯒꯤ ꯅꯠꯇ꯭ꯔꯒ ꯈꯔ ꯂꯣꯟ ꯈꯣꯏꯕꯒꯤ ꯁꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯃꯗꯤ ꯂꯩꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯉꯁꯥꯏꯒꯤ ꯕꯦꯡꯒꯣꯂꯤꯒꯤ ꯂꯥꯏꯔꯤꯛ ꯃꯔꯛꯇ ꯆꯥꯎꯔꯛꯄꯁꯤ ꯃꯍꯥꯁꯇꯥ ꯗꯦꯕꯤ ꯑꯣꯖꯥꯁꯨ ꯁꯣꯏꯗꯅ ꯈꯪꯕꯤꯔꯝꯒꯅꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯋꯥꯔꯤꯁꯤꯁꯨ ꯃꯍꯥꯁꯇꯥ ꯑꯩꯈꯣꯏ ꯋꯦꯁ ꯕꯦꯡꯒꯜꯒꯤ ꯃꯍꯥꯁꯇꯥ ꯗꯦꯕꯤ ꯌꯥꯝ ꯐꯥꯎꯕ ꯃꯥꯁꯨ ꯑꯦꯛꯇꯤꯚꯤꯁꯅꯤ ꯑꯦꯛꯇꯤꯚꯤꯁ ꯔꯥꯏꯇꯔ ꯅꯣꯚꯦꯂꯤꯁ ꯃꯥꯅ ꯇꯁꯦꯡꯅ ꯅꯣꯚꯦꯂꯤꯁ ꯑꯃ ꯑꯣꯏꯅ ꯐꯥꯎꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯉꯁꯥꯏꯒꯤ ꯑꯣꯖꯥꯒꯤ ꯃꯥꯅ ꯁꯩꯔꯦꯡ ꯁꯥꯔꯨ ꯃꯖꯨꯝꯗꯥꯔꯒꯤ ꯅꯦꯛꯁ ꯂꯥꯏꯐ ꯃꯨꯚꯃꯦꯟꯗ ꯃꯣꯃꯦꯟꯗ ꯌꯥꯎꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤ ꯇ꯭ꯔꯥꯏꯕꯦꯜ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯥꯗꯤꯕꯥꯁꯤ ꯑꯩꯈꯣꯏ ꯏꯟꯗꯤꯖꯤꯅꯁ ꯃꯔꯛꯁꯤꯒ ꯆꯠꯂꯒ ꯃꯈꯣꯏꯒꯤ ꯔꯥꯏꯠꯀꯤꯗꯃꯛ ꯃꯈꯣꯏꯒꯤꯗꯃꯛ ꯑꯩꯈꯣꯏ ꯑꯍꯤꯡ ꯅꯨꯡꯊꯤꯟ ꯆꯨꯞ ꯃꯥꯁꯨ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯌꯥꯎꯔꯒ ꯑꯗꯨꯒꯨꯝꯕꯒꯤ ꯊꯦꯡꯅꯕ ꯋꯥꯔꯤ ꯀꯌా ꯑꯩꯈꯣꯏ ꯂꯣꯏꯅ ꯄꯥꯏ ꯑꯦꯖ ꯑꯦ ꯀꯩꯅꯣ ꯅꯠꯇꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯣꯚꯦꯜ ꯑꯣꯏꯅꯁꯨ ꯄꯥꯕ ꯑꯗꯨꯒꯤ ꯃꯥꯏ ꯄꯨꯟꯁꯤ ꯋꯥꯔꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤꯡꯁꯤ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯕ ꯑꯗꯨꯒ ꯃꯩꯇꯩꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯀꯩꯅꯣꯗ ꯁꯥꯏꯠꯇꯗꯤ ꯑꯣꯖꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯁꯤ ꯄꯥꯔꯨꯔꯒ ꯊꯦꯡꯅꯔꯨꯔꯒ ꯉꯁꯥꯏꯒꯤ ꯐꯣꯡꯗꯣꯛꯏꯕ ꯋꯥꯍꯩꯁꯤ ꯆꯨꯝꯅꯒꯤ ꯋꯥꯈꯜꯇꯅ ꯁꯥꯒꯠꯄ ꯅꯠꯇꯕ ꯀꯣꯕꯤꯁꯤꯡꯁꯤꯗ ꯃꯌꯥꯝꯅ ꯈꯜꯂꯤꯁꯤꯗꯤ ꯋꯥꯈꯜ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯄꯥꯔꯨꯔꯒ ꯅꯠꯇ꯭ꯔꯒꯅ ꯏꯃꯦꯖ ꯀꯩꯅꯣ ꯈꯜꯂꯒ ꯁꯥꯒꯠꯄ ꯑꯣꯏꯅꯇ ꯎꯕ ꯕꯠ ꯐ꯭ꯔꯣꯝ ꯌꯨ ꯑꯣꯖꯥꯒꯤ ꯊꯣꯛꯂꯛꯄꯁꯤꯅ ꯉꯁꯥꯏꯒꯤ ꯊꯦꯡꯅꯔꯨꯕ ꯉꯁꯥꯏꯒꯤ ꯊꯃꯣꯏꯗ ꯖꯪꯖꯪ ꯂꯥꯎ ꯄꯥꯟꯕꯁꯤꯡꯗꯣ ꯑꯗꯨꯅ ꯋꯥꯍꯩ ꯑꯣꯏꯅ ꯊꯣꯛꯂꯛꯄꯗ ꯃꯗꯨꯒꯤ ꯀꯩꯅꯣꯗꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯔ ꯑꯥꯔꯇꯤꯁꯇꯤꯛ ꯀꯩꯅꯣ ꯑꯃ ꯑꯦꯁꯊꯦꯇꯤꯛ ꯀꯩꯅꯣꯒꯤ ꯀꯩꯅꯣꯗꯨ ꯂꯩꯖꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯆꯞ ꯆꯥꯕꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯁꯥꯅ ꯍꯛꯆꯥꯡꯅ ꯊꯦꯡꯅꯔꯨꯔꯒ ꯌꯥꯎꯔꯛꯄꯅꯦ ꯑꯗꯨꯒꯤ ꯇꯣꯉꯥꯟꯕ ꯀꯩꯅꯣꯃ ꯐꯪꯕꯁꯦ ꯑꯩꯅ ꯁꯨꯝ ꯊꯦꯡꯅꯖꯕꯗ ꯑꯣꯖꯥꯅ ꯐꯣꯡꯈꯤꯕ ꯂꯥꯏꯔꯤꯛ ꯈꯔ ꯃꯃꯥꯡꯉꯩꯒꯤꯅꯤꯀோ 1984ꯗ ꯍꯧꯖꯤꯛꯅ ꯑꯣꯖꯥꯅ ꯄꯟꯕꯤꯈꯤꯕ ꯅꯣꯡꯒꯧꯕꯤ ꯐꯣꯡꯉꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ 1990ꯗ ꯑꯟꯗ꯭ꯔꯣꯒꯤ ꯃꯩ 1993ꯗ ꯁꯟꯗ꯭ꯔꯦꯝꯕꯤ ꯆꯩꯁ꯭ꯔꯥ 1998ꯗ ꯑꯩꯒꯤ ꯄꯂꯦꯝ ꯅꯨꯡꯁꯤꯕꯤ 1992ꯗ ꯂꯩꯇꯦꯡ 95ꯗꯗꯤ ꯐꯧꯆꯔꯣꯡ ꯂꯥꯛꯑꯦ ꯑꯗꯩ 99ꯗ ꯋꯥꯛꯃ ꯃꯥꯏꯕꯤ ꯑꯗꯒꯤꯗꯤ 2000ꯗ ꯍꯥꯎꯔꯩꯃ ꯁꯝꯕꯨꯕꯤ ꯇꯣ ꯑꯁꯤꯒꯤ ꯂꯥꯏꯔꯤꯛ ꯃꯌꯥꯝꯁꯤ ꯂꯥꯛꯄ ꯅꯠꯇ꯭ꯔꯒꯅ ꯐꯣꯡꯗꯣꯔꯛꯄ ꯏꯊꯣꯛꯄ ꯃꯌꯥꯝꯁꯤꯡꯁꯦ ꯉꯁꯥꯏꯒꯤ ꯑꯣꯖꯥꯅ ꯉꯁꯥꯏꯒꯤ ꯑꯦꯛꯇꯤꯚꯤꯖꯝꯗꯒꯤ ꯂꯥꯏꯔꯤꯛ ꯏꯕꯔꯣꯝꯗ ꯆꯪꯁꯤꯜꯂꯛꯄꯁꯤꯁꯨ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯇꯥꯔꯦ ꯇꯧꯕꯇꯕꯨ ꯑꯣꯖꯥꯅꯁꯨ ꯍꯥꯏꯕꯤꯔꯦ ꯉꯁꯥꯏꯒꯤ ꯌꯨꯝ ꯄꯥꯟꯕ ꯑꯉꯥꯡꯁꯤꯡ ꯀꯩꯅꯣ ꯇꯧꯕꯗ ꯑꯁꯤꯅꯕꯨ ꯈꯔ ꯅꯨꯡꯉꯥꯏꯒꯗꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯂꯥꯏꯔꯤꯛ ꯏꯕꯗ ꯆꯨꯝꯅꯒꯤ ꯁꯩꯔꯦꯡ ꯏꯕꯗ ꯅꯠꯇꯅ ꯉꯁꯥꯏꯒꯤ ꯋꯥꯛꯄ ꯃꯥꯏꯕꯤ ꯑꯗꯨꯗꯩꯗꯤ ꯑꯣꯖꯥꯅ ꯍꯥꯎꯔꯩꯃ ꯁꯝꯕꯨꯕꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ PhD ꯊꯤꯁꯤꯁꯀꯤ ꯀꯩꯅꯣ ꯑꯃ ꯑꯣꯏꯅ ꯐꯣꯡꯗꯣꯔꯛꯄꯁꯦ ꯁꯤꯒꯨꯝꯕ ꯐꯥꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯩꯇꯩꯔꯣꯟꯅ ꯑꯩꯈꯣꯏ ꯔꯤꯁꯔꯆꯔꯁꯦ ꯀꯔꯤ ꯀꯧꯕ ꯈꯔ ꯑꯩꯗꯤ ꯁꯨꯝ ꯐꯥꯊꯤꯕ ꯍꯥꯏꯅ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯊꯤꯖꯤꯟ ꯈꯣꯝꯖꯤꯟꯕꯒꯤ ꯂꯝꯗ ꯆꯪꯁꯤꯜꯂꯛꯄꯁꯦ ꯑꯁꯤꯅ ꯀꯃꯥꯏꯅꯅꯣ ꯉꯁꯥꯏꯒꯤ ꯑꯦꯛꯇꯤꯚꯤꯖꯝ ꯂꯥꯛꯑꯦ ꯁꯩꯔꯦꯡ ꯂꯥꯛꯑꯦ ꯑꯗꯨꯗꯒꯤꯗꯤ ꯑꯃꯨꯛ ꯀꯩꯅꯣꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯄꯁꯦ ꯌꯨꯅꯣ ꯊꯤꯖꯤꯟꯕꯒꯤ ꯊꯤꯖꯤꯟꯕꯒꯤ ꯑꯗꯨꯗꯒꯤꯗꯤ ꯀꯩꯅꯣꯗ ꯆꯪꯁꯤꯜꯂꯛꯄꯒꯤ ꯋꯥꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯑꯣꯖꯥ ꯁꯥꯡꯗꯤ ꯁꯥꯡꯉꯦꯀꯣ ꯄꯨꯡ ꯑꯃ ꯐꯥꯗꯣꯔꯦ ꯄꯨꯡ ꯑꯃ ꯐꯥꯈ꯭ꯔꯦ ꯑꯗꯨꯅ ꯉꯁꯤꯗꯗꯤ ꯂꯣꯏꯕ ꯉꯝꯃꯣꯏ I know very well ꯑꯩꯅꯁꯨ ꯈꯔ ꯁꯥꯡ ꯉꯥꯡꯕ ꯃꯥꯜꯂꯦ No, it's okay ꯃꯌꯥꯝꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯥꯔꯦ ꯑꯗꯨꯅ ꯉꯁꯤꯅꯗꯤ ꯂꯣꯏꯕ ꯉꯝꯃꯣꯏ ꯑꯗꯨꯅꯅꯦ ꯑꯩꯅ ꯈꯔ episode ꯉꯁꯤꯒꯤꯁꯤꯅ part 1 ꯍꯥꯏꯖꯕꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯊꯪ ꯆꯠꯊꯖꯒꯅꯤ ꯑꯗꯨ ꯉꯁꯤ ꯌꯥꯔꯤꯉꯩꯗꯤ ꯃꯤꯅꯤꯠ ꯄꯨꯡ ꯑꯃꯒ ꯃꯤꯅꯤꯠ 95 ꯅꯠꯇ꯭ꯔꯒ ꯃꯤꯅꯤꯠ 30ꯗꯤ ꯊꯥꯖꯗꯤ ꯉꯝꯒꯅꯤ ꯃꯤꯅꯤꯠ 95ꯗꯩꯗꯤ ꯍꯦꯟꯅ ꯑꯩꯈꯣꯏ ꯄꯨꯡ 2ꯗꯤ ꯌꯧꯍꯟꯖꯔꯣꯏ ꯃꯌꯥꯝꯒꯤꯁꯨ ꯀꯩꯅꯣ ꯂꯩꯅꯤ ꯃꯊꯪꯗ ꯀꯣꯏꯁꯟ ꯂꯥꯛꯁꯤꯅꯤ ꯑꯗꯨꯅ ꯈꯖꯤꯛꯇꯪ ꯑꯣꯖꯥ ꯑꯗꯨꯒ ꯀꯣꯟꯅ ꯑꯣꯖꯥꯒꯤ ꯂꯤꯇꯔꯦꯔꯤ ꯋꯥꯔꯛꯁꯤꯡꯗꯨ ꯅꯩꯅꯕꯗꯣ ꯑꯗꯨꯅ ꯃꯊꯪꯗ ꯑꯣꯏꯅ ꯀꯩꯅꯣ ꯁꯤꯟꯖꯒꯦ ꯑꯗꯨꯒ ꯑꯩ ꯉꯁꯤ ꯑꯣꯖꯥꯒꯤ ꯁꯨꯝ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯇꯣ ꯈꯖꯤꯛꯇꯪꯅꯤꯀꯣ ꯑꯣꯖꯥꯅ ꯄꯜꯂꯤꯗꯨ ꯑꯣꯖꯥꯅ ꯁꯥꯡꯉꯦ ꯍꯥꯏꯅ ꯈꯜꯂꯒꯁꯨ ꯏꯕꯨꯡꯉꯣꯅ ꯍꯪꯕꯤꯔꯤꯁꯦ ꯑꯩꯒꯤ ꯔꯤꯁꯔꯁ ꯋꯥꯔꯛ ꯃꯌꯥꯝꯁꯦ ꯍꯣꯏ ꯀꯃꯥꯏꯅ ꯆꯪꯁꯤꯜꯂꯛꯄꯅꯣ ꯁꯦ ꯔꯤꯁꯔꯁ ꯋꯥꯔꯛꯁꯤꯗꯤ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯅ ꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ 8ꯂ ꯀꯩꯅꯣ ꯑꯗꯨꯋꯥꯏ ꯇꯝꯃꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯀꯩꯊꯦꯜ ꯒꯔꯜꯁꯇ ꯇꯝꯃꯛꯄ ꯀꯥꯟꯗ ꯑꯦꯁꯦ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯇꯧꯕ ꯑꯗ ꯁꯤꯅꯦꯃꯥꯒꯤ ꯑꯐꯕ ꯑꯃꯁꯨꯡ ꯐꯠꯇꯕ ꯏꯌꯨ ꯍꯥꯏꯕꯁꯤꯗ ꯃꯗꯨ ꯑꯩꯒꯤ ꯑꯍꯥꯟꯕ ꯔꯤꯁꯔꯁ ꯋꯥꯔꯛꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ RK ꯁꯤꯇꯜꯖꯤꯠꯅ ꯏꯕ ꯑꯦꯁꯦ ꯑꯃ ꯇꯝꯃꯦ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯗꯒꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦ ꯏꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯇꯉꯥꯏ ꯐꯗꯅ ꯑꯦꯁꯦꯁꯤꯗꯤ ꯏꯗ ꯌꯥꯗꯦꯗꯅ ꯃꯇꯝꯗꯨꯗ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯉꯥꯏ ꯑꯉꯥꯡꯗ ꯑꯦꯁꯦ ꯑꯃꯗꯤ ꯑꯗꯨꯝ ꯍꯟꯕꯁꯦ ꯑꯗ ꯑꯦꯁꯦ ꯏꯕꯒꯤ ꯀꯔꯤꯒꯤ ꯑꯗꯩꯗ ꯐꯤꯂꯝꯒꯥꯁꯦ ꯈꯔ ꯌꯥꯎꯋꯦ ꯑꯗꯩꯗ ꯑꯁꯨꯝ ꯐꯤꯂꯝ ꯐꯤꯌꯥꯔ ꯌꯦꯡꯉꯛꯄ ꯑꯗꯒꯤ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯅ ꯄꯤꯛꯆꯔ ꯄꯣꯁ ꯍꯥꯏꯅ ꯊꯥꯏꯅꯒꯤ ꯑꯩꯈꯣꯏꯒꯤ ꯕꯨꯛ ꯐꯣꯝꯗ ꯐꯤꯂꯝꯒꯤ ꯑꯃ ꯂꯩꯔꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ
Namphonda leiba kanda khoi indomcha se khoi in yam naknaba indomcha gi manau nupi sing ade ama mayam se picture post yam yenge moine yengba dudagi tablarakpaga kariya cinema gi phapam sung phataba se aina adugi experience kharane adegi oja sitalsine iba larik tune yenga kan aina tawraga yam wana ini SSC izareba adeda first ka second ka tari dudi mukhogi uncle hoy adegi mogi baba hoy gumbana ga ibiba zatnida ada aina ai on kaino da izaraga kaino si ngasagi ese aina third ta base aina first ta bani habegi wakhal ma dai am dungai khreba adegi kari gino khangde debate se ngang ba jam pamba class 3 4 da kari ngai pitru piga debate se kari topic no ai ningsang ba thokjadre akoi ibung gamani ibi bane akoi ibung dam tar ai se angang ni ko apik pani ko ena khalaga ai kokna khangma ngang ba da khar lai tak na ten tak na su ibi draba moigi class 9 10 matam da di 9 10 ga ji di lechabi sati satin phanara ba ngatane ba moina igado sangna luna ibiraba asang wara je simpa se puzare aduga dibese yaujare e baisi amai adagi di kona di dibese ai isana izare class 7 ga karakpa aitaga de on my own ai dibese ai iba ngamjare adagi di khara chawra ganda di 9 10 ga karakpa saida di ai ga am tinaba ngawba imanabam lei asangbi ko ma sina khara ai ga ngawba budi samanab jani da ada mana aine ayibo ne le hore mana oina ngange ada ma debate secretary khoi GP college da bong ma si debate secretary lepe ada mana nganga durba debate MCU na debate to aine loi ira ga mana chala ga dum ngang ba ba first tare second tare amaina dum tawraga debate ibagi sigi kaino simadi yam nauna aingonda lei gare haijaba tare adumaina tawraga sum lakwaduna aingonda kaino se irabot se aina social activist orga horp kanjida irabot ki maming se taba hore de irabot si kanano karino se khaningba adu matamdu da akoina college ga kar kanda vote lepagi ai marup se vote lepagi vote khom jatli ni gaina koi chat sapose da September 13 si oiramdana khurai kethen marakuda koigi thong anigi kanogi koigi khurai ji asomna kanda thong ama de asomna kanda thong ama dismai tonga la kanda pumbam kaino aduida macha hangbam lerem deida mogi irabor hoigi family di iraboti macha supokte ko akoigi pupu satadhari akoigi CPM gi maji kaino ni kuina maji president oirga lerem bane pupu satadhari ga satadhari gi pupuna lowiba akoigi kaino duga akoigi imagine indurekha gi manang nupi kan kauri chit amana chit indurekha ga lalita ga adu moigi masu kharaga moi family mi taraga phapote da irabo CPM no observe torido CPI na budi sauna torongani ko amanduma da ithengna jaraktre adu daga aina phammaga adum taba moi ngangnare mayam adum taba irabot se ingon yam khangningba ma oire adudagi aina ai research adudagi adai hore irabot research tawsi horokpaduna adagi karino adagi di masalima gi article mayam si par kan masalima si dei iningba mabokle article du koina journal si par ga manipur tampak sen batungna Bisnupur de yon ba chali amada chali journal si par kola ga office khudingi journal yon ba ai yaurpa and journal du dum paramina critical essays naina waring se pam pa ining apdo amaina sum tawraga amaina dum hawraga karino khangdre adi bi ga tamaga manipur yon scholarga kalasan sastri ne iba manipur itihas yam nungai he ingonda ada magumba mahabharat handuba sanskrit scholar amana manipur gi mamanga gi ariba phoksing maya mamang la kai thamban sale khoimung ile khoira bo hairo adi koino ga se khoi hairam goini da janu ba hini da bo hairo sugumba phaja ba isai mayam si I phaja si mana magumba sanskrit scholar amana maitai phaja ba aduga moina haibada yowba ngamdaba kho hai dokche nupa nupi gi maribu oiro adi nupi gi body gi matang de ibabu oiro moina haribadu na yengnaruga khoi halaman singaga mayuma kai pan ba matam ga se nupi macha singsi manung matam yogdri manung matam chadri ka haigumba
aduga wahaidugi manungda lotlibaduna ma luhongboidamakta nupidugi physical body se mapung phadri haibani adu masi iksugumbaga mana putho iba maitai longi phajaba adu khupasi ilaksina ai sumat kheba ko kalasan sastri gi manipur sahitya itihas adu aingonda kari haini yamna khangningi ba haidare khoi ariba sahitya se amaina sum tawba adu kayama sugumba mayam sina sum influence tawra adagi aingonda wakhanse yam khangi adagi aina married woman oire isa mathang isa mari sujale adagi sarkar gi thabak tawre aduga aina last adi aise activist obese isa ithantan aina isa ni yajaraga isa ithanda tokjaraga adu ayambana akoi all literature da kani da grade mayam se thawai yawba kani tawse iwat pa koi parkhagi oina pabani dana adi mayam haibani serious oina work tawba writing se ahalaman singduna budi am serious ni kain tawjaba jani aduda aigi miengdagi di aina penjadaba ade akhoigi pochai gi mayam ga se adegi di akhoigi matamduda di kanglaibaak se adungai manipur natte kaina group amana larik ka puthok angakpa matamne ba akhoigi root thiba horpagi movement se aingonda su yamna influence tawrakan aina istandana decide tawjagre aina 12 LOG ki matamna 12 tarpam akhoigi culture ade akhoigi root akhoigi isak akhoi kanano ana khoiji arjun gi macha masusu oiramdre aryanju oiramdre adu akhoi kanano chap chana hoji phawo masi masak takpa larik ambo ai thokdri ai chap thokna haijagi haibidi haire chumme ba akhoi arjun gi macha masu natte khoi aryan natte haibisi di haire mi lo ya adu khoi kanano siba khumje ngasi bawda ai penjana ai bu pelan bangamba larik amabu leiti haina ai chawrakna chawthokna haijagi adu akhoi gi puya larik macha mai pa horpa da lai se ama mata amam leran macha kanagum thirakpa mana maplari kitang tathala wa mapum ma paningai leite adu masina inspire toraga aina masi aina kaino I ba hore macha lemada aina maitai gi mythology da nupi haina 1980s ga thai da aina series oini idorim nena mad apang thongna akogi hekta ngamninga moi khangna chongchan ba ai gi hongna bine da irimni kai su khangdri ba ina ire adegi di irabot gi miengda nupi ga ire aduna kan mina ai imingdu lawthoga pulak ku parak tan haiba ai kaino ai ni ibudu pare to ai ngangna lu su yawgre amai torga nupi se aina the research ta yan hang hawe 1980s da maitai gi aina nyam nungai gidaba se ko gi nongkhong ko bada sana mahina aibu pakhang bana phaman tong bada mating pangi ba nupa mi do nupa oire lalu so mai longni aduga ai nupi ora ma ai taloi singda chani why wife ka husband le ne mari kari no mai slap la haiba wahi du na bu haijeri ba amaina tawraga meni adegi ko na aina Ministry of Human Resources Junior Fellowship se aina ahambo orangani akoi nupi da junior adu phanga kan aina da maitai gi mythology da nupi ai aina da iba chahi amaga ani makhai ai ijagre ba adu amu emu da mu maitai gi lai gi ten gi wari da lairem bi haina mu ire de ko na amu adu gi ai unpublished thesis to le horaga chapter ama amu aina ukhul da adu wilong asi Nagaland ga Manipur dagi border Senapati dagi kilometer yang kai chalaga leiba matamda de laching lambi ga bisa pi yang ki jane adu da tana ai chatle timma da yawraga aduga ukhul dana after moina Christianity logi ba after 75 years yan hana moina akoi maitai na yum hong ba na tingkong phamal ka ba da yawban ai ayor kan khange be sidi nautingkon phamang ka ba da yawba u hongba ukrong hongba haibaduni nice ukrong hongba se tangkhulgi oja simrayo na tawraga after 75 years when anbu u hongba se ai numi umni ai ukhulda leiraga ai yawjari amain tawraga haurema sambu bise adu admai isagi adu mayam nasu yam pambi gare haurema sambu bise ai lipa lak ama hena dion gare la adu mai hena phangre mayam thajabiro manipur larik pa di haibase pa bazani larik se mayam fazana respond to bi ke bai laris ai sumain thamjai adu ka loina na ojana
ꯑꯃꯈꯛꯀ ꯂꯥꯏꯔꯤꯛ ꯑꯗꯨꯁꯨ ꯈꯖꯤꯛꯇꯪ ꯄꯟꯖꯒꯦ ꯑꯣꯖꯥ ꯑꯩꯒꯤ ꯀꯩꯅꯣꯁꯤ ꯋꯥꯔꯤꯁꯤ ꯁꯥꯡꯅꯗꯧꯔꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯈꯖꯤꯛꯇꯪ ꯄꯟꯕꯤꯔꯝꯃꯣ ꯑꯃꯥꯏꯕꯤ ꯃꯅꯤꯄꯨꯔꯗ ꯁꯃꯥꯅꯤꯖꯝ ꯑꯁꯤ ꯌꯥꯝꯅ ꯚꯦꯔꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯆꯪꯈꯣꯜꯂꯕ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯅꯁꯨ ꯈꯪꯕ ꯈꯔ ꯋꯥꯠꯂꯤ ꯇꯧꯕꯕꯨꯗꯤ ꯑꯣꯖꯥꯗꯁꯨ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯅ ꯃꯩꯇꯩꯂꯣꯟꯁꯤ ꯁꯨꯅ ꯈꯪꯗꯕꯅꯤꯅ ꯈꯖꯤꯛꯇꯪ ꯈꯪꯗꯕ ꯈꯔ ꯌꯥꯎꯋꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯁꯤꯗꯩꯁꯤꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯥꯏꯕꯤꯁꯤꯡꯒꯤ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣꯁꯤꯡꯒꯤ ꯅꯠꯇꯕꯤꯗ ꯉꯁꯥꯏꯒꯤ ꯑꯣꯖꯥꯒꯤ ꯐꯦꯃꯤꯅꯤꯖꯝ ꯅꯠꯇꯦ ꯁꯤ ꯑꯆꯨꯝꯕ ꯋꯥꯔꯤ there is no ism this is the fact ꯑꯃꯇꯪ ꯑꯩꯅ ꯁꯨꯝ ꯍꯥꯏꯕ ꯑꯃꯥꯏꯕꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄꯦꯖ 65 ꯑꯗꯨꯒ ꯑꯣꯖꯥꯗꯁꯨ ꯑꯩꯅ ꯁꯨꯝ ꯍꯥꯟꯅ ꯁꯨꯝ ꯊꯥꯖꯈꯤꯕꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯅ ꯄꯟꯕꯤꯔꯝꯕ ꯌꯣꯏꯔꯦꯟꯁꯤꯡꯒꯤ ꯃꯌꯦꯛ ꯄꯤꯗꯕꯩ ꯃꯇꯥꯡꯗꯣ ꯑꯗꯨꯒꯤ ꯑꯉꯟꯕ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯑꯁꯤ ꯆꯤꯟꯊꯥꯡ ꯌꯩꯅ ꯆꯤꯟꯗ ꯄꯨꯔꯛꯄ ꯑꯃꯗꯤ ꯃꯌꯦꯛ ꯁꯤꯖꯤꯟꯅꯗꯨꯅ ꯏꯔꯛꯄ ꯍꯥꯏꯅ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯄ ꯌꯥꯏ so verbal বা oral literature and written literature we are clear ꯑꯉꯟꯕ ꯃꯇꯝꯒꯤ ꯆꯤꯟꯗ ꯄꯨꯗꯨꯅ ꯁꯥꯒꯠꯈꯤꯕ ꯁꯥꯍꯤꯇ꯭ꯌ ꯑꯁꯤ ꯅꯨꯄꯤ ꯑꯃꯥꯏꯕꯤꯁꯤꯡꯒꯤꯅꯤ period ꯑꯗꯨꯒ ꯃꯌꯦꯛ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯅꯧꯅ ꯁꯦꯝꯗꯨꯅ ꯏꯗꯨꯅ ꯄꯨꯔꯛꯂꯤꯕ ꯂꯥꯏꯔꯣꯟꯒꯤ ꯁꯥꯍꯤꯇ꯭ꯌ ꯑꯁꯤ ꯑꯃꯥꯏꯕꯤꯁꯤꯡꯒꯤꯅꯤ it's a very strong statement no is it truth is it truth I don't know ꯑꯣꯖꯥꯒꯤ ꯃꯃꯥꯡꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯈꯤꯕꯗꯤ I don't know ꯃꯈꯣꯏꯅ ꯑꯩꯅꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡꯅ ꯚꯥꯕꯤꯁꯤꯅꯅꯦ ꯁꯥꯊꯤ ꯁ꯭ꯇꯦꯠꯃꯦꯟ ꯉꯥꯛꯇ ꯄꯤꯁꯟꯗꯅ ꯍꯥꯏꯕꯒꯤ ꯌꯥꯎꯔꯤꯕꯅꯤ ꯑꯩꯁꯦ ꯑꯗꯨ ꯑꯩ ꯀꯤꯗꯦ ꯃꯗꯨ ꯍꯥꯏꯕꯗ ꯑꯩ ꯆꯞ ꯆꯥꯕ ꯑꯩ ꯔꯤꯁꯔꯁ ꯇꯧꯖꯔꯒ ꯑꯩ ꯏꯁꯥꯅ ꯃꯁꯤ ꯆꯨꯝꯃꯦꯅ ꯈꯟꯖꯔꯒ ꯑꯩ ꯍꯥꯏꯖꯕꯅꯦ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯑꯗꯨꯝ ꯏꯖꯕꯅꯦ ꯋꯥꯛꯃꯥ ꯃꯥꯏꯕꯤꯁꯤꯗ ꯑꯩꯅ ꯑꯍꯥꯟꯕ ꯍꯥꯏꯖꯕ ꯋꯥꯍꯩꯅꯤ ꯃꯗꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯔꯦꯜ ꯂꯤꯇꯔꯦꯆꯔꯁꯦ ꯅꯨꯄꯤꯅ ꯄꯨꯊꯔꯛꯄꯅꯦ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯅ ꯀꯩꯅꯣꯗ ꯎꯖꯩꯌꯦꯕ ꯋꯤꯂꯣꯡꯁꯤꯗ ꯑꯩꯅ ꯆꯤꯡꯒꯤ ꯈꯨꯜꯁꯤꯗ ꯑꯍꯤꯡ ꯄꯨꯡ 3:30ꯁꯤꯗ ꯅꯨꯄꯤꯁꯤꯡ ꯂꯣꯏ ꯍꯧꯒꯠꯂꯦ ꯅꯣꯡꯉꯥꯜꯂꯛꯄ ꯀꯥꯟꯁꯤꯗꯅꯦ ꯅꯨꯃꯤꯠꯀꯤ ꯃꯁꯦꯛ ꯑꯍꯥꯟꯕ ꯈꯨꯟꯁꯤꯗ ꯇꯥꯔꯛꯄꯗ ꯎꯕꯁꯦ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯀꯥꯔꯛꯄ ꯃꯩꯈꯨꯁꯤꯅꯦꯕ ꯑꯁ ꯅꯨꯡꯁꯤꯈ꯭ꯔꯖꯥꯠꯅꯤ ꯑꯣꯖꯥ ꯋꯤꯂꯣꯡ ꯍꯥꯏꯕ ꯆꯤꯡꯗꯣꯟ ꯂꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯂꯣꯏꯔꯦꯕ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕ ꯚꯤꯂꯦꯖ ꯌꯥꯝꯈꯨꯂꯦꯡꯁꯤꯅ ꯑꯃꯨꯛ ꯈꯔ ꯂꯥꯞꯄꯦ ꯑꯩꯈꯣꯏꯗꯗꯤ ꯈꯔ ꯆꯪꯉꯦ ꯑꯗꯣ ꯑꯍꯥꯟꯕ ꯅꯨꯃꯤꯠꯀꯤ ꯃꯁꯦꯛꯁꯤꯅꯅꯦ ꯈꯨꯟꯁꯤꯗ ꯇꯞꯅ ꯆꯤꯡꯈꯩ ꯐꯤꯗꯨ ꯎꯜꯂꯛꯑꯒꯅꯦ ꯊꯣꯛꯂꯛꯄ ꯀꯩꯅꯣꯁꯦ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯃꯩꯈꯨꯁꯦ ꯂꯣꯏꯅ ꯀꯥꯈꯠꯂꯛꯀꯅꯦꯕ ꯄꯨꯔꯥ ꯃꯦꯖꯤꯀꯦꯜ ꯑꯋꯥꯡꯕꯁꯤ ꯂꯦꯞꯄꯒ ꯑꯩꯅ ꯌꯦꯡꯉꯛꯄ ꯀꯥꯟꯗ ꯑꯗꯣ ꯅꯨꯄꯤꯁꯤꯡꯗꯨꯅꯅꯦ ꯆꯥꯛꯁꯦ ꯊꯣꯡꯕꯅꯦꯕ ꯀꯩꯝ ꯅꯠꯇꯦꯕ ꯑꯣꯖꯥ ꯆꯥꯛꯁꯦ ꯊꯣꯡꯗꯣꯛꯑꯒꯅꯦ ꯃꯣꯏꯒꯤ ꯁꯔꯨꯛꯁꯦ ꯆꯌꯣꯝ ꯌꯣꯝꯕ ꯍꯥꯏꯅ ꯁꯝꯁꯤꯗ ꯍꯥꯞꯄꯒ ꯅꯝꯕꯣꯁꯤꯗ ꯊꯥꯡ ꯇꯦꯟ ꯂꯣꯏ ꯍꯥꯞꯆꯜꯂꯦ ꯆꯌꯣꯝ ꯍꯥꯞꯆꯜꯂꯦ ꯑꯗ ꯐꯅꯦꯛꯀꯥꯁꯦ ꯑꯩꯈꯣꯏꯗꯤ ꯁꯨꯃꯥꯏꯅ ꯃꯥꯡꯗ ꯌꯦꯞꯄꯤꯀꯣ ꯃꯣꯏ ꯐꯅꯦꯛꯁꯤꯁꯨ ꯇꯨꯡꯗ ꯌꯦꯞꯄꯦꯕ ꯀꯩꯅꯣ ꯃꯥꯅ ꯅꯣꯟꯊꯔꯒ ꯊꯕꯛꯇꯨ ꯁꯨꯕꯅꯤꯅ ꯑꯗꯨꯅꯤ ꯑꯗꯣ ꯑꯁ ꯃꯈꯣꯡ ꯈꯨꯅꯤꯡ ꯀꯥꯏꯔꯤꯕ ꯃꯣꯠꯂꯤꯕ ꯑꯣꯟꯂꯤ ꯃꯥꯁꯦ ꯑꯩꯈꯣꯏ ꯁꯟ ꯑꯃꯗꯧ ꯇꯧꯕ ꯖꯥꯠꯅꯤꯗ ꯅꯨꯄꯤꯁꯦ ꯀꯗꯥꯏꯗ ꯏꯔꯨꯖꯗꯣꯏꯅꯣ ꯀꯗꯥꯏꯗ ꯁꯝꯆꯦꯠ ꯍꯥꯠꯇꯣꯏꯅꯣ ꯍꯣꯔꯦꯟ ꯑꯗꯨꯝ ꯑꯃꯒ ꯑꯃꯨꯛ ꯍꯜꯂꯒ ꯆꯥꯛ ꯆꯥꯔ ꯇꯨꯝꯈꯤꯗꯣꯏꯅꯦ ꯑꯗꯩ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯁꯤꯗ ꯑꯃꯨꯛ ꯍꯧꯒꯠꯂꯒ ꯑꯗꯨꯝ ꯍꯥꯏꯅ ꯃꯥꯅ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯒ ꯂꯧꯕꯨꯛꯇ ꯆꯠꯈꯤꯗꯣꯏꯅꯦꯕ ꯂꯧꯕꯨꯛꯇ ꯆꯠꯈꯤꯕ ꯃꯇꯝꯗ ꯅꯨꯄꯥꯁꯤꯡꯁꯤꯅ ꯑꯉꯥꯡꯁꯤꯡꯁꯦ ꯄꯣꯔꯒ ꯃꯣꯏꯒꯤ ꯈꯨꯟꯒꯤ ꯑꯋꯥꯡꯕ ꯈ꯭ꯋꯥꯏ ꯑꯋꯥꯡꯕ ꯃꯐꯝ ꯃꯣꯏ ꯂꯣꯏꯅ ꯎꯒꯗꯕ ꯖꯒꯥ ꯑꯃꯗ ꯅꯨꯄꯥꯁꯤꯡꯁꯦ ꯂꯩꯍꯧꯋꯦꯕ ꯑꯗꯨꯒ ꯍꯅꯨꯕꯤ ꯊꯕꯛ ꯁꯨꯕ ꯉꯝꯗꯕꯁꯤꯡꯁꯤꯅ ꯃꯁꯨ ꯀꯣꯜꯍꯧꯋꯦꯕ ꯑꯗꯨ ꯃꯁꯨ ꯀꯣꯜꯂꯤꯕ ꯍꯅꯨꯕꯤꯁꯤꯡꯗꯨꯅ ꯃꯃꯥ ꯂꯥꯛꯄ ꯉꯥꯏꯕꯗ ꯑꯗꯨꯒ ꯑꯩꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏ ꯏꯕꯣꯛꯄꯨꯗꯤ ꯊꯦꯡꯅꯖꯍꯧꯗ꯭ꯔꯦꯀꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯆꯥꯛ ꯉꯥꯏꯕꯗ ꯑꯩꯒꯤꯗꯤ ꯋꯥꯔꯤꯁꯦ ꯑꯌꯥꯝꯕ ꯑꯩꯈꯣꯏ ꯃꯥꯟꯇꯣꯞ ꯆꯥꯅ ꯂꯤꯕꯤ ꯑꯗꯩ ꯏꯃꯥꯅꯁꯨ ꯌꯥꯝ ꯂꯤꯕꯤ ꯋꯥꯔꯤꯁꯦ ꯑꯗꯨꯗꯤ ꯑꯉꯥꯡ ꯑꯄꯤꯛꯄꯗ ꯋꯥꯔꯤ ꯂꯤꯔꯤꯁꯦ ꯃꯕꯣꯛꯅꯤ ꯑꯩꯅ ꯈꯪꯖꯕ ꯑꯦꯛꯁꯄꯔꯤꯌꯦꯟꯁꯇ ꯑꯗꯨ ꯈꯨꯟꯗꯨꯗꯁꯨ ꯇꯧꯍꯧꯔꯤꯗꯨꯅꯦꯕ ꯑꯩꯈꯣꯏ ꯑꯦꯟꯊ꯭ꯔꯣꯄꯣꯂꯣꯖꯤꯗꯗꯤ ꯀꯜꯆꯔꯦꯜ ꯑꯦꯟꯊ꯭ꯔꯣꯄꯣꯂꯣꯖꯤꯗꯗꯤ ꯁꯃꯥꯖꯗꯒꯤ ꯈꯤꯇꯪꯗꯤ ꯍꯟꯊꯅ ꯂꯩꯍꯧꯔꯕ ꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯁꯨ ꯍꯥꯟꯅ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯃꯤꯅꯦꯕ ꯑꯗꯒꯤ ꯃꯊꯪ ꯊꯣꯛꯂꯛꯄꯩ ꯋꯥꯗꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯥꯔꯂꯤ ꯄꯦꯔꯣꯠꯁꯦ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯒꯤ ꯃꯔꯛꯇ ꯀꯜꯆꯔꯦꯜ ꯑꯦꯟꯊ꯭ꯔꯣꯄꯣꯂꯣꯖꯤꯁꯁꯤꯡꯅ ꯊꯤꯕꯗ ꯆꯨꯝꯃꯦꯅ ꯈꯟꯖꯩꯌꯦꯕ ꯑꯗꯨꯅ ꯑꯩꯅ ꯈꯜꯂꯦꯕ ꯑꯁ ꯐꯈ꯭ꯔꯦꯗ ꯃꯩꯇꯩꯒꯤꯗꯤ ꯅꯨꯄꯤꯅ ꯑꯉꯥꯡꯁꯨ ꯂꯧꯒꯗꯕꯅꯦꯕ ꯊꯕꯛꯁꯨ ꯂꯣꯏ ꯇꯧꯒꯗꯕꯅꯦꯕ ꯍꯥꯏꯅ ꯃꯣꯏꯗꯤ ꯅꯨꯄꯥꯁꯤꯡꯗꯣ ꯑꯉꯥꯡ ꯃꯆꯥꯗꯣ ꯄꯣꯗꯁꯨ ꯄꯣꯕꯤꯔꯤꯑꯕ ꯑꯩꯈꯣꯏꯗꯤ ꯅꯨꯄꯥꯅ ꯑꯉꯥꯡ ꯄꯥꯏꯔꯨꯕ ꯌꯥꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯃꯩꯇꯩꯗꯨꯗꯤ ꯑꯩꯅ ꯐꯩꯅꯦꯅ ꯈꯜꯂꯦꯕ ꯑꯗꯨꯅ ꯑꯩꯒꯤ ꯆꯤꯡꯒꯤ ꯄꯂꯦꯝ ꯅꯨꯡꯁꯤꯕꯤꯗꯒꯤ ꯑꯩꯒꯤ ꯄꯂꯦꯝ ꯅꯨꯡꯁꯤꯕꯤꯑꯕ ꯁꯩꯔꯦꯡꯁꯦ ꯃꯁꯤ ꯄꯥꯕꯗ ꯌꯨꯔꯣꯞꯇ ꯂꯩꯕ ꯅꯨꯄꯤꯐꯥꯎ ꯀꯞꯄꯤꯀꯣ ꯃꯗꯨ ꯑꯩꯅ ꯚꯥꯞ ꯑꯃ ꯁꯥꯔꯒ ꯎꯕꯅꯦ ꯑꯗꯣ ꯑꯩ ꯎꯔꯦꯕ ꯑꯩ ꯆꯤꯡ ꯍꯥꯏꯗꯣ ꯃꯅꯤꯄꯨꯔ ꯂꯣꯏꯕꯒꯤ ꯆꯤꯡꯗꯣꯟꯁꯤꯗꯩꯗ ꯈ꯭ꯔꯤꯁꯇꯦꯟ ꯂꯧꯗ꯭ꯔꯤꯕ ꯑꯗꯨꯒ ꯌꯥꯝꯅ ꯄ꯭ꯔꯤꯃꯤꯇꯤꯞ ꯑꯣꯏꯕ ꯁꯃꯥꯖꯇ ꯍꯤꯡꯉꯤꯕ ꯅꯨꯄꯤꯁꯤꯡꯁꯤꯅ ꯀꯌꯥꯝ ꯅꯣꯝꯒꯦ ꯍꯥꯏꯕꯗꯣ ꯅꯨꯄꯥꯁꯤꯡꯗꯨꯅ ꯑꯉꯥꯡ ꯄꯣꯔꯒ ꯂꯩꯍꯧꯋꯦꯕ ꯑꯗ ꯃꯥꯅ ꯉꯁꯥꯏꯒꯤ ꯁꯟꯗꯧꯅ ꯏꯔꯨꯖꯕꯗꯪꯈꯩ ꯃꯀꯣꯛ ꯍꯥꯠꯇꯉꯩ ꯃꯈꯣꯡ ꯍꯥꯝꯗꯉꯩ ꯆꯃꯣ ꯆꯦꯟ ꯆꯠꯈ꯭ꯔꯒ ꯃꯥ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯁꯨꯔꯨꯔꯒ ꯑꯃꯨꯛ ꯍꯜꯂꯛꯑꯒ ꯑꯗꯨꯗ ꯄꯣꯔꯛꯄ ꯐꯧꯗꯣ ꯃꯥꯏ ꯐꯦꯃꯤꯂꯤꯗꯨꯅ ꯆꯥꯗꯣꯏꯅꯦ
ꯑꯩꯗꯤ ꯑꯣꯖꯥ ꯑꯩ ꯍꯧꯖꯤꯛ ꯇꯥꯛꯄꯤꯕꯗꯤ ꯌꯥꯝ ꯆꯨꯝꯃꯦ ꯑꯩ ꯑꯃꯠꯇ ꯑꯩ ꯇꯦꯕꯜꯗ ꯐꯝꯃꯒ ꯏꯖꯗꯦ ꯑꯗꯨꯅ ꯁꯥꯍꯤꯇ꯭ꯌꯒꯤ ꯃꯔꯛꯇꯁꯨ ꯑꯩꯁꯦ ꯌꯥꯝ ꯇꯣꯉꯥꯟ ꯇꯥꯏꯌꯦꯕ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯂꯥꯜꯍꯧꯕ ꯃꯔꯛ ꯑꯗꯩ ꯑꯦꯛꯇꯤꯚꯤꯁ ꯃꯔꯛ ꯑꯗꯒꯤ ꯑꯗꯨꯒꯨꯝꯕ ꯃꯔꯛꯇꯨꯗ ꯍꯧꯔꯛꯑꯒ ꯑꯩ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯈꯟꯈꯤ ꯀꯔꯤ ꯂꯥꯏꯔꯤꯛ ꯏꯕꯅꯤ ꯇꯩꯃꯁꯤ ꯃꯅꯥꯗ ꯄꯥꯝꯕ ꯑꯣꯏꯅ ꯇꯧꯔꯗꯅ ꯀꯥꯏ ꯏꯊꯟꯗ ꯄꯨꯁꯥꯎꯗꯒ ꯁꯥꯎꯅꯤꯡꯕꯤ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯂꯥꯏꯔꯤꯛ ꯏꯕ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝꯅ ꯑꯩꯅ ꯃꯇꯝ ꯑꯃꯗ ꯈꯟꯖꯈꯤꯕꯗꯣ ꯍꯥꯏꯖꯕꯩ ꯋꯥꯅꯤ somebodies ko kanaguma kharana mangak yolaga lebaki thabak tawbusi yawe akoi sahitya sidabu mangak yolaga ibasibu kayam yawbibjano ai haidrise mayam warubino no chumi oja aduga kenogi sigi se oja gi statement not only that ai sum khara am hakana akoi gi asigi keno se akoi arjemite lai yam nuaite magi mana oja gi matang da neina loraga mana sumai sum haidamiko Memchoubi gi sayeng singda radical feminism gi oiba view marang kaina yauri ai ba singbu ai bisibu manipuri sahitya da mafam ama piba tarbadi feminist poet natraga feminism gi ai bi ama oina recognition piba da taragi sahitya da feminism gi ethics amadi masigi literary aesthetics ki mamal khanglaba matamda ai bisibu matik chana sakhangba amadi magi sahitya mamal piba manipuri sahitya nainaba singna khanglakani it's very soft akoigi ojana mamang disa high akoigi manungda criticism natragana critic tawbase not only small critic adi manung mapan yauna nainabagi chatnabi natragana maski kenoji kharabudi wali koi pen de ojana so high ko mayam so asigi kenosi lai aduraga so amani di tholaktabte tholakigani aduna ojagi kenosi akoina paro matang ngasagi palembi ma dagedi te sanemi chaisa da yawba adu iduning thogda yawba saireng di aina asonda matamji kai thodi yam sang there is a lot of keno mayam se lei adedi oja orona na thangalakpa keno kaya khara su lei to adugi mayam sing si sum lakhra di yamne aduna aina ojagi keno sing si da aina wari tahanningi sina ngasagi saireng dugi mahau natragna saireng gi keno du natabi ojagi punsi dagi ojagi thengnari ba express hakthengna thengnaba express tholakpa wahai ni na ojana habdo this is not my it's not a war this is the aigi ina idaga uthokpa laidi haigadra wahai ni ai ai misi mukna iboining brai khanarine chi ine irise adu hojiki do ai pujarage ba aduna angangda ahama wari liri se mabuk ni hajage tawjabani chumi angangda wari liri se mabuk ni adegi phunga wari sida koi hanubi pan thaba ka se hanubi pan thabagi wari yong lamen bai wari se akoi gi kado history da bu hajage yauram me ba ꯑꯗꯨ ꯑꯩꯈꯣꯏꯅ ꯁꯤ ꯐꯣꯛ ꯑꯣꯏꯕꯣꯏ ꯅꯤꯡꯉꯦꯕ ꯐꯣꯛꯁꯨ ꯐꯣꯛꯅꯤ ꯑꯗꯨꯒ ꯑꯁꯦꯡꯕꯁꯨ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯩꯗ ꯌꯣꯡ ꯍꯥꯏꯔꯒ ꯃꯤ ꯁꯝ ꯒ꯭ꯔꯨꯞ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯛꯅꯕ ꯑꯣꯏꯅ ꯁꯥꯇꯥꯔꯤꯀꯦꯜ ꯑꯣꯏꯅ ꯍꯥꯏꯕꯒꯤ ꯋꯥꯅꯦꯕ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯊꯥꯛꯇ ꯈꯔ ꯅꯦꯝꯍꯧꯕ ꯑꯗꯨꯗꯩꯗ ꯃꯣꯏꯅ ꯁꯤꯖꯤꯟꯅꯕ ꯑꯗꯒꯤ ꯁꯤ ꯃꯇꯥꯡꯗꯗꯤ ꯑꯩ ꯁꯝꯗꯣꯛꯈ꯭ꯔꯅꯤ ꯁꯝꯖꯤꯟꯖꯔꯒꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯆꯥꯁꯤꯅ ꯅꯤꯡꯉꯥꯏ ꯇꯧꯔꯀꯥꯟꯗ ꯃꯃꯥꯅ ꯄꯣꯔꯒ ꯅꯥꯎꯁꯨꯝ ꯏꯁꯩꯁꯦ ꯁꯛꯀꯗꯣꯏꯅꯦꯕ ꯑꯗ ꯃꯕꯣꯛꯅ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯕ ꯉꯥꯏꯕ ꯃꯁꯨꯅ ꯋꯥꯔꯤ ꯂꯤꯗꯣꯏꯅꯦꯕ mabokneba wari lirise ada hojik matamdadi phunga wari mayam ama pupu wari lige kai taraga lama laring mamaida hallamaga yega angang mayanga koiraga akoigi maitai nupa na angang chenbrane ai tanja si lorom hauji haugi no asiang mane oja ai khajita akoi ai sune iben dau de tammi tari musung di yamamoyeba hoi habiu na aina haidina akoigi aigi lai phaba haigadra aigi akoigi ipu pokpa event hause ai thengje haugi aina ngalingai matam angang oringai aduna aigi phunga mitegi phunga wari mayam thegi mangonde loi tarakpani tasena koi adu ngakane ba ai budi khoi bhok tunga tara lehidre ko ai lebak thibani adu aina ujarako da ngasa ai village do ibungong to ai hajari bedo nupana angang pora leheba khoi maitai dadi angang nupana angang pai ba chatnadi ba strictly yadi ba adu hujikpudi yam honge ko hujikti nuclear families amu develop tawre matai manau office kaminare ama tawre aduna hujikti chathina change tawre adu matam amadadi nupana angang paiba yaba natiyeba aduga amaina tawraga leiramba sidabu kanai aduga akoidi warrior group ne maitai gidi akoidi warrior ngas akoidi japan ni samurai gaido mi khara akoidi nupa khudi mong samurai ne ba
ꯑꯩꯈꯣꯏꯒꯤ ꯄꯤꯛꯈ꯭ꯔꯕ ꯇꯝꯄꯥꯛꯁꯤꯗꯩꯗ ꯀꯤꯡꯗꯝ ꯑꯃ ꯁꯦꯝꯒꯠꯂꯛꯄ ꯃꯇꯝꯗ ꯅꯨꯄꯥꯁꯤꯡꯁꯦ ꯂꯣꯏꯅ ꯑꯩꯈꯣꯏꯗꯤ ꯂꯥꯟꯃꯤꯅꯦꯕ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯋꯦ ꯑꯣꯐ ꯂꯥꯏꯐꯅꯦꯕ ꯃꯥꯔꯁꯤꯌꯦꯜ ꯀꯜꯆꯔ ꯁꯨꯃꯥꯡ ꯈꯨꯗꯤꯡꯒꯤ ꯊꯥꯡ ꯇꯥ ꯇꯝꯃꯦ ꯑꯗꯣ ꯅꯨꯄꯥꯁꯤꯡꯅ ꯂꯣꯏ ꯇ꯭ꯔꯦꯟ ꯇꯧꯈ꯭ꯔꯕꯅꯦꯕ ꯑꯥꯔꯃꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯨꯃꯥꯡ ꯂꯤꯂꯥꯗ ꯃꯩꯇꯩ ꯑꯃ ꯑꯋꯥ ꯇꯔꯥꯒ ꯍꯥꯏꯌꯦꯕ ꯃꯩꯇꯩ ꯑꯃꯅ ꯑꯋꯥ ꯇꯔꯥ ꯉꯝꯅꯕ ꯇ꯭ꯔꯦꯅꯤꯡꯁꯦ ꯅꯨꯄꯥꯁꯤꯡꯒ ꯃꯥꯏꯅ ꯇ꯭ꯔꯦꯟ ꯇꯧꯈ꯭ꯔꯦꯕ ꯑꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯅ ꯑꯉꯥꯡ ꯀꯣꯟꯕꯒꯤ ꯑꯉꯥꯡ ꯋꯥꯔꯤ ꯂꯤꯕꯒꯤ ꯀꯜꯆꯔꯁꯦ ꯑꯩ ꯅꯨꯄꯥꯕꯨ ꯍꯟꯊꯅ ꯌꯦꯡꯖꯕꯒꯤ ꯋꯥ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯋꯦ ꯑꯣꯐ ꯂꯥꯏꯐ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯈꯨꯟ ꯃꯆꯥ ꯃꯆꯥꯗꯒꯤ ꯁꯤꯒꯤꯗꯤ ꯑꯗꯨꯝ ꯂꯥꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯋꯦ ꯑꯣꯐ ꯂꯥꯏꯐꯅꯦꯕ ꯁꯣꯝꯗ ꯂꯥꯟ ꯇꯧꯔꯨꯅꯤ ꯍꯜꯂꯒ ꯖꯒꯣꯏ ꯑꯃꯨꯛ ꯁꯥꯅꯤ ꯑꯗꯨ ꯖꯒꯣꯏꯒ ꯂꯥꯟꯒꯁꯦ ꯑꯩꯈꯣꯏꯒꯤ ꯋꯦ ꯑꯣꯐ ꯂꯥꯏꯐꯅꯦꯕ ꯅꯣꯠ ꯑꯣꯟꯂꯤ ꯗꯥꯟꯁ ꯑꯗꯨ ꯃꯌꯥꯝꯅ ꯀꯨꯝꯍꯩ ꯍꯔꯥꯎ ꯇꯧꯔꯒ ꯑꯗꯨ ꯍꯥꯏ ꯑꯗꯣ ꯑꯍꯟꯁꯤꯡꯗꯨꯗꯤꯀꯣ ꯂꯥꯟꯁꯦ ꯇꯞꯇꯥꯏ ꯇꯧꯔꯨꯔꯦ ꯍꯜꯂꯛꯑꯒ ꯖꯒꯣꯏ ꯇꯞꯇꯥꯏꯅ ꯑꯃꯨꯛ ꯁꯥꯗꯣꯏꯅꯦꯕ ꯑꯅꯤꯁꯦ ꯃꯣꯏꯅ ꯕꯦꯂꯦꯟꯁ ꯇꯧꯔꯝꯃꯦꯕ ꯁꯥ ꯂꯥꯟ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯃꯌꯥꯝꯗꯨꯅ ꯄꯨꯟꯁꯤ ꯑꯣꯏꯕꯗꯤ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯣꯟꯊꯣꯛꯑꯒ ꯃꯣꯏꯅ ꯃꯇꯨꯡ ꯑꯣꯟꯊꯣꯛꯑꯒ ꯖꯒꯣꯏ ꯑꯗꯣ ꯃꯣꯏꯒꯤ ꯖꯒꯣꯏꯗꯨꯒ ꯑꯩꯈꯣꯏꯅ ꯃꯥꯔꯁꯤꯌꯦꯜ ꯑꯥꯔꯠꯀꯗꯤ ꯑꯃꯠꯇꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯗꯥꯟꯁ ꯀꯣꯂꯦꯖꯇ ꯖꯒꯣꯏ ꯇꯝꯕꯗ ꯃꯥꯔꯁꯤꯌꯦꯜ ꯑꯥꯔꯠ ꯍꯥꯞꯄꯛꯑꯦꯕ ꯖꯒꯣꯏ ꯑꯣꯏꯅ ꯁꯥꯕꯩ ꯋꯥꯅꯤ ꯑꯗꯁꯨ ꯃꯥꯔꯁꯤꯌꯦꯜ ꯑꯥꯔꯠ ꯉꯥꯛꯇꯅꯦꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯁꯃꯨꯔꯥꯏ ꯉꯥꯛꯇꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅꯕꯨ ꯄꯤꯛꯈ꯭ꯔꯕ ꯑꯩꯈꯣꯏꯅ ꯆꯥꯎꯔꯕ ꯌꯨꯝꯂꯣꯟꯅꯈ꯭ꯔꯕ ꯃꯌꯥꯝ ꯃꯔꯒꯨꯝꯕ ꯑꯁꯤꯗꯒꯤꯗ ꯑꯩꯈꯣꯏ ꯅꯣꯠ ꯑꯣꯟꯂꯤ ꯑꯩꯈꯣꯏꯅ ꯃꯤꯈꯥ ꯄꯣꯜꯂꯝꯗꯦ ꯍꯥꯏꯕꯗ ꯅꯠꯇꯕ ꯏꯁꯥꯒꯤ ꯏꯔꯣꯟ ꯏꯅꯥꯠ ꯏꯌꯦꯛ ꯑꯗꯩ ꯀꯜꯆꯔ ꯌꯥꯝ ꯌꯨꯅꯤꯛ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯑꯒ ꯂꯩꯔꯝꯃꯤꯁꯦ ꯁꯃꯥꯖꯗ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯃꯊꯧꯁꯦ ꯐꯖꯅ ꯏꯁꯇ꯭ꯔꯤꯛꯂꯤ ꯈꯥꯏꯗꯣꯛꯑꯒ ꯑꯗꯨꯒꯤꯗ ꯑꯩꯈꯣꯏꯅ ꯕꯦꯂꯦꯟꯁꯤꯡꯗꯨ ꯇꯧꯔꯝꯃꯦꯕ ꯑꯗꯨꯗꯩꯗꯨꯗ ꯑꯉꯥꯡ ꯂꯣꯏꯅꯕ ꯍꯥꯏꯕꯁꯦ ꯃꯕꯦꯟꯁꯤꯡꯒꯤ ꯃꯊꯧꯅꯦꯕ ꯃꯕꯦꯟꯁꯤꯡꯒꯤ ꯃꯊꯧꯅꯤ ꯑꯗꯨꯅ ꯁꯥꯍꯤꯇ꯭ꯌꯁꯦ ꯑꯣꯔꯦꯜ ꯂꯤꯇꯔꯦꯆꯔꯁꯦ ꯅꯨꯄꯤꯅ ꯗꯤꯕꯦꯂꯞ ꯇꯧꯔꯛꯑꯦꯕ ꯑꯗꯨꯒ ꯁꯥꯌꯣꯟ ꯇꯔꯦꯠꯀꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯇ ꯌꯦꯡꯕꯤꯌꯨ ꯄ꯭ꯔꯣꯇꯥꯒꯣꯅꯤꯁ ꯄꯨꯝꯅꯃꯛ ꯅꯨꯄꯤ ꯉꯥꯛꯇꯅꯦꯕ ꯑꯗꯨꯒ ꯍꯤꯖꯝ ꯒꯨꯅꯣꯅ ꯍꯤꯖꯝꯒꯤ ꯀꯩꯅꯣꯅ ꯑꯉꯥꯡꯍꯜꯅ ꯑꯩ ꯃꯤꯡ ꯑꯗꯨꯝ ꯄꯟꯖꯔꯦꯀꯣ ꯔꯥꯏꯇꯔ ꯑꯃ ꯑꯣꯏꯅ ꯃꯍꯥꯀꯕꯤ ꯑꯉꯥꯡꯍꯜꯅ ꯏꯔꯤꯕ ꯈꯝꯕ ꯊꯣꯏꯕꯤ ꯁꯩꯔꯦꯡꯁꯤꯗꯤ ꯁꯪꯁꯀ꯭ꯔꯤꯠ ꯅꯥꯇꯛ ꯑꯃꯒꯤ ꯀꯌꯥꯠꯇ ꯏꯈ꯭ꯔꯦꯕ ꯎꯅꯕꯗꯒꯤ ꯍꯧꯔꯦ ꯑꯗꯒꯤ ꯀꯩꯅꯣ ꯂꯨꯍꯣꯡꯕꯗ ꯂꯣꯏꯁꯜꯂꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕꯒꯤ ꯋꯥꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯋꯦ ꯑꯣꯐ ꯂꯥꯏꯐꯇꯗꯤ ꯑꯩꯈꯣꯏꯁꯦ ꯋꯥꯔꯤꯌꯔ ꯉꯥꯛꯇꯅꯦ ꯂꯥꯟ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯕ ꯂꯥꯟꯒꯤ ꯂꯩꯕꯥꯛꯅꯦꯕ ꯑꯗꯨꯅ ꯑꯣꯖꯥ ꯑꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯣꯖꯥꯅ ꯄꯨꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯗ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗꯁꯨ ꯃꯇꯦꯛ ꯑꯃ ꯌꯥꯎꯏ ꯑꯩꯅ ꯁꯨꯝ ꯊꯦꯡꯅꯔꯨꯕꯅꯤꯀꯣ ꯑꯣꯖꯥꯅ ꯍꯥꯏꯔꯛꯄꯗꯨꯒ ꯑꯩ ꯁꯨꯝ ꯊꯤꯒꯠꯄꯗꯨꯒ ꯑꯩꯈꯣꯏꯅ ꯁꯥꯌꯣꯟ ꯇꯔꯦꯠꯀꯤ ꯋꯥꯔꯤ ꯍꯥꯏꯖꯔꯕꯁꯨ ꯃꯁꯤꯡꯗꯤ ꯇꯔꯦꯠꯇꯒꯤ ꯍꯦꯟꯅ ꯂꯩꯕ ꯊꯦꯡꯅꯩ ꯅꯤꯡꯁꯤꯡꯕ꯭ꯔꯥ ꯑꯣꯖꯥ ꯅꯤꯡꯁꯤꯡꯖꯩ ꯀꯔꯝꯕ ꯋꯥꯔꯤ ꯇꯔꯦꯠꯄꯨ ꯀꯔꯝꯕ ꯌꯨꯝꯐꯝꯗ ꯂꯦꯞꯅꯔꯒ ꯈꯪꯅꯒꯗꯒꯦ ꯍꯥꯏꯕꯁꯨ ꯆꯞ ꯆꯥꯅ ꯂꯩꯇ꯭ꯔꯤ ꯑꯗꯨꯃꯛꯄꯨ ꯋꯥꯔꯤꯁꯤꯡ ꯑꯁꯤꯒꯤ ꯄ꯭ꯂꯣꯇꯥꯒꯣꯅꯤꯁꯁꯤꯡ ꯑꯁꯤꯗꯤ ꯅꯨꯄꯤ ꯉꯥꯛꯇꯅꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯅꯨꯄꯤꯅ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯗ ꯁꯤꯡꯅꯔꯛꯄ ꯋꯥꯐꯝꯁꯤꯡꯒ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯛꯄꯒꯤ ꯋꯥꯔꯤ ꯉꯥꯛꯇꯅꯤ ꯊꯧꯑꯣꯏꯕꯤ ꯑꯃꯗꯤ ꯄꯥꯟꯊꯣꯏꯕꯤꯒꯤ ꯑꯦꯟꯇꯥꯒꯣꯅꯤꯁ ꯅꯨꯄꯥ ꯅꯠꯇꯦ ꯅꯨꯄꯤꯅꯤ ꯃꯅꯦꯝꯄꯣꯛ ꯅꯠꯇ꯭ꯔꯒ ꯃꯦꯇ꯭ꯔꯤꯌꯥꯔꯀꯦꯜ ꯁꯣꯁꯥꯏꯇꯤꯒꯤ ꯁꯛꯇꯤ ꯂꯩꯔꯕ ꯃꯃꯥꯒꯤ ꯃꯥꯌꯣꯛꯇꯅꯤ ꯁꯣ ꯑꯩꯅ ꯉꯁꯤ ꯑꯗꯨꯅꯅꯦ ꯑꯩꯅ ꯑꯣꯖꯥꯒꯤ ꯁꯩꯔꯦꯡꯗ ꯇꯣꯛꯑꯒ ꯑꯩꯅ ꯁꯨꯝ ꯑꯣꯖꯥꯒꯤ ꯋꯥꯔꯦꯡꯗ ꯑꯣꯏꯅ ꯆꯪꯁꯤꯟꯖꯔꯛꯄꯁꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯣꯏꯗꯅ ꯄꯥꯟꯅꯔꯝꯒꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯈꯔ ꯅꯩꯅꯕ ꯅꯠꯇ꯭ꯔꯒ ꯑꯣꯖꯥꯅ ꯑꯩꯈꯣꯏ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯕ ꯑꯃꯗ ꯑꯩꯅ ꯁꯨꯝ ꯊꯦꯡꯅꯖꯕꯗ ꯁꯤꯒꯤ ꯃꯇꯥꯡꯁꯤ ꯄꯟꯕ ꯈꯔ ꯋꯥꯠꯄ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯑꯁꯤꯗ ꯑꯣꯏꯅ ꯃꯥꯅꯤ ꯑꯩꯁꯨ ꯋꯥꯔꯤꯗꯣ ꯌꯥꯝ ꯁꯥꯖꯅꯤꯡꯉꯤ ꯏꯕꯨꯡꯉꯣ ꯑꯩꯁꯨ ꯍꯥꯏꯖꯔꯤꯅꯤ ꯑꯗꯨꯅ ꯋꯥꯔꯦꯡ ꯏꯕꯗꯤ ꯌꯥꯝ ꯋꯥꯏ ꯑꯣꯖꯥ ꯂꯥꯏꯔꯤꯛ ꯌꯥꯝ ꯄꯥꯗꯕ ꯌꯥꯗꯦ ꯑꯗꯨꯒ ꯁꯩꯔꯦꯡꯁꯤꯗꯤꯀꯣ ꯑꯩ ꯁꯩꯔꯦꯡꯕꯨ ꯍꯟꯊꯅ ꯌꯦꯡꯖꯕꯁꯨ ꯅꯠꯇꯦ ꯍꯪꯒꯠꯅ ꯌꯦꯡꯖꯕꯁꯨ ꯅꯠꯇꯦ ꯁꯩꯔꯦꯡꯁꯤꯅ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯉꯩꯗ ꯁꯨꯝ ꯏꯈꯤꯕꯒꯤ ꯑꯩꯒꯤ ꯍꯣꯕꯤ ꯑꯣꯏꯔꯤ ꯍꯦꯕꯤꯠ ꯑꯣꯏꯅ ꯑꯗꯨꯝ ꯏꯈꯤꯕꯅꯦꯕ ꯑꯗꯨ ꯍꯣꯏ ꯁꯩꯔꯦꯡꯁꯤꯁꯨ ꯑꯩ ꯍꯣꯠꯅꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯀꯣ ꯌꯥꯝ ꯍꯣꯠꯅꯖꯩ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯋꯥꯍꯩ ꯌꯥꯝꯗꯦꯗꯅ ꯁꯩꯔꯦꯡꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯑꯩꯅ ꯇꯥꯞꯂꯣꯡ ꯄꯥꯏꯁꯟꯕ ꯉꯝꯃꯦꯕ ꯑꯗꯨ ꯋꯥꯔꯦꯡ ꯏꯕꯁꯤꯗꯤ ꯑꯌꯥꯝꯕꯅ ꯑꯩꯒꯤ ꯋꯥꯔꯦꯡꯗꯤ ꯔꯤꯁꯔꯁ ꯉꯥꯛꯇꯅꯤꯅ ꯌꯥꯝ ꯋꯥꯏꯑꯦꯕ ꯏꯕꯁꯦ ꯑꯩꯅ ꯌꯥꯝꯅ ꯋꯥꯔꯛ ꯇꯧꯖꯩꯕ ꯋꯥꯔꯦꯡꯒꯤꯗꯃꯛꯇꯗꯤ ꯂꯥꯏꯔꯤꯛꯁꯤ ꯑꯩꯅ ꯉꯝꯃꯟꯈꯩ ꯄꯥꯅꯕ ꯍꯣꯠꯅꯖꯩ ꯑꯗꯨꯒ ꯍꯣꯏ ꯑꯩꯒꯤꯁꯨ ꯑꯗꯨꯝ ꯏꯎꯔꯣꯄꯥꯁꯤꯗ ꯑꯩ ꯑꯦꯋꯥꯔꯗ 2 ꯑꯗꯨꯝ ꯐꯪꯉꯦ ꯃꯌꯥꯝꯅꯕꯨꯗꯤ ꯈꯪꯕꯤꯗꯕꯕꯨꯗꯤ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯀ꯭ꯔꯤꯇꯤꯀꯦꯜ ꯀꯩꯅꯣ ꯃꯌꯥꯝꯁꯤꯁꯨ ꯈꯪꯉꯦ ꯁꯤꯂꯦꯕꯁꯇ ꯌꯥꯎꯕ ꯃꯌꯥꯝꯒꯤ ꯈꯔ ꯑꯗꯨꯝ ꯇꯧꯕꯤꯔꯦ ꯑꯗꯣ ꯑꯌꯥꯝꯕꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯀꯕꯤꯇꯥꯗ ꯑꯗꯨꯝ ꯆꯠꯈꯤꯕꯗꯣ ꯉꯁꯥꯏꯒꯤ ꯋꯥꯍꯪ ꯀꯩꯅꯣꯁꯤꯡꯁꯦ ꯑꯩꯅ ꯑꯣꯖꯥꯒꯤ ꯏꯟꯇꯔꯚ꯭ꯌꯨꯁꯤꯡ ꯊꯦꯡꯅꯕꯗ ꯑꯌꯥꯝꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ
ꯑꯗꯨꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯑꯇꯩ ꯑꯇꯩ ꯀꯩꯅꯣꯗꯁꯨ ꯌꯥꯝꯅꯗꯤ ꯂꯩꯇꯗ꯭ꯔꯁꯨ ꯑꯃꯅꯤ ꯑꯩꯈꯣꯏ ꯑꯩꯅ ꯃꯄꯥꯟꯗ ꯂꯩꯕꯅꯤꯅ ꯌꯥꯝꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯔꯦꯗꯤꯑꯣ ꯅꯠꯇ꯭ꯔꯒ ꯇꯤꯚꯤꯗ ꯑꯃꯗ ꯇꯧꯕꯗꯨꯗꯤ ꯇꯥꯖꯕ ꯐꯪꯗ꯭ꯔꯦ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯃꯌꯥꯝ ꯇꯤꯟꯕꯗ ꯋꯥꯔꯤ ꯉꯥꯡꯕꯗꯨꯗꯤ ꯑꯗꯣ ꯑꯩꯈꯣꯏ ꯁꯨꯝ ꯏꯟꯇꯔꯅꯦꯠꯇ ꯐꯪꯕ ꯌꯨꯇ꯭ꯌꯨꯕꯇ ꯑꯗꯩ ꯑꯃꯗ ꯐꯪꯕꯗꯨ ꯈꯛꯇꯅꯤꯀꯣ ꯑꯗꯨꯗꯁꯨ ꯑꯌꯥꯝꯕꯅ ꯑꯣꯖꯥꯒꯤ ꯁꯩꯔꯦꯡꯗ ꯑꯣꯏꯅ ꯏꯝꯐꯦꯁꯤꯁ ꯑꯣꯏꯅ ꯄꯤꯕ ꯑꯗꯨꯗ ꯑꯩꯅ ꯉꯁꯤꯗꯤ ꯑꯣꯖꯥꯒꯤ ꯀꯩꯅꯣꯁꯤꯗ ꯑꯣꯏꯅ ꯂꯥꯛꯆꯕꯅꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯦꯡ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯅꯩꯅꯕ ꯑꯗꯩꯗꯤ ꯊꯤꯖꯟꯕꯒꯤ ꯀꯩꯅꯣꯁꯤꯗꯩꯁꯤꯗ ꯇꯣ ꯑꯣꯖꯥ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯗ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯒꯤꯗ ꯌꯥꯎꯕ ꯀꯩꯅꯣꯁꯤ ꯌꯥꯝꯃꯦ ꯑꯩꯅ ꯑꯣꯖꯥꯗ ꯂꯥꯏꯔꯤꯛ ꯑꯣꯏꯅꯗꯤ ꯄꯥꯗ꯭ꯔꯤ ꯇꯁꯦꯡꯅ ꯑꯩꯁꯨ ꯃꯇꯦꯛ ꯃꯇꯦꯛ ꯀꯩꯅꯣ ꯑꯣꯏꯅ ꯁꯨꯝ ꯐꯪꯖꯕꯅꯤ ꯂꯥꯏꯔꯤꯛꯁꯨ ꯑꯩ ꯁꯣꯏꯗꯅ ꯂꯧꯔꯒ ꯄꯥꯖꯒꯅꯤ ꯑꯗꯨꯒ ꯑꯁꯤꯒꯤ ꯋꯥꯍꯧꯗꯣꯛꯇ ꯑꯣꯖꯥꯗꯁꯨ ꯑꯩꯅ ꯄꯟꯈꯤꯕꯗꯣ ꯑꯁꯨꯃꯥꯏꯅ ꯀꯩꯅꯣ ꯈꯛꯇ ꯅꯠꯇꯕ ꯑꯦꯛꯇꯤꯚꯤꯖꯝꯇ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯅꯨꯄꯤ ꯃꯌꯥꯝꯒꯤ ꯉꯁꯥꯏꯒꯤ ꯃꯃꯥꯡꯉꯩꯒꯤ ꯃꯥꯏꯕ ꯃꯥꯏꯕꯤꯒꯤ ꯋꯥꯔꯤ ꯈꯛꯇ ꯅꯠꯇꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯕꯨꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯜꯂꯒ ꯑꯣꯔꯒꯅꯥꯏꯖ ꯍꯥꯏꯇꯥꯔꯦ ꯂꯨꯞ ꯁꯦꯝꯕ ꯑꯗꯩꯗꯤ ꯀꯣꯃꯟ ꯚꯣꯏꯁ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯄꯨꯊꯣꯛꯄ ꯑꯁꯤꯒꯨꯝꯕꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯃꯁꯨ ꯑꯣꯖꯥ ꯁꯨꯝ ꯄꯥꯏꯈꯠꯂꯛꯏꯀꯣ ꯑꯗꯨꯒ ꯑꯍꯥꯟꯕ ꯑꯣꯖꯥꯅꯁꯨ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯤ ꯄꯜꯂꯝꯗ꯭ꯔꯤ ꯑꯁꯩꯕ ꯂꯨꯞꯀꯤ ꯈꯔꯗꯤ ꯄꯟꯒ ꯑꯗꯨꯒ ꯑꯁꯩꯕ ꯂꯨꯞꯀꯤ ꯃꯇꯥꯡꯁꯨ ꯑꯩ ꯂꯥꯛꯆꯒꯦ ꯈꯜꯂꯝꯕꯅꯤ ꯈꯪꯗꯦ ꯉꯁꯤꯒꯤ ꯁꯤ ꯃꯇꯝꯗꯤ ꯈꯔ ꯈꯨꯌꯧꯅ ꯑꯗꯨ ꯑꯣꯏꯔꯁꯨ ꯈꯖꯤꯛꯇꯪ ꯑꯣꯏꯔꯒꯁꯨ ꯉꯁꯥꯏꯒꯤ ꯑꯦꯛꯇꯤꯚꯤꯖꯝ ꯑꯣꯏꯅ ꯑꯗꯨꯗꯒꯤ ꯃꯊꯪ ꯃꯊꯪ ꯀꯩꯅꯣ ꯑꯣꯏꯅ ꯑꯩꯈꯣꯏ ꯖꯔꯅꯦꯂꯤꯖꯝꯗ ꯆꯪꯉꯛꯄ ꯏꯕ ꯈꯣꯠꯄ ꯊꯤꯒꯠꯄ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯩꯔꯦꯡ ꯏꯕ ꯂꯣꯏꯅ ꯄꯦꯔꯥꯂꯥꯜ ꯑꯦꯖ ꯑꯦ ꯄꯦꯔꯥꯂꯥꯜ ꯀꯩꯅꯣ ꯑꯣꯏꯅ ꯑꯗꯨꯒ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯏꯕꯁꯤꯡꯕꯨ ꯄꯨꯈꯠꯂꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯛꯄ ꯑꯗꯨ ꯅꯨꯄꯤ ꯑꯏꯕꯤꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯏꯃꯥꯟꯅꯕꯤꯁꯤꯡ ꯄꯨꯟꯁꯤꯜꯂꯒ ꯑꯃꯨꯛ ꯑꯁꯩꯕ ꯂꯨꯞ ꯉꯁꯥꯏ ꯃꯅꯤꯄꯨꯔꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯝꯕ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯨꯞꯁꯤꯡꯁꯤꯗꯤ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ಯ ꯄꯔꯤꯁꯣꯗ ꯁꯥꯍꯤꯇ꯭య ꯄ꯭ꯔꯦꯃꯤ ꯑꯁꯨꯃꯥꯏꯅ ꯃꯃꯤꯡꯁꯤꯡꯁꯤꯁꯨ ꯂꯣꯏꯅ ꯈꯔ ꯁꯪꯁꯀ꯭ꯔꯤꯠ ꯑꯣꯔꯤꯖꯤꯟ ꯅꯠꯇ꯭ꯔꯒꯅ ꯕꯦꯡꯒꯣꯂꯤ ꯑꯣꯔꯤꯖꯤꯟꯗꯩ ꯑꯣꯏꯕ ꯑꯗꯨꯒ ꯇꯁꯦꯡꯅ ꯑꯁꯩꯕ ꯂꯨꯞ ꯇꯣꯇꯦꯂꯤ ꯃꯩꯇꯩꯂꯣꯟꯗꯒꯤ ꯊꯣꯛꯂꯛꯄ ꯑꯁꯤꯒꯤꯁꯤꯅ ꯀꯔꯝꯕ ꯐꯤꯕꯝꯗꯒꯤ ꯀꯔꯝꯕ ꯇꯥꯡꯐꯝꯗ ꯀꯔꯤ ꯈꯜꯂꯨꯕꯗꯒꯤ ꯑꯣꯖꯥ ꯍꯣꯏꯅ ꯄꯨꯊꯣꯔꯛꯈꯤꯕ ꯑꯁꯩ ꯂꯨꯞꯁꯤꯁꯨ ꯑꯅꯗꯔ ꯃꯍꯥꯚꯥꯔꯠ ꯑꯃꯅꯤꯅꯦ ꯃꯇꯝꯁꯤꯕꯨ ꯌꯥꯈꯤꯗ꯭ꯔꯣ ꯈꯤꯇꯪ ꯄꯟꯕꯗ ꯃꯊꯪꯗ ꯑꯩꯈꯣꯏ ꯆꯪꯁꯤꯟꯖꯒꯅꯤ ꯑꯥꯏ ꯗꯣꯟ ꯅꯣ ꯕꯠ ꯗꯦ ꯑꯥꯔ ꯄꯤꯄꯜ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯁꯩꯕꯨꯗꯤ ꯃꯌꯥꯝꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯩꯒꯤ ꯃꯔꯨꯞ ꯀꯩꯅꯣꯁꯦ ꯗꯤꯂꯤꯞ ꯃꯌꯦꯡꯕꯝ ꯑꯗꯒꯤ ꯑꯖꯩ ꯁꯔꯆꯥꯟ ꯊꯤꯌꯥꯝ ꯊꯣꯛꯂꯛꯑꯅꯤ ꯑꯁꯩꯂꯨꯞꯀꯤ ꯆꯦꯞꯇꯔꯗꯨꯗꯗꯤ ꯗꯤꯂꯤꯞ ꯑꯗꯒꯤ ꯁꯔꯆꯥꯟ ꯑꯗꯒꯤ ꯕꯤꯔꯦꯟꯗ꯭ꯔ ꯖꯤꯅꯥꯎꯔꯦꯝ ꯂꯟꯆꯦꯟꯕ ꯑꯗꯒꯤ ꯅꯨꯄꯤꯗꯅ ꯀꯩꯁꯥꯝ ꯔꯥꯅꯤ ꯂꯩꯔꯝꯃꯤ ꯑꯗꯒꯤ ꯀꯨꯟꯖꯔꯥꯅꯤ ꯂꯩꯔꯝꯃꯤ ꯀꯨꯟꯖꯔꯥꯅꯤ ꯍꯧꯖꯤꯛꯁꯨ ꯈꯔ ꯑꯃꯨꯛ ꯊꯣꯛꯂꯛꯄ ꯍꯧꯔꯦ ꯃꯥꯁꯦ ꯂꯥꯏꯔꯤꯛ 2 ꯐꯣꯡꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯥꯏꯗꯤ ꯃꯥꯁꯦ ꯃꯇꯝ ꯈꯔꯗꯤ ꯅꯨꯄꯤꯒꯤꯗꯤ ꯂꯣꯏ ꯇꯧꯋꯤꯗ ꯂꯥꯏꯔꯤꯛ ꯈꯔ ꯇꯧꯖꯔꯝꯃꯁꯨ ꯌꯨꯝ ꯀꯩ ꯄꯥꯟꯕ ꯏꯆꯥ ꯏꯁꯨ ꯄꯣꯛꯄ ꯍꯥꯏꯁꯤꯗ ꯃꯇꯝ ꯈꯔꯗꯤ ꯑꯗꯨꯝ ꯑꯩꯒꯤꯗꯕꯨ ꯉꯟꯇꯥꯅ ꯌꯨꯝ ꯄꯥꯜꯂꯒ ꯂꯣꯏꯁꯟꯈ꯭ꯔꯒ ꯊꯣꯛꯂꯛꯄꯁꯤꯗ ꯃꯌꯥꯝꯅ ꯈꯪꯗ꯭ꯔꯕꯩ ꯋꯥꯅꯤ ꯑꯩꯁꯨ ꯃꯇꯝ ꯌꯥꯝ ꯃꯥꯡꯈ꯭ꯔꯕ ꯖꯥꯠꯅꯤꯗ ꯑꯉꯥꯡ ꯃꯌꯥꯝꯗꯨꯒ ꯀꯔꯤꯒ ꯑꯗꯨ ꯃꯌꯥꯝꯗ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧ ꯂꯩꯔꯕꯣꯏ ꯈꯟꯅꯩꯌꯦꯕ ꯑꯗꯨ ꯂꯥꯜꯂꯦ ꯑꯩꯒꯤꯁꯨꯅꯦ ꯃꯇꯝ ꯃꯌꯥꯝ ꯑꯃ ꯃꯥꯡꯈ꯭ꯔꯕꯅꯦꯕ ꯃꯥꯡꯕ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯑꯗꯣ ꯑꯩ ꯅꯧꯅ ꯄꯥꯔꯠ ꯑꯣꯐ ꯂꯥꯏꯐ ꯃꯌꯨꯝ ꯄꯥꯟꯖꯕ ꯑꯉꯥꯡꯁꯤꯡ ꯅꯍꯥꯔꯣꯟꯁꯤꯡ ꯂꯣꯏ ꯍꯥꯏ ꯑꯩꯅ ꯍꯌꯦꯡ ꯅꯪ ꯅꯥꯔꯒꯅꯦ ꯁꯣꯛꯑꯒꯅꯦ ꯅꯪꯒꯤ ꯂꯥꯏꯔꯤꯛꯇꯨꯅ ꯀꯩꯁꯨ ꯆꯦꯟꯕꯤꯗꯧ ꯂꯩꯇꯦ ꯑꯩꯈꯣꯏꯗꯣꯝꯗ ꯂꯦꯞꯄꯤꯗꯣꯏꯗꯤ ꯏꯆꯥꯅꯤ ꯑꯗꯨꯅ ꯏꯆꯥꯁꯤꯁꯨ ꯑꯩꯒꯤ ꯊꯦꯁꯤꯁꯀꯨꯝꯕꯅꯤ ꯑꯆꯧꯕ ꯀꯩꯅꯣ ꯋꯥꯛꯅꯤ ꯑꯗꯨꯅ ꯏꯆꯥꯗꯤ ꯐꯖꯅ ꯀꯣꯟꯕꯤꯌꯨ ꯃꯣꯏꯒꯤ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯑꯗꯨꯒ ꯃꯣꯏꯒꯤ ꯊꯥꯗꯣꯛꯄ ꯌꯥꯕ ꯃꯇꯝ ꯂꯥꯛꯄꯅꯦ ꯑꯗꯨꯒ ꯊꯥꯗꯣꯛꯑꯒ ꯂꯣꯏꯔꯦ ꯑꯉꯥꯡ ꯑꯄꯤꯛꯄꯗꯤ ꯐꯖꯅ ꯀꯣꯟꯕꯤꯌꯨ ꯍꯥꯏꯅ ꯑꯩ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯗꯣ ꯑꯁꯩ ꯂꯨꯞꯁꯤꯅ ꯀꯩꯅꯣꯅꯦ ꯃꯔꯨ ꯑꯣꯏꯅ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯖꯈꯤꯕ ꯑꯊꯣꯛꯄꯝ ꯈꯣꯜꯆꯟꯗ꯭ꯔꯗꯤ ꯌꯥꯎꯔꯦ ꯑꯩꯅ ꯅꯤꯡꯁꯤꯡ ꯗꯣꯅꯦꯁꯣꯔ ꯀꯣꯟꯁꯝ ꯌꯥꯎꯏ ꯑꯗꯒꯤ ꯌꯥꯝ ꯌꯥꯎꯔꯦ ꯑꯗꯨ ꯃꯣꯏ ꯑꯌꯥꯝꯕꯅ ꯁꯥꯍꯤꯇ꯭ꯌꯗ ꯃꯤꯅ ꯃꯁꯛ ꯈꯪꯉꯒ ꯂꯩꯍꯧꯕꯗꯤ ꯈꯔꯗꯅꯤ ꯌꯥꯝ ꯌꯥꯝꯃꯦ ꯃꯣꯏꯁꯦ ꯑꯌꯥꯝꯕ ꯃꯣꯏ ꯅꯍꯥꯔꯣꯟ ꯃꯌꯥꯝꯁꯦ MA ꯇꯝꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄ ꯃꯣꯏꯒꯩ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯗꯨꯝ ꯄꯨꯟꯖꯔꯒ ꯁꯥꯍꯤꯇ꯭య ꯄꯔꯤꯁꯠꯇꯁꯨ ꯄ꯭ꯔꯦꯃꯤꯗꯁꯨ ꯐꯣꯔꯝꯗꯁꯨ ꯌꯥꯎꯔꯨꯒꯗꯕꯗꯨꯗ ꯑꯉꯥꯡ ꯈꯔ ꯑꯣꯏꯕꯅꯤꯅ ꯃꯌꯥꯝꯒꯤ ꯑꯦꯇꯦꯟꯁꯟꯁꯨ ꯊꯣꯏꯅ ꯐꯪꯉꯣꯏ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯐꯪꯅꯤ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯣꯏꯗ ꯀꯟꯐꯤꯗꯦꯟꯁꯇꯨ ꯈꯤꯇꯪ ꯋꯥꯠꯆꯕ꯭ꯔꯥ ꯑꯩ ꯇꯁꯦꯡꯅꯃꯛꯇꯤ ꯌꯥꯎꯖꯍꯧꯗꯦꯀꯣ ꯁꯤꯗꯩꯗ ꯏꯆꯦ ꯃꯦꯝꯆꯧꯅ ꯄꯨꯡꯍꯥꯏ ꯍꯥꯏꯖꯜꯂꯦꯅ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯑꯩ ꯈꯔꯗꯤ ꯀꯤꯖꯩꯌꯦꯕ ꯑꯗꯨ ꯃꯣꯏꯈꯩ ꯇꯧꯔꯒ ꯇꯧꯈꯤꯕꯅꯦꯕ ꯂꯤꯇꯔꯦꯔꯤ ꯁꯣꯁꯥꯏꯇꯤꯁꯦ ꯑꯗꯩꯗ ꯃꯣꯏꯁꯤ ꯄꯨꯜꯂꯦ ꯈꯔ ꯑꯗꯨꯒ ꯃꯣꯏꯁꯦ ꯑꯩꯅ ꯅꯤꯡꯁꯤꯡꯕꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯎꯔꯤꯄꯣꯛꯀꯤ ꯂꯥꯏꯈꯨꯔꯦꯝꯕꯤꯒꯤ ꯂꯝꯄꯥꯛꯁꯤꯗꯩꯗ ꯃꯆꯤꯁꯤꯗ ꯁꯪ ꯃꯆꯥ ꯑꯃ ꯗꯣꯂꯥꯟ ꯃꯊꯛꯀꯨꯝꯕ ꯑꯃꯗ ꯑꯩꯁꯦ ꯑꯃꯨꯛꯈꯛ ꯀꯥꯔꯨꯔꯦ ꯑꯩꯁꯦ ꯊꯧ ꯌꯥꯝ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯤ ꯈ꯭ꯋꯥꯏꯒꯤ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕꯒꯨꯝꯕ ꯁꯣꯁꯇꯤꯒꯨꯝꯕ ꯑꯗꯩ ꯅꯨꯄꯤꯅ ꯃꯄꯥꯝ ꯌꯥꯝ ꯆꯠꯄꯒꯨꯝꯕ ꯑꯗꯨꯝꯕꯗꯨꯗꯤ ꯑꯩꯗꯤ ꯑꯌꯥꯝꯕ ꯃꯇꯝ ꯆꯠꯇꯦ ꯑꯗꯨꯒ ꯁꯥꯍꯤꯇ꯭ꯌꯒꯤ ꯐꯪꯁꯟꯒꯨꯝꯕ ꯑꯗꯩ ꯀꯔꯤꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯦ ꯑꯩ ꯈꯔ ꯑꯗꯨꯝ ꯄꯥꯝꯖꯕꯅꯤꯅ ꯐꯪꯁꯟꯒꯨꯝꯕꯁꯦ ꯑꯩ ꯈꯔ ꯌꯥꯎꯖꯕꯗꯨꯗ ꯀꯅꯥꯒꯤ ꯃꯇꯨꯡ ꯏꯟꯕꯅꯣ ꯑꯩ ꯚꯥꯞ ꯑꯃ ꯇꯥꯍꯧꯗ꯭ꯔꯦ ꯅꯣꯡꯃꯝꯗꯤ ꯑꯩꯁꯦ ꯃꯣꯏ ꯃꯔꯛꯇ ꯌꯥꯎꯔꯨꯔꯦ ꯑꯗꯒꯤꯗꯤ ꯃꯣꯏ ꯐꯪꯁꯟ ꯇꯧꯕꯒꯁꯦ ꯕꯥꯇꯣꯟ ꯐꯪꯕ꯭ꯔꯥ ꯐꯪꯗꯕ꯭ꯔꯥ ꯈꯪꯗꯦ ꯌꯥꯎꯔꯨꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤ ꯃꯔꯛꯁꯤꯗꯩꯗ
ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯑꯣꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯂꯩꯔꯤꯁꯤꯒ ꯑꯣꯄꯣꯖꯤꯠꯇ ꯍꯤꯟꯗꯤ ꯄꯔꯤꯁꯠ ꯂꯩꯔꯤꯁꯤꯗ ꯀꯥ ꯑꯃꯗ ꯂꯤꯇꯔꯦꯔꯤ ꯁꯣꯁꯥꯏꯇꯤꯒꯤ ꯀꯩꯅꯣꯁꯤ ꯑꯣꯐꯤꯁ ꯑꯣꯏꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯖ ꯒ꯭ꯔꯨꯞꯅꯤꯅ ꯑꯩꯒꯤꯁꯨ ꯑꯦꯖ ꯆꯍꯤ ꯗꯣꯂꯣꯡꯒꯥꯅꯦꯕ ꯑꯗꯨꯗꯩ ꯊꯣꯏꯗꯣꯛꯅ ꯑꯩꯒ ꯁꯤꯃ ꯇꯤꯟꯅꯩꯕ ꯃꯤꯁꯨ ꯑꯃꯐꯥꯎ ꯂꯩꯇꯦ ꯑꯗꯣ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣꯀꯣ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯉꯥꯎꯕꯅ ꯊꯥꯏꯅ ꯃꯥ ꯍꯥꯏꯅꯩꯌꯦ ꯃꯩꯈꯨ ꯊꯤꯕꯅ ꯀꯩꯅꯣ ꯃꯩꯈꯨ ꯊꯤꯕ꯭ꯔꯒ ꯆꯄꯥꯏꯗꯤ ꯃꯩꯈꯨꯗꯨ ꯈꯨꯔꯗꯤ ꯎꯁꯣꯞ ꯑꯃ ꯇꯧꯔꯝꯃꯅꯤꯗꯅ ꯎꯁꯣꯞꯇꯨꯗ ꯑꯉꯥꯎꯕꯗꯨ ꯊꯨꯡꯉꯔꯗꯤ ꯈꯔ ꯆꯥꯕ ꯐꯪꯖꯩꯗꯅ ꯑꯗꯨꯒꯤ ꯇꯥꯏꯞꯇꯅꯦ ꯑꯩꯁꯦ ꯑꯗꯨꯝ ꯌꯥꯎꯔꯨꯕꯗꯩꯗꯤ ꯌꯥꯎꯔꯝꯅꯤꯅ ꯆꯠꯂꯝꯅꯤꯅ ꯑꯗꯨꯝ ꯈꯪꯅꯔꯦ ꯑꯗꯩ ꯁꯔꯆꯥꯟꯗꯤ ꯍꯥꯟꯅ ꯃꯥꯅ ꯏꯍꯥꯟ ꯍꯥꯟꯅ ꯈꯪꯅꯕ ꯍꯥꯏꯗꯤ ꯑꯣꯖꯥ ꯖꯥꯃꯤꯅꯤꯅ ꯂꯩ ꯂꯥꯡꯕ ꯍꯥꯏꯅ ꯖꯔꯅꯦꯜ ꯑꯃ ꯇꯧꯔꯝꯃꯦ ꯁꯔꯆꯥꯟꯁꯨ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅ ꯃꯥꯁꯦ ꯑꯗꯨꯝ ꯌꯥꯎꯔꯛꯑꯕꯅꯦꯕ ꯑꯗꯣ ꯑꯣꯖꯥ ꯖꯥꯃꯤꯅꯤꯅ ꯑꯩꯈꯣꯏ ꯇꯥꯃꯣꯁꯤ ꯃꯣꯏꯔꯥꯡ ꯄ꯭ꯔꯕꯒꯥꯁꯤ ꯀꯟꯅ ꯃꯥꯁꯦ ꯇꯧꯔꯝꯃꯦ ꯑꯗꯩꯗ ꯃꯣꯏꯔꯥꯡ ꯄ꯭ꯔꯕꯒꯤ ꯀꯔꯤꯒꯤ ꯑꯥꯔꯇꯤꯀꯜ ꯂꯧꯔꯨꯁꯨ ꯍꯥꯏꯅ ꯁꯔꯆꯥꯟꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯥꯠꯅꯤ ꯍꯧꯐꯤ ꯑꯃꯒ ꯁꯥꯏꯀꯜ ꯑꯃꯟꯕ ꯑꯃꯒ ꯍꯋꯥꯏꯁꯦꯗ ꯑꯗꯨꯝ ꯇꯣꯡꯉꯒ ꯑꯩꯈꯣꯏ ꯍꯩꯅꯧ ꯃꯈꯣꯡꯁꯤꯗ ꯃꯥꯏ ꯁꯥꯏꯀꯜꯁꯦ ꯉꯥꯗꯣꯏꯅꯦꯕ ꯑꯗꯨꯅ ꯁꯔꯆꯥꯟ ꯏꯕꯥꯅꯤꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯈꯪꯅꯕꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯁꯥꯍꯤꯇ꯭ꯌꯒꯤ ꯑꯣꯏꯅ ꯃꯥꯒ ꯌꯥꯝ ꯇꯤꯟꯅꯔꯨꯕꯒꯤꯗꯤ ꯃꯦꯟꯃꯥꯟ ꯇꯥꯕꯖꯥꯠ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯋꯤ ꯑꯥꯔ ꯑꯣꯜ ꯚꯦꯔꯤ ꯚꯦꯔꯤ ꯌꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯗꯒꯤ ꯃꯣꯏꯈꯩ ꯉꯥꯡꯅꯔꯛꯑꯦꯕ ꯑꯁꯩꯂꯨꯞ ꯍꯥꯏꯗꯅ ꯃꯣꯏ ꯀꯔꯤ ꯄꯣꯏꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯄꯣꯏꯇ꯭ꯔꯤ ꯐꯥꯎꯟꯗꯦꯁꯟꯁꯨ ꯍꯥꯏꯗꯦ ꯄꯣꯏꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯗꯒꯤ ꯑꯁꯩꯂꯨꯞ ꯍꯥꯏꯅ ꯃꯩꯇꯩꯂꯣꯟ ꯑꯃꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯨꯄꯥ ꯆꯥꯝꯃꯔ ꯀꯩꯅꯣ ꯈꯥꯏꯅꯔꯒ ꯑꯩꯈꯣই ꯑꯁꯩꯂꯨꯞ ꯍꯥꯏꯅ कविता इबंखꯩ ꯑꯃ ꯇꯧꯅꯤꯌꯦꯅ ꯍꯥꯏꯅꯔꯛꯄꯗ ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯥꯎꯒꯦꯅꯦ ꯍꯥꯏꯔꯒ ꯂꯨꯄꯥ 100 ꯄꯤꯁꯟꯈ꯭ꯔꯦ ꯂꯣꯏꯔꯦ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯀꯔꯤꯅꯣ ꯑꯩꯁꯤ ꯈꯪꯗꯦꯕ ꯊꯣꯏꯅ ꯑꯗ ꯑꯩ ꯏꯊꯟꯗꯅꯤ ꯃꯦꯔꯤꯠ ꯋꯨꯃꯟꯗꯤ ꯑꯗꯨꯒ ꯃꯇꯝꯗꯨꯗ ꯑꯩꯗꯤ MA ꯁꯨ ꯇꯝꯗ꯭ꯔꯤ ꯃꯥꯅꯦ BA ꯈꯛꯇꯅꯤ ꯑꯗꯨꯅ MA ꯇꯝꯕ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯨꯗꯩꯗ ꯃꯦꯔꯤꯠ ꯋꯨꯃꯟ ꯑꯃ ꯁꯣꯁꯥꯏꯇꯤ ꯑꯁꯤ ꯃꯇꯝꯗꯨꯗꯅ ꯑꯃꯨꯛ ꯌꯥꯝ ꯍꯦꯟꯅꯁꯨ ꯈꯔꯁꯨ ꯈꯤꯇꯪ ꯍꯧꯖꯤꯛ ꯇꯧꯗꯅꯁꯨ ꯈꯤꯇꯪ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯔ ꯈꯦꯠꯅ ꯌꯦꯡꯕꯤꯑꯦꯕ ꯑꯩꯕꯨ ꯃꯌꯥꯝꯁꯤꯅ ꯃꯌꯥꯝꯅ ꯑꯩꯕꯨ ꯀꯔꯝꯍꯥꯏꯅ ꯌꯦꯡꯗ꯭ꯔꯤꯅꯣ ꯑꯩꯗꯨ ꯀꯔꯤꯝꯇ ꯆꯪꯕꯖꯥꯠ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯆꯠꯄ ꯑꯗꯨꯝ ꯇꯧꯔꯒ ꯑꯗꯒꯤꯗꯤ ꯇꯞ ꯇꯞꯅ ꯑꯩꯁꯨ MA ꯇꯝꯃꯛꯑꯦ PhDꯁꯨ ꯇꯧꯔꯛꯑꯦ ꯊꯕꯛꯁꯨ ꯇꯧꯔꯛꯑꯦ ꯑꯩꯗꯤ ꯆꯍꯤ ꯂꯨꯍꯣꯡꯕ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗꯅꯦꯕ ꯑꯩꯅ MAꯒ ꯇꯝꯃꯒ PhD ꯇꯧꯔꯒ ꯂꯥꯏꯔꯤꯛꯀ ꯏꯔꯒ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯑꯗꯨꯝ ꯌꯥꯎꯖꯔꯛꯇꯅ ꯑꯩ ꯃꯌꯥꯝꯅ ꯑꯩꯕꯨ ꯈꯤꯇꯪ ꯈꯪꯕꯤꯔꯛꯏꯁꯦ ꯑꯍꯥꯟꯕꯗꯗꯤ ꯑꯩꯁꯦ ꯀꯩꯅꯣꯅꯦꯕ ꯀꯔꯤ ꯍꯥꯏꯅꯤ ꯕꯥꯇꯣꯟ ꯇꯧꯗꯕ ꯑꯇꯤꯊꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨ ꯑꯣꯏꯅ ꯑꯩꯁꯦ ꯌꯥꯎꯖꯔꯛꯄꯅꯤ ꯃꯌꯥꯝ ꯃꯇꯨꯡꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯒꯤ ꯁꯩꯔꯦꯡꯁꯤ ꯑꯍꯥꯟꯕ ꯐꯣꯡꯕꯒꯤ ꯑꯥꯔꯇꯤꯀꯜꯁꯦ ꯑꯩꯅ ꯈꯪꯖꯕꯗꯗꯤ ꯗꯃꯌꯟꯇꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯑꯣꯖꯥ ꯅꯣꯡꯃꯥꯏꯊꯦꯝ ꯇꯣꯝꯕꯤꯒꯤ ꯃꯈꯥꯗ ꯔꯤꯁꯔꯁ ꯇꯧꯔꯝꯕ ꯑꯩꯈꯣꯏ ꯏꯅꯥꯎꯁꯤꯡ ꯑꯃ ꯂꯩꯔꯝꯃꯦ ꯃꯉꯣꯟꯗ ꯏꯌꯨꯅ ꯍꯥꯏꯖꯥꯠꯅꯦ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯊꯣꯛꯂꯤꯕ ꯑꯗ ꯃꯥꯅ ꯏꯕꯗꯣ ꯁꯦꯇꯤꯁꯐꯦꯛꯁꯟꯁꯤ ꯐꯪꯗ꯭ꯔꯕ ꯑꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯄꯥꯎꯁꯦ ꯐꯣꯡꯕ ꯍꯧꯔꯛꯑꯦ ꯁꯥꯍꯤꯇ꯭ꯌꯒꯤ ꯄꯥꯎꯁꯤꯗ ꯏꯕ ꯑꯥꯔꯇꯤꯀꯜ ꯑꯃꯗ ꯑꯩꯁꯦ ꯈꯤꯇꯪ ꯁꯥꯎꯅꯤꯡꯈ꯭ꯔꯦꯕ ꯑꯩꯈꯣꯏ ꯃꯁꯛꯅ ꯌꯥꯝ ꯅꯥꯏꯕ ꯑꯆꯧꯕ ꯀꯕꯤ ꯑꯃꯅ ꯍꯧꯖꯤꯛ ꯊꯣꯛꯂꯛꯏꯕ ꯅꯍꯥꯔꯣꯟꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯇꯨꯡ ꯏꯜꯂꯒ ꯊꯣꯛꯂꯛꯄꯅꯤ ꯃꯣꯏꯒꯤ ꯚꯣꯏꯁ ꯑꯝꯇ ꯂꯩꯇꯦ ꯍꯥꯏꯕꯒꯨꯝꯕ ꯑꯃ ꯍꯥꯏꯈ꯭ꯔꯕ ꯑꯗ ꯑꯩꯅꯗꯤ ꯎꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯒꯤ ꯇꯣꯉꯥꯟꯕꯗꯣ ꯁꯔꯆꯥꯟ ꯃꯁꯥꯁꯦ ꯃꯥꯁꯨ ꯑꯦꯝꯁꯨꯒꯤ ꯅꯍꯥꯔꯣꯟ ꯃꯔꯛꯇ ꯊꯣꯛꯂꯛꯑꯦ ꯑꯗꯒꯤ ꯗꯤꯂꯤꯞ ꯃꯌꯦꯡꯕꯝ ꯑꯝꯁꯨꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯔꯝꯃꯦ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯑꯩꯈꯣꯏꯁꯤ ꯌꯥꯝ ꯃꯥꯟꯅꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯂꯟꯆꯦꯟꯕꯗꯤ ꯃꯥꯁꯨ ꯔꯤꯚꯥꯏꯕꯦꯜꯒꯤ ꯑꯩꯈꯣꯏꯒꯤ ꯅꯧꯔꯤꯌꯥ ꯐꯨꯂꯣꯏꯒꯤ ꯃꯣꯏ ꯁꯒꯣꯜꯁꯦꯜ ꯂꯝꯆꯦꯟꯕ ꯃꯤꯇꯩ ꯍꯥꯏꯗꯅ ꯂꯟꯆꯦꯟꯕꯁꯤꯒꯤ ꯐꯦꯃꯤꯂꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯟꯆꯦꯟꯕꯗꯤ ꯍꯧꯖꯤꯛ ꯃꯥꯏꯕꯕꯨ ꯑꯣꯏꯈ꯭ꯔꯦ ꯃꯥꯗꯤ ꯃꯩꯆꯧ ꯄꯨꯔꯦ ꯀꯥꯈ꯭ꯔꯦ ꯑꯩꯈꯣꯏ ꯅꯣꯛꯏꯅꯦꯕ ꯑꯣꯏꯁꯨ ꯑꯣꯏꯈ꯭ꯔꯦ ꯃꯥꯅ ꯆꯪꯖꯕ ꯂꯝꯕꯤꯗꯨꯗ ꯂꯟꯆꯦꯟꯕꯗꯤ ꯆꯞ ꯆꯥꯅ ꯃꯥꯗꯤ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜꯒ ꯀꯥꯗ꯭ꯔꯒ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯖꯥꯠꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯒꯤꯗꯤ ꯕꯤꯔꯦꯟꯗ꯭ꯔꯖꯤꯠ ꯅꯥꯎꯔꯦꯝꯁꯨ ꯉꯥꯏꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ 5-6ꯁꯦ ꯌꯥꯝꯅ ꯁꯦꯠꯁꯦ ꯆꯥꯟꯅꯈ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯂꯣꯏ ꯊꯣꯛꯂꯛꯄꯅꯤꯅ ꯑꯩꯈꯣꯏꯅ ꯏꯕꯁꯤꯗ ꯃꯣꯏꯅ ꯍꯧꯖꯤꯛꯀꯤ ꯀꯕꯤꯗꯨꯅ ꯍꯥꯏꯕꯗꯨ ꯆꯨꯝꯗꯕꯁꯨ ꯅꯠꯇꯦ ꯃꯣꯏꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯑꯩꯈꯣꯏꯗ ꯌꯥꯎꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯈꯔꯗꯤ ꯃꯣꯏ ꯏꯟꯐ꯭ꯂꯨꯌꯦꯟꯁꯁꯦ ꯑꯗꯨꯝ ꯆꯪꯉꯦꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗꯤ ꯈꯔ ꯆꯪꯕ ꯇꯥꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯔꯛꯄꯁꯤꯗꯩꯗ ꯑꯩꯅ ꯏꯕ ꯁꯩꯔꯦꯡꯗ ꯌꯥꯎꯕ ꯖꯔꯅꯦꯜꯁꯦ ꯃꯁꯤ ꯑꯩꯉꯣꯟꯗ ꯏꯔꯒ ꯂꯣꯏꯔꯒ ꯂꯩꯕ ꯑꯗ ꯃꯣꯏꯗ ꯐꯣꯡꯕꯤꯌꯨ ꯀꯅꯥꯗꯅꯣ ꯑꯩꯅꯗ ꯐꯣꯡꯕꯤꯌꯨ ꯍꯥꯏꯗꯣꯏꯗꯣ ꯑꯩꯗꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒ ꯑꯟꯏꯟꯚꯥꯏꯇꯦꯠ ꯒꯦꯁꯀꯨꯝꯕꯅꯦꯕ ꯑꯗꯨ ꯃꯌꯥꯝꯒꯁꯨ ꯁꯨꯝ ꯇꯣꯞꯄꯦꯗꯅ ꯑꯩ ꯋꯦ ꯑꯣꯐ ꯊꯤꯡꯀꯤꯡꯗꯨꯁꯨ ꯈꯔ ꯐꯔꯛ ꯍꯧꯔꯛꯅꯤꯅ ꯑꯩꯗꯤ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯝꯕ ꯍꯧꯈ꯭ꯔꯀꯥꯟꯗ ꯑꯗꯨꯝ ꯍꯥꯞꯆꯤꯟꯈꯤꯕꯅꯤꯗ ꯑꯩꯒꯤ ꯑꯥꯔꯇꯤꯀꯜꯗꯣ ꯑꯗꯨꯗꯒꯤꯗꯤ ꯃꯗꯨ ꯍꯦꯛ ꯐꯣꯡꯕꯗꯒꯤꯗꯤ ꯑꯩꯈꯣꯏ ꯁꯥꯏꯠꯇꯗ ꯑꯦꯇꯣꯝ ꯕꯣꯝ ꯑꯃ ꯊꯥꯗꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯁꯩꯂꯨꯞꯇꯤ ꯍꯥꯟꯅꯗꯩ ꯂꯤꯡꯈꯠꯂꯕꯅꯦꯕ ꯑꯁꯩꯂꯨꯞꯀꯤ ꯋꯥꯔꯤ ꯌꯥꯝ ꯁꯥꯡꯈ꯭ꯔꯦꯗ ꯑꯁꯩꯂꯨꯞꯀꯤꯗꯤ ꯇꯣꯞ ꯇꯣꯞꯄꯗꯤ ꯂꯩꯕꯥꯛ ꯅꯤꯡꯕꯒꯤꯁꯦ ꯍꯧꯔꯛꯑꯦꯕ ꯑꯩꯈꯣꯏꯗꯣ ꯍꯧꯅꯕꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣꯒꯤ ꯁꯣꯁꯤꯌꯦꯜ ꯃꯨꯚꯃꯦꯟꯗ ꯂꯣꯏ ꯌꯥꯎꯒꯤ ꯍꯧꯅꯕ ꯑꯩꯈꯣꯏꯅ ꯏꯍꯥꯟ ꯍꯥꯟꯅ ꯃꯅꯤꯄꯨꯔ ꯏꯇꯤꯍꯥꯁꯇ
ꯈꯣꯡꯖꯣꯝꯗꯦ ꯍꯥꯏꯕꯁꯦ ꯃꯇꯝ ꯑꯃꯗ ꯃꯣꯏ ꯅꯤꯡꯊꯧ ꯃꯆꯤꯟ ꯃꯅꯥꯎ ꯃꯣꯏ ꯈꯠꯅꯔꯒ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯒ ꯂꯩꯔꯝꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯈꯥ ꯑꯩꯅꯕꯨ ꯍꯥꯏꯖꯕꯅꯤ ꯄ꯭ꯔꯣꯆꯨꯔꯥꯆꯥꯔ ꯁ꯭ꯀꯣꯂꯥꯔꯁꯤꯡ ꯍꯥꯏꯅ ꯑꯩꯅ ꯃꯃꯤꯡ ꯄꯤꯖꯕꯅꯤ ꯃꯣꯏꯅ ꯏꯕꯁꯤꯗ ꯑꯩꯈꯣꯏꯁꯦ ꯂꯥꯜꯍꯧꯕ ꯈꯣꯡꯖꯣꯝ ꯂꯥꯟꯁꯤ ꯅꯤꯡꯊꯧ ꯃꯆꯤꯟ ꯃꯅꯥꯎ ꯈꯠꯅꯕꯒꯤ ꯋꯥꯔꯤ ꯑꯣꯏꯍꯟꯕꯅꯦꯕ ꯃꯗꯨꯗ ꯂꯩꯔꯤꯕ ꯁꯤꯒꯅꯤꯐꯤꯀꯦꯟꯁ ꯏꯇꯤꯍꯥꯁꯇ ꯀꯔꯤꯗ ꯑꯩ ꯀꯨꯞꯅ ꯅꯩꯅꯕꯁꯤ ꯋꯥꯠꯄ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯅꯕꯨ ꯑꯩꯈꯣꯏꯅ ꯍꯟꯗꯛꯇ ꯑꯗꯨꯒꯤ ꯑꯍꯣꯕꯗꯨ ꯃꯦꯟꯁꯤꯟꯅꯕ ꯍꯥꯏꯗꯅ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯗ ꯈꯣꯡꯖꯣꯝ ꯂꯥꯟꯅꯦꯅ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯏꯁꯦ ꯈꯣꯡꯖꯣꯝ ꯗꯦꯁꯤꯗ ꯑꯁꯩ ꯂꯨꯝꯅ ꯏꯍꯥꯟ ꯍꯥꯟꯅ ꯃꯔꯩꯕꯥꯛ ꯅꯤꯡꯕꯒꯤ ꯁꯩꯔꯦꯡ ꯀꯩꯅꯣꯁꯦ ꯄꯥꯡꯊꯣꯛꯄꯅꯦꯕ ꯑꯗ ꯃꯁꯤꯗ ꯀꯔꯤ ꯍꯦꯛꯇ ꯑꯉꯛꯄ ꯐꯪꯅ ꯀꯩꯅꯣ ꯑꯉꯛꯄ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯈ꯭ꯔꯦꯕ ꯑꯩꯈꯣꯏꯅ ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯏꯔꯩꯕꯥꯛ ꯅꯨꯡꯁꯤꯕ ꯃꯅꯤꯄꯨꯔ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯅ ꯌꯨꯝꯐꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯁꯩꯂꯨꯞꯁꯤ ꯊꯣꯛꯂꯛꯈꯤꯑꯕ ꯑꯗ ꯃꯁꯤꯗ ꯃꯅꯤꯄꯨꯔ ꯈꯛꯇ ꯈꯟꯕ ꯀꯥꯏꯁꯦ ꯄꯨꯛꯆꯦꯜ ꯌꯥꯝ ꯄꯤꯛꯄ ꯑꯗꯩ ꯏꯟꯗꯤꯌꯥꯗ ꯁꯦꯄꯔꯦꯇꯤꯁ ꯃꯨꯚꯃꯦꯟꯁꯨ ꯂꯩꯕꯅꯤꯅ ꯁꯦꯄꯔꯦꯠ ꯗꯤꯃꯥꯟ ꯇꯧꯕ ꯀꯥꯡꯕꯨ ꯑꯣꯏꯅꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯁꯤ ꯋꯥꯔꯤꯁꯤꯗꯤ ꯃꯅꯤꯄꯨꯔ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯕꯨ ꯀ꯭ꯔꯥꯏꯝꯂ ꯍꯥꯏꯕ ꯑꯩ ꯍꯥꯏꯖꯒꯦꯕ ꯑꯩꯒꯤ ꯏꯔꯩꯕꯥꯛ ꯅꯨꯡꯁꯤꯖꯕ ꯑꯩꯒꯤ ꯏꯇꯤꯍꯥꯁ ꯅꯨꯡꯁꯤꯖꯕ ꯑꯩꯒꯤ ꯏꯔꯣꯟ ꯅꯨꯡꯁꯤꯖꯕ ꯑꯩꯒꯤ ꯀꯜꯆꯔ ꯉꯥꯛꯅꯤꯡꯕꯁꯤꯕꯨ ꯀ꯭ꯔꯥꯏꯝꯂ ꯍꯥꯏꯕ ꯑꯗꯨ ꯃꯁꯤꯒꯤ ꯃꯨꯚꯃꯦꯟꯁꯦ ꯑꯩꯈꯣꯏꯅ ꯑꯁꯩꯂꯨꯞꯁꯤꯗ ꯑꯩ ꯏꯊꯟꯇꯅꯁꯨ ꯏꯝꯄꯣꯁꯤꯕꯜꯅꯤ ꯗꯤꯂꯤꯞ ꯃꯊꯟꯇꯅꯁꯨ ꯌꯥꯔꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯈꯨꯠ ꯃꯉꯥꯁꯤꯗ ꯈꯨꯠꯁꯥ ꯃꯉꯥꯁꯤꯅ ꯄꯣꯠ ꯑꯃꯃꯥꯏꯅ ꯄꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯃꯉꯥꯁꯤꯅ ꯊꯣꯛꯂꯛꯑꯦꯕ ꯑꯩꯈꯣꯏ ꯊꯣꯠꯀꯤ ꯏꯕꯒꯤ ꯀꯩꯅꯣꯁꯤꯗ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯂꯩꯔꯝꯕ ꯁꯥꯍꯤꯇ꯭ꯌꯒꯤ ꯑꯗꯨꯛ ꯑꯆꯧꯕ ꯃꯣꯏꯗꯨꯅ ꯅꯨꯡꯁꯤꯕꯤꯔꯒ ꯃꯅꯥ ꯐꯪꯒꯗꯣꯔꯤꯕ ꯃꯣꯏꯅ ꯆꯥꯟꯕꯤꯔꯒ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯊꯥꯒꯠꯄꯤꯒꯗꯧꯕ ꯃꯌꯥꯝꯁꯤꯡꯗꯨꯒ ꯈꯟꯅ ꯊꯣꯛꯑꯒ ꯃꯣꯏ ꯃꯌꯥꯝꯁꯤꯒꯤ ꯁꯩꯔꯦꯡꯁꯦ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯑ ꯄꯅꯩꯗ ꯅꯩ ꯑꯗꯨꯅ ꯐꯖꯩꯒ ꯑꯗꯨꯅ ꯐꯖꯗꯦꯒ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯃꯤꯉꯝꯕ ꯍꯥꯏꯗꯣ ꯃꯣꯏꯁꯤꯗ ꯂꯋꯥꯏ ꯄꯥꯏꯗꯅ ꯂꯋꯥꯏ ꯃꯈꯨꯠꯅ ꯊꯥꯡꯒꯠꯂ ꯈꯥꯡꯉꯦ ꯊꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯤꯅ ꯍꯥꯏꯕ ꯁꯩꯔꯦꯡ ꯁꯦꯝꯕꯤꯌꯨꯒ ꯄꯥꯕꯤꯌꯨꯒ ꯌꯦꯡꯕꯤꯌꯨꯒ ꯍꯥꯏꯅ ꯃꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯇꯧꯔꯛꯇꯦ ꯑꯩꯈꯣꯏꯗꯤꯅꯦ ꯁꯩꯔꯦꯡꯁꯦ ꯌꯥꯝ ꯄꯥꯕ ꯃꯣꯏ ꯁꯩꯔꯦꯡꯁꯦ ꯂꯣꯏ ꯄꯥꯔ ꯄꯨꯊꯣꯛꯑꯒ ꯃꯥꯏꯁꯦ ꯁ꯭ꯋꯥꯏꯗ ꯐꯖꯗ꯭ꯔꯦ ꯀꯥꯏ ꯁꯤꯠꯅ ꯍꯥꯏꯗꯣꯏꯅꯦꯕ ꯃꯣꯏꯁꯤ ꯁꯤꯈꯩ ꯐꯖꯩ ꯁꯤꯗꯤ ꯂꯧ ꯌꯥꯗ꯭ꯔꯦ ꯀꯥꯏ ꯇꯧꯔꯒ ꯇꯧꯔꯛꯑꯦꯕ ꯑꯩꯈꯣꯏꯅ ꯇꯧꯕꯁꯤꯅ ꯍꯥꯏꯗꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯁꯦ ꯑꯉꯥꯡ ꯃꯤꯉꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯁꯩꯂꯨꯞꯀꯤ ꯖꯔꯅꯤꯁꯦ ꯑꯗꯨꯃꯥꯏꯅ ꯍꯧꯈ꯭ꯔꯦ ꯑꯗꯨ ꯑꯩꯈꯣꯏꯅ 80sꯀꯤ ꯃꯨꯚꯃꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯂꯣꯏꯂꯝ ꯃꯇꯨꯡꯒꯤ ꯃꯅꯤꯄꯨꯔꯤ ꯁꯩꯔꯦꯡ ꯑꯗꯒꯤ ꯑꯃꯨꯛ ꯈꯣꯡꯖꯣꯝ ꯂꯥꯟꯒꯤ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯗ ꯈꯣꯡꯖꯣꯝ ꯂꯥꯟ ꯑꯩꯈꯣꯏ ꯄꯨꯊꯣꯛꯆꯔꯦ ꯑꯗꯨꯒ ꯃꯔꯛꯇ ꯑꯩꯈꯣꯏ ꯁꯥꯡꯅ ꯑꯁꯩꯂꯨꯞꯀꯤ ꯑꯣꯏꯅꯗꯤ ꯁꯔꯨꯛ ꯁꯤꯔꯨꯔꯦ ꯑꯗꯨꯒ ꯃꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯀꯅꯥꯝꯇ ꯁꯔꯨꯛ ꯁꯤꯗꯦ ꯁꯔꯆꯥꯟ ꯑꯗꯨꯝ ꯗꯤꯂꯤꯞ ꯃꯌꯦꯡꯕꯝ ꯐꯖꯅ ꯕꯤꯔꯦꯟꯗ꯭ꯔꯖꯤꯠ ꯅꯥꯎꯔꯦꯝ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯑꯦꯋꯥꯔꯗ ꯄꯨꯝꯅꯃꯛ ꯁ꯭ꯇꯦꯠ ꯑꯦꯋꯥꯔꯗꯇꯒꯤ ꯀꯔꯤꯗꯒꯤ ꯕꯤꯔꯦꯟꯗ꯭ꯔꯖꯤꯠ ꯑꯩꯈꯣꯏ ꯃꯉꯥꯁꯦ ꯂꯩꯕꯥꯛꯅ ꯈꯪꯕꯤꯕ ꯂꯥꯏꯔꯤꯛ ꯏꯕ ꯁꯩꯔꯦꯡꯗ ꯑꯣꯏꯔꯣ ꯑꯃꯗ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯙꯔꯃ ꯑꯣꯏꯅ ꯂꯧꯔꯒ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯒꯝꯚꯤꯔꯁꯤꯡꯍꯣꯏꯅ ꯕ꯭ꯔꯖꯁꯤꯡ ꯊꯥꯡ ꯄꯥꯏꯔꯒ ꯌꯦꯛꯅꯕ ꯅꯤꯡꯊꯤ ꯈꯣꯡꯕꯥꯟꯗ ꯇꯛꯊꯣꯛꯑꯒ ꯅꯤꯡꯊꯤꯗ ꯆꯥꯝꯅꯦꯅ ꯋꯥꯁꯛꯄꯃꯛ ꯁꯛꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯃꯉꯥꯁꯤꯅ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨꯃꯥꯏꯅ ꯑꯆꯧꯕ ꯌꯥꯋꯣꯟ ꯑꯃ ꯍꯥꯏꯕꯕꯨ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯃꯅꯤꯄꯨꯔ ꯁꯥꯍꯤꯇ꯭ꯌꯒꯤ ꯀꯩꯅꯣꯝ ꯅꯩꯅꯕ 80s ꯃꯨꯚꯃꯦꯟ ꯍꯥꯏꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯀ꯭ꯂꯦꯝ ꯇꯧꯕ ꯅꯠꯇꯦ ꯀ꯭ꯔꯤꯇꯤꯛꯁꯤꯡꯅ ꯍꯥꯏꯕꯤꯕꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯁꯝꯂꯞꯅ ꯁ꯭ꯋꯥꯏꯗ ꯑꯁꯩꯂꯨꯞꯁꯦ ꯊꯝꯖꯔꯒꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗꯣ ꯌꯧꯔꯕꯅꯤꯅ ꯑꯣꯖꯥ ꯑꯩ ꯈꯖꯤꯛꯇꯪ ꯄꯟꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯑꯣꯖꯥꯅꯁꯨ ꯍꯣꯏ ꯑꯁꯩꯕ ꯂꯨꯞꯁꯤ ꯅꯣꯠ ꯑꯣꯟꯂꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅꯒꯤ ꯀꯩꯅꯣꯁꯤꯡꯒꯤ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯏꯕꯁꯤꯡꯒꯤ ꯂꯨꯞ ꯈꯛꯇ ꯅꯠꯇꯅ ꯇꯣꯉꯥꯟꯕ ꯏꯖꯝ ꯅꯠꯇ꯭ꯔꯒꯅ ꯀꯣꯟꯁꯦꯞ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯌꯥꯋꯣꯜ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯤꯇꯔꯦꯔꯤ ꯋꯥꯔꯛꯁꯤꯗ ꯑꯋꯣꯜ ꯑꯃ ꯄꯨꯔꯛꯄ ꯉꯝꯈꯤ ꯍꯥꯏꯕꯁꯦ 80s ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯑꯗꯨꯒꯤ ꯃꯨꯚꯃꯦꯟ ꯑꯃ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯕꯦꯡꯒꯣꯂꯤꯗꯁꯨ ꯑꯩꯈꯣꯏ 30ꯒꯤ ꯑꯗꯩꯗꯤ ꯀꯣꯜꯂꯣꯜꯒꯤ ꯑꯗꯩꯗꯤ ꯃꯣꯏꯒꯤ ꯁꯤꯈꯥ ꯒꯨꯁꯇꯤ ꯀꯥꯏꯅ ꯂꯩ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯗꯁꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯥꯔꯦ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤ ꯃꯊꯪꯒꯤ ꯀꯩꯅꯣꯗꯨꯗꯤ ꯑꯩꯈꯣꯏ ꯈꯔ ꯐꯖꯅ ꯅꯩꯅꯖꯔꯒꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯄꯦꯟꯗꯕꯁꯦ ꯑꯣꯖꯥꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯃꯊꯛ ꯊꯣꯡꯕ ꯅꯠꯇ꯭ꯔꯒꯅ ꯃꯃꯥꯡꯉꯩꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯣꯗꯔꯅꯤꯖꯝ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯑꯣꯖꯥꯁꯨ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯈꯪꯉꯛꯄꯅꯤ ꯃꯈꯣꯏꯁꯨ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯗꯦꯌꯔ ꯏꯁ ꯅꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇ꯭ꯔꯣ ꯑꯣꯖꯥ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯑꯣꯖꯥꯅꯁꯨ ꯐꯦꯃꯤꯂꯤꯖꯝꯒꯤ ꯀꯩꯅꯣ ꯂꯥꯛꯄꯁꯤꯁꯨ ꯍꯣꯏ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯀꯩꯅꯣ ꯊꯤꯒꯠꯂꯨꯕ ꯑꯗꯨ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯑꯁꯤ ꯈꯪꯐꯝ ꯑꯩꯈꯣꯏꯁꯨ ꯉꯁꯤ ꯑꯁꯤ ꯂꯥꯏꯔꯤꯛ ꯄꯥꯔꯨꯕꯗꯒꯤ ꯈꯪꯉꯛꯄꯅꯤ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯒꯤ ꯌꯥꯋꯣꯜ ꯑꯃ ꯂꯥꯛꯄꯒꯤ ꯀꯩꯅꯣꯁꯦ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯈꯖꯤꯛꯇꯪ ꯑꯣꯖꯥꯅ ꯁꯩꯔꯦꯡꯒꯤ ꯅꯩꯅꯕꯗꯤ ꯅꯠꯇꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯏꯍꯧ ꯂꯥꯛꯄꯁꯦ ꯈꯖꯤꯛꯇꯪꯕꯨꯗꯤ ꯄꯜꯂꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ
ꯃꯔꯨꯑꯣꯏꯅ ꯄꯦꯟꯈꯤꯗꯕꯁꯤ ꯉꯁꯥꯏꯒꯤ ꯃꯣꯗꯔꯅꯤꯖꯝꯗꯨꯒꯤ ꯑꯣꯏꯕꯗꯨ ꯈꯛꯇꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯁꯤ ꯃꯈꯣꯏꯅ ꯑꯥꯏꯗꯦꯟꯇꯤꯇꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯍꯤꯡꯉꯤꯕ ꯃꯍꯤꯡꯁꯦ ꯄꯨꯟꯁꯤ ꯃꯍꯤꯡ ꯍꯥꯏꯇꯥꯔꯦ ꯁꯩꯔꯦꯡ ꯅꯠꯇ꯭ꯔꯒ ꯂꯤꯇꯔꯦꯆꯔ ꯄꯨꯟꯁꯤ ꯃꯍꯤꯡ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯄ꯭ꯔꯤꯠ ꯇꯧꯕꯅꯤꯀꯣ ꯂꯥꯏꯐꯁꯦ ꯂꯥꯏꯐ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯐꯤꯂꯣꯁꯣꯐꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯤ ꯏꯟꯇꯔꯄ꯭ꯔꯤꯠ ꯇꯧꯕꯗꯨꯕꯨ ꯑꯣꯖꯥ ꯍꯣꯏꯅ ꯄꯦꯟꯗꯕꯗꯒꯤ ꯇꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯣꯖꯥ ꯍꯣꯏꯅ ꯑꯅꯧꯕ ꯄꯦꯇ꯭ꯔꯤꯌꯣꯇꯤꯖꯝꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯁꯥꯒꯠꯄꯒꯤ ꯑꯗꯨ ꯈꯛꯇ ꯀꯔꯤꯗꯅꯣ ꯃꯔꯨꯑꯣꯏꯅ ꯈꯦꯠꯅꯕꯁꯦ ꯈꯖꯤꯛꯇꯪ ꯁꯝꯂꯞꯅ ꯃꯣꯏꯁꯦ ꯑꯩꯈꯣꯏꯅ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯔꯆꯥꯟ ꯍꯣꯏꯅ ꯃꯇꯝꯗꯨꯒꯤ ꯔꯥꯏꯇꯤꯡꯗꯣ ꯀꯔꯤ ꯈꯟꯕꯅꯣ ꯕꯤꯔꯦꯟꯗ꯭ꯔꯖꯤꯠꯅ ꯀꯔꯤ ꯈꯟꯕꯅꯣ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯑꯗꯨ ꯌꯧꯅꯗꯤ ꯑꯩ ꯃꯣꯏꯒꯗꯤ ꯋꯥꯔꯤꯗꯤ ꯁꯥꯖꯗ꯭ꯔꯤ ꯑꯗꯣ ꯑꯩꯒꯤ ꯅꯣꯡꯒꯧꯕꯤꯒꯤ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯅꯣꯡꯒꯧꯕꯤꯒꯤ ꯋꯥꯍꯧꯗꯣ ꯑꯩꯅ ꯃꯆꯦꯠ ꯑꯃꯈꯛꯇꯪ ꯏꯖꯕꯅꯦ ꯑꯩꯅ ꯀꯩꯅꯣꯒꯤ 70s ꯀꯩꯅꯣꯁꯦ ꯃꯣꯏꯒꯤ ꯑꯩ ꯔꯥꯏꯇꯤꯡꯁꯦ ꯑꯩꯗꯤ ꯂꯥꯏ ꯌꯦꯛꯄꯁꯦ ꯈꯔ ꯄꯥꯝꯕ ꯑꯗꯨꯅ ꯑꯩ ꯑꯪꯀꯜ ꯑꯃꯁꯨ ꯂꯥꯏ ꯌꯦꯛꯑꯦ ꯌꯨꯝꯗ ꯑꯩꯈꯣꯏꯒꯤ ꯑꯪꯀꯜ ꯏꯇꯣꯟ ꯇꯣꯟꯕꯁꯦ ꯄꯤꯁꯛ ꯄꯤꯛꯅ ꯑꯉꯥꯡ ꯃꯌꯥꯝꯁꯦ ꯂꯣꯏ ꯁꯥꯟꯅꯩꯗꯣ ꯇꯣꯛꯑꯒ ꯑꯩ ꯃꯥꯏ ꯃꯅꯥꯛ ꯐꯝꯃ ꯃꯥ ꯂꯥꯏ ꯌꯦꯛꯄꯁꯦ ꯑꯗꯨꯝ ꯌꯥꯎꯗꯅ ꯌꯦꯡ ꯂꯩꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩ ꯉꯁꯥꯏꯁꯨ ꯍꯥꯏꯖꯈꯤꯕꯗꯣ ꯉꯁꯥꯏ ꯃꯃꯥꯡꯗ ꯏꯕꯨꯡꯉꯣꯗ ꯋꯥꯔꯤ ꯁꯥꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄꯦꯟꯇꯤꯡ ꯌꯥꯝ ꯌꯦꯡꯖꯔꯛꯑꯦꯅ ꯏꯁꯇꯦꯀꯂꯥ ꯑꯦꯀꯥꯗꯃꯤ ꯏꯁꯇꯦꯀꯂꯥꯒꯤ ꯄꯦꯟꯇꯤꯡ ꯑꯦꯛꯖꯤꯕꯤꯁꯟꯁꯦ ꯑꯗꯨꯝ ꯌꯦꯡꯕ ꯆꯠꯂꯦ ꯑꯗꯨ ꯌꯦꯡꯕ ꯆꯠꯂꯦ ꯅꯨꯄꯤꯒꯤ ꯐꯅꯦꯛꯁꯦ ꯖꯣꯟ ꯖꯣꯟ ꯍꯦꯛ ꯁꯦꯠꯄꯒꯨꯝꯕ ꯄꯦꯟꯇꯤꯡꯁꯦ ꯇꯧꯔꯤꯁꯤꯕꯨ ꯃꯃꯤꯠ ꯏꯔꯥꯎ ꯍꯦꯛ ꯂꯥꯎꯒꯨꯝꯕ ꯑꯩꯗꯤ ꯁ꯭ꯀꯨꯜꯂꯤꯡꯗꯣ ꯀꯩꯅꯣ ꯃꯩꯇꯩ ꯅꯨꯄꯤꯅꯕꯨ ꯃꯔꯝ ꯌꯥꯝ ꯃꯣꯛꯄꯅꯦ ꯑꯩꯈꯣꯏꯗꯤ ꯐꯅꯦꯛꯇꯤ ꯚꯗ꯭ꯔꯅ ꯌꯦꯛꯄ ꯂꯥꯏꯔꯤꯛꯇ ꯐꯅꯦꯛ ꯂꯣꯏ ꯀꯧꯕꯅꯦꯕ ꯈꯨꯕꯣꯝꯗꯅꯦ ꯑꯩꯈꯣꯏ ꯐꯅꯦꯛꯁꯦ ꯈꯨꯕꯣꯝꯗ ꯁꯦꯠꯄꯅꯦꯕ ꯅꯨꯄꯤ ꯈꯨꯕꯣꯝ ꯇꯥꯕ ꯐꯖꯕꯒꯥꯁꯦ ꯑꯗꯨ ꯃꯔꯝ ꯃꯣꯛꯄꯩ ꯈꯨꯗꯝꯅꯦꯕ ꯐꯅꯦꯛ ꯀꯧꯕꯁꯦ ꯑꯗꯨꯃꯥꯏꯅꯅꯦ ꯂꯥꯏꯃꯛꯇ ꯌꯦꯛꯑꯦ ꯃꯌꯥꯡꯒꯤ ꯃꯃꯤꯠ ꯍꯧꯖꯤꯛ ꯂꯥꯏꯙꯤꯁꯦ ꯃꯃꯤꯠ ꯆꯐꯨꯃꯨꯛ ꯂꯥꯎꯏ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄꯗꯗꯤ ꯃꯃꯤꯠꯁꯦ ꯄꯣꯏꯟ ꯃꯆꯥ ꯑꯃꯈꯛꯇꯪ ꯌꯦꯇꯨꯝ ꯃꯈꯨꯟ ꯑꯃꯈꯛꯇꯪ ꯊꯅꯝꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯄꯦꯟꯇꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯁꯛꯁꯦ ꯐꯖꯅ ꯎꯕ ꯁꯨꯐꯪ ꯐꯪꯗꯦ ꯃꯗꯨꯃ ꯑꯩꯅ ꯌꯦꯡꯕ ꯍꯩꯇꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯂꯥꯏ ꯌꯦꯛꯄ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯔꯣꯏꯀꯣ ꯃꯦꯝꯆꯧꯕꯤꯁꯤꯅ ꯃꯤ ꯑꯝꯇ ꯍꯥꯏꯕꯅꯦ ꯑꯩꯅ ꯑꯃ ꯑꯝꯇ ꯐꯩ ꯍꯥꯏꯗꯦꯅ ꯑꯗꯣ ꯐꯖꯍꯟꯅꯤꯡꯗꯅ ꯑꯩꯈꯣꯏꯒꯤꯁꯤ ꯌꯥꯝꯅ ꯐꯖꯅ ꯌꯦꯡꯍꯟꯅꯤꯡꯗꯅ ꯍꯥꯏꯖꯕꯩ ꯋꯥꯅꯦꯕ ꯑꯗꯒꯤꯗꯤ ꯃꯇꯝꯗꯨꯗ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ 70sꯒꯤ ꯀꯕꯤ ꯃꯌꯥꯝꯁꯤꯅ ꯏꯕ ꯂꯥꯏꯔꯤꯛꯁꯤꯒ ꯑꯩꯅ ꯄꯤꯁꯛ ꯄꯤꯛꯅ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁ ꯑꯣꯏꯅ ꯍꯧꯔꯛꯄ ꯑꯩꯒꯤ ꯁꯃꯥꯖ ꯑꯗꯒꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯃꯅꯤꯄꯨꯔꯒꯤ ꯕꯁ ꯍꯦꯛ ꯌꯧꯕ ꯃꯐꯝꯁꯦ ꯖꯔꯅꯦꯜ ꯌꯣꯜꯂꯤꯅꯤ ꯍꯥꯏ ꯑꯃ ꯇꯧꯔꯤꯅꯤ ꯑꯩꯗꯤ ꯑꯗꯨꯝ ꯑꯩꯅ ꯌꯪꯒꯦꯁꯅꯦ ꯃꯆꯥꯂꯩꯃꯗ ꯑꯗꯨꯝ ꯌꯥꯎꯔꯛꯄ ꯑꯗꯨꯗ ꯑꯩꯒꯤ ꯑꯦꯛꯁꯄꯔꯤꯌꯦꯟꯁꯇ ꯑꯩꯅ ꯎꯖꯔꯛꯄ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯩꯒꯤ ꯈꯨꯟꯅꯥꯏ ꯑꯩꯒꯤ ꯁꯣꯁꯥꯏꯇꯤ ꯑꯗꯒꯤ ꯂꯥꯏꯔꯤꯛꯁꯨ ꯑꯩꯗꯤ ꯀꯩꯅꯣ ꯌꯥꯝ ꯅꯧꯅ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯃꯌꯦꯛꯇꯣ ꯄꯥꯕ ꯉꯝꯃꯕꯅꯤꯅ ꯂꯥꯏꯔꯤꯛꯁꯤ ꯑꯩꯅ ꯀ꯭ꯂꯥꯁ 8 ꯀꯥꯔꯛꯄ ꯃꯇꯝꯗꯨꯗ ꯍꯦꯛ ꯐꯣꯡꯕ ꯑꯪꯀ ꯌꯥꯎꯗꯅ ꯑꯪꯀꯁꯤꯃꯗꯤ ꯈꯔ ꯍꯩꯅꯤꯡꯗ ꯇꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯪꯀ ꯍꯩꯇꯦꯅ ꯑꯩꯁꯦ ꯏꯄꯥꯅ ꯇ꯭ꯌꯨꯁꯟ ꯌꯥꯝ ꯇꯧꯕꯤ ꯑꯗꯨꯒ ꯍꯣꯠꯂꯒ ꯑꯁ ꯍꯩꯔꯦꯗ ꯌꯥꯝ ꯂꯥꯏꯔꯁꯨ ꯑꯗꯨꯝ ꯊꯝꯖꯟꯈ꯭ꯔꯅꯤ ꯑꯗꯒꯤꯗꯤ ꯑꯪꯀꯁꯤꯗꯤ ꯀꯣꯟꯅ ꯈꯪꯉꯦ ꯅꯨꯡꯇꯤꯒꯤ ꯍꯣꯠꯀꯗꯕ ꯑꯣꯏꯕ ꯖꯥꯠꯅꯦꯕ ꯈꯪꯗꯕ ꯑꯩꯅ ꯍꯩꯔꯦꯅ ꯊꯝꯖꯟꯕ ꯄꯔꯤꯈꯥ ꯑꯗꯨꯝ ꯐꯦꯜ ꯑꯣꯏꯕ ꯑꯪꯀꯁꯤꯗ ꯑꯗꯨ ꯍꯧꯖꯤꯛꯇ ꯈꯪꯉꯛꯄꯩ ꯋꯥꯅꯤ ꯏꯍꯦ ꯑꯪꯀꯁꯤꯁꯨ ꯅꯨꯡꯇꯤꯒꯤ ꯍꯣꯠꯀꯗꯕ ꯑꯣꯏꯔꯦꯗꯣ ꯑꯗꯨꯃꯥꯏꯅ ꯑꯪꯀ ꯅꯠꯇꯅ ꯑꯩ ꯆꯥꯎꯊꯣꯛꯅ ꯍꯥꯏꯖꯒꯦ ꯑꯩꯅ ꯀ꯭ꯂꯥꯁ 8 ꯀꯥꯔꯛꯄ ꯃꯇꯝꯗ ꯐꯣꯡꯉꯕ ꯃꯩꯇꯩꯔꯣꯟꯒꯤ ꯂꯥꯏꯔꯤꯛꯁꯦ ꯀꯣꯂꯦꯖ ꯀꯥꯕꯒꯤ ꯑꯣꯏꯒꯦꯔꯥ ꯂꯣꯏꯅ ꯑꯩ ꯄꯥꯕ ꯂꯣꯏꯈ꯭ꯔꯦꯕ ꯑꯩ ꯃꯁꯤ ꯌꯥꯝ ꯄꯣꯡꯅ ꯍꯥꯏꯖꯕꯅꯦ ꯀ꯭ꯂꯥꯁ 8 ꯐꯥꯎꯕ ꯑꯩꯒꯤ 1969 ꯐꯥꯎꯕꯗ ꯃꯩꯇꯩꯔꯣꯟꯗ ꯂꯩꯔꯝꯕ ꯂꯥꯏꯔꯤꯛꯁꯦ ꯑꯩꯗꯤ ꯂꯣꯏꯅ ꯄꯥꯈ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯎꯖꯔꯛꯄ ꯑꯩꯅ ꯈꯪꯖꯔꯛꯄꯗꯨꯒ ꯃꯣꯏꯅ ꯐꯣꯡꯗꯣꯛꯑꯝꯃꯤꯗꯨꯒ ꯀꯗꯥꯏꯗꯅꯣꯃ ꯏꯁꯝ ꯁꯝꯅꯗ꯭ꯔꯦ ꯍꯥꯏꯅ ꯑꯩꯅ ꯐꯥꯎꯈ꯭ꯔꯦꯕ ꯑꯗꯨꯗꯅꯦꯕ ꯃꯈꯣꯡ ꯂꯩꯕꯥꯛ ꯇꯥꯗꯕ ꯀꯕꯤꯇꯥ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯔꯨꯕꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯀꯕꯤꯇꯥ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯄꯥꯔꯇꯤꯀꯨꯂꯔ ꯔꯥꯏꯇꯤꯡꯗ ꯑꯩ ꯍꯥꯏꯖꯕ ꯅꯠꯇꯦꯕ ꯑꯣꯚꯔ ꯑꯣꯜ ꯃꯔꯨ ꯑꯣꯏꯅ ꯀꯕꯤꯇꯥꯒꯨꯝꯕ ꯄꯦꯟꯇꯤꯡꯒꯨꯝꯕ ꯑꯅꯤꯁꯤꯅꯦꯕ ꯃꯔꯨ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯀꯟꯅ ꯐꯥꯎꯈꯤꯕꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯈꯔꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯁꯥ ꯑꯗ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯀꯔꯤ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯦꯕ ꯃꯁꯤꯗꯤ ꯋꯥꯍꯩ ꯂꯩꯖꯗꯦ ꯍꯥꯏꯅꯅꯕꯒꯤ ꯃꯁꯤꯒꯤ ꯀꯩꯅꯣ ꯊꯤꯡꯀꯤꯡ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯁꯦꯜꯐ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯇꯧꯕ ꯃꯩꯇꯩ ꯑꯩꯈꯣꯏꯅ ꯇꯧꯔ ꯌꯥꯔꯔꯣꯏꯗ ꯃꯩꯇꯩꯗꯤꯒ ꯍꯥꯏꯕꯒꯨꯝꯕ ꯑꯩꯈꯣꯏꯒꯤꯁꯤ ꯀꯔꯤꯅꯣ ꯃꯁꯤ ꯑꯩꯅ ꯔꯤꯁꯔꯁ ꯇꯧꯖꯔꯛꯄꯗ ꯈꯣꯡꯖꯣꯝ ꯂꯥꯟ ꯃꯇꯨꯡꯗ ꯃꯥꯏꯊꯤꯈꯤꯕꯁꯤꯅ ꯑꯩꯈꯣꯏꯁꯦ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜꯂꯤ ꯁꯥꯊꯤꯅ ꯍꯔꯠ ꯇꯧꯈꯤꯗꯨꯅ ꯏꯁꯥꯅ ꯏꯁꯥꯕꯨ ꯌꯥꯝ ꯁꯤꯊꯕ ꯑꯁꯥ ꯑꯃꯇ ꯎꯗꯕ ꯍꯥꯏꯗꯤ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔꯒꯤ ꯀꯩꯅꯣꯒꯤ ꯏꯝꯄꯦꯛꯇ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯋꯦꯁꯇꯔꯟ ꯀꯩꯅꯣ ꯃꯣꯗꯔꯅꯤꯖꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯂꯥꯛꯄ ꯈꯨꯠꯏ ꯑꯗꯩ ꯃꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯑꯣꯏꯔꯤꯒꯗ꯭ꯔꯥ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯁꯤꯒꯨꯝꯕ ꯈꯨꯠꯏ ꯃꯌꯥꯝꯁꯤ ꯎꯔꯛꯄꯗ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯄꯦꯟꯗꯕ
particular kabi amagi wa nachadi ko ai haijari se punapna adumai tawraga adu khoina manipur si kaino gi bharat ki kaino natte politically di yauraga su cultural map tadi yaute akhoi tongan bani gaina haibaga si matana ina jam hall da tarpa aina pa journal sing da thengarakpa ama tarpa aduga larik sida namta yaurumdaba aduda aidi sasti hore aduga saireng sina aingonda phaugiba aingonda khangiba singdo saireng si amuram darga ayi one de sor honba gumbane deliberately ai masimata di irage ba aingonda su ai leite aduna mayamna karigumba ganda amere bak ningba da yumpham oiba saireng panasi hairo natras noina ingoda thimbiradi ai yaujaro ai ngamjadi adu iba hijadi aina adu avoid tawjay adugumba aina saireng ibasidadi ai thoidokna yang kanna conscious oina ibati lejadre ibudi ire ko aina khanba mayamda iba tabanina adu maru oina aina onja ibungona su warengda importance bibibanina aigi wareng singi journey se amaina tawraga akhoi kari haidoino ngasai kaino no ugibado kalachan sastri no ugiba yang chakatpa sahitya ama ugibado kalachan sastri na masigi mana haijabai wadane ba aina paru bulari amata dadi thingna deba kaisu kayam chakhol ijano chakhol amdre all right hainei dana imi gi mama masak phajabi ima ko kaisu yaro haido chakhol adu library da changwada Shakespeare ni ibadagi ma criticism dagi any topic ta library amada sangbada larik se phangdaba leru except manipur gi akoi maitai gi ama ta leru adudi aina paru la ma artha karino sumang me da pula putho amai thaduk ninge baingo aigi horokpham aikoi kanano karino thirapma matam iba larik ama bau leram de ama karino ai kain kana de ai MA ni PhD du kana ai da mukta ai di journey ama hana lerami ba lari singsi haijebagi wani ko akhoi British history tama akhoi na class 7 ai kaba matam da ade akhoi baba di master history torpani na amana aigi ming jambada akhoi pahum birana principal la kaino oirami mana satlaga ai ming jambira maga ai aro subject ase akhoi baba ni history isalam ai history esi para kangbani ngasai gi oja thubi kina rina na logic longni haye do aina logic kaina pawung ai history do pam de talle yumda bhari yum lei logic ibu ka logic logic to di ai hajari do tamuraga da logi lari ko ramdre do aman tora logic ai di lauga da bo ramme ba logical thinking wat pa mi ga wari sa ba da hai talle ba logic ai si di ko mi loina logic khangan ga da reasonable kari hai logical thinking hainari sinina maram chara kari haidoino think kari ai haibam khangje amaina tawraga aigi journey amane ba aigi khongchat ki pawdam ne ba aigi wareng sin ai thijabado kangning aduga cha yi feminism gi wad akoi gi all literature haibase aina pajarapa lebak khudungmaki kala gi phothok jagoi oigera isai oigera writing oigera play oigera mase magi spiritual life to moi spiritual belief system moina sasariba laining lambidu phongdok ngata ne ba lon phongdok ngata ni aduna akoina western literature ne na ko matamda bible pa da ya greek ki classic pa da ya classic pang puran meet bible song khangdana milton gi poetry kamain khangduri suya yaroi haba English literature lauriba oja singna su hena khangbiram gani ai understanding dadi bible khangdana aduga greek ki laiba homer padana aduga marxism khangdana modern literature kamain khangduri adegi darwin gi theory khangdana social changes man kamain khangduri impossible neba moi se maru neba asida akoina changa akanda akoi gisu akoi gi lari igadam neba akoi ru theory ne haidana kari haidoino kari haidoino kari artha do wanda hanbado adumaina yaro heba bhapna sarga itihas iba yaro heba myth ka history ga sakarai de khetnari no asi akoi hojibau nei nadri heba culture gi lari khara laire history gi su mamangai da akoi gi baba hoi gi mathak gi lon mayam ama history gi bathawai yam yaurame akoi gi miron da ai gi sahi miron da kanamta history idre ai gi makha da su igada bu iu udre moine irambado lale haraga thot kaino ma khoin intho kare adubadi intho ki ahang be kam do ahang bodo akoi gi
ꯑꯩꯈꯣꯏꯒꯤ ꯏꯁꯛꯁꯦ ꯀꯅꯥꯅꯣ ꯊꯤꯕ ꯍꯤꯁꯇ꯭ꯔꯤꯗꯨꯅ ꯊꯣꯛꯂꯛꯑꯒ ꯃꯦꯟꯒꯗꯕꯗꯣ ꯃꯦꯟꯗ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯅ ꯃꯤꯒꯤ ꯑꯩ ꯅꯣꯕꯦꯜꯒꯨꯝꯕ ꯈꯔ ꯐꯤꯛꯁꯟ ꯌꯥꯝ ꯏꯖꯅꯤꯡꯉꯦꯕ ꯂꯣꯏ ꯇꯣꯛꯑꯒ ꯑꯩ ꯍꯤꯁꯇ꯭ꯔꯤ ꯏ ꯂꯩꯔꯦꯕ ꯍꯧꯖꯤꯛ ꯀꯅꯥꯝ ꯏꯔꯛꯇꯕꯗꯒꯤ ꯇꯧꯕ ꯑꯩ ꯀ꯭ꯔꯤꯇꯤꯁꯤꯖꯝꯁꯨ ꯁꯨꯛꯏ ꯏꯖꯅꯤꯡꯗꯦ ꯑꯗꯣ ꯀ꯭ꯔꯤꯇꯤꯛꯁꯤꯡꯁꯤꯅ ꯃꯣꯏ ꯌꯥꯝ ꯏꯗꯦ ꯍꯥꯏꯕ ꯅꯠꯇꯦ ihanningdo aina ihanningdo moina irꯛꯇꯕꯗꯒꯤ criticismse ai modern sisu yaringai ijaningdeba ai iu hair aduga moi idre moisu ide habdi yaro adu oragasu aina khanjariba thaktu yomnabi kumari hoi nahada kumari ma serious oi ma phajana ma sahi matang bida chana da mase yam irabani moiguma angang sidi thok thokpadi nate ꯑꯗꯨꯗꯩꯗꯨꯗ ꯑꯩꯒꯤ ꯊꯤꯕꯒꯤ ꯖꯔꯅꯤꯁꯦ ꯑꯗꯨꯒꯤ ꯄꯥꯎꯗꯝ ꯃꯌꯥꯝꯗꯨꯅꯦꯕ ꯑꯩꯒꯤ ꯋꯥꯔꯦꯡ ꯂꯥꯏꯔꯤꯛꯁꯤꯡꯁꯤꯒꯤ ꯄꯔꯄꯁꯇꯤ ꯑꯩꯁꯨ ꯅꯣꯕꯦꯜ ꯐꯖꯕꯒ ꯎꯔꯒ ꯌꯥꯝ ꯏꯖꯅꯤꯡꯉꯦꯕ ꯑꯩꯅ ꯁꯛꯁꯦꯁ ꯑꯣꯏꯕ ꯑꯩ ꯑꯣꯏꯗꯕ ꯌꯥꯝ ꯏꯖꯅꯤꯡꯉꯦꯕ ꯑꯩꯁꯨ ꯑꯗꯣ ꯁꯪꯗ꯭ꯔꯦꯕ ꯉꯁꯥꯏꯒꯤ ꯏꯊꯟꯅ ꯚꯥꯔꯁꯦ ꯄꯨꯔꯧꯗ ꯂꯧꯈꯠꯆꯕ ꯀꯅꯥꯅ ꯑꯩꯕꯨꯁꯤ ꯏꯗꯕ ꯌꯥꯗꯦ ꯍꯥꯏ ꯄꯦꯟꯗꯕꯗꯣ ꯑꯣꯖꯥ ꯄꯦꯟꯖꯗꯕꯗꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯅꯤꯗ 나 어자기 와리세 얌 누가이 마땀주 뿡 아니 여기도래 ꯑꯗꯣ 오자 수이나 뻥아 ꯃꯤꯅ 와할래 ꯅꯪ ꯇꯥꯕꯤꯔꯝꯃꯔꯣꯏ ꯋꯥꯃꯟꯕ ꯃꯣꯏ ꯌꯥꯝ no ꯁꯥꯡꯕ no 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 오자 분이 아이나 하저리세 오자 잠나 뿡 아니 파는 강한 바 너가 ꯀꯩꯅꯣ ꯉꯥꯡꯖꯧ ꯍꯥꯏꯔꯗꯤ ꯉꯥꯡꯉꯒꯦ 시니 ꯀꯩꯅꯣ no ꯑꯗꯨ ꯑꯣꯏꯔꯒꯁꯨꯅꯦ siting ꯑꯃꯗ ꯑꯣꯖꯥ ꯐꯝꯗꯅ ꯍꯧꯖꯤꯛ ꯍꯥꯏꯕꯁꯤ ꯈꯔꯁꯨ ꯉꯥꯡꯕ ꯄꯥꯝꯕꯅꯦ ꯑꯩꯈꯣꯏꯁꯦ ꯆꯍꯤ ꯀꯨꯏ no ꯑꯣꯖꯥ ꯑꯣꯏꯔꯛꯑꯦꯕ ngahak pothabiu ngahak ꯐꯔꯤ pothabiu ꯐꯔꯤ ꯌꯥꯝ aduga ai ꯏꯃꯨꯡꯁꯨ ꯋꯥꯔꯝꯕꯅꯤꯅ ꯑꯍꯤꯡꯗꯁꯨ ꯅꯥꯏ ꯇꯨꯝꯗ꯭ꯔꯦ ꯑꯩꯒꯤ ꯁꯤ ꯍꯣꯠꯅꯕꯗ no 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 ꯑꯩꯅ ꯅꯨꯡꯉꯥꯏꯖꯕꯗꯤ ꯑꯣꯖꯥꯕꯨꯅꯤ ꯑꯣꯖꯥꯒꯤ ꯉꯁꯥꯏꯒꯤ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕꯗꯨ ꯂꯣꯏꯔꯛꯄꯒ ꯑꯩꯅ ꯀꯗꯥꯏꯗꯒꯤꯅꯣ ꯑꯩꯅꯁꯨ ꯊꯦꯡꯅꯔꯨꯕ ꯑꯗꯨꯒ ꯅꯠꯇꯦ ꯅꯠꯇꯦ ꯑꯣꯖꯥꯅꯁꯨ ꯍꯔꯥꯎ ꯑꯩ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯁꯦꯡꯗꯣꯛꯁꯦ ꯍꯧꯒꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯅꯦ ꯆꯍꯤ 100 ꯊꯕꯛ 100 ꯍꯥꯏꯌꯦꯕ ꯆꯍꯤꯁꯦ ꯌꯥꯝꯃꯒ ꯑꯩꯈꯣꯏ ꯀꯜꯆꯔꯁꯤꯅ ꯑꯍꯟꯁꯤꯡꯒꯤꯗ ꯌꯥꯝ ꯁꯤꯖꯤꯟꯅꯔꯝꯃꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯀꯜꯆꯔꯁꯦ ꯑꯍꯟꯁꯦ ꯂꯦꯝꯅ ꯂꯩꯍꯟꯗꯦꯕ ꯑꯗꯨꯅ ꯑꯍꯟ ꯊꯕꯛꯁꯦ ꯁꯨꯝ ꯌꯥꯝꯁꯜꯂꯛꯄ ꯑꯗꯨꯅꯤꯗ ꯑꯗꯨꯅꯤ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯣꯖꯥꯗ ꯑꯃꯨꯛ ꯑꯩꯅ ꯉꯁꯥꯏꯒꯤ ꯐꯣꯇꯣ ꯄꯤꯔꯛꯎ ꯅꯠꯇꯦ ꯂꯥꯏꯔꯤꯛ ꯑꯣꯖꯥꯒꯤ ꯍꯧꯖꯤꯛꯁꯦ ꯐꯣꯇꯣ ꯃꯌꯥꯝ ꯅꯣꯔꯃꯦꯜ ꯇꯧꯈꯤꯕ ꯀꯩꯅꯣ ꯍꯌꯦꯡ ꯐꯣꯇꯣ ꯄꯤꯔꯛꯎ ꯍꯥꯏꯁꯦ ꯑꯗꯨꯃꯨꯛ ꯊꯤꯕ ꯅꯠꯇꯦ ꯑꯗꯨꯒ ꯅꯠꯇꯦ ꯂꯥꯏꯔꯤꯛꯁꯤꯡ ꯑꯃꯨꯛ ꯅꯠꯇꯦ ꯑꯩꯅ ꯑꯃꯨꯛ ꯅꯠꯇꯦ ꯊꯥꯒꯠꯄ ꯑꯗꯨꯒꯤ ꯃꯌꯥꯝꯁꯤꯡꯗꯣ ꯑꯗꯨ ꯑꯣꯖꯥ ꯏꯕꯨꯡꯉꯣ ꯐꯔꯦ ꯑꯍꯤꯡ ꯇꯨꯝꯃꯝꯃꯔꯣꯏ ꯏꯕꯨꯡꯉꯣꯁꯦ ꯌꯥꯝ ꯋꯥꯔꯝꯕꯅꯦꯅ ꯑꯩꯅ ꯅꯣꯡ ꯁꯥꯊꯤꯔꯕ ꯍꯥꯏꯁꯦ no no ꯀꯥꯏꯗꯦ ꯑꯣꯖꯥ ꯑꯩꯒꯤꯗꯤ ꯌꯥꯝ ꯂꯥꯏꯕꯛ ꯑꯗꯨ ꯑꯣꯖꯥ ꯁꯨꯃꯥꯏꯅ ꯇꯧꯔꯒꯦ ꯉꯁꯤꯒꯤꯗꯤ ꯁꯨꯝ ꯂꯣꯏꯁꯤꯜꯂꯅꯤ ꯄꯨꯡ 2ꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯒꯗꯕꯅꯤꯅ ꯑꯗꯨꯅ ꯍꯣꯏ ꯍꯣꯏ ꯑꯣꯖꯥꯅ ꯊꯥꯔꯛꯄ ꯐꯣꯇꯣ ꯈꯔꯗꯨ ꯑꯩ ꯃꯌꯥꯝꯗꯁꯨ ꯎꯠꯆꯒꯦ ꯑꯗꯨ ꯍꯣꯏ ꯍꯣꯏ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯑꯣꯖꯥ ꯉꯥꯏꯍꯥꯛꯇꯪ ꯂꯥꯏꯔꯤꯛ ꯑꯃꯇꯪ ꯄꯥꯏꯕꯤꯌꯨ ꯂꯥꯏꯔꯤꯛ ꯍꯥꯏꯗꯤ ꯑꯣꯖꯥꯅ ꯄꯥꯅꯤꯡꯕ ꯁꯩꯔꯦꯡ ꯑꯃꯇꯪ ꯄꯥꯕꯤꯔꯝꯗꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯗꯨꯒ ꯑꯣ ꯑꯣꯖꯥꯒꯤ ꯐꯣꯇꯣꯁꯤꯡꯗꯣ ꯄꯨꯈꯠꯆꯔꯛꯀꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯁꯤꯒ ꯑꯣꯖꯥꯅ ꯁꯣꯝꯗ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯄꯥꯝꯖꯕ ꯁꯩꯔꯦꯡ ꯑꯃ ꯑꯣꯖꯥꯒꯤ ꯃꯇꯦꯛ ꯑꯃ ꯄꯥꯖꯒꯅꯤ ꯑꯗꯨꯒ ꯑꯣꯖꯥꯅ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯀꯣꯔꯨꯕꯒꯤ ꯂꯝꯀꯣꯏ ꯋꯥꯏꯗꯨ ꯅꯠꯇꯦꯀꯣ ꯁꯩꯔꯦꯡ ꯑꯣꯏꯅ ꯏꯕꯤꯔꯛꯄ ꯁꯩꯔꯦꯡꯗꯨꯃ ꯈꯖꯤꯛꯇꯪ ꯂꯧꯊꯣꯛꯆꯔꯒ ꯄꯥꯖꯔꯛꯀꯅꯤ ꯑꯗꯨꯒꯤ ꯃꯅꯨꯡꯁꯤꯗ ꯑꯣꯖꯥꯅ ꯄꯥꯝꯖꯕ ꯀꯩꯅꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯗꯨ ꯅꯤꯡꯊꯧꯗꯒꯤꯕꯨ ꯑꯣꯏꯔꯣ ꯑꯟꯗ꯭ꯔꯣꯒꯤ ꯃꯩꯗꯒꯤꯕꯨ ꯑꯣꯏꯔꯣ ꯑꯦꯅꯤ ꯁꯩꯔꯦꯡ ꯑꯣꯖꯥ ꯅꯠꯇ꯭ꯔꯒ ꯍꯟꯗꯛ ꯐꯣꯡꯉꯤꯕ ꯑꯩꯗꯤ ꯊꯝꯃꯝꯕ ꯑꯗꯨꯗꯒꯤ ꯑꯩꯗꯤ ꯄꯥꯍꯟꯅꯤꯡꯉꯤ ꯐꯣꯡꯗ꯭ꯔꯤꯕ ꯄꯥꯖꯒꯦꯅꯦ ꯑꯁ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯌꯥꯝꯗꯁꯨ ꯈꯔ ꯄꯥꯖꯒꯦ ꯍꯣꯏ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯒ ꯁꯣꯏꯗꯅ ꯀꯩꯅꯣ ꯇꯧꯖꯔꯛꯀꯦ ꯍꯣꯏ ꯃꯔꯝꯗꯤ ꯑꯩ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯋꯥꯔꯤꯁꯤ ꯁꯨꯝ ꯁꯥꯡꯊꯔꯍꯟꯅꯤ ꯑꯗꯨꯅꯅꯦ ꯑꯩꯅ ꯉꯁꯤꯒꯤꯁꯤ ꯑꯍꯥꯟꯕ ꯏꯄꯤꯁꯣꯗꯅꯤ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯑꯃꯁꯨꯡ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯁꯨ ꯑꯃꯨꯛꯀ ꯏꯀꯣꯛ ꯅꯣꯟꯖꯔꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯃꯇꯝꯁꯤ ꯁꯨꯝ ꯌꯥꯝꯁꯟꯈ꯭ꯔꯕ ꯃꯌꯥꯝꯁꯤ ꯁꯨꯝ ꯃꯤ 90 ꯌꯥꯡꯈꯩ ꯆꯥꯝꯃꯁꯤ ꯑꯍꯤꯡꯁꯨ ꯊꯦꯡꯉꯝꯃꯅꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯏꯟꯗꯤꯌꯥꯗꯗꯤ ꯈꯪꯗꯦ ꯄꯨꯡ 10 ꯕꯪꯒ꯭ꯂꯥꯗꯦꯁꯇꯗꯤ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯄꯨꯡ 10 ꯇꯥꯗꯩ ꯇꯧꯔꯝꯃꯅꯤ ꯃꯅꯤꯄꯨꯔꯗꯅ ꯄꯨꯡ 9 ꯃꯈꯥꯏ 9 ꯃꯈꯥꯏ ꯇꯥꯔꯝꯃꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯒꯅ ꯕꯥꯔꯣ ꯍꯥꯏꯇꯥꯔꯦ ꯑꯌꯨꯛꯀꯤ ꯂꯥꯟꯆ ꯃꯇꯝꯒꯤ ꯑꯌꯨꯛꯀꯤ ꯕꯥꯔꯣꯗꯅ ꯑꯩꯕꯨꯗꯤ ꯏꯊꯣꯝꯇꯅꯤ ꯂꯣꯏꯅ ꯑꯉꯥꯡꯁꯤꯡꯁꯨ ꯂꯣꯏꯅ ꯁ꯭ꯀꯨꯜ ꯆꯠꯈꯤꯕ ꯑꯩꯈꯣꯏ ꯅꯨꯄꯤꯁꯨ ꯃꯥꯁꯨ ꯊꯕꯛ ꯆꯠꯄ ꯑꯩꯈꯣꯏꯁꯨ ꯁꯤꯗ ꯇꯧꯔꯤꯁꯤꯅ ꯂꯥꯟ ꯃꯈꯜ ꯑꯃꯅꯤ ꯑꯗꯨꯒꯁꯨ ꯑꯩꯒꯤ ꯄꯥꯝꯖꯕ ꯀꯩꯅꯣꯗꯨꯅ ꯁꯨꯝ ꯃꯥꯅꯦ ꯌꯥꯎꯖꯅꯤ ꯑꯩ ꯏꯕꯨꯡꯉꯣ ꯌꯥꯝ ꯋꯥꯡꯅ ꯊꯥꯡꯒꯠꯆꯩ ꯑꯗꯨꯅ ꯑꯩꯁꯨ no 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 ꯑꯩ ꯇꯁꯦꯡꯅꯅꯦ ꯑꯣꯖꯥ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅ ꯑꯩ ꯇꯁꯦꯡꯅ ꯉꯝꯗꯦ ꯑꯩꯅ ꯇꯧꯖꯅꯤꯡꯕ ꯀꯩꯅꯣ ꯇꯧꯅꯤꯡꯕ ꯃꯌꯥꯝ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯉꯝꯖꯗꯕ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯅꯤ ꯑꯗꯨꯅ ꯑꯣꯖꯥ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯄꯨꯊꯣꯛꯆꯔꯛꯀꯦ ꯑꯩꯅ ꯁꯖꯤꯕꯨꯗ ꯐꯣꯡꯉꯤꯕ ꯑꯣꯖꯥ ꯁꯨꯝ ꯊꯣꯛꯄꯤꯌꯨꯀꯣ ꯑꯩ ꯀꯩꯅꯣꯗ ꯁꯨꯝ ꯃꯔꯨ ꯑꯣꯏꯅ ꯑꯣꯖꯥ ꯎꯔꯒꯁꯨ ꯌꯥꯝꯅ ꯎꯔꯣꯏ ꯑꯗꯨꯅ ꯑꯩꯅ ꯀꯩꯅꯣ ꯑꯣꯏꯅ ꯁꯩꯔꯦꯡꯁꯤ ꯑꯣꯏꯅ ꯄꯥꯖꯔꯛꯀꯦ ꯁꯩꯔꯦꯡꯁꯤ ꯑꯣꯏꯅ ꯄꯥꯔꯛꯑꯒ ꯀꯩꯅꯣꯁꯤ ꯑꯣꯏꯅ ꯇꯧꯔꯛꯀꯦ ꯁꯩꯔꯦꯡꯁꯤꯗꯒꯤ ꯑꯩꯅ ꯂꯧꯈꯠꯂꯤꯉꯩꯗ ꯑꯣꯖꯥꯒꯤ ꯀꯩꯅꯣꯁꯤ ꯈꯔ ꯑꯣꯖꯥꯅ ꯏꯈꯤꯕ 2009ꯗ ꯗꯤꯁꯦꯝꯕꯔꯒꯤ 12 ꯗꯤꯁꯦꯝꯕꯔ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯅꯨꯄꯤ ꯂꯥꯟꯁꯨ ꯅꯨꯃꯤꯠ ꯑꯣꯏꯕ ꯑꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯩꯁꯤꯗ ꯁꯤꯂꯦꯠꯇ ꯐꯝꯃꯒ ꯏꯈꯤꯕ ꯃꯥꯜꯂꯤ ꯁꯩꯔꯦꯡꯁꯦ ꯑꯩ ꯁꯨꯝ ꯄꯨꯊꯣꯛꯆꯔꯒ ꯃꯇꯦꯛ ꯑꯃꯇꯪ ꯂꯧꯖꯔꯒ ꯄꯥꯊꯣꯛꯆꯔꯛꯀꯦ ꯂꯣꯏꯃꯣꯝ ꯐꯋꯣꯏꯕꯤꯒꯤ ꯑꯍꯣꯡ ꯖꯒꯣꯏ
Korogi ngangana mashekna waton singbu jutchana haidok yenglak labada araiba mi yengna muna Aroiba mi engna kungangi laki macha tengan bi akashi kunja samtharaba sana mashekna tanajai matang Wanugi khawdok kraba labukna kaina kena hawatchare katchare leima jagoi nami ba malangi tan thada mamana kauba tasinada sanau macha anikha kochen bau pamura ba numidang wai tathakna mauna ha agi tarangba khuningumna lauri chitek thung tamna uba hamom khuldi ningoida jingkhat khare ning thamgi leichil phiruk thawrang hokre ngasi numidangi mathen lukoi okcharaduna kaithen karuba mathanglengi insa phau ayuki corona tangang ngaingamda leplaraba lalmai chingsa taruk lanthoklaga wagi thongan hangdokna changlaki thangi ahongbi pandau humangi okay moi se soi mal panthau humangi mathobung paklaba tingthokcharo launi charai phaklen saram laga phaugi jagoi ahong jagoi anauba matamgi anauba sangtatki soiba mali amot pakta liri na chenthajari harau ichel lurabi khulgi soya hangladuna khulgi awanungai yengu ngasisu mangdeni adungaigi nungsiba puspa nungsitki lengoigi labukki isingi lengaki Jatkrasanu makhoi pumba malem thungna thet lurasanu pajang phiral himaloi chingdon thak oikrasanu mayum chapkhatle haiba mafam kuding madubune he bhanugas lengkhinu ko khongpham thiramni makhoi pumba nongma nangbu nungsiba haibado karino khawrang laklaba ayingba haibado phanglaktraba mafam kuding achikpagi aronba nungsi seirol taning laklaba ngamloi kanasu kainaba asangba labukki ngamloi kanasu hingba ichelgi nungsi isei tada ngamloi kanasu satnaba umangi ayingba nungsitka chaklaba marugi thamoidu halakhini makhoiduga unajarakhini thauna anauba pangal taraga isei he bhanubid nangi haklaba thauna lingyengi wari sidagi hena sengba titha ama laikhigadra malemda December 2009 silet asi akoi phongbana akoi sajibu kauba chepongno phongkhibani akoi oja niranjan gi parupni seram niranjanna idi tauba sapado oiba aduga tarasuba chepong December 2011 da phongba asini oja ina keno taubado adu ojana asigi matang su khigna panbe asigi lari sigi sayeng sida khajtang soiba jakhre wa kai hatar panan soiba adedi sayeng ani tona pikre adu paidagi nuaidi aigi kaino hai kare emotional so aigi pokna phamlumdam hai tare hamong ko ba hanabil palapadu da du jesu aina si sayeng ki pawdagi su oja bu nising dona la ko jagi wareng desu tigala pawrak ban ta sing ha kangi kangba wange desu adu bakano daga isum sayengdi akhoi sayeng I badi yam idi adu pa badi sum pa adu gi kano sing duga akhoi sum pamjarak tuna kano tawrak pa ina tijarak pani asini oja aigi tasengna khudol haitara ina oja da ngamjaba khara kachabani tasengna mathangda atai kano su sodan lakigani wari mayama leiri aduna ngasi gi sina ahanba part ni aduga oja gi sayeng amatang pa biro aduga khoi photo gi duga khajina changsanjarasi photo gi duga changsanjarasi sayengji papa jarage ai anauba ibane ada amtang haije hoge wafam ama aije wangangba isaje khara candid oigalle ibungoda inga nahana so hada as ai tangreda aije yam candid oi thokata haiba ma tawbane na aije do aya matamda interview se ai aloi say avoid tawe ai haina deba ai thopa ma thokata harunen pakatar iba haibasida kaino ai irise mina kari khangini aina iribase kayam chummabano aina khalibase haina amuri think tawraga kakthakna monthokna ai soigirena sidi isaina phangebe ngangba haibasidi yadeba aduna aina nganggibaduda kanagumba amatabu ai apanana kari haidoino kasu aina ngangji akaiba mayam amasu yawrumgani kari haina yawro mi haijo waje yamna ngangagadi yamna soiragadam khajikta ngangagadi nako soirasu yawraro ado yamna ngang matik adaba soibasi yamada aduna ai nganggi budugine chamada ha yankai hena bu yawrumani asoiba aramba mayam ama
ꯃꯗꯨꯒꯤꯗꯃꯛꯇ ꯑꯩ ꯃꯌꯥꯝ ꯑꯩꯅ ꯁꯣꯏꯈꯤꯗꯕ ꯃꯌꯥꯝ ꯑꯩ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯂꯥꯟꯈꯤꯕ ꯄꯨꯝꯅꯃꯛ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨ ꯂꯥꯏꯔꯤꯛ ꯏꯕ ꯀꯣꯂꯣꯝ ꯄꯥꯏꯕ ꯍꯥꯏꯕꯁꯦ ꯈꯔꯁꯨ ꯏꯅꯤꯡ ꯇꯝꯕꯁꯨ ꯂꯧꯗꯕ ꯌꯥꯗꯦ ꯅꯠꯇ꯭ꯔꯒꯗꯤ ꯀꯔꯝꯍꯥꯏꯅ ꯐꯣꯡꯗꯣꯛꯀꯅꯤ ꯑꯩꯒꯤ ꯀ꯭ꯔꯤꯌꯦꯇꯤꯕꯤꯇꯤ ꯃꯌꯥꯝꯗꯣ ꯑꯗꯨꯅ ꯃꯁꯤꯗꯤ ꯄꯩꯁꯥ ꯑꯃꯒꯤ ꯃꯃꯥꯏ ꯑꯅꯤ ꯂꯣꯡꯕꯗꯧꯅ ꯑꯗꯒꯤ ꯑꯃꯝꯕ ꯂꯩꯔꯒꯗꯤ ꯑꯉꯥꯟꯕ ꯂꯩꯔꯒꯗꯤ ꯑꯃꯝꯕꯗꯧꯅ ꯑꯩꯅ ꯉꯥꯡꯈꯤꯕ ꯑꯗꯨꯗꯩꯗ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯀꯅꯥꯒꯨꯝꯕꯒꯤ ꯃꯐꯝꯗ ꯑꯄꯥꯅꯅ ꯅꯨꯡꯉꯥꯏꯇꯕꯒꯁꯨ ꯌꯥꯎꯔꯝꯒꯗ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯌꯥꯎꯔꯒꯗꯤ ꯑꯩ ꯈꯨꯕꯥꯡ ꯆꯥꯎꯖꯧ ꯇꯔꯥ ꯂꯣꯟꯗꯅ ꯑꯩ ꯈꯨꯔꯨꯝꯖꯔꯤ ꯃꯗꯨ ꯉꯥꯛꯄꯤꯒꯅꯤ ꯃꯁꯤꯃꯇꯪ ꯑꯩ ꯊꯝꯖꯔꯝꯒꯦ ꯑꯗꯨꯒ ꯑꯅꯧꯕ ꯁꯩꯔꯦꯡ ꯑꯃꯈꯛꯇꯪ ꯄꯥꯖꯒꯦ ꯑꯗꯨꯒ ꯍꯣꯏ ꯑꯣꯖꯥ ꯄꯥꯕꯤꯌꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯌꯥꯝꯗ ꯑꯩꯅ ꯇꯥꯕꯤꯔꯤꯕ ꯑꯩꯈꯣꯏ ꯑꯣꯗꯤꯌꯦꯟꯁ ꯑꯣꯖꯥꯁꯤꯡ ꯑꯃꯁꯨꯡ ꯏꯃꯥꯟꯅꯕ ꯏꯃꯥꯟꯅꯕꯤ ꯑꯗꯨꯒꯩꯗꯤ ꯏꯆꯟꯁꯤꯡ ꯏꯆꯦꯁꯤꯡ ꯑꯗꯩ ꯏꯌꯥꯝꯕꯁꯤꯡ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯣꯖꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯉꯁꯤꯒꯤ ꯑꯣꯖꯥꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯗ ꯋꯥꯍꯩꯁꯤꯡꯁꯤꯗ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣꯁꯤꯡꯗ ꯀꯔꯤꯒꯨꯝꯕ ꯀ꯭ꯋꯦꯁꯟꯅꯤꯀꯣ ꯅꯨꯡꯉꯥꯏꯇꯕ ꯅꯠꯇꯦ ꯀ꯭ꯋꯦꯁꯟ ꯅꯠꯇ꯭ꯔꯒꯅ ꯀꯣꯃꯦꯟ ꯀꯔꯤꯒꯨꯝꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯗ ꯊꯥꯕꯤꯔꯛꯎ ꯀꯣꯃꯦꯟ ꯑꯣꯏꯅ ꯄꯤꯕꯤꯔꯛꯎ ꯑꯗꯨ ꯃꯊꯪꯒꯤ ꯗꯤꯁꯀꯁꯟꯗ ꯑꯣꯖꯥꯁꯤꯡꯅ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯡꯅ ꯑꯣꯗꯤꯌꯦꯟꯁꯇꯒꯤ ꯂꯥꯛꯄ ꯀ꯭ꯋꯦꯁꯟꯁꯤꯡꯗꯨꯁꯨ ꯃꯊꯪꯗ ꯑꯩꯈꯣꯏ ꯄꯨꯈꯠꯆꯒꯅꯤ ꯑꯗꯨꯗꯒꯤꯁꯨ ꯑꯩꯈꯣꯏ ꯑꯣꯖꯥꯗ ꯑꯗꯨꯒꯤ ꯑꯣꯖꯥꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯧꯔꯒ ꯑꯗꯨꯒꯤ ꯋꯥꯍꯪꯁꯤꯡꯗꯨꯁꯨ ꯃꯥꯅꯦ ꯑꯩꯅ ꯂꯥꯜꯂꯦ ꯍꯥꯏꯖꯅꯕ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯤꯔꯒꯁꯨ ꯑꯩ ꯅꯠꯇꯦ ꯑꯣꯖꯥꯒꯤ ꯀꯩꯅꯣ ꯃꯔꯝꯗ ꯄꯨꯟꯁꯤ ꯋꯥꯔꯤ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯊꯦꯡꯅꯕ ꯋꯥꯔꯤꯗ ꯀꯔꯤꯒꯨꯝꯕ ꯀꯩꯅꯣꯁꯤꯡꯒꯤ ꯑꯣꯗꯤꯌꯦꯟꯁꯇꯒꯤ ꯍꯥꯏꯇꯥꯔꯦ ꯃꯊꯪꯗ ꯇꯥꯒꯗꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯇꯥꯕ ꯅꯠꯇ꯭ꯔꯒ ꯇꯨꯡꯗ ꯇꯥꯕꯁꯤꯡꯗꯒꯤ ꯀꯔꯤꯒꯨꯝꯕ ꯀ꯭ꯋꯦꯁꯟ ꯅꯠꯇ꯭ꯔꯒ ꯀꯣꯃꯦꯟꯁ ꯂꯩꯔꯒꯁꯨ ꯁꯨꯝ ꯍꯥꯏꯕꯤꯔꯛꯎ ꯑꯩꯈꯣꯏꯁꯨ ꯃꯊꯪꯗ ꯋꯥꯔꯤ ꯁꯥꯟꯅꯖꯒꯅꯤ ꯑꯣꯖꯥ ꯁꯨꯝ ꯁꯩꯔꯦꯡ ꯍꯧꯕꯤꯔꯣ ꯑꯩꯒꯤ ꯁꯩꯔꯦꯡꯁꯤꯒꯤ ꯃꯃꯤꯡ ꯅꯤꯡꯇꯝꯕ ꯀꯠꯆꯕ ꯅꯤꯡꯇꯝ ꯂꯥꯂꯣꯏꯁꯤꯡꯗ ꯁꯩꯔꯦꯡꯒꯤ ꯀꯩꯅꯣ ꯑꯁꯤꯅ ꯂꯣꯏꯔꯦ ꯃꯃꯤꯡꯒꯤ ꯃꯇꯥꯡꯁꯦ ꯁꯩꯔꯦꯡꯁꯦ ꯄꯥꯖꯔꯒꯦ ꯅꯤꯡꯇꯝꯕ ꯅꯍꯥꯛ ꯑꯁꯦ ꯅꯠꯇꯦ ꯀꯅꯥꯒꯨꯝꯕ ꯆꯦ ꯒꯣꯕꯦꯔꯥ ꯑꯃꯒꯤ ꯁꯔꯤ ꯋꯥꯁꯛ ꯄꯨꯕꯤꯔꯛꯀꯗꯕ ꯑꯩꯒꯤꯗꯃꯛ ꯅꯤꯡꯇꯝꯕ ꯆꯥꯛꯂꯤꯕ ꯃꯩꯅꯤ ꯅꯪꯗꯤ ꯄ꯭ꯔꯣꯃꯦꯊꯤꯌꯁ ꯀꯌꯥꯒꯤ ꯅꯨꯡꯗ ꯈꯥꯡꯂꯤꯕ ꯆꯩꯅꯥ ꯈꯪꯉꯝꯗ꯭ꯔꯕ ꯅꯤꯡꯇꯝꯕ ꯐꯨꯝꯖꯤꯟꯈ꯭ꯔꯕꯅꯤ ꯅꯪꯗꯤ ꯂꯩꯔꯣꯟꯅꯨꯡꯗ ꯂꯨꯝꯂꯕ ꯈꯣꯡꯄꯥꯛ ꯂꯤꯁꯤꯡꯅ ꯅꯦꯠꯁꯤꯟ ꯆꯣꯡꯈꯠꯂꯛꯈꯤꯅꯦ ꯃꯌꯣꯜ ꯅꯧꯅ ꯅꯧ ꯀꯨꯡꯒꯤ ꯅꯣꯡꯂꯤꯛ ꯑꯃꯗ ꯅꯤꯡꯇꯝꯕ ꯁꯥꯠꯂꯤꯕ ꯂꯩꯅꯤ ꯅꯪꯗꯤ ꯖꯨꯛ ꯈꯨꯗꯤꯡ ꯀꯦꯟꯕ ꯈꯨꯏꯊꯕ ꯅꯥꯏꯗ ꯃꯤꯑꯣꯏꯕꯒꯤ ꯅꯨꯡꯗ ꯅꯪ ꯈꯛꯇꯅꯤ ꯂꯦꯡꯗ꯭ꯔꯕ ꯑꯆꯨꯝꯕ ꯑꯣꯏꯗꯕ ꯃꯤꯑꯣꯏꯕꯒꯤ ꯇꯦꯡꯕꯥꯟꯗ ꯀꯅꯥꯅꯁꯨ ꯃꯥꯡꯍꯟ ꯇꯥꯛꯍꯟꯕ ꯉꯝꯗ ꯄꯨꯝꯅꯃꯛ ꯈꯨꯔꯨꯝꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯑꯗꯨ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯆꯠꯂꯨꯕꯩꯗꯨꯒ ꯏꯈꯤꯕ ꯁꯩꯔꯦꯡꯅꯤꯅ ꯑꯣꯖꯥꯅ ꯃꯇꯝꯗꯨꯒ ꯆꯠꯂꯨꯕꯒꯤ ꯋꯥꯍꯩ ꯈꯖꯤꯛꯇꯪ ꯁꯩꯔꯦꯡꯁꯤ ꯏꯕꯒꯤ ꯑꯩꯅ ꯄꯥꯖꯈꯤꯕ ꯁꯩꯔꯦꯡꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯖꯤꯛꯇꯪ ꯁꯩꯔꯦꯡꯁꯦ ꯑꯃꯅꯅꯦ ꯉꯁꯥꯏꯒꯤ ꯏꯕꯨꯡꯉꯣꯗ ꯑꯩꯅꯁꯨ ꯃꯈꯨꯝ ꯑꯣꯏꯅ ꯊꯥꯔꯦ ꯂꯥꯏꯔꯤꯛꯇꯤ ꯌꯥꯎꯗ꯭ꯔꯦ ꯑꯩꯒꯤ ꯁꯥꯏꯟꯁ ꯁꯥꯍꯥ ꯍꯥꯏꯅ ꯑꯃꯁꯨ ꯌꯥꯎꯕꯅꯦ ꯑꯗꯨꯅ ꯙꯀꯥꯒꯤ ꯅꯠꯇꯦ ꯁꯤꯂꯦꯠꯀꯤ ꯄꯣꯄꯔ ꯁꯤꯂꯦꯠꯇꯨꯗ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯕꯪꯒꯥꯂꯤ ꯃꯨꯁꯂꯤꯝ ꯅꯨꯄꯥ ꯃꯆꯥ ꯍꯣꯇꯦꯜ ꯕꯣꯏ ꯑꯃ ꯑꯩꯅ ꯊꯦꯡꯅꯔꯛꯄ ꯑꯗ ꯃꯥꯒꯤ ꯏꯁꯇ꯭ꯔꯤꯠ ꯕꯣꯏ ꯍꯣꯇꯦꯜ ꯕꯣꯏꯅꯤꯗ ꯃꯥꯒꯤ ꯃꯥꯁꯤ ꯑꯗꯨꯒꯤ ꯁꯩꯔꯦꯡꯗꯨꯃꯗꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯗꯣ ꯑꯩꯒꯤ ꯃꯔꯨꯞ ꯁꯤꯂꯥꯅꯗꯤ ꯍꯥꯏꯌꯦ ꯅꯪꯅ ꯏꯔꯤꯗꯣ ꯏꯁꯇ꯭ꯔꯤꯠ ꯕꯣꯏꯅꯤ ꯍꯣꯇꯦൽ ꯕꯣꯏꯅꯤ ꯍꯥꯏꯅ ꯃꯥꯅ ꯑꯗꯨꯒꯤ ꯇꯣꯄꯤꯛꯇꯨꯗꯗꯤ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯆꯠꯂꯨꯕ ꯃꯌꯥꯝꯁꯤꯡꯒꯤ ꯈꯨꯠꯏꯗ ꯀꯔꯤꯗꯁꯨ ꯊꯣꯏꯅ ꯊꯦꯡꯅꯗꯕ꯭ꯔꯥ ꯃꯣꯏ ꯑꯗꯨꯒꯨꯝꯕ ꯃꯤꯗꯨ ꯊꯦꯡꯅꯔꯛꯇ꯭ꯔꯕ꯭ꯔꯥ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯣ ꯑꯃꯁꯨ ꯏꯖꯕꯅꯦ ꯑꯗꯣ ꯁꯩꯔꯦꯡꯁꯨ ꯁꯥꯡꯕꯅꯦ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯏꯁꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯁꯩꯔꯦꯡꯅꯦꯅ ꯂꯧꯖꯩ ꯃꯌꯥꯝꯗꯤ ꯏꯈꯪ ꯈꯪꯕꯤꯗꯕ ꯑꯗꯨ ꯑꯩ ꯉꯁꯤ ꯃꯇꯥꯡ ꯆꯥꯒꯦ ꯁꯤꯗ ꯈꯔ ꯍꯥꯏꯖꯍꯧꯔꯝꯒꯦ ꯑꯗꯨꯃꯁꯨ ꯌꯥꯔꯒꯗꯤ ꯄꯥꯕꯤꯌꯨ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦꯕ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯚꯥꯅꯨꯒꯥꯁꯀ ꯚꯥꯅꯨꯕꯤꯜꯒꯒꯤ ꯑꯣꯖꯥ ꯍꯣꯏꯒꯤ ꯀꯩꯅꯣꯁꯦ ꯁꯣꯔꯥꯗꯣ ꯇꯨꯔꯦꯟ ꯃꯆꯥꯁꯦ ꯇꯨꯔꯦꯟ ꯃꯆꯥꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯄ꯭ꯂꯥꯁꯇꯤꯛ ꯑꯝꯇ ꯇꯥꯗꯕ ꯑꯃꯣꯠꯄ ꯑꯝꯇ ꯎꯗꯕ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯎꯈꯤꯕ ꯑꯩꯈꯣꯏ ꯅꯝꯕꯣꯜ ꯇꯨꯔꯦꯟꯗꯣ ꯑꯩꯈꯣꯏꯅ ꯇꯔꯄꯣꯟꯒꯤ ꯍꯩ ꯔꯥ ꯊꯥꯗꯔꯛꯄ ꯑꯃꯁꯤꯗ ꯂꯣꯡꯗꯥꯎꯒ ꯇꯥꯔꯒ ꯍꯩꯒꯁꯦ ꯌꯥꯅ ꯑꯣꯛꯑꯒ ꯑꯗꯨꯝ ꯆꯥꯕ ꯑꯗꯩ ꯏꯁꯤꯡ ꯈꯣꯔꯥꯡꯉꯦꯒ ꯏꯁꯤꯡ ꯑꯗꯣ ꯈꯨꯖꯣꯛꯀ ꯀꯜꯂꯒ ꯀꯨꯛꯀ ꯊꯛꯆꯟꯕꯗꯣ ꯑꯗꯨꯒꯤ ꯇꯨꯔꯦꯟꯗꯣ ꯑꯗ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯍꯧꯒꯠꯄꯁꯤꯗ ꯇꯨꯔꯦꯟꯁꯤꯒꯤ ꯂꯩꯉꯣꯏ ꯃꯅꯝꯁꯦ ꯏꯁꯤꯡꯒꯤ ꯃꯅꯝꯁꯦ ꯑꯩ ꯆꯍꯤ 9-10ꯒꯤ ꯑꯉꯥꯡ ꯑꯩꯉꯣꯟꯗ ꯐꯤꯜ ꯇꯧꯋꯦꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯈ꯭ꯔꯕ ꯃꯥꯡꯈ꯭ꯔꯕ ꯂꯣꯁ ꯋꯥꯔꯜ ꯑꯃꯅꯦꯕ ꯑꯗꯣ ꯀꯩꯅꯣꯁꯤꯗꯩꯗ ꯁꯣꯔꯥꯁꯦ ꯍꯃꯣꯡ ꯈꯨꯜꯒꯤ ꯁꯣꯔꯥꯁꯦ ꯋꯥꯡꯃꯗ ꯏꯕꯨꯡꯉꯣ ꯍꯣꯏꯒꯤ ꯍꯃꯣꯡ ꯈꯨꯜꯁꯦ ꯂꯩꯗꯣꯏꯅꯦꯕ ꯇꯨꯔꯦꯟ ꯃꯆꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥ ꯑꯩꯈꯣꯏꯒꯤ ꯊꯣꯡ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯦ ꯔꯤꯛꯁꯣꯁꯨ ꯂꯥꯟꯕ ꯑꯗ ꯂꯦꯞꯄꯒ ꯑꯁ ꯑꯩꯅꯅꯦ ꯑꯀꯥꯁꯤ ꯀꯨꯟꯖꯒꯥꯗꯤ ꯂꯣꯏ ꯂꯩꯍꯧꯕꯅꯦ ꯑꯩ ꯚꯥꯞꯅ ꯁꯥꯕ ꯑꯝꯇ ꯅꯠꯆꯗꯦ ꯑꯗ ꯑꯀꯥꯁꯤ ꯄꯥꯝꯕꯤꯁꯤ ꯃꯁꯛ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯏꯕꯦꯝꯃ ꯏꯟꯗ꯭ꯔꯖꯤꯠꯀꯤ ꯈꯣꯏꯔꯣꯝ ꯏꯟꯗ꯭ꯔꯖꯤꯠꯀꯤ ꯏꯅꯥꯎ ꯏꯕꯦꯝꯃ ꯂꯩꯈꯤꯗ꯭ꯔꯦ ꯆꯟꯗ꯭ꯔꯀꯂꯥꯗꯣ ꯃꯥꯅ ꯒꯥꯏꯗꯅꯤ ꯑꯗꯩꯗ ꯑꯥꯗꯒꯤ ꯈꯨꯟꯁꯦ ꯀꯩꯅꯣꯒꯤ ꯏꯕꯨꯡꯉꯣ ꯄ꯭ꯔꯃꯣꯠ ꯍꯣꯏꯒꯤ ꯈꯨꯟꯅꯤ ꯍꯥꯏ
ꯑꯩꯅꯅꯦ ꯅꯨꯡꯁꯤꯕꯁꯦ 이붕어ꯁꯦ ꯁꯛꯇꯤ ꯀꯣꯟꯅ ꯐꯦꯁꯕꯨꯛꯇ ꯀꯔꯤꯗ ꯎꯕꯩ ꯋꯥꯅꯦꯕ ꯑꯗ ꯁꯩꯔꯦꯡꯗ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯀꯩꯅꯣꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯁꯩꯔꯦꯡꯒꯤ ꯑꯩꯈꯣꯏꯅ ꯑꯁꯩꯂꯨꯞꯅ ꯃꯤꯐꯝ ꯑꯃ ꯅꯩꯅꯕꯁꯤ ꯇꯧꯅꯤ ꯍꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯑꯩꯉꯣꯟꯗ ꯑꯍꯜꯂꯣꯟꯈꯩ ꯄꯤꯔꯒ ꯀꯅꯥꯅꯣꯝꯗ ꯁꯩꯔꯦꯡꯈꯩ ꯅꯩꯅꯕ꯭ꯔꯥ ꯈꯪꯗꯦ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯁꯩꯔꯦꯡ ꯅꯩꯅꯅꯤ ꯍꯥꯏꯗꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯍꯦꯛ ꯐꯣꯡꯈꯤꯕ ꯁꯩꯔꯦꯡ ꯄꯨꯝꯅꯃꯛ ꯑꯣꯖꯥ ꯀꯨꯟꯖꯝꯃꯣꯍꯟ ꯍꯣꯏꯗꯒꯤ ꯆꯠꯂꯦ ꯑꯣꯖꯥ ꯀꯨꯟꯖꯝꯃꯣꯍꯟꯗ ꯄꯨꯂꯞ ꯂꯩꯔꯝꯃꯦꯕ ꯄ꯭ꯂꯥꯁꯇꯤꯛ ꯈꯥꯎꯅꯤ ꯄꯨꯂꯞ ꯄꯨꯔꯛꯑꯒ ꯑꯩꯅ ꯄꯨꯂꯞ ꯄꯥꯈ꯭ꯔꯦꯕ ꯑꯗꯨꯅ ꯑꯩꯅ ꯏꯕꯨꯡꯉꯣꯁꯦ ꯈꯪꯉꯦꯕ ꯏꯁꯛ ꯈꯪꯗ꯭ꯔꯤꯉꯩꯗ ꯑꯗ ꯁꯤ ꯍꯥꯃꯣꯡ ꯈꯨꯜꯅꯤ ꯏꯕꯨꯡꯉꯣ ꯄ꯭ꯔꯃꯣꯗ ꯍꯣꯏ ꯈꯨꯜꯅꯤ ꯑꯗ ꯆꯠꯅꯤꯡꯕ ꯑꯩꯅ ꯌꯥꯝꯅ ꯑꯗꯨꯒ ꯋꯥꯄꯟ ꯎꯃꯪ ꯋꯥꯃꯪ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯎꯈꯤꯕ ꯋꯥꯒꯤ ꯋꯥꯃꯛꯇ ꯄꯨꯡꯁꯪ ꯁꯪꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯁꯛꯁꯦ ꯑꯁ ꯍꯦꯛꯇ ꯑꯩꯁꯦ ꯅꯨꯡꯁꯤꯈ꯭ꯔꯦꯕ ꯂꯧꯕꯨꯛ ꯀꯥꯗꯨꯅ ꯐꯖꯔꯤꯕ ꯁꯅꯥꯎ ꯃꯆꯥ ꯀꯥꯏꯗꯣ ꯑꯗꯨꯃꯛ ꯑꯩ ꯏꯃꯤꯠꯅ ꯎꯔꯦ ꯍꯧꯖꯤꯛꯁꯨ ꯎꯖꯔꯤ ꯁꯅꯥꯎ ꯃꯆꯥꯗꯣ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯌꯨꯝ ꯆꯪꯁꯤ ꯌꯥꯗꯕꯗꯣ ꯁꯅꯥꯎ ꯃꯆꯥꯗꯣ ꯑꯗꯒꯤ ꯑꯩꯈꯣꯏ ꯍꯦꯟꯖꯥꯡꯒ ꯂꯩꯔꯨꯔꯀꯥꯟꯗ ꯃꯇꯩ ꯃꯅꯥꯎ ꯑꯩꯈꯣꯏꯒꯤ ꯍꯦꯟꯖꯥꯡ ꯈꯥꯎꯒꯁꯤ ꯄꯨꯔꯒ ꯍꯜꯂꯛꯄ ꯑꯩꯅ ꯐꯤꯂꯝ ꯑꯃ ꯌꯦꯡꯕꯗꯧ ꯂꯦꯞꯄꯒ ꯑꯩꯅ ꯇꯨꯔꯦꯟ ꯑꯗꯒꯤ ꯑꯗꯨꯒꯤ ꯂꯧꯕꯨꯛ ꯑꯗꯒꯤ ꯆꯤꯡ ꯑꯗꯒꯤ ꯇꯥꯝꯅ ꯎꯕ ꯈꯨꯜ ꯑꯗꯩ ꯁꯟꯙ꯭ꯌꯥꯒꯤ ꯃꯝꯁꯤꯜꯂꯛꯄ ꯑꯗꯩ ꯁꯣꯝꯗ ꯑꯩꯈꯣꯏꯗꯤ ꯃꯤꯇꯤꯡ ꯂꯩꯕꯅꯤꯅ ꯍꯟꯗꯕꯁꯨ ꯌꯥꯗ꯭ꯔꯕ ꯃꯇꯝꯁꯨ ꯂꯩꯇ꯭ꯔꯕ ꯑꯗꯨꯒ ꯑꯩꯅ ꯌꯥꯝ ꯅꯤꯡꯉꯝꯗꯅ ꯑꯗꯨ ꯌꯦꯡꯉꯝꯃꯒ ꯂꯥꯛꯄ ꯑꯗꯒꯤ ꯃꯇꯝꯗꯣ ꯂꯧ ꯈꯥꯎꯕ ꯃꯇꯝ ꯑꯣꯏꯕꯒꯤ ꯑꯩꯈꯣꯏꯒꯤꯗꯤ ꯂꯧꯕꯨꯛ ꯅꯣꯕꯦꯝꯕꯔ ꯗꯤꯁꯦꯝꯕꯔ ꯂꯧ ꯈꯥꯎ ꯃꯇꯝꯅꯤ ꯍꯣꯏ ꯂꯧ ꯈꯥꯎꯕꯁꯦ ꯑꯩꯈꯣꯏꯗꯤ ꯂꯧꯕꯨꯛꯇ ꯈꯥꯎꯋꯦ ꯏꯕꯨꯡꯉꯣ ꯍꯣꯏꯒꯤꯗꯨꯗꯅ ꯁꯨꯃꯥꯡ ꯃꯇꯣꯟꯁꯤꯗ ꯐꯛꯂꯣꯡ ꯊꯥꯔꯒ ꯂꯧ ꯈꯥꯎꯔꯝꯃꯦꯕ ꯑꯗꯨꯗ ꯐꯣꯏꯕꯤꯁꯤꯅ ꯀꯩꯅꯣꯗ ꯑꯀꯣꯡ ꯆꯥꯝꯕꯒꯤ ꯌꯨꯝꯗ ꯂꯦꯛꯀꯦ ꯍꯥꯏꯕꯁꯤꯗ ꯑꯀꯣꯡ ꯆꯥꯝꯕꯤꯁꯤꯅ ꯂꯦꯛꯀꯅꯨꯅ ꯑꯗꯩ ꯃꯥꯅ ꯍꯦꯛ ꯉꯝꯗꯅ ꯅꯝꯗꯅ ꯌꯦꯅꯈꯥꯗꯨ ꯂꯤꯛꯑꯀꯥꯟꯗ ꯃꯥꯅ ꯆꯠꯂꯝꯗꯥꯏꯗ ꯅꯪ ꯁꯨꯃꯥꯡꯁꯤꯗꯩꯗ ꯀꯩꯅꯣꯗꯣ ꯐꯛ ꯄꯨꯊꯣꯔꯛꯎ ꯐꯧꯒꯤ ꯑꯗꯨꯒ ꯑꯩ ꯖꯒꯣꯏ ꯁꯥꯕꯤꯔꯝꯒꯦ ꯀ ꯍꯥꯏꯔꯒ ꯃꯥꯅ ꯖꯒꯣꯏ ꯁꯥꯔꯝꯃꯀꯥꯟꯗ ꯐꯧꯅ ꯆꯤꯡꯗꯨꯝ ꯄꯩꯔꯒ ꯆꯠꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯩ ꯈꯪꯗꯦꯕ ꯀꯩꯅꯣꯕꯨ ꯑꯩꯈꯣꯏꯅ ꯁꯨꯃꯥꯡꯗ ꯐꯧꯁꯦ ꯌꯩꯗꯕꯅꯤꯅ ꯑꯗꯨꯒ ꯃꯥꯅꯨꯒꯥꯁ ꯌꯧꯔꯀꯥꯟꯗꯗꯤ ꯁꯨꯃꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯐꯛꯂꯣꯡꯁꯦ ꯊꯥꯔꯀꯥꯟꯗ ꯐꯧꯁꯤ ꯌꯩꯔꯀꯥꯟꯗ ꯂꯦꯝꯍꯧꯕ ꯐꯧꯁꯤ ꯎꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯐꯧꯑꯣꯏꯕꯤꯒꯤ ꯋꯥꯔꯤꯁꯦ ꯑꯩꯉꯣꯟꯗ ꯃꯌꯦꯛ ꯁꯦꯡꯉꯛꯑꯦꯕ ꯑꯣ ꯁꯤꯅ ꯑꯣꯏꯔꯦ ꯃꯥꯅ ꯐꯛ ꯊꯥꯔꯝꯃꯣ ꯑꯩ ꯐꯧꯒꯤ ꯖꯒꯣꯏ ꯁꯥꯕꯤꯔꯝꯒꯦ ꯍꯥꯏꯔꯀꯥꯟꯗ ꯃꯥꯅ ꯐꯧꯒꯤ ꯖꯒꯣꯏ ꯁꯥꯕꯁꯦ ꯉꯁꯥꯏ ꯐꯧ ꯌꯩꯕꯗ ꯑꯩꯈꯣꯏꯒꯤ ꯖꯒꯣꯏ ꯁꯥꯕꯒꯨꯝꯕꯅꯤꯅ ꯉꯁꯥꯏꯒꯤ ꯆꯩꯔꯣꯡ ꯄꯥꯏꯔ ꯌꯩꯗꯣꯏꯅꯤꯗꯅ ꯑꯗꯨꯒ ꯁꯅꯥ ꯐꯧꯁꯤꯅ ꯂꯩꯍꯧꯔꯀꯥꯟꯗ ꯃꯥ ꯆꯠꯈꯤꯕꯗ ꯑꯀꯣꯡ ꯆꯥꯝꯕ ꯂꯥꯛꯑꯀꯥꯟꯗ ꯐꯧꯁꯤ ꯎꯕꯗ ꯑꯀꯣꯡ ꯆꯥꯝꯕꯤ ꯐꯧꯑꯣꯏꯕꯤ ꯂꯥꯛꯑꯝꯃꯦꯒ ꯈꯪꯕꯒꯗꯣ ꯑꯗꯨꯝꯍꯥꯏꯅꯅꯦ ꯈꯪꯗꯦ ꯑꯩꯁꯦ ꯑꯩ ꯂꯣꯁ ꯋꯥꯔꯜ ꯑꯃ ꯑꯃꯨꯛ ꯊꯦꯡꯅꯕꯗꯧꯅꯅꯦ ꯚꯥꯅꯨꯒꯥꯁꯤꯗ ꯏꯕꯨꯡꯉꯣꯏꯒꯤꯗꯣ ꯚꯥꯅꯨꯒꯥꯁ ꯅꯠꯇ꯭ꯔꯣ ꯚꯥꯅꯨꯒꯥꯁ ꯚꯥꯅꯨꯕꯤꯜꯅ ꯁꯨꯝ ꯂꯩꯍꯧꯔꯦꯗꯅ ꯚꯥꯅꯨꯕꯤꯜꯗꯅ ꯏꯍꯥꯟ ꯍꯥꯟꯕ ꯂꯧꯃꯤꯒꯤ ꯃꯨꯞꯃꯦꯟꯁꯦ ꯚꯥꯅꯨꯒꯥꯁꯇ ꯍꯧꯔꯛꯑꯦ ꯚꯥꯅꯨꯒꯥꯁꯇꯒꯤ ꯅꯠꯇꯦ ꯚꯥꯅꯨꯕꯤꯜꯗ ꯑꯩꯈꯣꯏ ꯚꯥꯅꯨꯒꯥꯁ ꯍꯥꯏꯁꯤꯅ ꯈꯨꯟ ꯃꯌꯥꯝꯁꯦ ꯄꯨꯟꯁꯤꯜꯂꯒ ꯑꯦꯁ ꯀꯩꯅꯣ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄꯟꯆꯥꯌꯠ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅ ꯂꯧꯕ ꯚꯥꯅꯨꯒꯥꯁ ꯍꯣꯏ ꯑꯗꯨꯒ ꯑꯩ ꯈꯨꯟꯁꯤꯡꯅ ꯃꯨꯟꯅꯕꯨꯗꯤ ꯚꯥꯅꯨꯒꯥꯁ ꯈꯪꯖꯗꯦ ꯍꯥꯃꯣꯡꯀꯨꯜ ꯑꯩꯈꯣꯏꯗꯨꯅ ꯍꯥꯃꯣꯡꯀꯨꯜ ꯍꯥꯏꯔꯦ ꯍꯣꯏ ꯑꯗ ꯚꯥꯅꯨꯕꯤꯜꯒꯤ ꯂꯧꯕꯨꯛꯇꯅ ꯏꯔꯥꯕꯣꯛꯀꯤ ꯃꯨꯔꯇꯤꯁꯨ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯂꯩꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯑꯃꯁꯨ ꯐꯣꯡꯉꯦꯗꯅ ꯁꯥꯃꯨꯗ ꯑꯩꯈꯣꯏꯒꯤ ꯁꯥꯃꯨ ꯐꯥꯖꯤꯜꯂꯒ ꯀꯩꯅꯣ ꯇꯧꯕꯗ ꯃꯣꯏꯅ ꯃꯩ ꯇꯧꯔꯒ ꯁꯥꯃꯨ ꯇꯥꯟꯕꯒꯤ ꯑꯗꯨꯅ ꯀꯣꯟꯅ ꯕꯦꯡꯒꯣꯜꯗ ꯍꯧꯈꯤꯕ ꯍꯣꯜ ꯄꯤꯖꯥꯟ ꯃꯨꯞꯃꯦꯟꯁꯦ ꯃꯩꯇꯩꯅ ꯃꯌꯥꯝꯅ ꯖꯃꯤꯟꯗꯥꯔꯒ ꯈꯠꯅꯕꯗꯒꯤ ꯍꯧꯒꯦꯅ ꯑꯩꯈꯣꯏꯅ ꯚꯥꯅꯨꯕꯤꯜ ꯀ꯭ꯔꯤꯁꯣꯛ ꯄ꯭ꯔꯖꯥ ꯑꯟꯗꯣꯂꯟ ꯍꯥꯏꯅ ꯍꯥꯏꯔꯦ ꯍꯣꯏ ꯑꯩꯈꯣꯏꯅꯕꯨ ꯍꯧꯔꯝꯃꯦꯕ ꯑꯗꯩ ꯑꯩꯈꯣꯏꯅ ꯏꯁꯥꯁꯦ ꯌꯥꯝꯅ ꯍꯟꯊꯖꯕꯅꯦꯕ ꯑꯩꯈꯣꯏꯁꯤ ꯅꯣꯔꯠ ꯏꯁ ꯏꯟꯗꯤꯌꯥꯗ ꯍꯣꯜ ꯕꯦꯡꯒꯣꯜ ꯐꯥꯎꯕꯗ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯊꯧꯅꯥ ꯐꯕꯁꯦ ꯑꯩꯈꯣꯏ ꯍꯥꯏꯔꯤꯅꯦ ꯑꯩꯈꯣꯏꯅ ꯄꯟꯖꯥꯕ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯝꯃꯗꯤ ꯏꯟꯗꯤꯌꯥꯁꯤ ꯑꯃꯅ ꯑꯃꯨꯛ ꯂꯧꯁꯟ ꯑꯃꯅ ꯑꯃꯨꯛ ꯂꯧꯁꯜꯂꯝꯃꯣꯏ ꯑꯩꯈꯣꯏ ꯂꯣꯏ ꯉꯥꯛꯑꯒ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯤꯗꯀꯣ ꯑꯁꯥꯁꯦ ꯑꯩꯈꯣꯏꯁꯤ ꯑꯩꯁꯤ ꯏꯁꯥꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯋꯥꯡꯅ ꯂꯧꯃꯟꯗꯅ ꯍꯥꯏꯕ ꯃꯤꯅ ꯍꯩꯅꯗꯕꯁꯨ ꯌꯥꯎꯔꯕꯅꯦ ꯑꯗꯨ ꯀꯩꯗꯧꯕꯩ ꯂꯧꯔꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏ ꯑꯁꯥꯝ ꯊꯧꯔꯤꯁꯤꯗꯤ ꯑꯁꯥꯝ ꯀꯜꯂꯤꯁꯤꯗꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯍꯧꯔꯤ ꯑꯩꯈꯣꯏꯅ ꯕꯦꯡꯒꯣꯂꯤꯁ ꯃꯌꯥꯝꯁꯦ ꯃꯣꯏ ꯔꯥꯏꯇꯤꯡ ꯍꯣꯏ ꯐꯖꯩ ꯃꯣꯏ ꯔꯥꯏꯇꯤꯡ ꯌꯥꯝ ꯐꯖꯩ ꯀꯩꯅꯣ ꯃꯣꯏꯅ ꯍꯥꯜꯂꯦ ꯕ꯭ꯔꯤꯇꯤꯁ ꯏꯖꯨꯀꯦꯁꯟ ꯋꯦꯁꯇꯔꯟ ꯏꯖꯨꯀꯦꯁꯟ ꯃꯣꯏꯅ ꯍꯥꯟꯈ꯭ꯔꯦ ꯑꯗꯒꯤ ꯃꯤ ꯚꯒꯕꯥꯟ ꯕꯨꯙ ꯄꯣꯛꯏꯕ ꯂꯩꯕꯥꯛꯅꯤ ꯑꯁꯣꯛ ꯄꯣꯛꯏꯕ ꯂꯩꯕꯥꯛꯅꯤ ꯋꯥꯏ ꯕꯦꯡꯒꯣꯜꯗ ꯃꯌꯦꯛ ꯄꯨꯊꯣꯛꯏꯅꯤ ꯑꯩꯈꯣꯏ ꯑꯗꯨꯁꯦ ꯑꯦꯛꯁꯦꯞ ꯇꯧꯒꯗꯕꯅꯤ ꯃꯌꯦꯛꯁꯦ ꯑꯩ ꯑꯗꯨꯒꯤ ꯖꯔꯅꯤꯗꯨꯅꯦꯕ ꯑꯩꯅ ꯀꯣꯔꯇꯣꯌꯥꯗ ꯏꯖꯔꯤꯗꯣ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯟ ꯏꯕ ꯂꯝꯕꯤ ꯊꯣꯡ ꯐꯕ ꯕꯤꯜꯗꯤꯡ ꯐꯖꯕ ꯏꯕ ꯗꯔꯀꯥꯔ ꯂꯩꯇ꯭ꯔꯦ ꯏꯟꯅꯔ ꯖꯔꯅꯤ ꯑꯣꯟꯈ꯭ꯔꯦꯕ ꯕꯦꯡꯒꯣꯜꯒꯤ ꯃꯅꯨꯡꯗ ꯂꯣꯠꯂꯒ ꯂꯩꯕ ꯒ꯭ꯌꯥꯟꯒꯤ ꯑꯗꯣꯝꯗ ꯆꯠꯈ꯭ꯔꯦꯕ ꯅꯦꯆꯔꯦꯜꯂꯤ ꯆꯠꯆꯈꯤꯕꯅꯤ ꯑꯩ ꯆꯠꯀꯦ ꯅꯠꯇꯦꯕ ꯑꯗꯨꯅ ꯑꯃꯨꯛ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯑꯍꯥꯟꯕ ꯏꯕꯨꯡꯉꯣꯒꯤ ꯈꯨꯜꯁꯤ ꯌꯧꯔꯛꯄ ꯀꯥꯟꯗꯅꯦ ꯑꯩꯁꯦ ꯁꯨꯝꯍꯠꯄꯗꯨꯅꯦꯕ ꯑꯗꯨꯅꯤꯗ ꯋꯥꯁꯦ ꯄꯔꯦꯡ ꯑꯣꯖꯥ ꯂꯥꯛꯀꯅꯤ ꯃꯊꯪ ꯑꯗꯨꯅꯅꯦ ꯑꯩꯅ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗ ꯍꯥꯏꯇꯥꯔꯦ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗꯇ ꯃꯤ ꯂꯣꯏ ꯐꯔꯦ ꯍꯥꯏꯕ ꯇꯥꯔꯦ no
ꯃꯊꯪꯒꯤ episode ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯑꯣꯖꯥꯗꯁꯨ ꯑꯩꯅ ꯍꯪꯅꯤꯡꯕ ꯑꯗꯩꯗꯤ ꯑꯣꯖꯥꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯄꯥꯔꯨꯕꯗ ꯁꯩꯔꯦꯡꯗꯗꯤ ꯀꯌꯥ ꯀꯩꯅꯣ ꯇꯧꯔꯛꯄ ꯂꯥꯏꯔꯤꯛ ꯄꯥꯔꯨꯕꯗ ꯑꯗꯒꯤꯗꯤ ꯑꯣꯖꯥꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯉꯁꯥꯏ ꯑꯣꯖꯥꯅ ꯁꯨꯝ ꯏꯟꯗꯤꯌꯥꯒꯤ ꯑꯌꯥꯝꯕ ꯁꯤꯇꯤꯁꯤꯡꯗ ꯆꯠꯂꯨꯕꯒꯤ ꯅꯣꯠ ꯑꯣꯟꯂꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯄꯥꯟ ꯂꯝꯗ ꯆꯠꯂꯨꯕꯒꯤ ꯋꯥꯔꯤ ꯁꯣ ꯑꯥꯏ ꯗꯣꯟ ꯅꯣ ꯍꯥꯎ ꯃꯦꯅꯤ ꯈꯪꯗꯦ ꯄꯨꯡ ꯀꯌꯥ ꯆꯪꯈꯤꯒꯗꯕ ꯑꯗꯨꯒꯤ ꯀꯩꯅꯣꯁꯤꯡꯗꯨꯁꯨ ꯊꯦꯡꯅꯔꯛꯄꯁꯤꯡꯗꯨ ꯈꯔ ꯇꯧꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯣꯏꯅ ꯁꯨꯝ ꯃꯌꯥꯝꯅꯁꯨ ꯇꯥꯅꯤꯡꯕ ꯃꯌꯥꯝꯒꯤꯁꯨ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯍꯧꯅꯕꯁꯨ ꯈꯔ ꯑꯩ ꯁꯨꯝ ꯈꯪꯖꯅꯤꯡꯕ ꯑꯩ ꯏꯁꯥꯒꯤꯁꯨ ꯈꯪꯖꯅꯤꯡꯕ ꯈꯔ ꯂꯩꯔꯦ ꯑꯗꯨꯒꯤꯗꯤ ꯃꯊꯪꯗ ꯑꯣꯏꯅ ꯄꯨꯖꯔꯛꯀꯦ ꯑꯗꯨꯒꯩꯗꯨꯒ ꯉꯁꯤ ꯌꯥꯝꯅꯗꯤ ꯋꯥꯔꯤꯁꯤ ꯁꯝꯖꯔꯔꯣꯏ ꯁꯤꯒ ꯋꯥꯍꯪ ꯑꯃ ꯂꯥꯛꯏ ꯁꯥꯏꯈꯣꯝ ꯘꯅꯁ꯭ꯌꯥꯝ ꯁꯤꯡꯍ ꯃꯥꯒꯤ ꯑꯣꯖꯥꯕꯨ ꯈꯨꯔꯨꯝꯖꯔꯤ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥ ꯑꯏꯕꯁꯤꯡꯗ ꯃꯥꯏꯁꯦ ꯑꯏꯕꯗ ꯑꯣꯏꯅ ꯍꯥꯏ ꯑꯏꯕꯁꯤꯡꯗ ꯇꯧꯍꯟꯅꯤꯡꯕ ꯋꯥꯐꯝ ꯈꯔꯗꯪ ꯊꯝꯕꯤꯔꯝꯃꯨ ꯑꯁꯤ ꯇꯪꯇꯪ ꯍꯥꯏꯕꯤꯔꯝꯃꯣ ꯑꯣꯖꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯃꯊꯪꯗ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤ ꯀꯣꯟꯅ ꯋꯥꯍꯪ ꯄꯥꯎꯈꯨꯝꯗ ꯀꯣꯟꯅ ꯂꯥꯛꯀꯅꯤ ꯍꯣꯏ ꯑꯩꯈꯣꯏꯅ ꯇꯧꯍꯟꯅꯤꯡꯕ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ ꯑꯗꯣꯝꯅ ꯏꯅꯤꯡꯕꯗꯨ ꯏꯕꯤꯌꯨ ꯀꯔꯤ ꯀꯅꯥꯅ ꯇꯥꯛꯀꯗꯣꯏꯅꯣ ꯑꯦꯗꯚꯥꯏꯁ ꯍꯥꯏꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯅꯤꯡꯗꯕꯅꯤ ꯑꯩꯅ ꯍꯦꯛ ꯇꯟꯕꯗ ꯄꯥꯎꯇꯥꯛ ꯄꯤꯕꯤꯌꯨ ꯍꯥꯏꯕꯁꯤ ꯃꯔꯨ ꯑꯣꯏ ꯑꯩ ꯇꯩꯅꯗꯕ ꯃꯤꯅ ꯄꯤꯕ ꯄꯥꯎꯇꯥꯛꯁꯦ ꯑꯩꯁꯨ ꯁꯨꯡꯂꯧ ꯂꯧꯗꯦ ꯑꯗꯨꯅꯅꯦ ꯏꯁꯥꯅ ꯆꯠꯄꯤꯌꯨ ꯏꯁꯥꯅ ꯏꯅꯤꯡꯕꯗꯨ ꯏꯕꯤꯌꯨ ꯀꯣꯂꯣꯝ ꯄꯥꯏꯔꯤꯗꯨ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯅ ꯇꯥꯛꯄ ꯏꯅꯕꯔꯣ ꯑꯩꯅ ꯊꯦꯡꯅꯔꯛꯇꯕ ꯂꯝꯕꯤꯗ ꯑꯗꯨꯝ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯃꯠꯇ ꯃꯥꯟꯅꯗꯦ ꯑꯣꯖꯥ ꯏꯕꯨꯡꯉꯣ ꯄ꯭ꯔꯃꯣꯗꯀꯤ ꯄꯨꯟꯁꯤꯅ ꯑꯃꯅꯤ ꯑꯩꯒꯤꯅ ꯑꯃꯅꯤ ꯑꯩꯅ ꯊꯦꯡꯅꯕꯗꯨ ꯏꯗꯅ ꯀꯔꯤ ꯏꯗꯣꯔꯤꯅꯣ ꯋꯥꯔꯤꯕꯨ ꯍꯥꯏꯔꯤꯕ ꯏꯁꯥꯅꯅꯦ ꯅꯍꯥ ꯑꯏꯕꯁꯤꯡꯁꯦ ꯀꯔꯤꯗꯧꯕ ꯊꯣꯛꯄꯤꯔꯛꯏꯅꯣ ꯏꯅꯤꯡꯕ ꯑꯃ ꯂꯩ ꯊꯣꯛꯂꯛꯏ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯏꯅꯤꯡꯕꯗꯨ ꯏꯕꯤꯔꯛꯑꯣ ꯑꯩꯒꯤ ꯋꯥꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯣꯖꯥ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯂꯥꯛꯑꯁꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯒ ꯑꯩꯒꯤ ꯑꯣꯖꯥꯒꯤ ꯐꯣꯇꯣ ꯈꯖꯤꯛꯇꯪ ꯑꯩꯅ ꯃꯌꯥꯝꯗꯁꯨ ꯀꯩꯅꯣ ꯌꯦꯡꯍꯜꯂꯒ ꯑꯁꯤꯒꯤ ꯁꯤꯡꯁꯤ ꯂꯣꯏꯁꯤꯟꯕ ꯑꯣꯏꯅ ꯑꯁꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯁꯤꯒꯤ ꯍꯣꯏ ꯀꯩꯅꯣꯁꯤꯡꯁꯤꯒ ꯁꯨꯝ ꯆꯪꯖꯔꯛꯑꯒꯦ ꯑꯗꯨꯒ ꯑꯁꯤꯒꯤꯒ ꯎꯔꯤꯕ ꯐꯣꯇꯣꯁꯤꯡꯁꯤꯒꯤ ꯃꯇꯥꯡꯗ ꯈꯖꯤꯛꯇꯪ ꯍꯥꯏꯕꯤꯔꯒ ꯑꯣꯖꯥ ꯎꯏꯀꯣ ꯁꯤꯗ ꯍꯣꯏ ꯑꯣꯏꯔꯤꯁꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯨꯅꯤꯜ ꯒꯣꯒꯣꯄꯠꯇꯥꯏꯒ ꯑꯣꯖꯥꯒ ꯎꯅꯕꯒꯤ ꯀꯩꯅꯣꯁꯦ ꯁꯣꯔꯤ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗ ꯄꯤꯕꯒꯤ ꯑꯣꯀꯦ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗ ꯂꯧꯕꯒꯤ ꯀꯩꯅꯣꯗ ꯀꯜꯀꯇꯥꯗꯔꯣ ꯗꯤꯜꯂꯤꯗꯔꯣꯁꯦ ꯃꯥꯅ ꯗꯤꯜꯂꯤꯗ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯔꯝꯃꯦ ꯑꯣꯀꯦ ꯑꯦꯀꯥꯗꯃꯤꯒꯤ ꯁꯥꯍꯤꯇ꯭ꯌ ꯑꯀꯥꯗꯃꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯔꯤꯉꯩ ꯃꯇꯝꯒꯤꯅꯤ ꯄ꯭ꯔꯁꯤꯗꯦꯟꯁꯨ ꯑꯣꯏꯕ ꯑꯗꯣ ꯃꯥꯒꯤ ꯃꯈꯨꯠꯃꯛꯇꯒꯤ ꯑꯩ ꯑꯦꯋꯥꯔꯗ ꯂꯧꯕꯒꯤ ꯂꯥꯏꯕꯛ ꯐꯕꯁꯨ ꯐꯪꯖꯈꯤ ꯁꯨꯅꯤꯜ ꯒꯪꯒꯄꯗꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯄꯥꯝꯅ ꯃꯥꯒꯤ ꯎꯄꯟꯅꯥꯁ ꯅꯣꯚꯦꯜ ꯑꯗꯨꯒ ꯂꯣꯏꯅ ꯁꯩꯔꯦꯡ ꯃꯔꯨꯑꯣꯏꯅ ꯁꯩꯔꯦꯡꯅꯤ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯨ ꯅꯣꯚꯦꯜꯁꯨ ꯌꯥꯝꯅ ꯐꯥꯎꯏ ꯑꯁꯤꯁꯨ ꯑꯗꯨꯒꯤ ꯁꯦꯝ ꯀꯩꯅꯣꯗꯅꯤꯀꯣ ꯑꯣꯖꯥ ꯃꯥꯅꯦ ꯁꯤꯁꯦ ꯑꯗꯨꯒꯤꯗ ꯑꯩꯒꯤ ꯁ꯭ꯄꯤꯆ ꯄꯤꯌꯨ ꯍꯥꯏꯕ ꯃꯊꯪꯒꯤ ꯁꯦꯁꯟꯗ ꯑꯗꯨꯒꯤ ꯃꯅꯥ ꯂꯧꯕ ꯅꯨꯃꯤꯠ ꯑꯃ ꯂꯩꯔꯦ ꯑꯗꯩ ꯅꯣꯡꯉꯥꯜꯂꯒ ꯔꯥꯏꯇꯔ ꯈꯔ ꯈꯜꯂꯒ ꯑꯦꯋꯥꯔꯗꯤ ꯈꯔ ꯈꯜꯂꯒ ꯋꯥ ꯉꯥꯡꯍꯟꯕꯗ ꯑꯩꯉꯣꯟꯗꯁꯨ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯗꯅ ꯐꯪꯈꯤꯕ ꯑꯗ ꯑꯩꯅ ꯏꯖꯕ ꯄꯦꯄꯔ ꯃꯆꯥ ꯑꯃ ꯑꯩꯅ ꯄꯥꯊꯣꯛꯄꯒꯤ ꯑꯩꯅ ꯃꯌꯥꯝꯗ ꯎꯍꯟꯖꯅꯤꯡꯗꯅ ꯂꯧꯈꯠꯂꯛꯄꯅꯦ ꯑꯗꯒꯤꯗꯤ ꯑꯁꯤꯅ ꯐꯦꯃꯤꯅꯤꯖꯝ ꯏꯟ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔ ꯑꯁꯤ 2008ꯀꯤꯗ ꯀꯪꯂꯥ ꯍꯣꯜ ꯏꯝꯐꯥꯜ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯐꯣꯡꯕ꯭ꯔꯥ ꯑꯥꯏ ꯐꯥꯎꯟ ꯑꯩꯅ ꯂꯥꯏꯔꯤꯛ ꯃꯆꯥ ꯑꯃ ꯂꯥꯏꯔꯤꯛꯇꯤ ꯅꯠꯇꯦ ꯑꯩꯅ ꯑꯣꯟꯂꯥꯏꯟꯗ ꯐꯪꯕꯅꯤ ꯈꯖꯤꯛ ꯅꯩꯅꯕ ꯍꯣꯏ ꯐꯦꯃꯤꯅꯤꯖꯝꯒꯤ ꯃꯇꯥꯡꯗꯈꯔ ꯅꯩꯅꯕ ꯈꯔꯗꯤ ꯐꯪꯈ꯭ꯔꯦ ꯑꯁꯤꯗꯃꯛ ꯅꯩꯅꯕ ꯀꯩꯅꯣꯗꯗꯤ ꯑꯁꯤꯒꯗꯤ ꯅꯠꯇꯦ ꯑꯁꯤ ꯅꯠꯇꯦ ꯑꯇꯣꯞꯄ ꯀꯩꯅꯣ ꯑꯁꯤꯒꯤꯁꯤꯅ ꯀꯔꯝꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯁꯦꯝꯕꯅꯣ ꯁꯥꯍꯤꯇ꯭ꯌ ꯃꯁꯤ ꯑꯦꯀꯥꯗꯃꯤ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤꯅ ꯁꯤꯟꯕꯅꯦ ꯃꯣꯏꯅ ꯁꯤꯜꯂꯒ ꯑꯩ ꯄꯦꯄꯔ ꯔꯤꯗꯔ ꯑꯣꯏꯕ ꯑꯣꯏꯔ ꯃꯥꯅꯦ ꯑꯣꯀꯦ ꯑꯣꯖꯥ ꯑꯣꯀꯦ ꯑꯩꯈꯣꯏꯁꯦ ꯐꯝꯃꯤꯕ ꯑꯩꯈꯣꯏ ꯃꯔꯤꯁꯦ ꯄꯦꯄꯔ ꯔꯤꯗꯔ ꯑꯣꯏꯔꯒ ꯃꯇꯥꯏ ꯑꯣꯏꯅ ꯂꯦꯡꯁꯤꯜꯂꯤꯕ ꯑꯩꯈꯣꯏ ꯑꯣꯖꯥ ꯖꯣꯏꯆꯟꯗ꯭ꯔꯅ ꯃꯣꯗꯔꯦꯇꯔ ꯑꯣꯏꯕ ꯑꯣꯀꯦ ꯑꯣꯏꯈꯤ ꯃꯥꯅꯦ ꯀꯪꯂꯥ ꯍꯣꯜꯗ ꯇꯧꯕꯅꯦ ꯃꯁꯤ ꯀꯪꯂꯥ ꯍꯣꯜ ꯏꯝꯐꯥꯜ ꯃꯊꯪ ꯐꯝꯃꯤꯁꯦ ꯀꯩꯅꯣꯒꯤ ꯑꯦꯝ ꯌꯨꯒꯤ ꯏꯪꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯣꯖꯥ ꯊꯧꯅꯥꯎꯖꯝ ꯔꯇꯟ ꯀꯨꯃꯥꯔ ꯑꯗꯒꯤ ꯑꯃꯅ ꯈꯪꯖꯩ ꯏꯝꯐꯥꯜ ꯀꯣꯂꯦꯖꯀꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯃꯔꯨꯞ ꯃꯣꯏꯔꯥꯡꯊꯦꯝ ꯄꯤꯔꯕꯗ ꯃꯊꯪꯅ ꯍꯧꯖꯤꯛ ꯌꯨꯅꯤꯚꯔꯁꯤꯇꯤ ꯍ꯭ꯌꯨꯃꯦꯅꯤꯇꯤꯁꯀꯤ ꯗꯤꯟ ꯑꯣꯏꯔꯤꯕ ꯑꯣꯖꯥ ꯑꯣꯖꯥ ꯅꯥꯄ꯭ꯔꯨꯝ ꯑꯣꯏꯔꯝꯃꯤ ꯑꯔꯨꯟ ꯃꯊꯪꯗꯅ ꯑꯩ ꯂꯩꯔꯦ ꯑꯩꯈꯣꯏ ꯃꯔꯤꯅ ꯄꯦꯄꯔ ꯄꯥꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯁꯤꯅ ꯀꯔꯝꯕ ꯂꯥꯏꯔꯤꯛ ꯐꯣꯡꯕꯒꯤ ꯍꯣꯏ ꯃꯇꯥꯡ ꯁꯤꯅ ꯑꯩꯒꯤ ꯏꯗꯨ ꯅꯤꯡꯊꯧꯁꯦ ꯑꯣꯀꯦ ꯏꯗꯨꯅꯤꯡꯊꯧ ꯏꯗꯨ ꯅꯤꯡꯊꯧꯁꯤ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗ ꯐꯪꯉꯦ ꯍꯥꯏꯕꯗꯨꯗ ꯁꯤꯒꯤ ꯐꯪꯁꯟꯁꯦ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄ ꯑꯗꯒꯤ ꯖꯔꯅꯦꯂꯤꯁ ꯃꯌꯥꯝ ꯌꯨꯝꯗ ꯂꯥꯛꯑꯦ ꯃꯣꯏꯅ ꯂꯥꯏꯔꯤꯛꯇꯨ ꯄꯥꯏꯔꯒ ꯐꯣꯇꯣ ꯅꯝꯁꯦꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯅꯝꯈꯤꯕ ꯖꯥꯠꯅꯤ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯁꯤꯅ ꯑꯣꯖꯥ ꯀꯥꯂꯤꯃ ꯀꯛꯆꯤꯡꯒꯤꯅꯦ ꯑꯆꯧꯕ ꯄ꯭ꯂꯦꯔꯥꯏꯠꯅꯦ ꯂꯩꯈꯤꯗ꯭ꯔꯦ ꯑꯣꯀꯦ ꯃꯣꯏꯒꯤ ꯊꯧꯕꯥꯜ ꯂꯣꯝꯗ ꯑꯦꯋꯥꯔꯗ ꯑꯃ ꯄꯤꯕ ꯃꯁꯤ ꯄ꯭ꯔꯃꯣꯗꯤꯅꯤ ꯅꯤꯡꯁꯤꯡ ꯑꯦꯋꯥꯔꯗ ꯍꯥꯏꯗꯅ ꯑꯃ ꯃꯥꯅ ꯄꯤꯕꯤꯕꯅꯦ ꯁꯤ ꯐꯣꯇꯣꯁꯦ ꯂꯩꯔꯝꯃꯦ ꯑꯗ ꯑꯩꯅ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯊꯥꯒꯠꯄꯅꯦ ꯑꯣꯀꯦ ꯑꯁꯤꯅ 2002 ꯌꯥꯝ ꯉꯜꯂꯤꯉꯩ ꯃꯇꯝꯒꯤꯅꯤ ꯍꯣꯏ 2002 ꯁꯤꯅ ꯒꯨꯋꯥꯍꯥꯇꯤꯗ ꯅꯦꯁꯅꯦꯜ ꯋꯨꯃꯟꯁ ꯄꯣꯏꯠ ꯃꯤꯠ ꯑꯃ ꯁꯤꯟꯕ ꯃꯁꯤꯁꯨ ꯋꯥꯔꯤꯗꯤ ꯌꯥꯝ ꯁꯥꯡꯈ꯭ꯔꯅꯤ
ꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯁꯤꯒꯤ ꯐꯣꯇꯣꯁꯤꯅ ꯑꯣꯖꯥ ꯃꯅꯤꯟꯗ꯭ꯔ ꯀꯟꯁꯝꯒꯤ ꯐꯦꯁꯕꯨꯛꯇꯒꯤ ꯑꯣꯖꯥꯒꯤꯗꯨꯒ ꯌꯥꯎꯔꯝꯕꯗꯨꯒ ꯑꯩꯅ ꯁꯨꯝ ꯄꯨꯊꯣꯛꯆꯔꯛꯄꯅꯦ ꯑꯩꯉꯣꯟꯗꯁꯨ ꯂꯩꯁꯤꯅ ꯃꯅꯤꯄꯨꯔꯗ ꯄꯣꯏꯇ꯭ꯔꯤ ꯗꯦꯁꯤ ꯀꯥꯡꯕꯨ ꯑꯃꯅ ꯃꯣꯏꯅ ꯍꯥꯟꯅ ꯇꯧꯕꯅꯤꯅ ꯌꯥꯝ ꯇꯧꯅꯈ꯭ꯔꯕꯅꯤ ꯑꯗꯨꯗꯗꯤ ꯑꯩꯁꯨ ꯅꯣꯛꯑꯦ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯇꯧꯕꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯑꯌꯥꯝꯕ ꯈꯪꯅꯗꯕꯅꯦ ꯁꯤ ꯋꯥꯔꯤꯁꯦ ꯀꯜꯀꯇꯥꯗ ꯄꯣꯏꯇ꯭ꯔꯤ ꯐꯥꯎꯟꯗꯦꯁꯟ ꯑꯃ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯗꯤꯞ ꯀꯨꯃꯥꯔ ꯆꯧꯙꯨꯔꯤ ꯍꯥꯏꯗꯅ ꯃꯥꯁꯦ ꯀꯗꯥꯏꯗꯒꯤꯅꯣ ꯁꯪꯃꯌꯥ ꯃꯥꯒꯁꯦ ꯈꯪꯅꯔꯛꯑꯦ ꯀꯗꯥꯏꯗ ꯎꯅꯕꯅꯣ ꯑꯩ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ ꯑꯗ ꯃꯥꯅ ꯃꯁꯥꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯅꯦꯁꯀꯣꯗ ꯄꯣꯏꯇ꯭ꯔꯤ ꯐꯥꯎꯟꯗꯦꯁꯟ ꯑꯩꯈꯣꯏ ꯌꯨꯅꯦꯁꯀꯣꯗ ꯏꯍꯥꯟ ꯍꯥꯟꯅ ꯋꯥꯔꯜ ꯄꯣꯏꯇ꯭ꯔꯤ ꯗꯦ ꯇꯧꯅꯤ ꯍꯥꯏꯗꯅ ꯁꯤꯜꯂꯤꯕꯒꯤ ꯒ꯭ꯔꯨꯞꯇꯨꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯄ꯭ꯔꯗꯤꯞ ꯀꯨꯃꯥꯔꯁꯤ ꯌꯥꯎꯋꯦꯕ ꯃꯥꯁꯦ ꯀꯔꯤꯅꯣ ꯑꯃ ꯋꯥꯟ ꯑꯣꯐ ꯗꯤ ꯃꯦꯝꯕꯔ ꯌꯨꯅꯦꯁꯀꯣꯗ ꯋꯥꯔꯦꯞ ꯂꯧꯔꯤꯕꯗꯨꯒꯤ ꯏꯟꯗꯤꯌꯟ ꯀꯩꯅꯣ ꯑꯃꯗ ꯃꯥꯁꯤ ꯀꯩꯅꯣ ꯃꯥꯁꯦ ꯃꯥ ꯃꯁꯥ ꯌꯥꯎꯔꯒ ꯂꯧꯕ ꯋꯥꯔꯦꯞꯅꯦꯕ ꯑꯗꯨꯒ ꯃꯥꯅ ꯄꯨꯔꯛꯑꯒ ꯀꯜꯀꯇꯥꯗ ꯑꯍꯥꯟꯕ ꯑꯁꯤꯒꯤ ꯋꯥꯔꯜ ꯄꯣꯏꯇ꯭ꯔꯤ ꯗꯦꯁꯦ ꯃꯥꯅ ꯇꯧꯈ꯭ꯔꯦꯕ ꯑꯍꯥꯟꯕꯩꯁꯤ ꯇꯧꯈ꯭ꯔ ꯃꯥꯅꯦ ꯑꯍꯥꯟꯕ ꯑꯗꯨ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯔ ꯃꯥꯒ ꯑꯩꯒ ꯎꯅꯕꯁꯦ ꯑꯗꯩꯗ ꯇꯧꯔꯀꯥꯟꯗ ꯑꯩꯅ ꯑꯗꯨꯗꯤ ꯃꯅꯤꯄꯨꯔꯗꯁꯨ ꯇꯧꯒꯦ ꯑꯩꯒꯤ ꯑꯁꯥꯗꯤ ꯃꯅꯤꯄꯨꯔꯗꯁꯨ ꯀꯜꯀꯇꯥꯒꯤ ꯁꯤꯒꯤ ꯄꯣꯏꯇ꯭ꯔꯤ ꯐꯥꯎꯟꯗꯦꯁꯟꯗꯨꯒꯤ ꯃꯈꯥꯗ ꯑꯅꯗꯔ ꯕ꯭ꯔꯥꯟꯁ ꯑꯃ ꯍꯥꯡꯗꯣꯛꯑꯒ ꯄ꯭ꯔꯗꯤꯞ ꯀꯨꯃꯥꯔꯁꯤꯒ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕꯒꯤ ꯋꯥꯈꯜꯗ ꯑꯩꯅ ꯁꯤꯒꯤ ꯄꯣꯏꯇ꯭ꯔꯤ ꯐꯥꯎꯟꯗꯦꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯇꯧꯕꯅꯦ ꯃꯗꯨꯗꯗꯤ ꯑꯍꯜ ꯂꯣꯟ ꯈꯔ ꯅꯠꯇꯅ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠꯅ ꯁꯤꯟꯕ ꯁꯩꯔꯦꯡ ꯄꯥꯕꯗꯒꯁꯤ ꯑꯩꯈꯣꯏ ꯐꯥꯎꯕꯗ ꯌꯥꯝ ꯅꯍꯥ ꯑꯣꯏꯅ ꯍꯥꯏꯗꯤ ꯌꯥꯝ ꯔꯤꯌꯔ ꯑꯣꯀꯦꯖꯟꯅꯦꯕ ꯑꯩꯈꯣꯏꯅꯒ ꯁꯩꯔꯦꯡ ꯄꯥꯕꯒꯥꯏꯁꯦ ꯑꯍꯟ ꯉꯥꯛꯇ ꯑꯗꯣ ꯑꯩꯁꯦ ꯐꯔꯦꯡꯒ ꯇꯨꯔꯦꯡꯒ ꯈꯔ ꯉꯥꯡꯖꯩꯀꯣ ꯑꯩꯅ ꯍꯥꯏꯔꯦ ꯑꯁ ꯅꯍꯥ ꯃꯁꯛ ꯐꯖꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯁꯩꯔꯦꯡ ꯄꯥꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕꯅꯦ ꯍꯥꯏꯗꯅ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯁꯤ ꯂꯥꯏꯔꯤꯛ ꯐꯥꯎ ꯐꯣꯡꯗ꯭ꯔꯤꯕ ꯑꯉꯥꯡꯁꯨ ꯌꯥꯎꯋꯦ ꯅꯍꯥꯔꯣꯜ ꯃꯌꯥꯝꯁꯦ ꯑꯩꯅ ꯑꯩꯈꯣꯏ ꯈꯣꯝꯖꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯃꯥꯟꯗꯣꯞꯁꯤꯗ ꯑꯍꯥꯟꯕ ꯑꯩꯈꯣꯏ ꯂꯤꯂꯥ ꯇꯧꯕ ꯏꯃꯨꯡꯅꯤꯅ ꯃꯥꯟꯗꯣꯞ ꯃꯆꯥ ꯑꯃ ꯂꯩꯖꯩ ꯑꯗ ꯄꯣꯏꯇ꯭ꯔꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯗꯨ ꯁꯤꯗ ꯌꯥꯎꯈꯤꯕ ꯅꯍꯥꯔꯣꯜ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯏꯃꯣꯖꯤꯠ ꯑꯗꯨꯝ ꯐꯥꯎꯔꯛꯏ ꯅꯤꯗ꯭ꯔꯖꯤꯠ ꯃꯌꯥꯏꯗ ꯐꯝꯃꯦ ꯅꯤꯗ꯭ꯔꯖꯤꯠꯁꯤ ꯆꯠꯄꯒ ꯉꯝꯄꯣꯠ ꯅꯠꯇꯦꯗ ꯃꯥꯁꯦ ꯑꯅꯥꯕꯅꯦ ꯃꯌꯥꯝ ꯊꯥꯡ ꯄꯨꯔꯤꯉꯩ ꯃꯇꯝꯅꯦꯕ ꯑꯗꯣ ꯑꯗꯨꯅꯤ ꯃꯥ ꯃꯌꯥꯏ ꯐꯝꯃꯤꯁꯦ ꯊꯥꯡꯖꯜꯂ ꯐꯝꯍꯟꯕꯅꯦꯕ ꯃꯥ ꯂꯦꯞꯄ ꯉꯝꯃꯝꯃꯒꯗꯤ ꯑꯍꯟꯁꯤꯡꯁꯤ ꯃꯔꯛꯇ ꯐꯝꯃꯤꯁꯦ ꯐꯝꯃꯣꯏꯗꯕꯅꯦꯕ ꯃꯥ ꯃꯇꯨꯡꯗ ꯂꯦꯞꯀꯗꯕꯅꯦ ꯃꯥ ꯑꯁꯤꯗ ꯐꯝꯕꯒꯤ ꯊꯥꯛ ꯌꯧꯕ ꯅꯠꯇ꯭ꯔꯤꯑꯕ ꯑꯗꯨꯗ ꯀꯩꯅꯣ ꯌꯥꯎꯔꯦ ꯑꯩꯈꯣꯏ ꯏꯔꯨꯡꯕꯝ ꯗꯦꯕꯦꯟ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗꯤ ꯌꯥꯎꯔꯦ ꯑꯩꯒꯤ ꯃꯔꯨꯞ ꯑꯔꯨꯅꯥ ꯏꯆꯦꯝ ꯚꯥꯅꯨꯒ ꯑꯣꯖꯥ ꯅꯣꯡꯃꯥꯏꯊꯦꯝ ꯇꯣꯝꯕꯤꯒ ꯑꯗꯒꯤ ꯗꯃꯣꯗꯣꯔ ꯑꯗꯩ ꯑꯁꯤꯗꯩꯗ ꯐꯥꯎꯔꯛꯏꯕ ꯁꯤꯗ ꯌꯥꯎꯔꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡꯁꯦ ꯑꯌꯥꯝꯕ ꯂꯣꯏ ꯐꯥꯎꯔꯛꯏ ꯄꯣꯠ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯄꯔꯤꯁꯠꯀꯤꯁꯨ ꯀꯔꯤꯁꯨ ꯅꯍꯥꯔꯣꯟꯒꯤ ꯁꯩꯔꯦꯡ ꯄꯥꯕ ꯈꯣꯠꯄꯒꯁꯦ ꯃꯣꯏꯁꯨ ꯈꯔ ꯈꯔ ꯁꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯍꯥꯔꯣꯟ ꯑꯟꯅꯣꯟ ꯃꯌꯥꯝ ꯑꯃ ꯈꯣꯝꯖꯤꯜꯂꯒ ꯀꯕꯤ ꯁꯝꯃꯦꯂꯟꯒ ꯁꯤꯟꯕꯁꯤꯗꯤꯀꯣ ꯃꯁꯤ ꯋꯥꯔꯜ ꯑꯁꯤ ꯑꯩ ꯆꯥꯎꯊꯣꯛꯅ ꯍꯥꯏꯖꯒꯦ ꯑꯁꯤ ꯑꯍꯥꯟꯕ ꯑꯩꯅ ꯇꯧꯖꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯅꯍꯥꯔꯣꯟ ꯂꯥꯏꯔꯤꯛ ꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯈꯨꯝꯖꯈꯤꯕꯗꯨꯅꯦꯕ ꯑꯗꯣꯝꯅ ꯄꯥꯝꯕꯗꯣ ꯇꯧꯕꯤꯌꯣ ꯑꯩꯈꯣꯏꯅ ꯇꯧꯈꯤꯗꯕ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯩꯔꯝꯕ ꯃꯤꯁꯤꯡꯅ ꯏꯈꯤꯗꯕ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯩꯔꯝꯕ ꯔꯥꯏꯇꯔꯁꯤꯡꯁꯤꯅ ꯇꯧꯈꯤꯗꯕ ꯊꯕꯛ ꯑꯃ ꯇꯧꯕꯤꯌꯣꯕ ꯑꯩꯈꯣꯏꯅ ꯏꯈꯤꯗꯕ ꯑꯃ ꯏꯕꯤꯌꯣꯕ ꯑꯩꯈꯣꯏꯅ ꯈꯟꯈꯤꯗꯕ ꯋꯥꯈꯜ ꯑꯅꯧꯕ ꯑꯃ ꯈꯟꯕꯤꯌꯣꯕ ꯑꯩꯈꯣꯏꯅ ꯆꯠꯇꯕ ꯂꯝꯕꯤ ꯑꯃ ꯆꯠꯄꯤꯌꯣꯕ ꯑꯗꯨꯅꯦꯕ ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯏꯅ ꯃꯁꯤ ꯑꯩ ꯏꯁꯥ ꯇꯧꯖꯈ꯭ꯔꯀꯥꯟꯗ ꯍꯥꯏꯖꯕꯅꯦꯕ ꯃꯤꯅ ꯇꯧꯔꯒ ꯑꯩ ꯄꯨꯡꯍꯥꯏ ꯍꯥꯏꯖꯕ ꯅꯠꯆꯗꯦꯕ ꯑꯗꯣ ꯁꯤ ꯌꯥꯝꯅ ꯁꯛꯁꯦꯁ ꯑꯣꯏꯈ꯭ꯔꯦ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ 1980 ꯑꯗꯨꯋꯥꯏꯗ ꯚꯥꯔꯠ ꯚꯨꯕꯣꯟꯗ ꯏꯍꯥꯟ ꯍꯥꯟꯅ ꯏꯟꯗꯤꯌꯥꯒꯤ ꯅꯨꯄꯤ ꯀꯕꯤꯁꯤꯡ ꯑꯍꯥꯟꯕ ꯔꯤꯗꯤꯡꯗ ꯑꯩ ꯌꯥꯎꯖꯔꯛꯏ ꯃꯐꯝꯗꯨꯗ ꯎꯖꯔꯛꯄ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯒꯤ ꯃꯣꯗꯦꯜꯗ ꯑꯩꯅ ꯁꯤ ꯀꯕꯤꯇꯥ ꯄꯥꯕꯒꯤ ꯊꯧꯔꯝꯒꯁꯦ ꯁꯤꯟꯖꯈꯤ ꯑꯗꯨ ꯌꯥꯝ ꯁꯥꯡꯈ꯭ꯔꯅꯤꯗ ꯑꯩ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯁꯨꯝ ꯃꯊꯪ ꯑꯩꯈꯣꯏꯁꯤ ꯄꯨꯡ 2:30 ꯇꯥꯗꯣꯔꯦ ꯄꯨꯡ 2:30 ꯃꯤ ꯁꯤꯕ ꯇꯥꯔꯦꯅ ꯐꯝꯕꯗ ꯑꯗꯨꯅ ꯋꯥꯔꯤꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯁꯤꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯅꯤ ꯑꯃꯨꯛ ꯌꯦꯡꯕꯤꯔꯤꯕ ꯑꯩꯈꯣꯏ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯒꯤ ꯀꯣꯃꯦꯟꯁꯤꯡꯁꯦ ꯑꯩꯈꯣꯏ ꯂꯣꯏꯅ ꯄꯥꯖꯕꯁꯨ ꯉꯝꯖꯗ꯭ꯔꯦ ꯀꯩꯅꯣꯅ ꯁ꯭ꯀ꯭ꯔꯤꯟꯗ ꯑꯣꯏꯅ ꯎꯠꯆꯔꯦ ꯑꯗꯨꯒ ꯇꯧꯕꯗ ꯑꯩꯅ ꯑꯣꯖꯥꯒꯤ ꯋꯥꯔꯤꯁꯤ ꯇꯥꯕꯅꯤ ꯃꯌꯥꯝꯒꯤ ꯀꯣꯃꯦꯟꯁꯨ ꯄꯥꯔꯒꯗꯤ ꯃꯇꯝꯁꯨ ꯃꯌꯥꯝ ꯂꯧꯕ ꯇꯥꯔꯦꯗꯣ ꯑꯗꯨ ꯈꯛꯇꯒꯤꯅꯤ ꯑꯗꯨꯒ ꯃꯊꯪꯗꯗꯤ ꯑꯣꯖꯥꯒꯤ ꯉꯁꯥꯏꯒꯤ ꯈꯣꯝꯖꯤꯟꯕ ꯋꯥꯔꯦꯡ ꯑꯗꯨꯒꯒꯤꯗꯤ ꯂꯝꯀꯣꯏ ꯋꯥꯔꯤꯁꯤꯡꯒꯤ ꯃꯇꯥꯡꯗꯁꯨ ꯃꯊꯪ ꯁꯨꯝ ꯅꯩꯅꯖꯔꯛꯀꯦ ꯁꯩꯔꯦꯡꯒꯤꯗꯤ ꯃꯇꯥꯡ ꯑꯩꯈꯣꯏ ꯅꯩꯅꯕꯗ ꯊꯦꯡꯅꯕꯒꯤ ꯀꯣꯔꯠꯇꯨ ꯇꯧꯔ ꯑꯗꯨ ꯑꯣꯏꯅ ꯅꯩꯅꯒꯅ ꯇꯁꯦꯡꯅ ꯁꯩꯔꯦꯡꯁꯤꯒ ꯇꯣꯛꯑꯁꯤꯗ ꯃꯣꯏ ꯃꯌꯥꯝ ꯚꯥꯔꯤ ꯅꯨꯡꯁꯤꯕꯤꯗꯅ ꯅꯩꯅꯕꯤꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯅ ꯑꯣꯖꯥꯒꯤ ꯊꯦꯡꯅꯔꯛꯄ ꯑꯦꯛꯁꯄꯤꯔꯦꯟꯁꯗꯣ ꯉꯁꯥꯏꯒꯤ ꯍꯥꯏꯍꯧꯗꯕ ꯃꯊꯪꯗ ꯑꯩꯅ ꯁꯨꯝ ꯄꯟꯖꯅꯤꯡꯉꯤꯁꯤꯅ ꯍꯥꯏꯍꯧꯗꯕ ꯋꯥꯔꯤ ꯑꯗꯨꯗꯒꯤꯗꯤꯏꯍꯧꯗꯕ ꯋꯥꯔꯤꯁꯤꯡꯗꯣ ꯑꯗꯨ ꯑꯣꯏꯅ ꯑꯩꯈꯣꯏ ꯇꯝꯖꯔꯛꯀꯅꯤ ꯑꯗꯨꯅ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗ ꯍꯥꯏꯇꯥꯔꯦ ꯃꯊꯪꯒꯤ ꯄꯔꯕ ꯃꯊꯪꯒꯤ ꯀꯩꯅꯣꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯀꯧꯁꯤꯟꯖꯒꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯣꯖꯥ
ꯑꯃꯨꯛꯁꯨ ꯑꯩ ꯃꯌꯥꯝꯗ ꯅꯣꯂꯨꯛꯆꯔꯤ ꯏꯀꯥꯏ ꯈꯨꯝꯖꯔꯤ ꯑꯩꯅ ꯉꯥꯡꯕꯗ ꯑꯣꯖꯥꯒꯤꯗꯤ ꯍꯥꯏꯖꯈ꯭ꯔꯦ ꯑꯗꯨ ꯑꯩꯅꯁꯨ ꯍꯥꯏꯖꯔꯤꯁꯤꯅ ꯑꯩꯒꯤ ꯂꯣꯟ ꯈꯔ ꯈꯣꯏꯕ ꯃꯄꯥꯟꯗ ꯂꯩꯕꯒꯤ ꯂꯣꯟ ꯑꯩꯈꯣꯏ ꯈꯣꯏꯕ ꯌꯥꯝ ꯅꯨꯡꯁꯤꯔꯤꯅꯦ ꯂꯣꯟ ꯈꯣꯏꯕꯗ ꯅꯨꯡꯁꯤꯕꯅꯦꯕ ꯃꯃꯥ ꯂꯣꯟ ꯅꯨꯡꯁꯤꯗꯅ ꯉꯥꯡꯖꯅꯤꯡꯗꯅ ꯍꯥꯏꯕ ꯑꯗꯨꯒ ꯌꯥꯝꯅ ꯑꯩꯗꯤ ꯈꯪꯕꯁꯨ ꯈꯔ ꯋꯥꯠꯄ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯍꯣꯏ ꯍꯣꯏ ꯄꯥꯗꯤ ꯄꯥꯅꯤꯡꯕ ꯌꯥꯝꯅ ꯑꯗꯨꯒ ꯑꯩꯅ ꯁꯨꯝ ꯍꯣꯏ ꯀꯩꯅꯣꯗ ꯏꯟꯇꯔꯅꯦꯠꯇ ꯀꯩꯅꯣ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯄꯨꯔꯛꯄꯁꯨ ꯌꯥꯝ ꯋꯥꯏꯗꯣ ꯃꯅꯤꯄꯨꯔꯗꯩ ꯑꯩꯅ ꯄꯨꯔꯛꯏꯁꯤꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯍꯣꯜꯂꯦ ꯕꯪꯒ꯭ꯂꯥꯗꯦꯁ ꯊꯥꯔꯛꯄ ꯏꯌꯥꯁꯨ ꯌꯥꯗ ꯍꯤꯡꯒꯠꯀꯗꯣꯏꯅꯦꯕ ꯕꯪꯒ꯭ꯂꯥꯗꯦꯁꯇꯩ ꯑꯃꯨꯛ ꯂꯥꯛꯑ ꯄꯨꯍꯜꯂꯛꯏꯅꯤ ꯂꯥꯛꯑ ꯄꯨꯍꯜꯂꯒ ꯑꯃꯨꯛ ꯄꯥꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯄꯨꯔꯒ ꯑꯩꯅ ꯁꯨꯝ ꯈꯔ ꯈꯣꯝꯖꯤꯟꯖꯔꯒ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯄꯨꯔꯛꯇꯩꯗꯤ ꯑꯩꯒꯤ ꯑꯪꯀꯜ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯈꯪꯅꯕ ꯂꯝꯀꯣꯏ ꯋꯥꯔꯤ ꯏꯕ ꯁꯣꯅꯤ ꯃꯥꯅꯁꯨ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯄꯨꯔꯛꯄ ꯂꯩꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯅ ꯃꯩꯇꯩꯂꯣꯟꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯁꯤꯅ ꯈꯪꯖꯕ ꯐꯪꯖꯕ ꯑꯗꯩꯗꯤ ꯊꯦꯡꯅꯖꯕ ꯈꯔꯗꯨ ꯄꯥꯔꯒ ꯃꯌꯥꯝꯁꯤꯡꯁꯤꯒ ꯋꯥꯔꯤ ꯁꯥꯖꯕꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯍꯥꯏꯕꯗ ꯅꯠꯇ꯭ꯔꯒꯅ ꯄꯥꯎꯗꯝꯖꯕꯗ ꯑꯁꯣꯏꯕ ꯅꯠꯇ꯭ꯔꯒ ꯑꯋꯥꯠꯄ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯗꯨ ꯃꯌꯥꯝ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯆꯠꯊꯔꯤꯕ ꯈꯣꯡꯆꯠꯁꯤꯗ ꯃꯌꯥꯝꯁꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯗꯨꯒ ꯑꯣꯖꯥꯗ ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯅꯣꯂꯨꯛꯆꯔꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤꯗꯤ ꯏꯃꯥꯒꯨꯝꯕꯅꯤ ꯇꯁꯦꯡꯅ ꯑꯩ ꯇꯁꯦꯡꯅ ꯑꯩ ꯂꯥꯏꯕꯛ ꯐꯕꯅꯦ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯣꯖꯥꯒꯤ ꯆꯤꯜꯂꯕ ꯃꯇꯝꯗ ꯀꯥꯏꯊꯣꯛꯄꯤꯔꯒ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯒꯁꯨ ꯃꯇꯝꯕꯨꯗꯤ ꯌꯥꯝ ꯁꯥꯡꯉꯦ ꯑꯗꯨ ꯈꯔ ꯂꯧꯔꯒ ꯉꯥꯏꯍꯥꯛꯇꯪ ꯆꯪꯖꯔꯛꯅ ꯑꯣꯖꯥꯒꯤ ꯌꯥꯝ ꯆꯥꯎꯔꯕ ꯑꯣꯖꯥꯅꯁꯨ ꯊꯕꯛ ꯑꯃꯁꯨ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯉꯁꯤ ꯃꯔꯛꯁꯤꯗ ꯑꯩꯒꯤ ꯀꯩꯅꯣꯁꯤꯗ ꯆꯪꯕꯤꯔꯛꯇꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯕꯤꯔꯕꯁꯤ ꯌꯥꯝ ꯊꯥꯒꯠꯆꯩ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯃꯄꯥꯟꯗ ꯂꯩꯕ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯤ ꯌꯦꯡꯂꯤꯕ ꯃꯌꯥꯝꯁꯨ ꯁꯣꯏꯗꯅ ꯃꯌꯥꯝ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ ꯃꯌꯥꯝ ꯑꯗꯨꯅ ꯊꯥꯒꯠꯄꯤꯔꯛꯏ ꯑꯗꯨ ꯍꯥꯏꯔꯒ ꯑꯣꯖꯥꯒꯤ ꯑꯔꯣꯏꯕ ꯋꯥꯍꯩ ꯈꯔꯇꯪ ꯊꯝꯃꯒ ꯉꯁꯤꯒꯤ ꯀꯩꯅꯣꯁꯤ ꯂꯣꯏꯁꯤꯟꯖꯅꯕ ꯑꯩ ꯑꯣꯖꯥꯗꯒꯤ ꯌꯥꯊꯪ ꯅꯤꯖꯔꯤ ꯑꯔꯣꯏꯕ ꯋꯥꯍꯩꯕꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩ ꯁꯣꯏꯈꯤꯕ ꯄꯨꯝꯅꯃꯛ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯣꯖꯥ ꯏꯕꯨꯡꯉꯣꯅ ꯃꯈꯥ ꯇꯥꯅ ꯁꯤꯟꯕꯤꯅꯤ ꯍꯥꯏꯔꯤꯌꯦ ꯑꯗꯨꯗꯁꯨ ꯃꯌꯥꯝ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯩꯁꯤꯒ ꯍꯥꯏꯔꯒ ꯃꯌꯥꯝꯕꯨ ꯑꯩ ꯄꯨꯂꯞ ꯑꯝꯇ ꯈꯨꯔꯨꯝꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥ